The story is a work of fiction only. Momo nukpa nupa magi minukni. Minuk mana sonjay. Lonthokta. Asumnadi. Waraki dayal angam. Manadi fazay hayzay. Manaso nithizay sonjay. Magunyami unay. Warida pakhungda. Itatata chinbongda sonabada. Adubu urudri. Khamudri edi. Aduksu amug yenginglay. Uninglay. Waraki dayal angang bamabudi. Aduk magul layramdra. Fazaramdra. Mabo. Hek khallubada laytahande. Aibu laytahande. Mafam kaida fangligaba dayal nangdi. Taseng irolnungda lotkrabra. Imai thakta tawkrabra. Kongolgum, manilgum, mamigum. Galayda daya. Naguntani lehoba. Fazaitani sonahoba. Una, uda. Minmang sida duma. Dayalangi mami madi adumag samkredo. Ukhidriko dayal madi. Lord kriko dayal madi. Kari uhande taksi sonbani. Kari loli itaw sinawarobani. Lola nuba dayal nangbo. Ikay tibi dayalo. Nungsi hibi dayalo. Pamjay bi dayalo. Lola nuba thawai webi. Lola nuba hakchang webi. Lieblogaba mitmangda. Penjagido thamoina. Nupa oiba magi momon minok wasu mangumayade. Yengje thiri. Thamoi madi panganba. Magi tayal oibi lamlanbi kanagumbi amaguso. Nungtil jabukni. Koro mana koktolda lekhalat maning tam leiriba. Amukso yaklaw nungsagi misa. Propok chakna sabani. Nungsi nungcha chaplebi. Sor honba phaw adu warabui deningi. Ihai da hiningde. Charuba khuding mahau leiradri. Amukso yengluba khuding fazaba makhangdi. Omchakna ba maisalakta karigumbi amata hiningde. Tumduna leiba phawtal. Pothaba phaw tanari. Mahi adu kanba kalengi nungsa mabu chaibiri. Leifum khangda leini. Adubu tambo oiba madi nachungdraboido. Amukaso nokmi le. Sauduna ta leiba mani. Saurakada harauzaba nupani. Isaw langni khay pinjaba nupani. Amukso mibu chairagada nungaizabada nati. Hekta mibu sasangum hekta popok thazanbini. Fudaraga harauzabani mani. Mabudi minungsi yawmandi. Auba khudingna sonabani. Sagum hingi tumin matungda wa hainaribani amukso pumnamakna mabudi aduki munna maga mijanaba yengluba phangmangamde adubu aduk saba nungsa maraktuda aduk umchaknaba matamaduda mari nokli ngai magi marup oiba ningthemdi falap marupta yengje murmurum sasoli minaisida kaibita nungariba nungsa maraksida kai kandabda huishi pothaduna leidaw matamsida hui saba mu chatke hare khangde amukse ore mafam mama dukan machani mataktana banner macha amada thari asumna amuba mayekna Kapita tailoring shop nupado dukan manakta da lepi dukan ni thongado pardarna khumjili nungsi siladi aduna pardar maso malangna humdoktri thongdo pulap amuba pardar mana khumjin laikre ningthemso mana khanbaga tawri du ning thazada magi marupta ying khamlubasu yaroi khangra ningthem khaje chathoktuna lepki urumachi mathiduna amukso pocketagi churup upu ama puthok machai ma chamkhani sangna churup tu ching maikhu wawa kamthok lepi amuksu yengi laptak lebliba magi marupta momona dumak noglamni magi marupti fana kuina adumna tumile tumin chekmuk lamnada numit yungba matamduda malang magi sahum suma phangdi wana lele thungjin maya da lebliba nupado pardaduda mune yengliba himagi dacha buning thodi
ꯑꯃꯨꯛꯁꯨ ꯂꯥꯛꯂꯗꯤ ꯃꯥ ꯂꯥꯛꯂꯦ ꯍꯥꯏꯗꯣ ꯍꯥꯏꯔꯨꯗꯦ ꯀꯧꯁꯨ ꯃꯀꯧꯗꯦ ꯍꯣꯏ ꯃꯥꯏ ꯃꯥ ꯍꯥꯏꯗꯦ ꯊꯣꯡꯗꯨꯕꯨ ꯈꯟꯖꯤꯜꯂꯤꯕ ꯄꯔꯗꯥꯔꯗꯨꯁꯨ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯔꯨꯗꯦ ꯇꯨꯃꯤꯟ ꯂꯩꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯅꯤꯡꯊꯧ ꯂꯦꯞꯂꯤ ꯌꯦꯡꯂꯤ ꯃꯥꯒꯤ ꯍꯦꯃꯥꯒꯤ ꯊꯣꯡꯖꯤꯟꯗ ꯇꯟꯖꯥ ꯆꯥꯔꯤꯔ ꯆꯥꯗ꯭ꯔꯤꯔꯥ ꯗꯨꯀꯥꯟꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯝꯕꯤꯔꯣꯝꯗꯨꯗ ꯅꯨꯄꯤ ꯃꯌꯥꯏ ꯆꯜꯂꯕꯤ ꯑꯃ ꯂꯥꯛꯄꯅꯤ ꯆꯠꯂꯝꯕ ꯆꯞ ꯂꯦꯞꯈꯤ ꯃꯈꯨꯠꯇꯅ ꯆꯦꯔꯪꯗ ꯌꯣꯝꯕ ꯃꯍꯤ ꯈꯖꯤꯛ ꯂꯥꯡꯊꯣꯛꯂꯕ ꯕꯔꯞ ꯄꯤꯀꯦꯠ ꯈꯔꯁꯨ ꯄꯥꯏꯔꯛꯏ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯃꯨꯛꯁꯨ ꯂꯥꯞꯇꯛ ꯆꯨꯔꯨꯞ ꯆꯤꯡꯂꯤꯕ ꯅꯤꯡꯊꯦꯝꯔꯣꯝꯗ ꯌꯦꯡꯂꯛꯏ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯐꯠ ꯗꯨꯀꯥꯟꯗꯨꯔꯣꯝꯗ ꯆꯪꯈꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯤꯄꯥꯏꯔꯞ ꯄꯥꯈꯠꯂꯝ ꯃꯇꯧꯗꯣ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯅ ꯆꯪꯈꯤꯕꯗ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯅ ꯊꯣꯡ ꯑꯗꯨꯗ ꯈꯜꯂꯤꯕ ꯄꯔꯗꯥꯔꯗꯣ ꯍꯥꯏꯗꯣꯛꯄꯅꯤ ꯈꯖꯤꯛ ꯅꯤꯡꯊꯧ ꯃꯉꯛꯇꯨ ꯍꯦꯟꯅ ꯆꯦꯞꯊꯔꯞ ꯌꯦꯡꯖꯩ ꯅꯨꯄꯥ ꯃꯥꯒꯤ ꯉꯥꯏꯖꯕꯟ ꯐꯪꯂꯦ ꯇꯥꯛꯂꯤꯕ꯭ꯔꯥ ꯃꯤꯀꯨꯞ ꯈꯔ ꯎꯕ ꯐꯪꯂꯦꯗꯣ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯎꯏ ꯇꯦꯂꯔꯤꯡ ꯃꯦꯆꯤꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯃꯨꯟꯅ ꯃꯉꯛꯇꯨ ꯅꯣꯟꯊꯔꯞ ꯌꯦꯡꯂꯤ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯅ ꯐꯤ ꯉꯧꯔꯨꯅꯕ ꯃꯆꯨ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯅꯥꯛꯇꯅ ꯀꯥꯇꯤ ꯆꯥꯎꯇꯛ ꯑꯣꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯦꯆꯤꯟ ꯃꯊꯛꯇꯨꯗ ꯄꯔꯗꯥꯔꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯂꯣꯠꯁꯤꯟꯕꯤꯈ꯭ꯔꯦ ꯃꯥꯒꯤ ꯍꯦꯃꯥꯗꯤ ꯃꯥꯂꯪ ꯃꯥꯁꯨ ꯃꯐꯠꯇꯦ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯗꯨꯃꯛ ꯅꯤꯡꯊꯧ ꯀꯔꯤꯕꯨ ꯈꯟꯕ ꯁꯨꯛꯂꯞ ꯌꯦꯡꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯀꯨꯞꯄꯤ ꯑꯗꯨꯒ ꯂꯥꯞꯇꯛ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝꯔꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯑꯀꯤꯕ ꯂꯩꯇ ꯐꯨꯔꯤꯠ ꯑꯉꯧꯕ ꯃꯆꯨ ꯂꯤꯠꯂꯤ ꯐꯅꯦꯛꯅ ꯑꯁꯪꯕ ꯃꯆꯨꯅꯤ ꯑꯗꯩ ꯃꯁꯝꯗꯣ ꯄꯨꯂꯞ ꯇꯥꯁꯤꯜꯂ ꯄꯨꯟꯁꯤꯜꯂꯤ ꯇꯨꯡꯂꯣꯝꯗ ꯋꯥꯡꯂꯞꯅ ꯁꯝꯕꯨꯜ ꯆꯥꯎꯅ ꯑꯗꯩ ꯃꯈꯣꯡꯗ ꯀꯩꯁꯨ ꯇꯣꯡꯗꯦ ꯐꯤ ꯀꯛꯂꯤ ꯀꯥꯇꯤꯅ ꯅꯤꯡꯊꯦꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯛꯂꯤꯁꯤꯡꯗꯣ ꯐꯠ ꯂꯥꯎꯔꯛꯏ ꯃꯥꯁꯨ ꯅꯆꯨꯡꯗꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯗꯦꯕꯗꯥꯁ ꯁꯥꯗꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯅꯨꯡꯇꯤꯒꯤ ꯀꯔꯤ ꯐꯨꯔꯤꯠ ꯐꯅꯦꯛ ꯃꯆꯨ ꯁꯦꯠꯂꯤ ꯃꯁꯝꯅ ꯀꯃꯥꯏꯅ ꯄꯨꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯃꯤꯅꯥꯏ ꯅꯨꯡꯁꯤ ꯀꯣꯏꯅꯔꯁꯤ ꯂꯧꯅꯔꯁꯤ ꯅꯆꯥ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅ ꯃꯃꯥ ꯑꯣꯏꯕꯤꯌꯨꯅ ꯐꯠ ꯍꯥꯏꯔꯝꯃꯣ ꯑꯩ ꯋꯥꯔꯦꯀꯣ ꯋꯥꯔꯦ ꯀꯨꯏꯍꯜꯂꯅꯨ ꯅꯨꯡꯁꯥꯁꯤꯅ ꯁꯥꯕꯅꯦ ꯅꯤꯡꯊꯧ ꯈꯨꯝꯂꯛꯏ ꯊꯋꯥ ꯏꯁꯥ ꯁꯥꯅ ꯅꯤꯡꯊꯦꯝ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯊꯋꯥ ꯁꯥꯕꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯎꯠꯂꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯍꯥꯏꯔꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯆꯥꯒ ꯄꯜꯂꯒꯅꯨ ꯅꯨꯡꯁꯤꯕ ꯙꯃꯥꯗ ꯍꯦꯟꯖꯤꯜꯂꯛꯏ ꯑꯁꯤ ꯃꯤꯑꯣꯠꯄꯤꯅꯤ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯑꯩꯁꯦ ꯑꯣꯠꯂꯤꯕꯅꯤ ꯃꯥꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯃꯤ ꯑꯩꯅ ꯃꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯁꯦ ꯁꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯅꯤꯡꯕꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯑꯣꯠꯄꯤꯁꯤꯅ ꯍꯦꯛꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯑꯩꯕꯨ ꯐꯥꯔꯤꯁꯦ ꯑꯩ ꯊꯃꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯊꯦꯝꯕ ꯀꯟꯕ ꯉꯝꯂꯔꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯅꯤꯡꯊꯦꯝꯃꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯦꯛ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯈꯩ ꯈꯨꯝꯃꯤ ꯏꯁꯤꯡ ꯂꯤꯠꯇꯦ ꯄꯥꯎꯈꯨꯝꯗ ꯅꯤꯡꯊꯧꯁꯨ ꯋꯥ ꯍꯧꯅ ꯍꯧꯅ ꯍꯥꯏꯔꯤ ꯀꯅꯥꯁꯨ ꯃꯋꯥ ꯂꯧꯕꯤꯗꯦ ꯃꯥꯅꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯁꯨ ꯂꯣꯏꯅ ꯇꯥꯏ ꯍꯧꯅ ꯍꯧꯅ ꯏꯐꯣꯡ ꯏꯐꯣꯡ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯍꯦꯃꯥ ꯇꯧꯔꯝꯕ ꯊꯕꯛ ꯄꯨꯝꯕ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯆꯤ ꯂꯦꯡꯗꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧꯕꯨ ꯅꯤꯡꯊꯦꯝꯕꯨ ꯎꯈꯤꯕꯤ ꯅꯨꯄꯤ ꯇꯦꯂꯔ ꯇꯧꯐꯝꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯤ ꯀꯕꯤꯇꯥꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩ ꯃꯥꯁꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯔꯤꯕꯅꯤ ꯍꯦꯃꯥꯗꯗꯤ ꯐꯂꯞ ꯐꯂꯞ ꯌꯦꯡꯏ ꯌꯦꯡꯕ ꯈꯛꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯕ ꯁꯥꯟꯅꯔꯛꯂꯤꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯋꯥꯔꯤꯗꯨꯁꯨ ꯁꯨꯝ ꯁꯨꯝ ꯈꯣꯟꯖꯦꯜ ꯍꯧꯕ ꯍꯦꯜꯂꯛꯏ ꯇꯥꯔꯩ ꯑꯃꯨꯛꯁꯨ ꯈꯪꯏ ꯍꯦꯃꯥ ꯃꯥꯁꯨ ꯇꯥꯔꯤꯕ ꯃꯤꯀꯨꯞꯇꯨꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯥꯒꯤ ꯗꯥ ꯆꯧꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯏꯆꯥꯒꯗꯤ ꯄꯥꯝꯗꯦꯍꯦ ꯏꯆꯥ ꯅꯨꯡꯁꯤ ꯅꯨꯡꯁꯤꯌꯦꯅ ꯏꯇꯨꯅ ꯃꯆꯥ ꯑꯣꯏꯅ ꯁꯦꯟꯅ ꯂꯩꯈ꯭ꯔꯗꯤ ꯑꯩꯕꯨ ꯁꯦꯟꯅꯕꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯊꯦꯝꯕ ꯑꯗꯨꯅ ꯏꯆꯥꯒ ꯄꯥꯝꯗꯦꯍꯦ ꯑꯩꯗꯤ ꯃꯥꯗꯪꯅ ꯌꯥꯔꯦ ꯑꯩꯗꯤ ꯃꯥꯗꯪ ꯅꯨꯡꯁꯤꯁꯤꯗ ꯄꯦꯜꯂꯅꯤ ꯑꯩꯗꯤ ꯑꯗꯣ ꯃꯥꯅ ꯌꯥꯗ꯭ꯔꯒꯅ ꯏꯆꯥ ꯑꯃꯇꯪ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯔꯒ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯃꯆꯥ ꯊꯣꯟꯒꯅꯤ ꯑꯩꯅ ꯃꯥꯏ ꯕꯕꯥꯅ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯄꯥꯔꯤ ꯊꯣꯟꯒꯅꯤ ꯃꯤꯡꯗꯤ ꯑꯗꯩ ꯊꯦꯝꯕ ꯑꯁꯨꯝ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯂꯣꯏꯕ ꯅꯥꯏꯗꯦ ꯇꯥꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯋꯥꯔꯤꯁꯤꯡꯅꯤ ꯀꯕꯤꯇꯥꯁꯨ ꯈꯪꯏ ꯍꯦꯃꯥ ꯃꯁꯥꯗ ꯅꯤꯡꯊꯧ ꯍꯥꯏꯕ ꯍꯤꯡꯆꯥ ꯀꯣꯠꯆꯥꯕ ꯃꯥꯟꯕꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯐꯥꯎ ꯍꯥꯏꯗ꯭ꯔꯤ
wari amuk phoksu sanaram kiroi adubu ningthongnadi kishuna chungda macha leiba leitaba machagi maming thonbagi waphau waroi sung tawkhri manafau ningthaubo aduk sauningri dunadi hema masade kyam sauninglamgani kudak tuda ningthaubo fu duna taninglamgani haibisu khangi hema saure haibisu khangi omchaknaba nungsagi maisa lakta ningthau haiba oktaba sini hena maisa haplare khangi kavita so hema de yengli ui hema na fat makuna pairamba kati do mechin machi duda khangtam thamkiba sor sang hondokhiba aduga kishu haida gam thonglom da thokiba khanaru batare khali hema bo khamgining aduna kavita so phamlambadagi phukhagalai pakhalap lai tari khonjel ama somu handak mapok sida dang nate hey ai sei aina puglai sei magi nu paoi na bani ai gi miot pi sei marai bak thambal sali ni se nungsibai jadaba aina madak mak asugam nungsiri se aina magi nu paoi na ba reserve torban mapok khuding da reserve tor kredi thimba walori aduga thongi padardo fat haidori ningthau fat yengli wangang lambaga chaklepi munne yengduna leikhi mamit ka kupte ningthem su nofet magi marupta yengli mangak to haiduna amuk manoi amuk su churup mache amumuk jamkhali mamai do khazik lai thoki tumin leikhi hema sauni yenglami kaishude hairamdi saumon bagi mapira fauchil ningthau di khazik tum loi murum sonjing sauri mal sauraga sum nungsian basidi liaptini miot pisirang nungsiram radi iningdam na hingjado punsin oli yangse sauraga huzikna ibu oli miul kasi katna yangna chungali sing tawgina tawrin magisi hena nungsi halin hema fat mamaido mulai thoki pardardo fada mu makutuna haijinki aduk fingna matawdo adubu karibu amuk khanba fada mu mamaido khanglei leiselam magi da chawda mamit ani duna sawan bagi adumak ira thangenglam hongna hairami chairamni gumna nangi nubi oi doksaro aidi drug chabai nubi oi ruki leina laithung koti paklaga siyo su sizaki sikham sika kawgon mifata aduga fet haiduna amuk changki manunglomna Pardaro khanjin khibada nati handakti thongdusu gamlauna manunglomdagi makhol hauna thokan thongda thingjinki ningthau tumin lepi karibu khanba aduk sawan mana sauradi noglam minok madi mangkhre fad mamai leiduna lai gam kishu hairamda amuk chatki nungsa maraktuda ningthem matawdui karino khangi sor sang hondoi masu thaklamba churup macheido fat makhada langtha makhongbakna hekne sanki aduga lai matungini ningthaugi matha sarapna mikuptuna adum oikhre haukiba mikuptana kari oikibano haiba noisu khangu asumnani aina nangmu nungsi thamoi sengna nungsi oibiu thawai egidi thawai oibinangna Pinabiyo nungsibikya ohenbiyo aise nangina mali senajage nangbudi nungsibiro herisu punsi simagi oina lipjage khongkhom hongda asigumba thamoibu sumathan mangamba wai singse haini nungsibada pakhang oiba mana nuza oibi mana amagi maphamda amana amaromda nungsibada sahidiya wangli khai nungsibagi magunsu heli takni Fazaba wai sing ado nungsi lanphamdari khulain nungsi lanmigi saglon lauriba nungsi heibi singduna paiba wahi khulain lausing haiba kauni pangal phaba mini so haini adugumba pukningbu sumatpa ngamgadawba nungsiba wahi kya khoithumnaba khonjal sing aduna semse aduna wa haiba ngamba nungsibagi magun hapa haiba madubu urubada adugumba mabu kaujeru aisi yengjerui khoidaza sonjei kalakjana ichilsina
ꯅꯨꯡꯁꯤ ꯍꯩꯕꯅꯤ ꯅꯪꯗꯤ ꯀꯜꯂꯛꯏꯗ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯔꯦ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯅꯨꯄꯥ ꯑꯃ ꯂꯩ ꯂꯤꯔꯤꯕ ꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯄꯨꯗꯤ ꯃꯥꯅ ꯑꯣꯏꯕꯅꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯨꯡꯁꯤ ꯍꯩꯕ ꯅꯨꯄꯥꯅꯤ ꯄꯥꯝꯖ ꯍꯩꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯄꯨꯡꯇꯣꯡ ꯇꯣꯉꯥꯜꯂꯤ ꯃꯌꯥꯝꯒ ꯁꯨꯛꯃꯥꯟꯅ ꯃꯥꯟꯅꯗꯦ ꯃꯥꯗꯤ ꯄꯨꯡꯈꯦꯠ ꯍꯦꯛ ꯈꯦꯠꯅꯩ ꯀꯔꯤ ꯍꯥꯏꯅꯕꯨ ꯍꯥꯏꯅꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯦ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯑꯍꯨꯝꯈꯛ ꯍꯥꯏꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯍꯨꯝꯁꯤ ꯃꯐꯝꯗꯗꯤ ꯆꯟꯅꯗꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯤꯔꯥ ꯍꯥꯏꯔꯣꯏ ꯂꯦꯞꯄꯤꯔꯥ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤꯔꯥ ꯑꯩ ꯈꯪꯗꯦ ꯀꯨꯞꯊꯅ ꯊꯤꯖꯤꯜꯂꯤ ꯑꯗꯨꯕꯨ ꯂꯣꯠꯂꯤ ꯐꯅ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯥ ꯃꯥꯅ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯃꯥꯒꯤꯗꯤ ꯁꯤ ꯃꯉꯥꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯀꯌꯥꯗ ꯈꯦꯠꯅꯔꯨꯕ ꯀꯌꯥꯗ ꯑꯃꯨꯛꯁꯨ ꯏꯃꯥꯟ ꯃꯥꯟꯅꯔꯤꯕ ꯅꯨꯡꯁꯤ ꯈꯨꯋꯥꯏ ꯑꯅꯤꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯀꯌꯥꯝ ꯋꯥꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯌꯥꯔꯣꯏ ꯍꯦꯛꯇ ꯃꯥ ꯍꯥꯏꯕꯗꯤ ꯅꯨꯄꯥꯅꯤ ꯅꯇꯤꯛ ꯎꯠꯂꯤꯕ꯭ꯔꯥ ꯃꯥ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯃꯇꯧꯗꯣ ꯃꯃꯤꯠꯀ ꯀꯨꯞꯇ ꯌꯦꯡꯖꯩ ꯊꯋꯥꯏ ꯑꯣꯏꯕꯤꯗꯨꯗ ꯑꯗꯨꯒ ꯍꯦꯛꯇ ꯑꯎ ꯈꯨꯗꯤꯡ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅ ꯇꯥꯅ ꯇꯥꯅ ꯍꯦꯛꯇ ꯍꯥꯏꯈꯤ ꯋꯥꯍꯩ ꯑꯍꯨꯝꯁꯤꯈꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯌꯥꯔꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗ ꯌꯥꯔꯣꯏ ꯃꯔꯛ ꯃꯔꯛꯇ ꯇꯞꯁꯤꯜꯂꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯕꯤ ꯃꯤ ꯈꯔ ꯍꯥꯜꯂ ꯐꯨꯔ ꯂꯩꯖꯕ ꯑꯩꯁꯦ ꯅꯪ ꯎꯔꯒ ꯉꯥꯎꯍꯟꯕꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯥꯟꯗꯦ ꯄꯨꯛꯐꯠꯇꯕꯤ ꯊꯃꯣꯏꯁꯦ ꯈꯪꯆꯦꯠ ꯁꯦꯠꯂꯒ ꯂꯧꯒꯦ ꯈꯟꯕꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯤ ꯍꯥꯏꯔꯣ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯜꯂꯒ ꯕꯣꯔꯥ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒꯅꯦ ꯁꯃꯨꯗ꯭ꯔ ꯇꯥꯟꯅ ꯄꯨꯔꯒ ꯁꯥꯛꯇ ꯄꯤꯖꯊꯣꯛꯀꯦ ꯁꯤꯗꯁꯨ ꯅꯠꯇꯦ ꯀꯤꯔ ꯀꯤꯔꯕ ꯋꯥꯍꯩ ꯉꯥꯛꯅꯤ ꯅꯨꯄꯥ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯁꯤꯜꯂꯤꯕ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗꯨꯔꯥ ꯄꯥꯈꯠꯍꯜꯂꯤꯕ ꯀꯥꯏꯗꯨꯔꯥ ꯀꯤꯍꯜꯂꯒ ꯅꯝꯗꯅ ꯀꯣꯏꯒꯦꯒ ꯅꯨꯄꯥꯗꯨꯅ ꯈꯜꯂꯤꯔꯥ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯒ ꯍꯥꯏꯔꯕ ꯂꯩꯅꯨꯡꯗ ꯍꯤꯡꯐꯝ ꯐꯨꯝꯂꯦ ꯈꯪꯕꯅ ꯉꯝꯂꯣꯏꯒ ꯈꯟꯅꯨ ꯐꯨꯝꯂꯦ ꯍꯥꯏꯁꯤꯅꯤ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯑꯩ ꯂꯩꯅꯩꯅ ꯀꯣꯏꯅꯕꯤ ꯈꯣꯠꯅꯕꯤꯒ ꯇꯧ ꯂꯩꯔꯝꯃꯕ ꯅꯪ ꯃꯇꯨꯞ ꯃꯇꯨꯞ ꯔꯦꯖꯔ ꯕ꯭ꯂꯦꯗꯅ ꯀꯛꯂꯒꯅꯦ ꯖꯋꯥꯂꯩꯗ ꯊꯥꯔꯦ ꯈꯪ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯏ ꯑꯩ ꯆꯠꯂꯦ ꯐꯠ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯆꯠꯈꯤ ꯑꯃꯨꯛ ꯀꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯈꯜꯂꯛꯂꯤꯕ ꯅꯣꯛꯐꯦ ꯇꯧꯖꯩ ꯅꯨꯄꯥ ꯁꯥꯊꯤꯕꯗꯣ ꯐꯠ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯤ ꯇꯨꯃꯤꯟ ꯂꯩꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯄꯤ ꯐꯠ ꯍꯥꯏ ꯁꯨꯛꯂꯞ ꯅꯣꯛꯇ ꯁꯥ ꯍꯦꯟꯅ ꯅꯨꯄꯤ ꯑꯣꯏꯕ ꯃꯥꯕꯨ ꯈꯖꯤꯛꯈꯛ ꯀꯤꯍꯜꯂꯝꯒꯦ ꯅꯨꯄꯥꯗꯨꯅ ꯈꯟꯕꯅꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯟꯅꯒꯨꯝ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯁꯤꯗꯪ ꯀꯥꯎꯅꯤ ꯃꯤꯑꯣꯠꯄꯤ ꯐꯠ ꯑꯃꯨꯛ ꯆꯠꯈꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯈꯣꯝ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯅꯨꯄꯤꯗꯣ ꯁꯥꯎꯔꯞ ꯌꯦꯡꯍꯧꯏ ꯀꯤꯖꯕꯩꯔꯥ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯩꯔꯥ ꯅꯨꯄꯥꯗꯣ ꯄꯨꯛꯆꯥꯛꯅꯤ ꯁꯣꯅꯣ ꯊꯨꯡꯕꯅꯤ ꯈꯟꯕꯅꯔꯥ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯇꯨꯃꯤꯟ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯍꯦꯛ ꯃꯀꯣꯛꯁꯤ ꯁꯨꯖꯜꯂꯒ ꯍꯥꯠꯂꯨꯕ ꯍꯥꯠꯅꯤꯅ ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯤꯕꯁꯤꯗ ꯅꯪ ꯅꯨꯡꯁꯤꯗꯧ ꯁꯔꯨꯛ ꯍꯨ ꯊꯛꯑꯒ ꯄꯨꯛꯀꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯒꯅꯦ ꯏ ꯑꯣꯔꯣ ꯑꯣꯔꯒ ꯁꯤꯔꯨꯒꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪꯒ ꯂꯨꯍꯣꯡꯗꯧ ꯁꯔꯨꯛ ꯇꯤꯜꯍꯥꯏ ꯈꯨꯝꯕꯤ ꯃꯌꯥꯝ ꯃꯔꯛꯇꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯌꯨ ꯍꯥꯏꯔꯁꯨ ꯑꯩ ꯂꯩꯔꯨꯒꯦ ꯁꯥꯎꯅ ꯌꯦꯡꯍꯧꯏ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯣꯟꯗꯥ ꯑꯃꯗ ꯅꯦꯠꯇꯨꯅ ꯃꯆꯠꯂꯤ ꯃꯆꯤꯟꯗ ꯏꯁꯩ ꯃꯇꯦꯛ ꯑꯃꯀꯁꯨ ꯁꯛꯆꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯄꯦꯜꯍꯟꯕꯤꯔꯣ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯎꯔ ꯎꯔꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯕꯤ ꯃꯥꯏꯊꯣꯡꯗꯣ ꯂꯦꯞꯂꯔꯣ ꯃꯤꯠꯃꯥꯡꯗ ꯂꯦꯡꯗꯅ ꯃꯄꯣꯛꯁꯤꯃꯒꯤ ꯃꯊꯪ ꯃꯄꯣꯛꯀꯤꯗꯤ ꯀꯜꯂꯛꯎꯗꯦ ꯌꯦꯡꯅꯤꯡꯂꯨꯗꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯪꯗꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯄꯦꯟꯅ ꯍꯤꯡꯖꯒꯦ ꯍꯣ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯄꯦꯜꯍꯟꯕꯤꯔꯣ ꯑꯩꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯎꯔ ꯎꯔꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯕꯤ ꯃꯥꯏꯊꯣꯡꯗꯣ
ꯂꯦꯞꯂꯔꯣ ꯃꯤꯠꯃꯥꯡꯗ ꯃꯄꯣꯛ ꯁꯤꯃꯒꯤ ꯁꯩꯁꯛꯄ ꯀꯂꯥꯀꯥꯔꯗꯨꯒꯤ ꯏꯁꯩꯗꯣ ꯈꯣꯏꯗꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯀꯥꯔꯟ ꯃꯄꯤ ꯑꯩꯈꯣꯏ ꯊꯦꯝꯕ ꯃꯌꯥ ꯏꯍꯤ ꯍꯤꯒꯠ ꯍꯥꯟꯅꯒꯨꯝ ꯍꯤꯒꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯕꯤꯠ ꯑꯃꯁꯨ ꯂꯧꯔꯤꯔꯥ ꯍꯥꯏꯖꯤꯜꯂꯛꯏ ꯁꯩꯁꯛꯄ ꯃꯥꯒꯤ ꯏꯁꯩꯗ ꯊꯨꯒꯥꯏꯔꯤ ꯌꯥꯕꯨ ꯌꯥꯔꯛꯂꯕ꯭ꯔꯅꯦ ꯕꯤꯠꯇꯤ ꯅꯦꯠꯂꯤꯗ ꯅꯪꯁꯨ ꯀꯩ ꯍꯥꯏꯅꯔꯛꯂꯕ ꯑꯣꯏꯕꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯅꯤꯡꯊꯧ ꯍꯥꯏꯕ ꯀꯣꯛꯆꯛꯄ ꯐꯠ ꯈꯨꯝꯃꯤ ꯌꯥꯔꯗꯤ ꯃꯥ ꯁꯤꯔꯦꯅ ꯅꯣꯡꯃꯩ ꯄꯥꯏꯔꯤꯁꯤꯗ ꯑꯗꯨꯝ ꯂꯥꯟꯕꯤꯔꯦꯗ ꯌꯥꯗ ꯌꯥꯔꯣꯏ ꯑꯗꯨꯁꯨ ꯍꯥꯏꯔꯝꯂꯤꯕ꯭ꯔꯣ ꯅꯠꯇꯦ ꯅꯣꯡꯃꯩꯒ ꯎꯠꯂꯝꯂꯤꯔꯃꯤ ꯅꯪꯕꯣ ꯑꯉꯥꯡꯗꯨꯗ ꯍꯩ ꯀꯣꯛꯆꯛꯄ ꯎꯠꯂꯝꯗꯦꯗ ꯊꯦꯝꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯗꯣ ꯌꯥꯗ ꯌꯥꯗ꯭ꯔꯒ ꯅꯣꯡꯃꯩ ꯃꯆꯥ ꯃꯁꯨ ꯈꯔ ꯑꯃꯨꯛ ꯎꯠꯄ ꯍꯥꯏꯗꯨꯅꯤ ꯎꯠꯈꯤꯁꯤꯔꯅꯦ ꯋꯣꯏꯕꯣ ꯎꯠꯂꯨꯈꯤꯅꯨ ꯅꯪ ꯁꯤꯗꯤꯕ ꯀꯥꯟꯗꯦꯕꯣ ꯄꯥꯕꯨꯡ ꯃꯅꯥꯛ ꯆꯪꯁꯤ ꯃꯤꯇꯤꯡ ꯑꯔꯨꯕ ꯂꯩ ꯍꯥꯏꯕꯅꯤ ꯉꯁꯤ ꯅꯤꯡꯊꯧ ꯁꯛꯐꯝꯗꯣ ꯐꯠ ꯑꯣꯜꯂꯤ ꯅꯤꯡꯊꯦꯝꯗ ꯂꯨꯊꯕ ꯃꯤꯠꯌꯦꯡ ꯑꯃꯃꯨꯛ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯈꯪꯕꯅꯔꯥ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛꯇ ꯇꯞꯅ ꯅꯣꯝꯂꯛꯏ ꯅꯤꯡꯊꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇ ꯇꯞꯅ ꯅꯣꯝꯃꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯇꯞꯅ ꯃꯨꯔꯨ ꯃꯁꯣꯜꯂꯛꯏ ꯅꯍꯥꯟꯅ ꯂꯨꯁꯤꯅꯤ ꯌꯥꯔꯝꯃꯤ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯁꯤ ꯀꯤꯈꯤꯅꯤ ꯇꯧꯅꯤ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯈꯨꯗꯛꯇ ꯂꯨꯁꯤꯅꯤ ꯌꯥꯔꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯊꯦꯝꯕ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯤ ꯅꯣꯡꯃꯩ ꯃꯀꯣꯜ ꯌꯥꯝ ꯇꯥꯔꯗꯤ ꯀꯤꯒꯗ꯭ꯔꯥ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯑꯗꯒꯤ ꯃꯤ ꯍꯥꯠꯅ ꯁꯨꯅꯕꯤ ꯎꯕꯤ ꯈꯣꯠꯄꯤ ꯇꯧꯔꯒꯅ ꯃꯥ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯗꯨꯅꯒ ꯂꯩꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯑꯗꯨꯅ ꯊꯕꯛ ꯇꯞꯊꯈꯤꯁꯤꯗꯀꯣ ꯅꯪ ꯅꯣ ꯍꯥꯏꯒꯅꯨ ꯀꯨꯊꯦꯝꯕ ꯍꯣꯏꯗ ꯅꯣ ꯍꯥꯏꯔꯣꯏ ꯑꯩ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯅꯪ ꯊꯣꯏꯊꯣꯏꯕꯤꯁꯤ ꯌꯦꯠꯇꯤ ꯌꯦꯠꯂꯦꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯅꯪꯅ ꯃꯔꯣꯝ ꯌꯥꯕꯤꯗꯕꯤ ꯅꯨꯄꯤ ꯂꯨꯝꯅꯤꯀꯥꯟ ꯗ꯭ꯌꯨꯇꯤ ꯀꯧꯁꯤꯜꯂꯛꯑꯦ ꯅꯍꯥꯟꯋꯥꯏ ꯋꯥꯁꯛ ꯌꯥꯝ ꯁꯛꯈꯤꯕꯗꯣ ꯎꯠꯇꯒꯤ ꯍꯩꯔꯦꯅꯦꯀꯣ ꯏꯕꯣ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯪꯗꯤ ꯍꯦꯛꯇ ꯅꯪꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯀꯤꯗꯃꯛ ꯃꯥꯒꯤ ꯃꯔꯝꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄꯗꯤ ꯍꯦꯟꯃꯜꯂꯤ ꯅꯠꯇ꯭ꯔꯅꯦ ꯅꯤꯡꯊꯧ ꯈꯨꯝꯂꯛꯇꯦ ꯃꯣꯂꯤꯗꯤ ꯃꯇꯣꯝꯇ ꯃꯥ ꯁꯣꯜꯂꯤ ꯕꯟꯗꯦ ꯃꯥꯇꯔꯝꯒ ꯂꯩꯍꯧꯔꯦ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯏꯐꯝꯗ ꯕꯟꯗꯦ ꯃꯥꯇꯔꯝꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤ ꯀꯤꯍꯟꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦ ꯃꯥꯒꯤ ꯗꯥꯆꯧꯕꯅ ꯌꯥꯗꯦ ꯅꯤꯡꯊꯦꯝ ꯃꯥꯏ ꯃꯔꯨꯞꯀꯤ ꯃꯇꯧꯗꯨ ꯎꯏ ꯀꯩꯁꯨꯗꯤ ꯃꯥ ꯍꯥꯏꯔꯛꯇꯦ ꯅꯣꯛꯃꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤ ꯁꯣꯜꯂꯤ ꯂꯣꯏꯔꯦ ꯑꯁꯤ ꯂꯣꯏꯔꯦ ꯗꯥꯆꯧ ꯀꯥꯏ ꯀꯣꯛꯆꯥꯛꯅꯤ ꯁꯤꯗꯤ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤꯀꯣ ꯕꯣꯟꯙꯨ ꯏꯕꯣ ꯐꯖꯕ ꯃꯤꯡꯒꯧꯕꯁꯤꯁꯨ ꯀꯣꯛꯁꯨ ꯀꯧꯍꯟꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ ꯁꯨꯛꯌꯥꯁꯨ ꯌꯥꯕꯤꯗꯕꯤꯗꯨꯗ ꯊꯕꯛꯅ ꯂꯣꯏ ꯁꯣꯏ ꯆꯥꯏꯅꯤ ꯍꯧꯖꯤꯛ ꯗꯥꯆꯧꯒꯅꯦ ꯅꯤꯡꯊꯧ ꯇꯥꯏ ꯁꯨꯛꯂꯞ ꯁꯛꯐꯝꯗꯨꯒ ꯍꯧꯔꯞ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯡꯁꯤꯕꯗ ꯕꯟꯗꯦ ꯃꯥꯇꯔꯝꯗꯒ ꯆꯪꯕ ꯉꯝꯕ ꯅꯠꯇꯦꯗ ꯊꯦꯝꯕ ꯑꯁꯤꯅꯤ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯍꯦꯃꯥꯒ ꯃꯥꯒꯤ ꯗꯥꯆꯧꯕꯒꯤ ꯃꯔꯤꯁꯨ ꯃꯤꯀꯨꯞꯇꯨꯗꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯃꯨꯛ ꯇꯦꯂꯔꯤꯡ ꯍꯥꯎꯁꯇꯨꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯛ ꯁꯥꯎꯅ ꯎꯏ ꯍꯧꯖꯤꯛꯅ ꯉꯥꯏꯍꯥꯛꯀꯤ ꯃꯄꯥꯡꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕꯅꯤ ꯃꯤꯅꯣꯛꯇꯣ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯍꯧꯅ ꯂꯥꯎꯔꯛꯏ ꯃꯥ ꯈꯪꯏ ꯃꯥꯒꯤ ꯍꯦꯃꯥ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯅꯋꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯅ ꯑꯩꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯅꯥꯎ ꯆꯥꯎꯔꯦꯅꯤ ꯅꯪꯅ ꯆꯩꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯆꯩꯕꯗꯤ ꯑꯩ ꯅꯍꯥꯟ ꯃꯈꯩ ꯁꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯅꯆꯤꯟꯃꯛꯅ ꯍꯦꯛꯇ ꯑꯩ ꯄꯥꯝꯗꯦ ꯗ꯭ꯔꯒ ꯆꯥꯕ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯐꯥꯎ ꯉꯝꯕ ꯁꯥꯏ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯌꯥꯝ ꯑꯩꯕꯨ ꯃꯤꯁꯨꯝꯕꯤ ꯃꯤꯑꯣꯠꯄꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯗ꯭ꯔꯒ ꯆꯥꯕ ꯅꯋꯥ ꯄꯥꯝꯃꯤꯗꯥꯏ ꯄꯤꯒꯦ ꯅꯪꯅ ꯄꯥꯝꯂꯗꯤꯅꯦ ꯈꯨꯗꯛꯁꯤꯗ ꯄꯤꯒꯦꯅꯦ ꯅꯃꯤꯠ ꯑꯅꯤꯗꯣ ꯌꯦꯡꯖꯔꯨ ꯂꯥꯎ ꯃꯤꯑꯣꯠꯄꯤ ꯗ꯭ꯔꯒ ꯆꯥꯕ ꯅꯋꯥ ꯄꯥꯝꯃꯤ ꯍꯥꯏꯔꯝꯅꯤꯅꯦ ꯍꯧꯖꯤꯛꯇ ꯑꯩꯁꯨ ꯗ꯭ꯔꯒ ꯆꯥꯕ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯑꯁꯨꯛ ꯂꯥꯏꯕ ꯊꯕꯛꯁꯤꯕꯨ ꯑꯩꯅ ꯅꯥꯆꯨꯡꯕꯤꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯍꯩ ꯃꯤꯑꯣꯠꯄꯤꯌꯥ ꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡꯅꯤꯁꯨ ꯈꯪꯗꯦ ꯀꯅꯥꯕꯨꯁꯨ ꯅꯤꯡꯊꯧ ꯃꯥꯅ ꯃꯋꯥ ꯂꯧꯔꯨꯗ ꯐꯠ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯕꯦꯒꯇꯨꯗ ꯌꯥꯎꯔꯝꯕ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯅ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯍꯩꯗꯣꯛꯏ ꯎꯏ ꯌꯨ ꯕꯣꯇꯜ ꯑꯃꯨꯛꯁꯨ ꯆꯨꯔꯨꯞ ꯎꯄꯨꯁꯤꯡ ꯃꯈꯜ ꯁꯨꯔꯦ ꯅꯤꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯨꯛꯁꯨ ꯑꯉꯧꯕ ꯄꯥꯎꯗꯔꯁꯤꯡ ꯌꯥꯎꯕ ꯄꯦꯀꯦꯠ ꯈꯔꯁꯨ ꯄꯨꯊꯣꯔꯛꯏ ꯍꯦꯃꯥꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯅꯤꯡꯊꯧꯅꯗꯤ ꯁꯤꯗ ꯅꯠꯇꯦ ꯅꯤꯡꯊꯧꯅ ꯍꯦꯛꯇ ꯁꯤꯔꯤꯟꯁ ꯄꯦꯀꯦꯠ ꯈꯔꯁꯨ ꯄꯨꯊꯣꯔꯛꯏ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯍꯪꯂꯛꯏ ꯗ꯭ꯔꯒ ꯆꯥꯕ ꯅꯋꯥ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯅ ꯍꯩ ꯃꯤꯑꯣꯠꯄꯤ
nang namit ani duna yeng da ber si drug se number 4 ni number 4 heroin ni opium se yaw karam ba mi khalala miot pi sina na to chingu hai bra natraga series na khudang da drug sina namit ani di mamang du da kapu hai bra karam ba pam ge khalala apam ba di ne aina loina pi lo ningthem upai letra mata gumna magi marup te yengli amuk salam bichat pa singna ningthau romda phalap phalap kine yenglakli ba singa du so mana ui amuk so duk sauraba ningthau de yengi ifong fongna lami matai da haidokliba mayai ka ba drug singa du da amuk yengli ningthau di sauna amuk lonsan kraba thonga du da makuna sauna thili makongna so hanjin kausali drug sage apam ba khulu lawai se nana du ta dro nangam sauni le ne pen re ne aine nang nuksi khangmisida aine yam nuksi jani bro nangse matomda nuksi jabase aine lan bani hagiro la law thuna drug sa banawa pi law lak tribuna miot pi drug se nakhuni lu law in the bear law habine miot pi ai bot pale pulo nang law huziki uizarasano nupa ningthau haiba kukchak baduso kumchak chakrasano nupi tumin leibi ema maso leizakrasano ngarang tani mana sumoikiba karibo ningthau mana minungsi khangdi machila cheiruribi magi hema haibidugi nungsi pakoloi oikibasu ngarang tani mikup khra nathaiduna matham khisi nungsibana sirakpa pakoldi mahi tokpa mangamdi nungsiba mana insin duna lona chirol tawduna bo hairaklaba saur u masauni mipayu mipaini khambalu khambani kalau kalakni loibanaidi nungsiba kauba ihul mana siraiba pakol nungsi haiba nupaduda nungsi pakoloi injariba nupagi matawdo karibu khaliba nungsi haiba madi nokna nungsi pakhol ili mikup tu dasu suglab saurab nungsi pakhol ili ningthau mana magi thoi bina mayunggi sangoi machi duda nongwi nokmi ga leptuna mana kongda phone amaga sathamduna wari sariba maui building dugi second floor duga ma lepani thongnau maya duda nupi gi mataudo uruba nupado sauni nungsi hul mana maram chada mafam chada saru haina mikup tu da pakol sirakpani mana illibani nungsi pakol magul nei sakti lei nungsi pakol gi magul maso suklab murmurum soli mami tikup ta yengdana miot bise yeng nok tana wari ga sari se chatlaga masamsi lo ya furun khangani da lamenbi ayuragana lanjadabi saduna mamai se pulap non thaduna lekini wa machi ama khobo heroi nthoktabi nungsi khangdabi onkini huzikna mawa kana gano ba wari se nok tana sari se lenari asi sidabu ine tumi legadrab ai uzarasana matagom asi samgoi se thoglaga wari sani mi ha ni ko se ningthem tai ningthogi wado thazada mangak to haiduna manoi fa ningthogi lukhamda khangta thazali ningthau khangpre khang binai sidi lo pabung da gauri top floor room da mi suri hojiga dumaina natuda ngauduna lebe matamro ha nang sidiba ningthau sor ma sang hondoi fat mamai leiduna ma chatpa hui sima su soli hekne mihot pisiga longdri khai inakta masi thamdri khai ne ai leitana lebe ngamro asihen thuna lakpa phebra hadab yade lena ba mayaw busidan ina chaisi kagi thungsin da lepi aduk chawba building ni mathol mari ni langtrik langna sabani taru lei mapan thungdugi ubada mafam dugi yumdugi mapuna pumnamaki mapu oiriba sana laibak sida matom haina humna paliba samni nganthoremi sofa joboduda matomta phamlami ningthau hoina thungjin maya duda leptuna leiba maui makuto khajik thangalakuna ingit tawri changlu haibakom
ꯑꯗꯨ ꯈꯛꯇꯗ ꯅꯤꯡꯊꯦꯝ ꯅꯤꯡꯊꯧ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯦꯞꯇꯨꯅ ꯂꯩ, ꯐꯝꯗꯦ꯫ ꯀꯥꯗꯨꯗ ꯐꯝꯂꯤꯕ ꯍꯥꯏꯕꯨ ꯁ꯭ꯌꯥꯝ ꯈꯛꯅꯤ꯫ ꯑꯇꯩ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯈꯔꯗꯨꯁꯨ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁ꯭ꯌꯥꯝ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯏ꯫ ꯁꯣꯐꯥ ꯃꯅꯥꯛꯀꯤ ꯁꯥꯏꯗ ꯇꯦꯕꯜꯗꯨꯗ ꯆꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯥꯏꯜ ꯈꯔꯁꯨ ꯍꯥꯊꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥ ꯌꯦꯡꯂꯤ꯫ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ, ꯎꯔꯨꯕꯗ ꯈꯪꯏ꯫ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯦ꯫ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯁꯨ ꯂꯩꯔꯤ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯇꯦ꯫ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯇꯣꯞꯄ ꯅꯤꯡꯊꯧꯍꯣꯏꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯗꯧꯕ ꯑꯃꯁꯨ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯀꯦ ꯃꯥ ꯍꯥꯏꯗꯦ꯫ ꯂꯥꯛꯇꯨꯅ ꯉꯦꯛ ꯐꯝꯊꯩ꯫ ꯁ꯭ꯌꯥꯝꯒ ꯊꯪꯅꯅ ꯅꯦꯅꯥ ꯇꯥꯅ ꯃꯁꯥꯗꯣ ꯉꯥꯊꯗꯨꯅ ꯁꯣꯐꯥꯗꯨꯗ꯫ ꯁ꯭ꯌꯥꯝ ꯈꯖꯤꯛ ꯅꯥꯀꯜꯂꯣꯝꯗ ꯐꯝꯂꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯥꯏꯔꯝꯕ ꯆꯨꯔꯨꯞ ꯃꯇꯦꯛꯇꯨ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯦꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯃꯨꯠꯊꯠꯂꯤ꯫ ꯌꯦꯡꯂꯝꯂꯤꯕ ꯐꯥꯏꯜꯁꯤꯡ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯥꯏꯔꯤ, "ꯃꯥꯏ ꯁꯟ, ꯍꯥꯏꯌꯨ, ꯀꯝꯗꯧꯔꯦ?" ꯂꯟꯆꯦꯟꯕ ꯇꯞꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯔꯨꯝ ꯍꯥꯏꯔꯤ, "Done it. Cost 2 lakhs." ꯁ꯭ꯌꯥꯝ ꯈꯖꯤꯛ ꯅꯣꯛꯏ, ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ, ꯑꯗꯨꯒ ꯑꯃꯨꯛ ꯐꯠ ꯍꯥꯏꯔꯤ, "ꯅꯤꯡꯊꯦꯝ, ꯅꯤꯡꯊꯧ, sit down, ꯐꯝꯃꯨ." ꯅꯤꯡꯊꯦꯝ ꯅꯤꯡꯊꯧ ꯐꯝꯊꯩ ꯇꯨꯃꯤꯟ꯫ ꯁ꯭ꯌꯥꯝ ꯋꯥ ꯍꯥꯏꯔꯤ, "ꯃꯤ ꯍꯥꯠꯂꯨꯆꯣ, ꯃꯤ 3ꯅꯤ, ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯨ꯫ ꯃꯁꯛ ꯃꯃꯤꯡ ꯌꯥꯎꯕ ꯐꯥꯏꯜ ꯀꯦꯁꯇꯣ ꯁꯤꯗ ꯂꯩ꯫ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ, ꯀꯔꯝ ꯐꯅꯤ ꯁꯤꯜꯂꯨ." ꯐꯠ ꯅꯤꯡꯊꯦꯝꯅ ꯐꯥꯏꯜꯗꯨ ꯂꯧꯏ꯫ ꯁ꯭ꯌꯥꯝ ꯅꯣꯛꯃꯤ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ "ꯅꯤꯡꯊꯧ, ꯍꯥꯏꯌꯨꯗꯅ, ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ." "ꯑꯩ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯅ ꯍꯤꯡꯕ ꯄꯥꯝꯗꯦ, ꯍꯤꯡꯂꯣꯏ, ꯍꯤꯡꯁꯨ ꯍꯤꯡꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯂꯃꯟꯗꯤ ꯇꯣꯜꯂꯤꯅꯦ, ꯍꯥꯏꯌꯨ." "ꯉꯁꯤꯗꯤ ꯏꯄꯥꯗ ꯍꯥꯏꯌꯨ, ꯅꯪꯅ ꯅꯍꯥꯟ ꯍꯩꯅ ꯀꯅꯥ ꯈꯪꯍꯟꯗ ꯑꯩꯒꯤ ꯇꯣꯞ ꯔꯥꯏꯚꯦꯜ ꯑꯃꯨꯗꯣꯟꯕꯨ ꯂꯨꯁꯤꯟꯈꯤꯕꯗꯨꯅ ꯑꯩ ꯄꯦꯜꯂꯤ꯫ ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ ꯍꯥꯏꯌꯨ." "ꯑꯃꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ ꯄꯥꯕꯨꯡ?" "ꯌꯥꯏ, ꯅꯪꯅ ꯑꯄꯥꯝꯕ ꯑꯃꯍꯦꯛꯇ ꯑꯩꯅ ꯄꯤꯒꯅꯤ, ꯍꯥꯏꯌꯨꯅꯦ." ꯅꯣꯛꯃꯤ ꯁ꯭ꯌꯥꯝꯅ ꯃꯨꯟꯅ ꯍꯥꯏꯔꯤ ꯅꯤꯡꯊꯧꯗꯣ ꯃꯌꯦꯛ ꯁꯦꯡꯅ, "ꯊꯣꯏꯊꯣꯏꯕꯤ ꯄꯥꯝꯃꯤ, ꯃꯥ ꯄꯤꯌꯨ, ꯉꯝꯕꯤꯒꯗ꯭ꯔꯥ ꯄꯥꯕꯨꯡ?" ꯂꯟꯆꯦꯟꯕ ꯎꯏꯔꯨꯝ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯅꯤꯡꯊꯧꯗ ꯃꯃꯤꯠ ꯏ ꯀꯥꯅ ꯌꯦꯡꯏ꯫ ꯁ꯭ꯌꯥꯝ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯏ꯫ ꯃꯆꯥꯒꯤ ꯈꯨꯔꯨꯗ ꯃꯈꯨꯠ ꯑꯣꯏꯗꯨ ꯊꯝꯂꯛꯏ, ꯐꯤꯡꯒꯠꯀꯅꯨ ꯍꯥꯏꯕꯒꯨꯝ꯫ ꯂꯟꯆꯦꯟꯕ ꯑꯗꯨꯛ ꯁꯥꯎꯔꯦ, ꯎꯕꯗ ꯈꯪꯏ꯫ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯤꯡꯊꯦꯝ ꯃꯊꯥ ꯁꯥꯅ ꯂꯩ, ꯃꯥꯏ ꯃꯔꯨꯞꯇ ꯊꯥꯖꯔ ꯌꯦꯡꯗꯨꯅ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯁ꯭ꯌꯥꯝꯗꯤ ꯅꯣꯛꯃꯤ ꯅꯤꯡꯊꯧꯗ ꯌꯦꯡꯏ꯫ "ꯑꯗꯨ ꯈꯛ ꯑꯣꯏꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯕ? ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ." "ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯤꯡꯊꯧ?" "ꯄꯥꯕꯨꯡ, ꯑꯃꯍꯦꯛꯇ ꯍꯥꯏꯌꯨ, ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨ ꯅꯆꯥꯅ ꯍꯪꯒꯠꯆꯕꯅꯤ꯫ ꯌꯥꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯇꯩꯗꯤ ꯄꯥꯝꯗꯦ, ꯑꯃꯐꯥꯎ ꯑꯩ ꯄꯥꯝꯗꯦ." "ꯄꯥꯝꯕ ꯈꯛꯔꯣ, ꯅꯨꯡꯁꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯊꯣꯏꯁꯦ ꯅꯪꯕꯣ?" "ꯅꯨꯡꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤ, ꯗꯃꯥꯗꯣ." ꯂꯟꯆꯦꯟꯕ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯤ, ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ꯫ "ꯑꯣꯀꯦ, ꯑꯗꯨ ꯑꯩꯅ ꯌꯥꯔꯁꯨ ꯏꯆꯥ ꯊꯣꯏꯅꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯕꯣ." ꯅꯤꯡꯊꯧꯗꯣ ꯐꯠ ꯈꯨꯝꯃꯤ, "ꯑꯩ ꯍꯥꯏꯅꯖꯒꯦ ꯅꯨꯄꯤ ꯃꯆꯥꯗꯤ, ꯄꯥꯕꯨꯡꯅ ꯌꯦꯁ ꯈꯛ ꯍꯥꯏꯕꯤꯌꯨ, ꯊꯣꯏꯒꯤ ꯕꯕꯥ ꯑꯣꯏꯅ ꯑꯩꯕꯨ ꯅꯃꯥ ꯅꯨꯄꯥ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯄꯥꯕꯨꯡꯅ ꯑꯄꯥꯝꯕ ꯑꯃꯍꯦꯛꯇ ꯍꯥꯏꯌꯨ ꯇꯥꯛꯄꯤꯕꯒꯤ ꯅꯆꯥꯗ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯖꯕꯅꯤ꯫ ꯂꯟꯆꯦꯟꯕ, ꯅꯪꯁꯨ ꯊꯣꯏꯒꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ, ꯏꯕꯥꯏ ꯑꯣꯏꯕꯤꯌꯨ ꯑꯩꯒꯤ." "ꯑꯣꯏ, ꯎꯁꯤꯠꯇ꯭ꯔꯣ ꯅꯪꯁꯦ? ꯊꯕꯛ ꯈꯔ ꯃꯥꯏ ꯄꯥꯛꯂꯦ, ꯄꯥꯕꯨꯡꯅ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯑꯩꯕꯨ, ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯕꯨ ꯅꯪꯅ ꯎꯁꯤꯠꯇꯕꯅꯤ." ꯅꯤꯡꯊꯧ ꯁꯥꯎꯕꯤꯗꯦ, ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯅꯣꯛꯃꯤ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ, "ꯎꯁꯤꯠꯇꯕ? ꯅꯠꯇꯦ, ꯅꯪꯁꯨꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯗꯣꯡ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯋꯥꯡꯉꯤ, ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ." ꯁ꯭ꯌꯥꯝꯅ, "ꯑꯣꯀꯦ, ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯈꯤꯒꯦ, ꯌꯥꯔꯕ꯭ꯔꯥ?" "ꯑꯣꯀꯦ ꯄꯥꯕꯨꯡ." ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯗꯒꯤ ꯐꯥꯏꯜꯗꯣ ꯑꯃꯨꯛꯈꯛ ꯃꯥ ꯂꯧꯈꯤ, ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯏ, ꯐꯠ ꯍꯥꯏꯔꯛꯏ, "ꯁꯤ ꯃꯤ ꯃꯆꯥ 3ꯈꯛꯁꯤ ꯍꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯀꯣꯛ ꯍꯥꯠꯇꯣꯛꯄꯤꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ, ꯁꯤꯒꯨꯝꯕ ꯃꯊꯥ ꯁꯥꯗꯨꯅꯒ ꯇꯧꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ꯫ ꯍꯥꯠꯄꯤꯅꯤ, ꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯍꯥꯟꯅꯒꯨꯝ ꯇꯨꯃꯤꯟ ꯁꯣꯠꯄꯦꯗ ꯄꯥꯕꯨꯡꯅ ꯌꯦꯜꯂꯛꯀꯗꯧꯕ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯅꯤ꯫ ꯄꯥꯕꯨꯡ ꯃꯊꯥ ꯁꯥꯅ ꯌꯥꯄꯣꯟꯇꯦꯗ." ꯁ꯭ꯌꯥꯝ ꯅꯣꯛꯃꯤ ꯂꯩ꯫ ꯂꯟꯆꯦꯟꯕ ꯁꯥꯎꯔꯤ, ꯑꯗꯨꯛ ꯁꯥꯎꯔꯦ꯫ ꯃꯤꯇꯤꯡꯗꯨꯗ ꯋꯥ ꯀꯌꯥ ꯈꯟꯅꯩ ꯀꯨꯞꯊꯅ꯫
ꯅꯤꯡꯊꯧꯗꯤ ꯃꯣꯡ ꯍꯥꯗꯦ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯏꯔꯥꯏ ꯂꯥꯏꯊꯣꯛꯄ ꯃꯇꯧꯗꯣ ꯑꯗꯨꯛ ꯂꯨꯅ ꯈꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯔꯤ ꯁꯤ ꯇꯧꯁꯤ ꯑꯗꯨ ꯇꯧꯁꯤ ꯃꯥ ꯍꯥꯏꯔꯤ ꯂꯟꯆꯦꯟꯕꯗꯤ ꯎꯕꯗ ꯈꯪꯏ ꯃꯤꯇꯤꯡꯗꯨꯗ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨꯗ ꯃꯥ ꯈꯣꯏꯖꯪꯗꯦ ꯋꯥꯈꯜꯗꯨ ꯆꯣꯏꯊꯣꯛꯂꯦ ꯋꯥꯅ ꯂꯩꯔꯤ ꯂꯣꯏꯕ ꯉꯥꯏꯔꯤ ꯃꯤꯇꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯦ ꯄꯨꯡ 2ꯃꯨꯛꯀꯤ ꯃꯇꯨꯡ ꯃꯤꯇꯤꯡꯗꯣ ꯃꯌꯥꯝ ꯄꯨꯂꯞ ꯊꯣꯛꯂꯛꯂꯦ ꯂꯟꯆꯦꯟꯕ ꯁꯥꯎꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯤ ꯅꯤꯡꯊꯧꯗꯤ ꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯟꯆꯦꯟꯕ ꯇꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯦ ꯊꯣꯏꯊꯣꯏꯕꯤꯅ ꯂꯣꯟꯕ ꯆꯥꯗꯣ ꯑꯝꯇꯪ ꯐꯠ ꯊꯛꯅꯤꯡꯉꯤꯗ ꯃꯤ ꯍꯥꯠꯂꯝꯗꯥꯏꯁꯤꯗꯤ ꯀꯣ ꯊꯦꯝꯕ ꯆꯤꯅꯤ ꯊꯨꯝꯇꯛ ꯇꯧꯕ ꯆꯉꯥꯡ ꯁꯥꯕꯨꯡ ꯇꯧꯕꯗꯨꯃ ꯃꯣꯏꯗ ꯑꯆꯧꯕ ꯀꯥꯏꯅ ꯅꯣꯛꯃꯤ ꯄꯤꯁꯜꯂꯛꯑꯗꯤ ꯕꯥ ꯂꯣꯏꯔꯦ ꯑꯩ ꯋꯥꯟꯊꯔ ꯇꯥꯅꯤꯕꯣ ꯅꯨꯡꯁꯤ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯁꯦ ꯅꯠꯇ꯭ꯔꯗꯣ ꯊꯦꯝꯕ ꯅꯤꯡꯊꯦꯝ ꯈꯨꯅꯤꯡꯅ ꯁꯨꯖꯜꯂꯤ ꯅꯤꯡꯊꯧꯗ ꯁꯤꯅꯤ ꯅꯪ ꯂꯟꯆꯦꯟꯕꯅ ꯌꯦꯡꯅ ꯈꯨꯌꯦꯡꯁꯤ ꯄꯨꯔꯥ ꯅꯤꯟꯗꯥ ꯂꯨꯛꯁꯅꯤ ꯅꯤꯡꯊꯧ ꯑꯃꯨꯛꯀꯁꯨ ꯍꯦꯟꯖꯜꯂꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯁꯜꯂꯤ ꯃꯥꯏ ꯊꯣꯏꯊꯣꯏꯕꯤ ꯗꯥꯆꯧꯒꯤ ꯊꯣꯏ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯊꯣꯏꯊꯣꯏꯕꯤ ꯂꯟꯆꯦꯟꯕ ꯅꯤꯡꯊꯧꯕꯨ ꯈꯨꯗꯛꯇꯨꯗ ꯍꯥꯠꯇꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯃꯤꯠ ꯑꯅꯤ ꯏ ꯀꯥꯅ ꯌꯦꯡꯂꯤ ꯅꯤꯡꯊꯧꯗ ꯍꯦꯃꯥꯒꯤ ꯅꯤꯡꯊꯧꯗ ꯃꯈꯥꯔꯣꯝꯗ ꯀꯨꯝꯂꯛꯂꯦ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯅꯤꯡꯊꯦꯝꯅ ꯊꯧꯕꯅꯤ ꯅꯤꯡꯊꯧꯅ ꯇꯣꯡꯅꯤ ꯐꯠ ꯐꯣꯟ ꯂꯧꯊꯣꯛꯏ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯝ ꯀꯥꯔꯗꯇꯨ ꯂꯧꯊꯣꯛꯇꯨꯅ ꯊꯨꯗꯦꯛꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯏꯅꯧ ꯅꯧꯕ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯣꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯅꯤꯡꯊꯦꯝ ꯎꯏ ꯀꯩꯗꯧꯔꯤꯕꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯝ ꯀꯥꯔꯗ ꯍꯣꯡꯉꯤꯁꯤꯅ ꯀꯩ ꯍꯥꯏꯕ ꯍꯨꯔꯥꯟꯕ꯭ꯔꯥ ꯅꯪꯕꯣ ꯅꯤꯡꯊꯧ ꯐꯣꯟꯗ ꯑꯣꯟ ꯇꯧꯔꯤ ꯈꯨꯝꯂꯩ ꯅꯣꯡꯃꯤ ꯅꯨꯡꯇꯤꯒꯤ ꯂꯣꯛ ꯆꯥꯕꯩ ꯀꯩꯕꯣ ꯍꯣ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯅ ꯃꯥꯏꯗ ꯑꯆꯧꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯅꯝꯕꯔ ꯁꯤꯟꯗꯅ ꯃꯦꯁꯦꯖꯇꯩ ꯀꯣꯜꯗꯩ ꯇꯧꯔꯁꯨꯅꯦ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯄꯤꯁꯜꯂꯛꯄ ꯑꯗꯨꯏ ꯅꯨꯡꯇꯤꯒꯤ ꯁꯤꯟꯗ ꯌꯥꯗꯦ ꯕ꯭ꯂꯣꯛ ꯑꯣꯚꯔꯀꯝ ꯇꯧꯔꯤꯅꯤꯅꯦ ꯑꯩꯒꯤꯁꯦ ꯊꯦꯝꯕ ꯅꯪꯕꯣ ꯒ꯭ꯌꯥꯟ ꯇꯧꯅꯦ ꯃꯤꯅꯥꯏ ꯆꯠꯇꯧꯔꯤ ꯊꯕꯛꯁꯤꯒ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯅꯣꯡꯂꯛꯇ ꯁꯥꯇꯤꯟ ꯌꯥꯎꯗꯅ ꯆꯠꯇꯧꯅꯤ ꯅꯠꯇꯨꯗꯨ ꯁꯦꯒꯥꯗ ꯌꯦꯞꯁꯤꯜꯂꯒ ꯄꯨꯒꯦ ꯄꯨꯔꯣ ꯃꯤꯅꯥꯏꯁꯤꯗꯤꯕ ꯇꯨꯛ ꯊꯋꯥ ꯁꯥꯗꯕꯁꯤꯕꯨ ꯀꯩꯅꯣ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ ꯅꯤꯡꯊꯧ ꯅꯣꯡꯃꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯏ ꯑꯅꯧꯕ ꯉꯁꯤꯗ ꯁꯤꯟꯕ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗꯒꯤ ꯁꯦꯒꯥꯗ ꯌꯦꯞꯁꯤꯜꯂꯣꯔꯥ ꯅꯪ ꯃꯥꯏ ꯂꯚ ꯀꯔꯤ ꯈꯜꯂꯤ ꯁꯤꯅ ꯐꯗꯧ ꯃꯥꯜꯂꯦ ꯋꯥꯍꯩ ꯑꯁꯦ ꯅꯪ ꯗꯥꯆꯧꯅꯅꯦ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯊꯃꯣꯏ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯍꯥꯏꯖꯈ꯭ꯔꯦ ꯅꯤꯁꯨ ꯅꯤꯖꯈ꯭ꯔꯦ ꯌꯥꯔꯦ ꯇꯧꯔꯦ ꯄꯥꯕꯨꯡꯗꯣ ꯅꯪꯒꯤꯗꯃꯛ ꯍꯧꯖꯤꯛꯁꯨ ꯃꯤꯍꯨꯝ ꯍꯥꯠꯄ ꯆꯠꯂꯤ ꯃꯥꯡꯒꯣꯜ ꯑꯣꯏꯕꯤꯌꯨ ꯗꯥꯆꯧ ꯍꯥꯏꯌꯨ ꯁꯣꯏꯗꯉꯥꯝꯗ ꯃꯤꯗꯨ ꯂꯣꯏ ꯍꯥꯠꯂꯝꯃꯒ ꯍꯜꯂꯛꯄ ꯑꯣꯏꯕꯤꯌꯨ ꯅꯅꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡ ꯉꯥꯏꯖꯔꯝꯒꯦ ꯍꯥꯏꯔꯝꯃꯨ ꯁꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯊꯣꯏꯊꯣꯏꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯥꯏ ꯂꯟꯆꯦꯟꯕꯁꯨꯅꯦ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯦ ꯃꯁꯜ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯅ ꯀꯔꯤ ꯈꯜꯂꯤ ꯇꯨꯃꯤꯟ ꯂꯩꯕꯤ ꯃꯣꯏꯗ ꯑꯆꯧꯕ ꯀꯧꯅꯕ ꯁꯦꯝ ꯁꯥꯎ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯐꯥꯒꯤꯗꯒꯤ ꯑꯩꯅ ꯀꯣꯛ ꯐꯥꯔꯒ ꯑꯩꯒꯤ ꯈꯨꯠꯀꯤ ꯁꯦꯒꯥꯗꯅꯦ ꯌꯦꯞꯇꯨꯅ ꯄꯨꯈꯤꯗꯦ ꯍꯥꯏꯅ ꯃꯃꯥꯡꯗ ꯑꯣꯏꯕꯅ ꯑꯁꯨꯝ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯀꯝꯗꯧꯔꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯕꯨ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯩꯗꯧ ꯁꯔꯨꯛ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯅꯨꯄꯥ ꯃꯥꯁꯨ ꯍꯦꯛꯇ ꯗ꯭ꯔꯒ ꯆꯥꯕ ꯅꯨꯄꯤ ꯃꯥꯅ ꯄꯥꯝꯕꯗꯨ ꯑꯣꯏꯒꯤ ꯂꯤꯄꯤ ꯑꯗꯨꯅ ꯖꯦꯜꯗ ꯌꯧꯅꯤꯁꯨ ꯈꯪꯗꯅ ꯍꯤꯃꯥꯂय ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯎꯝꯁꯤꯜꯂꯛꯇꯨꯅ ꯂꯣꯏ ꯊꯥꯈꯤꯅꯤꯁꯨ ꯀꯤꯔꯨꯗꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯗ꯭ꯔꯒ ꯀꯥꯞꯀꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕ ꯁꯤꯔꯤꯟꯁ ꯑꯃ ꯄꯥꯏꯈꯠꯂꯤ ꯍꯦꯃꯥ ꯉꯛꯅ ꯃꯃꯤꯠ ꯑꯅꯤ ꯂꯥꯛꯊꯣꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯂꯝꯕꯤꯔꯣꯝꯗ ꯇꯔꯛ ꯆꯠꯂꯝꯕ ꯃꯤꯁꯤꯡ ꯅꯨꯄꯤ ꯅꯨꯄꯥ ꯈꯔꯁꯨ ꯍꯔꯥꯎ ꯊꯔꯥꯎꯕ ꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜ ꯃꯇꯧꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯏ ꯎꯃ ꯌꯦꯡꯅꯔꯛꯏ ꯅꯤꯡꯊꯧ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯗꯦ ꯍꯦꯃꯥꯗ ꯌꯦꯡꯗꯨꯅ ꯁꯤꯔꯤꯟꯁꯇꯨ ꯎꯠꯇꯨꯅ ꯂꯥꯎꯔꯤ ꯁꯤ ꯌꯦꯡꯉꯨ ꯁꯤꯅꯤ ꯍꯦꯔꯣꯏꯟ ꯁꯤꯅ ꯑꯣꯄꯤꯠꯁ ꯀꯔꯝꯕ ꯀꯥꯞꯄꯒꯦ ꯍꯥ ꯈꯜꯂꯣ ꯈꯟꯗꯕ ꯌꯥꯔꯣꯏ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯣꯏꯒꯦ ꯑꯣꯟꯒꯦ ꯈꯨꯗꯛꯁꯤꯗ ꯗ꯭ꯔꯒ ꯆꯥꯕ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯀꯥꯏꯗ ꯍꯥꯏꯌꯨ ꯅꯪ ꯈꯨꯝꯗꯕ ꯌꯥꯔꯣꯏ ꯃꯤꯑꯣꯠꯄꯤ
ꯍꯦꯃꯥ ꯃꯈꯣꯡ ꯑꯅꯤꯃꯛ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯧꯗꯨ ꯌꯧꯔꯦ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯑꯗꯨ ꯑꯣꯛꯇꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠꯃꯛꯅ ꯃꯊ꯭ꯋꯥꯏ ꯂꯧꯅꯤꯡꯉꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯏꯃꯥꯒꯤ ꯂꯩꯔꯣꯜ ꯂꯩꯔꯣꯜ ꯃꯅꯨꯡꯗ ꯍꯤꯡꯅ ꯐꯨꯝꯖꯅꯤꯡꯂꯦ꯫ ꯅꯤꯡꯊꯦꯝꯅ ꯇꯞꯊꯔꯛ ꯃꯣꯏꯕꯨ ꯀꯣꯏꯁꯤꯟ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ꯫ ꯑꯣꯏ ꯅꯤꯡꯊꯧ, ꯄꯨꯂꯤꯁꯀ ꯂꯥꯛꯑꯅꯤꯃꯤ ꯅꯪꯕꯣ, ꯁꯤ ꯀꯩꯅꯣ ꯅꯪꯕꯣ? ꯅꯤꯡꯊꯧꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯛꯂꯤꯕꯗꯣ ꯂꯥꯛꯇꯅ ꯀꯟꯊꯣꯛꯏ, ꯑꯗꯨꯒ ꯍꯦꯛꯇ ꯇꯦꯕ꯭ꯂꯦꯠ ꯕꯣꯛꯁ ꯑꯃ ꯈꯨꯡꯒꯠꯂꯤ꯫ ꯒꯨꯂꯤ ꯕꯣꯛꯁꯇꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯒꯨꯂꯤ ꯌꯥꯎꯔꯝꯕꯁꯤꯡꯗꯣ ꯖꯣꯔꯣ ꯖꯣꯔꯣ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯆꯧꯕꯗꯨꯗ ꯍꯩꯗꯣꯛꯏ꯫ ꯑꯗꯨꯒ ꯍꯦꯃꯥꯗ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯑꯒ ꯍꯦꯛꯇ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯃꯌꯥꯗ ꯄꯨꯂꯞ ꯂꯪꯁꯤꯟꯈꯤ꯫ ꯏꯁꯤꯡꯒ ꯊꯛꯇꯦ꯫ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯒ꯭ꯔꯣ ꯒ꯭ꯔꯣ ꯁꯥꯏꯈꯤ꯫ ꯃꯍꯥꯎꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯈꯥꯕ ꯂꯥꯛꯇ꯭ꯔꯕ ꯀꯔꯤꯅꯣ? ꯁꯥꯔ ꯉꯥꯔ ꯃꯤꯔ ꯅꯤꯡꯊꯧ ꯍꯥꯏꯁꯤꯕꯣ? ꯅꯤꯡꯊꯦꯝꯅ ꯁꯥꯎꯒꯠꯂꯤ, ꯂꯥꯎꯔꯛꯏ, ꯁꯤꯡꯅꯕꯣ ꯍꯥ ꯁꯛꯊꯨ, ꯅꯪ ꯁꯤꯔꯒꯦꯔꯣ? ꯑꯣꯊꯣꯔꯛꯑꯣ, ꯁꯤ ꯑꯣꯊꯣꯔꯛꯑꯣ, ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯃꯦ꯫ ꯅꯤꯡꯊꯧꯗꯤ ꯀꯨꯠꯇꯨꯝ ꯂꯥꯎꯅ ꯁꯦꯒꯥꯏꯔꯕ ꯒꯨꯂꯤꯗꯨ ꯌꯣꯠꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯍꯦꯛꯇ ꯍꯦꯃꯥꯗ ꯃꯨꯟꯅ ꯌꯦꯡꯅ ꯌꯦꯡꯅ ꯁꯤꯔꯤꯟꯁꯇꯨꯅ ꯍꯦꯛꯇ ꯍꯤꯗꯥꯛ ꯍꯥꯞꯄ ꯀꯟꯇꯦꯅꯔ ꯃꯆꯥ ꯑꯃꯗꯒꯤ ꯍꯤꯗꯥꯛ ꯆꯤꯡꯏ꯫ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯞ, ꯃꯁꯝꯗꯣ ꯍꯥꯏꯔꯞ ꯐꯥꯔꯞ, ꯃꯆꯤ ꯂꯦꯡꯗꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯅ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯕꯅꯤ, ꯑꯗꯨ ꯇꯧꯅꯨ ꯅꯤꯡꯊꯧ, ꯑꯁ ꯅꯤꯡꯊꯧ꯫ ꯃꯇꯧꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯏꯅꯦ ꯀꯕꯤꯇꯥꯗꯨꯅ ꯍꯦꯃꯥꯗ ꯃꯈꯨꯠꯅ ꯁꯤꯛꯂꯛꯏ꯫ ꯑꯝꯇ ꯈꯥꯝꯃꯨꯁꯦ ꯍꯦꯃꯥ, ꯑꯁꯤꯗ ꯀꯥꯞꯁꯤꯜꯂꯗꯤ ꯁꯤꯈꯤꯕ ꯇꯥꯔꯦ꯫ ꯅꯪꯅꯦ ꯃꯤꯋꯥ ꯇꯥꯕ ꯇꯥꯔꯦ꯫ ꯁꯤ ꯅꯃꯥꯔꯥ ꯑꯃꯨꯛꯇ ꯀꯧꯁꯦ, ꯑꯩ ꯀꯧꯒꯦꯕ, ꯉꯥꯏꯍꯥꯛꯇꯅꯦ ꯑꯃꯨꯛꯇ ꯈꯥꯝꯃꯝꯃꯣ ꯍꯦꯃꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯍꯦꯃꯥ? ꯅꯤꯡꯊꯧ ꯃꯥꯁꯨ ꯍꯦꯛꯇ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯣꯏꯔꯣꯝ ꯊꯪꯕꯗꯨꯗꯅꯤ꯫ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯔꯥꯡꯕ ꯑꯃ ꯂꯧꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯦꯛꯇ ꯔꯨꯃꯥꯜꯗꯨꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯈꯨꯅꯤꯡ ꯂꯤꯛꯊꯔꯛꯄ ꯑꯗꯥꯏꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯦꯛꯇ ꯃꯆꯤꯟꯗ ꯆꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯁꯤꯔꯤꯟꯁꯇꯨꯅ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏꯁꯤꯟ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯗ ꯊꯤꯟꯖꯤꯟꯒꯦ ꯇꯧꯔꯤ꯫ ꯑꯗꯨꯛ ꯁꯥꯊꯤ ꯃꯇꯧꯗꯣ ꯆꯥꯁꯤꯟꯈꯤꯕ ꯒꯨꯂꯤꯗꯨꯒ ꯍꯧꯖꯤꯛ ꯀꯥꯞꯁꯤꯟꯒꯦ ꯇꯧꯔꯤꯕ ꯍꯤꯗꯥꯛꯇꯨꯒ ꯄꯨꯟꯁꯤꯟꯈ꯭ꯔꯕꯗꯤ ꯈꯨꯗꯛꯇ ꯑꯣꯚꯔꯗꯣꯁ ꯑꯣꯏꯗꯨꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯛ ꯃꯣꯡ ꯍꯥꯗꯦ꯫ ꯀꯥꯞꯁꯤꯟꯒꯦ ꯇꯧꯔꯕ ꯍꯤꯗꯥꯛꯇꯣ ꯀꯥꯞꯐꯟꯗ ꯂꯦꯞꯄꯅꯤ꯫ ꯍꯦꯃꯥ ꯍꯦꯛꯇ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯜꯂꯤ꯫ ꯂꯥꯛꯇꯨꯅ ꯁꯤꯔꯤꯟꯁꯇꯣ ꯃꯈꯨꯠꯅ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯣꯟꯃꯟꯕꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯅꯤꯡꯊꯧꯗ ꯃꯃꯤꯠ ꯑꯅꯤ ꯈꯥꯅ ꯌꯦꯡꯏ꯫ ꯁꯤꯖꯈ꯭ꯔꯣ, ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ, ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯅꯤꯡꯊꯧ ꯁꯥꯎꯅ ꯂꯥꯎꯁꯤꯜꯂꯤ, ꯁꯤꯒꯦ ꯇꯧꯔꯤ, ꯀꯔꯤꯒꯤ ꯈꯥꯝꯂꯤ? ꯍꯤꯗꯥꯛꯇꯨ ꯀꯥꯞꯁꯤꯜꯂꯕꯗꯤ ꯅꯃꯥꯡꯗ ꯍꯧꯖꯤꯛꯃꯛ ꯁꯤꯔꯗꯧꯕꯅꯦ꯫ ꯀꯔꯤꯒꯤ ꯈꯥꯝꯂꯤꯅꯣ? ꯁꯤꯖꯈ꯭ꯔꯣꯁꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯑꯣꯠꯄꯤ꯫ ꯑꯩ ꯂꯩꯇꯕ ꯃꯐꯝꯗ ꯁꯤꯔꯨꯆꯣ꯫ ꯑꯩꯒꯤ ꯏꯃꯥꯡꯗꯗ ꯅꯪꯅ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯖꯗꯨꯅ ꯁꯤꯖꯒꯦ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯃꯤꯍꯥꯠꯄꯤ ꯑꯣꯏꯅ ꯄꯨꯝꯅꯃꯛꯅ ꯎꯍꯟꯒꯦ ꯅꯪꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯤꯐꯠꯇ, ꯃꯤꯍꯣꯠꯄ, ꯃꯤꯐꯠꯇ ꯍꯥꯏꯁꯤꯅꯤ꯫ ꯁꯤꯕꯤꯗꯕ, ꯍꯣ ꯁꯤꯕꯤꯗꯕ꯫ ꯁꯥꯎꯕ ꯌꯥꯎꯔꯦ, ꯁꯥꯎꯔꯦ ꯅꯨꯄꯤꯁꯤꯁꯨ꯫ ꯅꯤꯡꯊꯧꯅ ꯍꯦꯟꯁꯤꯜꯂꯛꯏ, ꯁꯤꯖꯈ꯭ꯔꯒꯦ, ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ, ꯁꯤꯖꯈ꯭ꯔꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯅꯥꯛꯇ ꯑꯔꯩ ꯑꯔꯩꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯀꯣꯏꯂꯥꯝ ꯂꯥꯝꯃꯤ꯫ ꯃꯍꯩ ꯃꯍꯩ ꯃꯇꯧꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯍꯦꯃꯥꯅ ꯁ꯭ꯋꯥꯏꯗꯅꯦ ꯁꯤꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯃꯤꯐꯠꯇ ꯅꯌꯨꯝꯗ ꯁꯤꯔꯨꯆꯣ꯫ ꯑꯩꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗꯅꯦ ꯁꯤꯅꯤꯡꯂꯗꯤ ꯁꯤꯖꯈꯣ꯫ ꯅꯊꯧꯔꯣ? ꯅꯊꯧꯅꯗꯤ ꯁꯤꯅꯤꯡꯕ ꯃꯇꯝꯗ ꯑꯩ ꯁꯤꯅꯤ, ꯀꯨꯁꯤ ꯀꯨꯁꯤ꯫ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ? ꯃꯤꯅꯥꯏꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯍꯥ? ꯈꯔ ꯅꯨꯡꯁꯤꯔꯨꯔꯦꯅ ꯑꯩꯅ ꯈꯔ ꯅꯨꯡꯖꯕꯁꯤꯗ ꯅꯪꯅ ꯉꯝꯂꯦ ꯃꯥꯇꯒꯨꯝꯅ ꯑꯩꯕꯨ ꯑꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯤꯡꯒꯜꯅꯤ, ꯍꯧꯖꯤꯛ ꯁꯤꯕꯤꯒꯦ꯫ ꯅꯪꯅꯕꯨ ꯄꯦꯟꯅꯤ ꯍꯥꯏꯔꯗꯤ ꯅꯃꯥꯡꯗ ꯁꯤꯕꯤꯒꯦ꯫ ꯃꯊꯥ ꯀꯩꯁꯨ ꯁꯥꯔꯤ? ꯍꯣ ꯃꯤꯑꯣꯠꯄꯤ, ꯁꯨꯁꯥꯏꯠ ꯂꯦꯇꯔ ꯏꯔꯝꯒꯦ꯫ ꯅꯪ ꯗꯁꯥ ꯇꯥꯗꯅꯕꯁꯨ ꯑꯩꯅ ꯍꯣꯠꯅꯔꯝꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯍꯦꯛꯇ ꯃꯈꯣꯏꯕꯨ ꯀꯣꯏꯁꯟ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯔꯣꯝꯗ ꯍꯧꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗꯧꯔꯤꯁꯦ ꯁꯨꯁꯥꯏꯠꯅꯤ, ꯀꯅꯥꯒꯤ ꯃꯔꯝꯒꯤꯁꯨ ꯅꯠꯇꯦ꯫ ꯁꯤꯖꯅꯤꯡꯕꯒꯤ ꯑꯩꯅ ꯁꯤꯕꯅꯤ, ꯀꯅꯥꯒꯤꯁꯨ ꯁꯤꯗ ꯃꯔꯥꯜ ꯂꯩꯇꯦ꯫ ꯍꯦꯃꯥ ꯃꯈꯣꯡ ꯑꯅꯤ ꯊꯤꯜꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯃꯥ ꯋꯥ ꯈꯨꯝꯂꯨꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯅꯤ, ꯅꯤꯡꯊꯧꯅ ꯋꯥꯍꯩ ꯆꯥꯝꯃ ꯍꯥꯏꯁꯤꯜꯂꯛꯀꯅꯤ꯫ ꯊꯦꯝꯂ ꯊꯦꯝꯂꯒꯅ ꯍꯦꯟꯅ ꯃꯀꯣꯛꯇꯨ ꯆꯥꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯁꯨ ꯃꯁꯝꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯈꯣꯔꯣ ꯈꯣꯔꯣ ꯍꯦꯛꯇ ꯑꯉꯥꯎ ꯑꯐꯩ
ꯁꯣꯅꯣꯐꯣꯅꯣꯒꯨꯝꯅ ꯐꯣꯏꯖꯥ ꯂꯩꯃꯥꯏꯔꯣꯝꯗ ꯉꯦꯛ ꯐꯝꯊꯔꯛꯇꯨꯅ ꯃꯈꯨꯠꯅ ꯍꯦꯛꯇ ꯃꯅꯥꯛꯇ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯇꯦꯕ꯭ꯂꯦꯠ ꯁ꯭ꯇ꯭ꯔꯤꯞ ꯑꯃ ꯂꯥꯝꯗꯨꯅ ꯒꯨꯂꯤ ꯃꯀꯨꯗ ꯈꯨꯏ꯫ ꯅꯪꯅ ꯁꯤꯅꯤꯡꯂꯒ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯌꯥꯝ ꯁꯤꯅꯤꯡꯂꯗꯤꯅꯦ ꯑꯩ ꯑꯣꯏꯅ ꯁꯤꯕꯤꯒꯦ꯫ ꯍꯦꯔꯥ ꯅꯪꯅꯗꯤ ꯉꯝꯃꯜꯂꯔꯣꯏ, ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯃꯀꯨ ꯆꯥꯈ꯭ꯔꯦ꯫ ꯈꯟꯅꯔꯝꯕꯗꯒꯤ ꯑꯃꯨꯛ ꯁꯤꯕꯤ ꯍꯟꯕꯤ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯅꯈ꯭ꯔꯦ꯫ ꯀꯅꯥꯅꯕꯨ ꯍꯥꯟꯅ ꯁꯤꯕ ꯍꯥꯟꯈꯤꯗꯧꯅꯣ ꯍꯦꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯍꯦꯛꯇ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯈꯥꯝꯒꯦ ꯊꯦꯝꯒꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯅ ꯍꯥꯟꯅ ꯁꯤꯒꯦ ꯍꯣꯠꯅꯔꯤ꯫ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯟꯅꯩ, ꯁꯣꯅꯣ ꯊꯨꯡꯕ ꯃꯥꯟꯅꯩ꯫ ꯍꯦꯃꯥ ꯅꯤꯡꯊꯧ ꯑꯅꯤꯗ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤ? ꯆꯥꯅꯩ, ꯑꯗꯨꯛ ꯆꯥꯅꯩ ꯑꯅꯤꯁꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯁꯨ ꯁꯤꯟꯅꯈꯤꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯍꯦꯃꯥꯅ ꯃꯌꯥꯗ ꯍꯨꯛꯆꯤꯟꯒꯦ ꯇꯧꯔꯤꯕ ꯒꯨꯂꯤꯗꯣ ꯂꯥꯛꯇꯅ ꯃꯨꯟꯈꯤ꯫ ꯅꯤꯡꯊꯧꯗꯒꯤꯁꯨ ꯗ꯭ꯔꯒ ꯃꯌꯥꯝꯗꯣ ꯃꯨꯟꯈꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯃꯥ ꯐꯤꯡꯅ ꯌꯦꯡꯊꯣꯔꯛ ꯂꯥꯎꯔꯛꯏ꯫ ꯈꯥꯝꯂꯅꯨ, ꯃꯁꯤꯒꯤ ꯃꯤꯐꯠꯇꯁꯤꯅ ꯑꯣꯠꯇꯧ ꯁꯔꯨꯛꯅꯦ ꯑꯩꯗ ꯍꯧꯖꯤꯛ ꯁꯤꯖꯈ꯭ꯔꯒꯦ꯫ ꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯗꯤ ꯑꯩ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯔꯅꯤ, ꯑꯩꯗꯤ ꯁꯤꯖꯈ꯭ꯔꯒꯦ꯫ ꯅꯥꯀꯜꯂꯣꯝꯗꯒꯤ ꯅꯤꯡꯊꯧꯁꯨ ꯃꯤꯑꯣꯠꯄꯤ, ꯑꯩꯗꯤ ꯁꯤꯔꯕꯅꯤ, ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯗꯤ ꯀꯨꯏꯔꯦ ꯁꯤꯕ꯫ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒꯨꯝ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯤꯡꯂꯛꯂꯤꯕ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯍꯥ? ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗꯅ ꯑꯩꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯍꯤꯡꯂꯛꯄ, ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯕ ꯉꯝꯗꯕ ꯌꯦꯡꯂꯛꯄ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯑꯣꯏꯔꯦ? ꯅꯪꯅꯅꯤꯁꯦ, ꯑꯁꯤ ꯄꯨꯝꯕ ꯅꯪꯅꯅꯤ꯫ ꯑꯗꯨꯅ ꯅꯪ ꯁꯤꯕ ꯌꯥꯔꯣꯏ, ꯑꯩ ꯑꯣꯏꯅ ꯁꯤꯈꯤꯒꯦ꯫ ꯇꯥꯅꯤꯡꯗꯦ ꯃꯤꯐꯠꯇ, ꯃꯤꯍꯣꯠꯄ꯫ ꯅꯪ ꯑꯣꯏꯅ ꯇꯥꯅꯤꯡꯗꯦ ꯃꯤꯑꯣꯠꯄꯤ, ꯃꯤꯑꯣꯠꯄꯤ, ꯅꯨꯡꯁꯤꯕꯤ꯫ ꯇꯧꯔꯦꯗꯣ, ꯁꯤꯔꯝꯗꯥꯏꯐꯥꯎ ꯍꯦꯛ ꯑꯗꯨꯛ ꯊꯨꯅ ꯈꯟꯅꯔꯗꯨꯐꯥꯎ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯆꯤꯜꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯀꯧꯔꯝꯂꯤꯕꯅꯤ꯫ ꯁꯤꯗꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯔꯨꯅꯤ? ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯖꯕ ꯖꯥꯠꯅꯤ, ꯃꯀꯣꯛꯁꯤꯗ ꯈꯔ ꯆꯥꯛꯂꯝꯗ꯭ꯔꯕꯗꯤ ꯈꯔ ꯐꯗꯧꯅꯤ꯫ ꯍꯦꯃꯥꯗꯣ ꯃꯃꯥꯅ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯃꯐꯝꯗꯨꯗ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯊꯍꯜꯂꯕꯗꯤ ꯐꯤꯕꯝꯗꯣ ꯂꯨꯁꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯆꯥꯕꯨ ꯃꯁꯥꯗꯣ ꯀꯣꯟꯈꯠꯄꯤ, ꯑꯗꯨꯒ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯤꯒꯨꯝ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯂꯥꯎꯁꯦ, ꯌꯨꯝꯗ ꯆꯠꯁꯤ, ꯂꯥꯎꯁꯦ, ꯃꯃꯥꯒꯤ ꯊꯣꯏ, ꯃꯃꯥ ꯂꯥꯛꯏ꯫ ꯍꯦꯃꯥꯒꯤ ꯃꯃꯥꯗꯣ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯀꯕꯤꯇꯥꯅ ꯀꯧꯈꯤꯕꯅꯤ, ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯗꯨꯅ꯫ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯌꯨꯡꯕꯁꯤꯗ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯅꯨꯡꯁꯤ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯅ꯫ ꯃꯃꯥꯅ ꯊꯦꯝꯕꯤ, ꯍꯦꯃꯥ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯃꯥ, ꯃꯥꯅ ꯑꯁꯤꯒꯤ ꯃꯤꯐꯠꯇꯁꯤꯅ ꯑꯗꯨꯝ ꯑꯣꯜꯂꯤꯁꯦ ꯀꯌꯥ ꯉꯝꯂꯤꯅꯣ ꯌꯦꯡꯉꯨ, ꯃꯥꯅ ꯉꯝꯂꯤꯕ ꯌꯦꯡꯉꯨ꯫ ꯌꯨꯝꯗꯁꯨ ꯅꯝꯗꯅ ꯂꯩꯁꯤꯟꯕ, ꯏꯁꯨꯔꯨ ꯁꯤꯔꯨ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯕ, ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯅꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕ꯫ ꯅꯪ ꯃꯉꯥꯏꯔꯦꯅꯦ, ꯃꯊꯃꯣꯏꯁꯤꯗ ꯃꯆꯦꯠ ꯑꯝꯇ ꯊꯨꯒꯥꯏꯔꯝꯒꯦ, ꯃꯃꯥꯡꯁꯤꯗ ꯁꯤꯗꯣꯛꯄꯤꯔꯒ ꯀꯣꯛ ꯁꯤꯗꯣꯛꯄꯤꯒꯦ꯫ ꯅꯤꯡꯊꯧ ꯁꯌꯥꯝꯅ ꯅꯤꯡꯊꯦꯝꯅ ꯃꯈꯨꯠ ꯑꯅꯤ ꯐꯥꯖꯤꯟ ꯊꯝꯃꯤ꯫ ꯍꯦꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯀꯟꯕ ꯇꯦꯟꯖꯩ ꯃꯆꯦꯜ ꯇꯨꯝꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯟꯁꯤꯟꯈꯤ꯫ ꯊꯃꯣꯏꯗꯣ ꯃꯩꯁꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯡꯍꯜꯂꯤ꯫ ꯐꯥꯖꯤꯟꯈꯤꯕꯒꯤ ꯂꯦꯡꯕ ꯑꯣꯠꯄꯗꯤ ꯉꯝꯗꯦ, ꯒꯨꯂꯤ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯟꯈꯤꯕꯒꯤꯁꯨ꯫ ꯃꯃꯤꯠꯇꯅꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯁꯤꯜꯂꯛ, ꯃꯀꯣꯛ ꯎꯔꯨ ꯎꯔꯨ ꯉꯥꯎꯁꯤꯜꯂꯛ꯫ ꯅꯪ ꯁꯤꯕ ꯌꯥꯔꯣꯏ, ꯑꯩꯅ ꯑꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯁꯤꯒꯅꯤ꯫ ꯅꯪꯅ ꯃꯤꯐꯠꯇ ꯃꯤꯐꯠꯇ ꯀꯧꯕꯤꯔꯤꯕ ꯑꯩꯁꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯒꯨꯝ ꯑꯇꯩ ꯀꯅꯥ, ꯂꯥꯏ, ꯏꯁꯣꯔ, ꯁꯩꯇꯥꯟ ꯐꯥꯎ ꯂꯥꯛꯑꯁꯨ ꯅꯪꯕꯨꯗꯤ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ꯫ ꯁꯤꯃꯗꯤ ꯃꯤꯑꯣꯠꯄꯤ ꯅꯪꯅ ꯈꯪꯉꯨ꯫ ꯍꯦꯃꯥ ꯄ꯭ꯔꯣꯛ ꯆꯥꯛ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯆꯄꯜꯗꯣ ꯍꯦꯛꯇ ꯂꯧꯊꯣꯛ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎ ꯂꯪꯁꯤꯟꯈꯤ꯫ ꯁꯥꯄꯨ ꯀꯟꯅ ꯃꯀꯣꯛꯇꯨꯗ ꯄꯥꯜꯂꯤ ꯆꯄꯜꯗꯨꯅ, ꯑꯗꯨꯕꯨ ꯑꯗꯨꯛ ꯁꯥꯎꯔꯝꯕ ꯅꯤꯡꯊꯧꯗꯤ ꯃꯉꯣꯟ ꯑꯗꯨꯃꯛ ꯅꯣꯛꯂꯛꯏ꯫ ꯅꯤꯁꯥꯒꯤ ꯃꯌꯥꯏ ꯀꯥꯔꯛꯂꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯅꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯁꯣꯟꯖꯔꯤ꯫ ꯅꯪꯅꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯄꯜ ꯂꯪꯁꯤꯟꯖꯔꯛꯏꯕ, ꯑꯩꯅꯗꯤ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤꯗ ꯉꯥꯎꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯗꯥꯆꯧꯗꯤ ꯉꯥꯎꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯍꯦꯃꯥ ꯁꯥꯎꯃꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯨꯛ ꯋꯥꯗꯣ ꯇꯥꯔꯨꯕꯗ ꯍꯤꯒꯤ ꯀꯞꯂꯛꯏ꯫ ꯃꯇꯧꯗꯨ ꯑꯣꯏꯔꯔꯣꯏ ꯈꯪꯗꯨꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤ, ꯒꯥꯔꯤꯗ ꯍꯥꯞꯈꯤ꯫ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤꯗꯨ ꯊꯧꯈꯤ꯫ ꯅꯤꯡꯊꯧ ꯃꯁꯥꯗꯣ ꯄꯗ꯭ꯔꯥꯛ ꯇꯥꯔꯦ꯫ ꯃꯁꯥꯗꯣ ꯆꯥꯁꯤꯟꯈꯤꯕ ꯒꯨꯂꯤ ꯃꯌꯥꯝꯗꯨꯅ ꯑꯣꯚꯔꯗꯣꯁ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯈꯪꯂꯦ꯫ ꯅꯤꯡꯊꯦꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ,
Kana lege doctor chasi angda thuna phani thamo nupa amana gari ama nanga thawjilai siam tamin ningthaugi matau tu da ying kudakta gari da ningthau hapjinki aduga yangna thawjinki adabu ningthau masado chumla phau phamangamdi machilda kongol karak nongmi hari railane chapal duri mana husi ikokta thumukhiba chapal do mingoda pirakhiba nungsi khudolni nungsi khudolni thema da chogi thudubi karam naina nangbu nungsirise nungsida bungambani mamana pukri hemadi pukri ningthausu lambi mayai duda drugs mayam ama ichai chaina tahoribu singa duda yeng siamna silwene singdo kana lai kudakta nupa macha ahum marina jari kholibu singdo loina singdui karisu tawkhidragumna mafamdo hana sinana lehenki amuksu mai omsin kumai yengnarambu singa dusu kishu tawkhidabagum siamge midiyang ama ubada janaki tuminna amuksu dukan mapu ine kabidaso magi dukan manungda changki rongi padado haizana sor masangna hondokuna sibu siramnida onthok pani mafamduda kananabu pau pikribano police ki gypsy gari ma thaujalai kumthare uniform setpa thana sipai kharaso siam mong hadana lebli nokpe tawraga police officer SI oigani amaga handshake tawi uncle good morning afternoon watana siko uncle gi mating ama pangdaba yadre he ngasi dinangna uncle gi bukaino chamna isu laktaba yadabagi loksinjarakpani wahabi ganu uncle okay no mo koiro phani uncle asana lambi mayai da ngaki mamangda ningthauna drug chakraso ifong phongna maya mamangda drugs makal suna puthoktuna kokchak on khrabasu patawdo do oglutrasu mayamna police kaurasu siamna ngamliba haibabu ningthaubu phankidi lo thugai khrasu matau singado karisu ahongbadi lehen khidrabagum leinaki police singdusu siamgi manai oiramba tai saubadi layadana harau tum hanaki police singdu makoi gi gypsy gari do tongduna siamna khudakta magi mi thaduna hojiki SI yakhibaduda pesa bandalama tumina lansin halu SI de mabuningda pesa singdu urubada wawa nokchi asiguma kesi khariyamna thengnaba ohenbiyu haidana isorbu ningjing huran manbase ma si mayam sina takli uli siamna ngamdaba leiti harau police ki gypsy do anki siamso nietana hospital lomda lai lambida call da pauloi ningthaubo kandaba yadi chiksin wa kya ma haiki asumna nong nini umni mari ni hauki ningthau hospital da numidang ama ler matung siamgi mayumda di putharakidi aikhoi hemana mu hena ningthau haido mayumda lehelaba mamai duda hek uba mikupda machin ti changani haidana mamada nyangai tausa pinda wa haise mamani hema bu thimji hema siamgadi wari sanadi siamge mamangda malip ningdi siambu ubada kuchin bi hemani lanjen magasu manaksinadi kari marambu leiba miot bi hemani magi da jokok jakpa ningthau haiduna heke khairambaduna oina chumlam ladra kok ngawi khalubada adubu numit khrani haujin khraba matungdudadi mamana machanupi hemagi mabuningdo kharathi phatajaramlani khali mapureba siamna bangondaso ningthaudo hanagum makhoi mayumda lehenba yanaba hemabu themu hairakpagi matungina hemabu themba hori isa thoibi kaidauge nangbo saubodo khasiktadi pharoba si mamage wase tagoba yengoi mai ningthau haido handakti sida leisune nangondadi katukaran wa helaroi haidana nang babungna hairaban hema mamada sarab yenglam mamin ani lakthori kai kanagi baba ipalai de thoi biya
ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯇꯥꯅꯕ ꯅꯣꯏꯅ ꯁꯤꯟꯕꯅꯤ ꯅꯍꯥꯟꯒꯤ ꯃꯤꯐꯠꯇ ꯅꯪꯒꯤ ꯅꯤꯡꯊꯧꯉꯥꯏꯗꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩ ꯏꯅꯦ ꯀꯕꯤꯇꯥꯒꯤ ꯃꯅꯥꯛꯇꯁꯨ ꯏꯁꯛꯁꯤ ꯎꯠꯂꯨꯕ ꯉꯝꯗ꯭ꯔꯦꯗꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯄ ꯐꯥꯎ ꯉꯝꯗ꯭ꯔꯦꯗꯅ ꯅꯪ ꯄꯦꯜꯂꯨ ꯅꯣꯏ ꯄꯦꯜꯂꯨ ꯑꯩꯕꯨ ꯌꯣꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯐꯠꯇ ꯅꯤꯡꯊꯧꯉꯥꯏꯗꯨꯅ ꯃꯥ ꯄꯜꯂꯛꯀꯅꯨ ꯃꯥꯒꯤ ꯋꯥ ꯑꯃꯐꯥꯎ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯏꯆꯥ ꯊꯣꯏꯕꯤ ꯃꯥ ꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯅꯪ ꯕꯕꯥꯒꯤ ꯂꯨꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯀꯅꯥꯅ ꯇꯧꯕꯤꯗꯧꯔꯤ ꯃꯥ ꯈꯛꯅꯤꯅꯦ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯛꯇꯅꯦ ꯑꯀꯤꯕ ꯈꯪꯗ ꯆꯣꯡꯁꯟ ꯆꯪꯂꯤꯕꯁꯨ ꯌꯦꯡꯉꯨ ꯅꯪꯁꯨ ꯃꯥꯒꯨꯝꯕ ꯀꯅꯥ ꯌꯥꯎꯏ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯔꯛꯂꯤꯕ ꯃꯥꯏ ꯄꯥꯛꯇꯨꯅꯁꯨ ꯂꯥꯛꯈꯤꯕꯅꯤ ꯍꯜꯂꯛꯈꯤꯕꯅꯤ ꯃꯥ ꯂꯩꯔꯝꯗ꯭ꯔꯕ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯍꯦꯃꯥ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯜꯂꯤ ꯁꯥꯎꯃꯟꯕ ꯍꯥꯏꯕꯨ ꯃꯃꯥꯒꯤ ꯋꯥꯁꯤꯡꯗꯣ ꯃꯥ ꯇꯥꯗꯨꯅ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯃꯇꯣꯝꯗ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯗꯨꯅ ꯂꯩꯅꯤꯡꯂꯕꯅꯤ ꯃꯃꯥꯗꯤ ꯂꯦꯞꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯅ ꯍꯥ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯑꯁꯤꯒꯨꯝꯕ ꯃꯀꯣꯛꯇ ꯈꯖꯤꯛ ꯀꯩꯅꯣꯝ ꯇꯧꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯁꯨꯛ ꯁꯥꯊꯤꯕ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗꯤꯕ ꯅꯤꯡꯊꯧꯗꯤꯅꯦ ꯅꯪꯅ ꯊꯦꯝꯗꯨꯅ ꯊꯝꯒꯗꯕꯅꯤ ꯃꯣꯏꯒꯨꯝꯕꯁꯤ ꯁꯤꯡꯅꯕꯗ ꯈꯛ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯈꯛ ꯀꯥꯎꯒꯅꯨ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟꯅ ꯈꯛ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯃꯛ ꯍꯥꯏ ꯅꯪꯒꯤꯗꯃꯛ ꯗ꯭ꯔꯒ ꯐꯥꯎꯕ ꯀꯥꯞꯀꯦ ꯇꯧꯔꯤ ꯃꯇꯣꯝꯗ ꯁꯤꯖꯈꯤꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯤꯔꯨꯗ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯑꯁꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯊꯤꯕ ꯋꯥꯍꯩꯅ ꯉꯥꯡ-ꯆꯩꯕ ꯇꯧꯔꯗꯤ ꯃꯥꯅ ꯇꯁꯦꯡꯅꯅꯦ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯟꯈ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯃꯥ ꯍꯥ ꯇꯧꯒꯦꯗ ꯉꯝꯕ ꯅꯤꯡꯊꯧꯅꯤ ꯁꯤ ꯈꯪꯉꯨꯅꯦ ꯅꯪꯕꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯩ ꯅꯪꯒꯤ ꯋꯥꯁꯨ ꯀꯅꯥꯝꯇꯒꯤ ꯋꯥꯁꯨ ꯇꯥꯅꯤꯡꯗ꯭ꯔꯤ ꯁꯥꯕꯤꯇ꯭ꯔꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯅꯋꯥꯗꯨꯅ ꯅꯤꯡꯊꯧ ꯃꯤꯅꯣꯛꯈꯥꯡꯗꯣ ꯁꯤꯗ ꯄꯨꯔꯛꯅꯤꯡꯕꯕꯨ ꯅꯪꯅ ꯑꯩꯕꯨ ꯊꯦꯝꯃꯜꯂꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯁꯤꯗ ꯂꯩꯖꯔꯔꯣꯏꯒꯦꯕ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦꯕ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯍꯥ ꯃꯐꯝꯁꯤ ꯅꯠꯇꯅ ꯅꯪꯒꯤ ꯆꯪꯖꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯍꯥꯏ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯅꯅꯦ ꯄꯉꯥꯡꯅ ꯉꯥꯡꯗꯨꯅ ꯂꯩꯕꯗꯤ ꯀꯔꯤꯗ ꯀꯥꯟꯅꯩ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯨꯕꯗꯗꯤ ꯍꯦꯃꯥꯗꯣ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯃꯥꯗ ꯑꯗꯨ ꯋꯥꯔꯧꯅ ꯌꯦꯡꯖꯗꯨꯅ ꯑꯁꯨꯝ ꯃꯃꯥꯅ ꯊꯦꯝꯅꯧꯕꯗꯒꯤ ꯍꯦꯃꯥ ꯃꯄꯨꯛꯅꯤꯡ ꯈꯖꯤꯛ ꯅꯦꯝꯊꯔꯛꯄ ꯇꯟꯖꯥꯗꯨꯅꯤ ꯃꯇꯥꯡꯗꯣ ꯍꯦꯃꯥꯒꯤ ꯃꯇꯧ ꯇꯨꯕꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯌꯨꯝꯗ ꯂꯥꯛꯍꯟꯅꯕ ꯈꯪꯍꯜꯂꯤ ꯁꯣꯏꯕ ꯍꯥꯏꯕꯕꯨ ꯄꯨꯡꯁꯣꯏ ꯍꯦꯛꯇ ꯁꯣꯏꯔꯕꯅꯤ ꯅꯨꯃꯤꯠ 4-5ꯅꯤ ꯈꯛ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯇꯕꯗꯨꯗ ꯊꯕꯛ ꯐꯅꯌꯥꯝꯅ ꯄꯨꯊꯔꯦ ꯊꯕꯛ ꯐꯅꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ ꯅꯝꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯌꯥꯝ ꯂꯩꯇꯥꯗꯦ ꯃꯁꯥꯗꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯕ ꯉꯝꯒꯗꯕ ꯅꯤꯡꯊꯧꯕꯨ ꯃꯅꯥꯛꯇ ꯊꯝꯅꯤꯡꯉꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯈꯛ ꯅꯤꯡꯊꯧꯅ ꯇꯥꯍꯜꯂꯛꯄꯗꯨ ꯈꯛ ꯃꯥꯅ ꯑꯗꯨ ꯈꯣꯏꯗꯥꯔꯨꯏ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯂꯥꯛꯏ ꯍꯦꯃꯥꯒꯤ ꯋꯥ ꯑꯍꯦꯟꯕ ꯇꯥꯔꯨꯗ ꯃꯌꯨꯝꯗꯨꯗ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯃꯥꯕꯨ ꯂꯩꯍꯟꯈꯤ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁ ꯆꯠꯂꯨꯕꯅꯤ ꯃꯁꯥꯗꯣ ꯐꯅ ꯃꯈꯩꯗꯤ ꯁꯣꯛꯆꯤꯜꯂꯝꯃꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯊꯋꯥꯏꯗꯤ ꯅꯤꯡꯊꯦꯝꯁꯨ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯃꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛ ꯄꯨꯂꯞ ꯂꯤꯊꯣꯛ ꯌꯦꯡꯗꯨꯅ ꯂꯩ ꯏꯁꯩ ꯃꯗꯨꯝ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯧꯅ ꯁꯛꯀꯠꯂꯛꯏ ꯄꯨꯝꯅꯃꯛ ꯇꯥꯔꯁꯅꯨ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕꯤ ꯍꯦꯃꯥ ꯃꯤꯑꯣꯠꯄꯤꯗꯣ ꯃꯥ ꯂꯥꯛꯂꯦ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯄꯥꯜꯂꯨꯕꯅ ꯊꯃꯣꯏ ꯑꯃ ꯈꯪꯂꯨꯕꯅꯤ ꯅꯨꯡꯁꯤꯕ ꯄꯥꯜꯂꯝꯈ꯭ꯔꯕ ꯊꯃꯣꯏ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯁꯤꯔꯨꯅꯤ ꯊꯦꯝꯂꯒꯦ ꯊꯃꯣꯏꯁꯦ ꯀꯥꯎꯔꯒꯦ ꯂꯣꯏꯅꯃꯛ ꯆꯠꯂꯔꯣꯏ ꯄꯨꯟꯅ ꯂꯝꯗꯝꯗꯣ ꯍꯥꯏꯈꯤꯗꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯃꯥꯅ ꯍꯥꯏꯕꯅꯤ ꯏꯁꯩꯒꯤ ꯔꯥꯒꯗ ꯄꯦꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯏꯔꯥꯡꯂꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗꯅꯤ ꯃꯉꯛꯁꯝꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯇꯨꯅ ꯊꯣꯡꯅꯥꯎꯗ ꯂꯤꯊꯣꯛꯂꯤꯕ ꯃꯀꯣꯛꯇꯣ ꯆꯤꯡꯁꯤꯟꯈꯤꯕ ꯅꯤꯡꯊꯧ ꯁꯥꯎꯅ ꯃꯤꯅꯩ ꯃꯆꯥ ꯀꯅꯥꯅꯣ ꯁꯤꯅꯤꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯏꯔꯥꯡꯁꯤ ꯈꯖꯤꯛ ꯅꯦꯝꯊꯈꯤꯕꯗ ꯉꯥꯏꯔꯤ ꯅꯇꯨ ꯄꯥꯝꯕꯒꯤ ꯑꯣꯛꯇꯕ ꯃꯤꯍꯨꯜꯗꯣ ꯁ꯭ꯋꯥꯏꯗ ꯁꯥꯄꯣꯡꯂꯛꯀꯅꯨ ꯍꯤꯃꯟꯕ
ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯤ. ꯅꯤꯡꯊꯧ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯝ ꯍꯦꯟꯅꯤꯡꯉꯤ. ꯑꯗꯨꯝꯅ ꯑꯐ ꯑꯄꯨꯟꯅꯕ ꯄꯤꯔꯛꯂꯕ ꯃꯥꯅ ꯍꯦꯟꯅ ꯂꯝ ꯍꯦꯟꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯥ ꯋꯥꯈꯜꯒ ꯈꯟꯊꯩ. ꯋꯥꯈꯜ ꯈꯟꯊꯕ ꯍꯩꯇꯕ ꯃꯥꯅ ꯋꯥꯈꯜꯒ ꯃꯨꯟꯅ ꯈꯟ. ꯇꯨꯃꯤꯟꯅꯒ ꯂꯩꯈ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯅꯤꯡꯊꯦꯝ ꯉꯛꯏ. ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛꯄꯨ ꯎꯍꯟꯈꯤꯗꯧꯔꯕ꯭ꯔꯥ ꯀꯣꯛꯆꯥꯛꯄ ꯅꯨꯄꯥꯁꯦ? ꯅꯦꯅꯥ ꯇꯥꯅ ꯁꯣꯐꯥꯗ ꯐꯝꯊꯩ. ꯆꯨꯔꯨꯞ ꯃꯆꯩ ꯑꯅꯤ ꯄꯨꯂꯞ ꯃꯩ ꯆꯝꯈꯠ. ꯅꯤꯡꯊꯦꯝꯗ ꯃꯆꯩ ꯑꯃ ꯂꯥꯟꯁꯤꯜꯂꯛꯏ. ꯅꯤꯡꯊꯦꯝ ꯂꯧꯗꯨꯅ ꯆꯨꯔꯨꯞꯇꯨ ꯆꯤꯡꯏ. ꯅꯤꯡꯊꯧꯁꯨ ꯑꯇꯣꯞꯄ ꯆꯨꯔꯨꯞꯇꯨ ꯆꯤꯡꯏ. ꯃꯩꯈꯨꯗꯣ ꯋꯥ ꯋꯥ ꯀꯥꯝꯊꯣꯛꯅꯩ ꯑꯅꯤꯗꯣ. ꯆꯨꯔꯨꯞꯀꯤ ꯅꯤꯁꯥ ꯑꯃꯨꯛ ꯍꯥꯏꯁꯤꯜꯂꯛꯄ ꯍꯧꯔꯤꯕ꯭ꯔꯥ ꯀꯣꯛꯆꯥꯛꯄ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯀꯔꯤ ꯕꯤꯠꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧ ꯍꯥꯏꯔꯤ. ꯃꯥꯅ ꯃꯅꯥꯛꯇꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯥꯞꯊꯣꯛꯅꯗꯨꯅ ꯂꯩꯔꯨꯔꯦꯗꯣ. ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯆꯜꯂꯨꯕꯗꯨꯗꯁꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ. ꯃꯥ ꯇꯥꯗꯤ ꯇꯥꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯃꯤꯑꯣꯠꯄꯤꯗꯨꯅ ꯑꯩꯕꯨꯗꯤ ꯆꯩꯔꯛꯇ꯭ꯔꯤ. ꯍꯥꯟꯅꯒꯨꯝ ꯃꯊꯣꯡ ꯆꯥꯗꯕ ꯏꯁꯩ ꯁꯛꯆꯜꯂꯛꯂꯤꯕ ꯍꯥꯠꯇꯣꯛꯄꯤꯌꯨ ꯀꯥꯏꯅ ꯍꯦꯛ ꯍꯦꯛ ꯃꯃꯥꯡꯗꯗꯤ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯛꯇ꯭ꯔꯦꯅ ꯊꯦꯝꯕ. ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯑꯩꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯨꯕꯣ? ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤꯕꯣꯕ? ꯅꯠꯇ꯭ꯔꯒ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ꯭ꯔꯣ ꯃꯥꯕꯨ ꯍꯥꯟꯅꯀꯣ? ꯀꯔꯝ ꯀꯥꯟꯗ ꯃꯥꯒꯤ ꯑꯁꯥꯎꯕꯕꯨ ꯐꯔꯛꯀꯗꯧꯔꯤꯕ? ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯦ ꯊꯦꯝꯕ. ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ. ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯩ. ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯨꯛ ꯆꯝꯈꯠꯇꯨꯅ. ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯥ ꯃꯥꯅ ꯐꯅ ꯃꯀꯣꯛ ꯆꯥꯛꯇꯨꯅꯁꯨ ꯅꯨꯄꯤ ꯃꯥꯅ ꯃꯤꯑꯣꯠꯄꯤ ꯑꯣꯏꯗꯨꯅꯁꯨ ꯑꯄꯥꯎ ꯑꯃꯗꯤ ꯇꯥꯅꯤꯡꯂꯤ. ꯅꯤꯡꯉꯥꯏ ꯈꯣꯜ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯇꯥꯅꯤꯡꯂꯤ. ꯅꯤꯡꯉꯥꯏꯅꯤ ꯃꯄꯥꯎꯗꯣ. ꯁꯣꯝꯗꯅ ꯎꯕꯗ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡ. ꯃꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯤ. ꯑꯁꯦꯡꯀꯤ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯃꯤ ꯐꯥꯎ ꯎꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯌꯧꯏ. ꯃꯄꯥꯎ ꯇꯥꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥ ꯂꯩꯔꯝꯅꯤ ꯈꯟꯕꯗ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯅꯤꯡꯂꯦ ꯅꯨꯄꯤꯁꯦ. ꯇꯨꯃꯤꯟ ꯂꯩꯁꯟꯕꯤꯁꯦ. ꯑꯗꯨꯛ ꯍꯩꯅꯗ꯭ꯔꯦ. ꯁꯥꯎꯅꯤꯡꯂꯦ. ꯃꯤꯄꯥꯏꯔꯦ. ꯃꯥꯒꯤ ꯗꯥꯖꯧ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯍꯦꯃꯥꯅ ꯍꯧꯖꯤꯛ ꯁꯛꯆꯜꯂꯛꯈꯤꯕ ꯑꯀꯤꯈꯪꯗ ꯅꯨꯄꯥ ꯃꯇꯧ ꯎꯁꯤꯜꯂꯛ. ꯄꯥꯜꯂꯨꯕꯅ ꯊꯃꯣꯏ ꯑꯃ, ꯈꯪꯂꯨꯕꯅꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯏꯁꯩꯗꯣ ꯃꯥꯅ ꯂꯣꯏꯅ ꯇꯥꯏ. ꯑꯗꯨꯕꯨ ꯈꯠꯅꯃꯟꯗꯨꯅ ꯆꯩꯅꯃꯟꯗꯨꯅ ꯈꯠꯅꯅꯤꯡꯗ꯭ꯔꯦ ꯆꯩꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤ ꯍꯦꯃꯥꯗꯤ. ꯇꯥꯏ ꯀꯣꯛꯆꯥꯛꯇꯨꯒꯤ ꯈꯣꯟꯖꯦꯜꯗꯣ. ꯈꯣꯏꯊꯨꯝꯅꯕ ꯇꯥꯝꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯂꯥꯏꯔꯗꯨꯅ ꯄꯨ 8 ꯈꯥꯔꯕ ꯀꯣꯛꯆꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯣ. ꯑꯃꯨꯛꯁꯨ ꯑꯗꯨ ꯄꯨ 8 ꯈꯥꯔꯤꯀꯥꯟꯗꯨꯗꯅꯤ ꯀꯣꯛꯆꯥꯛꯀꯤ ꯃꯄꯥꯎ ꯑꯃꯃꯨꯛ ꯃꯐꯝꯗ ꯄꯤꯁꯤꯜꯂꯛꯄ. ꯍꯦꯃꯥꯅ ꯎꯏ ꯃꯄꯥꯎꯗꯣ. ꯃꯦꯁꯦꯖ ꯑꯅꯤ ꯊꯪꯅ ꯊꯪꯅꯅ ꯐꯠ ꯐꯠ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯃꯥꯒꯤ ꯐꯣꯟꯗ. ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯣꯟ ꯇꯧꯔꯨꯕꯅꯤ. ꯅꯍꯥꯟ ꯃꯈꯩ ꯀꯣꯛꯆꯥꯛꯅ ꯃꯥꯅ ꯁꯤꯝ ꯍꯣꯡꯗꯨꯅ ꯐꯣꯟ ꯄꯥꯏꯔꯁꯨ ꯍꯦꯛꯇ ꯃꯥꯒꯤ ꯑꯅꯧꯕ ꯅꯝꯕꯔ ꯈꯨꯗꯤꯡ ꯀꯣꯛꯆꯥꯛꯅ ꯈꯪꯂꯝ ꯃꯦꯁꯦꯖ ꯍꯦꯛ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯃꯗꯨ ꯈꯟꯕꯗ ꯐꯣꯟꯒ ꯄꯥꯏꯔꯨꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯈꯟꯕꯒ ꯇꯧꯕꯒ ꯊꯣꯛꯂꯦ. ꯁ꯭ꯋꯤꯆ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯀꯣꯛꯆꯥꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ. ꯅ꯭ꯌꯨ ꯅꯝꯕꯔ ꯑꯃꯗꯒꯤ ꯃꯦꯁꯦꯖ ꯑꯅꯤ ꯂꯩꯔꯝꯕꯗꯣ. ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ. ꯍꯦꯃꯥ ꯈꯖꯤꯛ ꯄꯥꯕ ꯍꯧꯏ ꯃꯦꯁꯦꯖꯇꯨ. ꯃꯤꯑꯣꯠꯄꯤ ꯍꯥꯎ ꯑꯥꯔ ꯌꯨ? ꯗꯥꯆꯧ ꯑꯃꯨꯛ ꯂꯥꯛꯏꯍꯦ. ꯅꯌꯨꯝꯗ ꯂꯩꯔꯛꯏ. ꯄꯥꯕ ꯂꯣꯏꯗꯦ ꯃꯦꯁꯦꯖꯇꯣ. ꯚꯣꯏꯁ ꯔꯦꯀꯣꯔꯗꯅꯤ. ꯃꯦꯁꯦꯖ ꯑꯃꯗꯨꯅ ꯄ꯭ꯂꯦ ꯇꯧꯔꯨꯕꯗ ꯍꯦꯛꯇ ꯀꯣꯛꯆꯥꯛꯀꯤ ꯍꯧꯅ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯌꯦ. ꯍꯦꯃꯥ ꯁꯥꯎꯅ ꯀꯣꯛꯆꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯃꯨꯊꯠꯂꯤ. ꯈꯣꯏꯗꯧꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ ꯃꯥꯒꯤ ꯐꯣꯟꯗꯣ. ꯐ꯭ꯂꯣꯔꯗꯨꯗ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯇꯥꯈꯤ. ꯁꯥꯐꯨ ꯀꯟꯅ ꯂꯪꯕꯅꯤ. ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯐꯣꯟꯗꯨꯗ ꯄꯨꯝꯅꯃꯛ ꯇꯥꯏꯅꯕꯅꯤ ꯍꯦꯃꯥꯅ. ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯜꯂꯤ ꯐꯝꯗꯨꯅ ꯑꯃꯨꯛ ꯀꯩꯕꯨ ꯈꯟꯕ. ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯔꯥꯡꯅꯅ ꯃꯥ ꯒꯝꯒꯝ ꯂꯥꯛꯏ. ꯌꯥꯝ ꯊꯨꯅ ꯇꯍꯥ ꯇꯍꯥ. ꯌꯧꯔꯦ. ꯃꯃꯥ ꯂꯩꯔꯝꯃꯤ. ꯃꯅꯥꯛꯇ ꯃꯥꯒꯤ ꯄꯥꯕꯨꯡꯅꯤ ꯍꯥꯏꯗꯅ ꯁ꯭ꯌꯥꯝꯁꯨ ꯐꯝꯂꯝꯃꯤ. ꯋꯥꯔꯤ ꯁꯥꯔꯝꯂꯤꯅꯤ ꯃꯥꯒꯤ ꯃꯃꯥꯒ. ꯃꯆꯥꯅ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯄꯗꯣ ꯃꯃꯥꯗꯣ ꯉꯛꯂꯞ ꯌꯦꯡꯂꯛꯏ. ꯑꯗꯨꯕꯨ ꯍꯪꯐꯝ ꯊꯣꯛꯂꯁꯨ ꯍꯪꯂꯛꯇꯦ. ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ. ꯁ꯭ꯌꯥꯝꯅꯁꯨ ꯍꯪꯂꯛꯇꯦ. ꯇꯨꯃꯤꯟ ꯂꯩ. ꯋꯥꯔꯤ ꯁꯥꯔꯝꯕꯗꯨꯗꯤ ꯂꯦꯞꯈ꯭ꯔꯦ. ꯍꯦꯃꯥ ꯁꯥꯎꯅ ꯌꯦꯡꯉꯤ. ꯁ꯭ꯌꯥꯝꯗ ꯅꯠꯇꯦ ꯃꯃꯥꯗꯅꯤ. ꯕꯤꯗ꯭ꯔꯦꯡ ꯕꯤꯗ꯭ꯔꯦꯡ ꯍꯥꯏꯕꯤ ꯍꯧꯔꯛꯏ. ꯈꯣꯜꯗꯨ ꯅꯤꯛꯂꯤ. ꯑꯗꯨꯛ ꯁꯥꯎꯔꯤ ꯎꯕꯗ ꯑꯃ ꯈꯪꯉꯤ. ꯄꯨꯔꯛꯂꯦꯗꯅ ꯑꯃꯨꯛ ꯅꯝꯗꯅ.
ꯍꯧꯖꯤꯛ ꯏꯁꯩ ꯍꯧꯅ ꯍꯦꯛ ꯂꯥꯛꯄꯒ ꯁꯛꯆꯤꯜꯂꯛꯄ ꯍꯧꯈ꯭ꯔꯕꯅꯤ ꯇꯥꯗꯦ ꯍꯥꯏꯗꯧꯔꯣ ꯑꯗꯨꯁꯨ ꯅꯣꯏꯕꯨ ꯀꯔꯤꯁꯨ ꯌꯦꯠꯂꯂꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯣꯏ ꯑꯣꯛꯇꯕ ꯅꯤꯡꯊꯧꯗꯨꯅ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯁꯨ ꯑꯩꯕꯨ ꯀꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯪ ꯂꯩ ꯂꯩꯅ ꯑꯩꯕꯨ ꯃꯥꯅ ꯏꯇꯨꯡ ꯈꯨꯌꯦꯡ ꯏꯟꯅ ꯌꯨꯝꯁꯤꯗ ꯏꯟꯅꯔꯤꯕ ꯁꯤ ꯅꯪ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯅꯅꯥꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯝ ꯀꯊꯥꯏꯅꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯅꯪ ꯇꯥꯔꯤ ꯅꯠꯇ꯭ꯔꯕ ꯍꯩ ꯁꯛ ꯐꯖꯕꯤ ꯅꯪ ꯍꯦꯟꯃꯜꯂꯤ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯄꯦꯟꯕ ꯅꯥꯏꯗꯕꯤ ꯈꯨꯝꯂꯛꯇꯦ ꯃꯃꯥꯗꯣ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯃꯆꯥꯗ ꯇꯨꯃꯤꯟ ꯂꯩ ꯃꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯁ꯭ꯌꯥꯝꯁꯨ ꯇꯨꯃꯤꯟ ꯂꯩ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯕ ꯍꯦꯃꯥ ꯑꯗꯨꯃꯛ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯔꯤ ꯅꯪ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯁꯛꯇꯤ ꯂꯩꯕꯁꯤꯁꯨꯅꯤ ꯑꯩꯕꯨ ꯌꯣꯟꯊꯣꯛꯀꯦ ꯃꯥ ꯈꯜꯂꯤ ꯅꯪꯅꯁꯨ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯑꯩꯁꯤꯕꯨ ꯅꯪꯅ ꯂꯂꯣꯟ ꯄꯣꯠ ꯑꯣꯏꯅ ꯎꯔꯤꯔꯕ ꯌꯣꯟꯕ ꯌꯥꯕ ꯂꯥꯏꯗꯤꯗꯧꯅ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯀꯣꯛ ꯏꯇꯣꯝ ꯁꯤꯖꯈꯤꯁꯅꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯃꯥꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯆꯥꯅ ꯁꯤꯕꯒ ꯄꯜꯂꯛꯄꯗꯨꯗ ꯊꯣꯏ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯕꯨ ꯌꯣꯟꯒꯦꯒ ꯈꯜꯂꯕ ꯅꯣꯏ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯤꯡꯊꯧꯋꯥꯏꯗꯣ ꯍꯥꯟꯅ ꯍꯥꯠꯂꯝꯃꯤ ꯑꯣꯛꯇꯕꯁꯤꯡꯁꯦ ꯍꯦꯃꯥꯍꯣꯠ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯁꯥꯎꯅ ꯒꯝ ꯆꯠꯈꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯍꯧꯖꯤꯛꯇꯗ ꯍꯤꯒꯤ ꯀꯞꯂꯛꯂꯤ ꯁ꯭ꯌꯥꯝꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯀꯞꯂꯅꯨ ꯍꯥꯏꯒꯨꯝ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯒꯨꯝ ꯀꯞꯂꯤ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯍꯦꯃꯥ ꯁꯥꯎꯅ ꯐꯤꯡꯅ ꯂꯥꯛꯏ ꯒꯝ ꯃꯥꯒꯤ ꯀꯥꯔꯣꯝꯗꯅꯤ ꯑꯗꯨꯕꯨ ꯁꯨꯛꯇꯣꯛꯏ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯌꯥꯝꯅ ꯍꯩꯅꯗꯒꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯒꯤ ꯀꯥꯔꯣꯝꯗꯗꯤ ꯃꯥ ꯆꯪꯗ꯭ꯔꯤ ꯂꯟꯖꯦꯟꯕ ꯂꯩꯔꯝꯕꯅꯤ ꯂꯦꯞꯇꯨꯅ ꯍꯦꯃꯥꯒꯤ ꯀꯥ ꯃꯥꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯑꯗꯨ ꯎꯕꯗ ꯍꯦꯃꯥ ꯍꯩꯅꯗꯗꯨꯅ ꯆꯪꯁꯤꯟꯗꯕꯅꯤ ꯂꯟꯖꯦꯟꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥ ꯈꯪꯁꯤꯟꯅꯗꯦ ꯍꯥꯟꯅꯒꯨꯝ ꯒꯝ ꯂꯥꯛꯏ ꯊꯨꯅ ꯅꯥꯛꯇ ꯂꯦꯞꯄꯤ ꯍꯦꯃꯥꯒꯤ ꯅꯥꯛꯇ ꯍꯥꯏꯔꯤ ꯀꯧꯔꯤ ꯅꯨꯡꯁꯤꯅ ꯊꯣꯏ ꯊꯣꯏꯊꯣꯏꯕꯤ ꯀꯥꯏꯗ ꯆꯠꯂꯨꯏꯕ ꯑꯩꯅꯗꯤ ꯅꯪ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯍꯦꯃꯥ ꯈꯨꯝꯗꯦ ꯅꯣꯟꯊꯔꯞ ꯂꯦꯞꯄꯤ ꯂꯟꯖꯦꯟꯕ ꯍꯥꯏꯔꯤ ꯂꯦꯞꯇꯦ ꯍꯦꯟꯅ ꯅꯛꯅ ꯍꯦꯃꯥꯅ ꯂꯦꯞꯂꯤꯔꯣꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯆꯥꯛ ꯆꯥꯔꯕ ꯅꯪꯕꯣ ꯀꯞꯂꯨꯔꯤꯔꯣ ꯀꯩꯗꯧꯔꯦ ꯊꯣꯏ ꯍꯧꯖꯤꯛꯇꯗ ꯃꯄꯨꯛꯅꯤꯡꯗꯣ ꯍꯪꯅꯨ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯒꯅꯤ ꯍꯦꯃꯥ ꯍꯤꯒꯤ ꯀꯞꯄꯤ ꯉꯥꯡꯂꯤ ꯅꯪꯁꯨ ꯑꯩꯕꯨ ꯌꯣꯟꯕ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯂꯣꯏ ꯆꯞ ꯃꯥꯟꯅꯕꯅꯤ ꯂꯣꯏ ꯁꯤꯃꯤꯟꯅꯔ ꯐꯗꯧꯅꯤ ꯑꯩꯕꯨ ꯌꯣꯜꯂꯣ ꯃꯃꯜ ꯂꯧꯗꯨꯅ ꯅꯣꯏ ꯅꯤꯡꯊꯧ ꯍꯤꯡꯆꯥ ꯀꯣꯆꯥꯕ ꯃꯥꯟꯕ ꯅꯤꯡꯊꯧꯗꯨꯗꯅꯦ ꯑꯩꯕꯨ ꯌꯣꯜꯂꯣ ꯍꯥꯏꯁꯤꯅꯤ ꯀꯞꯇꯨꯅ ꯍꯦꯃꯥ ꯆꯦꯟꯁꯤꯟꯈꯤ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯂꯟꯖꯦꯟꯕ ꯃꯗꯣꯝ ꯂꯦꯞꯍꯧꯔꯤ ꯃꯥ ꯇꯨꯃꯤꯟ ꯂꯩ ꯑꯍꯤꯡꯗꯣ ꯑꯗꯨꯝ ꯃꯍꯩ ꯇꯨꯃꯤꯟ ꯂꯩꯅꯩ ꯅꯣꯡꯉꯥꯜꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯌꯨꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯅꯨꯡꯊꯤꯜꯋꯥꯏꯗꯨꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯅꯩ ꯍꯦꯃꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯦ ꯀꯣꯛꯆꯥꯛꯄ ꯅꯤꯡꯊꯧꯁꯨ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕ ꯃꯁꯛꯀ ꯎꯗꯦ ꯉꯁꯥꯏꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯒꯥꯔꯤ ꯑꯃꯨꯕꯗꯣ ꯊꯧꯖꯤꯜꯂꯛꯏ ꯁ꯭ꯌꯥꯝꯒꯤ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯈꯤ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯅꯤꯡꯊꯧꯗꯤ ꯐꯝꯗꯨꯅ ꯂꯩꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯏꯅ ꯄꯨꯡꯆꯨ ꯆꯨꯔꯦ ꯃꯈꯨꯠꯇꯨꯁꯨ ꯏ ꯇꯩꯔꯤ ꯍꯥꯊꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯊꯨꯅ ꯅꯨꯄꯥ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝ ꯍꯥꯊꯨ ꯍꯥꯏꯔꯤ ꯗꯣꯛꯇꯔ ꯀꯧꯀꯣ ꯊꯨꯔꯣ ꯍꯧꯖꯤꯛꯃꯛꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯟ ꯒꯥꯔꯤꯒꯤ ꯁꯤꯠꯇ ꯉꯥꯊꯗꯨꯅ ꯐꯝꯂꯤꯕ ꯃꯥꯏ ꯃꯔꯨꯞꯄꯨ ꯅꯤꯡꯊꯦꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯒꯥꯔꯤꯗꯒꯤ ꯅꯤꯡꯊꯧꯕꯨ ꯊꯨꯅ ꯄꯨꯊꯈꯤꯅꯕ ꯃꯥ ꯍꯣꯠꯅꯔꯤ ꯑꯗꯨ ꯄꯥꯈꯠꯂꯦ ꯅꯤꯡꯊꯦꯝꯗꯣ ꯅꯤꯡꯊꯧ ꯁꯦ ꯗꯣꯛꯇꯔ ꯂꯥꯛꯅꯤꯕ ꯅꯤꯡꯊꯧꯗꯣ ꯋꯥꯅ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯏ ꯑꯩ ꯁꯤꯗ ꯂꯩ ꯌꯥꯗꯦ ꯒꯥꯔꯤꯗꯤ ꯈꯨꯝ ꯅꯤꯡꯊꯧ ꯃꯔꯩ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯃꯔꯩ ꯇꯧꯕ ꯃꯇꯝꯂꯣ ꯇꯜꯂꯦ ꯑꯩ ꯊꯣꯏꯊꯣꯏꯕꯤꯅ ꯗꯥꯆꯧ ꯌꯨꯝꯗ ꯃꯅꯨꯡꯗ ꯆꯪꯉꯁꯦ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯣꯏ ꯒꯥꯔꯤꯗꯒꯤ ꯑꯩ ꯀꯨꯝꯊꯔꯣꯏ ꯍꯥꯜꯂꯨꯔꯅ ꯅꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯅꯤꯅꯤ ꯄꯥꯜꯂꯤꯕ ꯁꯤꯗꯕꯨ ꯃꯔꯩ ꯇꯧꯔꯤ ꯐꯥꯒꯤꯔꯣ ꯁꯤꯕꯣ ꯅꯤꯡꯊꯧ ꯀꯨꯝꯅꯁꯦ ꯍꯥꯏꯃꯤ ꯅꯪꯕꯣ ꯇꯜꯂꯦ ꯊꯣꯏ ꯀꯧꯔꯛꯑꯣ ꯃꯥꯅ ꯍꯦꯜꯂꯣ ꯑꯗꯨꯒ ꯀꯨꯝꯒꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯁꯤꯔꯁꯨ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯁꯤꯅꯤ ꯅꯤꯡꯊꯦꯝ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯃꯔꯨꯞꯇ ꯌꯦꯡꯂꯤ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯌꯦꯠꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯜꯂꯤ ꯄꯥꯝꯕꯣꯝ ꯋꯥꯏꯗꯨꯗ ꯃꯈꯣꯡ ꯑꯣꯏꯗ ꯃꯔꯨ ꯑꯃ ꯐꯥꯏꯒꯟ ꯃꯄꯥꯗꯨꯗ ꯏ ꯉꯥꯛꯇꯅꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯞ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯐꯝꯂꯤꯕ
ꯒꯥꯔꯤꯒꯤ ꯁꯤꯠ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ, ꯃꯃꯤꯠ ꯑꯅꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝꯅꯤ ꯄꯥꯡꯂꯤꯕ, ꯀꯨꯆꯨ ꯀꯨꯃꯦꯜ ꯇꯥꯏꯐꯦꯠꯅꯤ ꯇꯥꯔꯤꯕ, ꯑꯗꯨꯕꯨ ꯃꯔꯩ ꯇꯧꯔꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ, ꯂꯦꯞꯇꯦ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯗ꯫ ꯍꯦꯃꯥꯒꯤ ꯗꯥꯆꯧꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯁꯤ ꯃꯔꯩ ꯇꯧꯔꯤ꯫ ꯁꯨꯀꯨꯝ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯒꯦ ꯌꯥꯗꯦ ꯃꯥ, ꯁꯤꯀꯥꯡ ꯈꯥꯡꯂꯤ, ꯀꯔꯝ ꯇꯧꯅꯤ ꯅꯤꯡꯊꯦꯝ ꯈꯜꯂꯤ꯫ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯌꯦꯡꯂꯤ꯫ ꯈꯨꯗꯛꯇꯨꯗ ꯁ꯭ꯌꯥꯝ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ, ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯤꯡꯊꯦꯝꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯃꯔꯩ ꯇꯧꯔꯦ ꯄꯥꯕꯨꯡ, ꯊꯣꯏꯅ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗ꯭ꯔꯗꯤ ꯃꯥ ꯆꯪꯂꯣꯏ ꯍꯥꯏꯔꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ, ꯏ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯄꯥꯕꯨꯡ꯫ ꯁ꯭ꯌꯥꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯃꯅꯨꯡꯂꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯟꯆꯦꯟꯕ ꯂꯥꯞꯇꯛꯅ ꯂꯦꯞꯄꯤ, ꯃꯃꯤꯠ ꯑꯅꯤꯃꯛ ꯈꯥꯅ ꯌꯦꯡꯂꯤ ꯅꯤꯡꯊꯧꯗ꯫ ꯆꯦꯟꯅꯤꯡꯂꯦ ꯃꯥꯗꯤ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯊꯧꯕꯨ꯫ ꯉꯁꯤꯗꯁꯨ ꯃꯥꯅ ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯑꯃ ꯊꯥꯈ꯭ꯔꯤꯕꯅꯤ꯫ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯂꯛꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯅ ꯅꯝꯗꯅ ꯍꯦꯃꯥꯒꯤ ꯃꯃꯥꯗ ꯍꯥꯏꯗꯨꯅ ꯍꯦꯃꯥꯗꯣ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯍꯥꯏꯕ ꯌꯥꯔꯦ꯫ ꯍꯦꯃꯥ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯔꯤ, ꯃꯃꯥꯅ ꯆꯤꯡꯂꯤ, ꯄꯨꯊꯣꯔꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯍꯦꯃꯥꯗꯣ ꯀꯞꯂꯤ꯫ ꯃꯃꯥꯃꯛꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯥꯗꯨ ꯊꯃꯣꯏ ꯁꯣꯛꯂꯤ꯫ ꯍꯦꯃꯥꯃꯁꯨ ꯌꯥꯝ ꯋꯥꯔꯧꯖꯩ ꯃꯃꯥꯕꯨ꯫ ꯁ꯭ꯌꯥꯝꯅ, ꯏꯆꯥ ꯊꯣꯏꯕꯤ ꯁꯦ ꯌꯥꯗꯗꯧꯅꯤ, ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ, ꯃꯥ ꯁꯤꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦ꯫ ꯃꯥ ꯁꯤꯔꯒ ꯐꯗꯧꯅꯤ, ꯁꯤꯔꯣ ꯅꯪꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯁꯤꯕ ꯂꯣꯏꯔ ꯑꯣꯏ ꯂꯥꯛꯀꯦ ꯌꯥꯗ꯭ꯔꯥ? ꯁꯤꯔꯥꯝꯗꯥꯏ ꯈꯛ ꯆꯤꯡꯉꯒ ꯂꯥꯛꯏꯁꯤ ꯀꯩꯒꯤ? ꯁꯤꯔ ꯐꯗꯧꯅꯤ, ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯣꯛꯇꯕ ꯅꯪꯗ ꯁꯤꯔ ꯐꯗꯧꯅꯤ꯫ ꯃꯃꯥꯅ ꯂꯥꯎꯍꯠꯂꯤ, ꯍꯥꯏ ꯅꯆꯤꯜꯗꯨꯗꯅꯦ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ꯫ ꯍꯦꯃꯥ ꯁꯥꯎꯅ ꯐꯠ ꯆꯪꯉꯤ, ꯎꯔꯦ ꯑꯣꯏꯔꯝꯂꯤ ꯃꯇꯧꯗꯣ꯫ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯃꯥꯒꯤ ꯊꯣꯏ ꯂꯦꯞꯄꯤ ꯈꯪꯕ꯭ꯔꯥ? ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯋꯥꯅ ꯄꯥꯡꯊꯣꯛꯏ ꯃꯃꯤꯠ ꯑꯅꯤꯗꯣ꯫ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯆꯤꯝꯕꯥꯜꯗꯨꯁꯨ ꯇꯞꯅ ꯀꯧꯖꯔꯤ, ꯅꯥꯆꯧꯒꯤ ꯊꯣꯏꯊꯣꯏꯕꯤ, ꯊꯣꯏ꯫ ꯍꯦꯃꯥ ꯃꯨꯟꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ, ꯀꯞꯈꯤꯗ꯭ꯔꯦ, ꯎꯔꯦ ꯏꯌꯥꯝꯗꯣ꯫ ꯅꯤꯡꯊꯧ ꯃꯁꯥꯗꯣ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯍꯦꯃꯥ ꯑꯗꯨ ꯄꯥꯈꯠꯂꯤ ꯃꯇꯧꯗꯣ, ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟ ꯌꯦꯡꯂꯤ ꯃꯥꯒꯤ ꯗꯥꯆꯧꯕꯗ꯫ ꯅꯤꯡꯊꯧ ꯃꯁꯥꯗꯣ ꯈꯖꯤꯛ ꯂꯦꯡꯉꯛꯏ, ꯁꯤꯈ꯭ꯔꯣ ꯍꯥꯏꯅꯣ? ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯂꯒ ꯁꯤꯈ꯭ꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯟꯂꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯆꯩꯅꯥꯁꯤꯗꯒꯤ ꯅꯪꯒꯤ ꯁꯤꯈ꯭ꯔ ꯐꯗꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯆꯩꯅꯥꯁꯦ꯫ ꯊꯣꯏ, ꯁꯤꯈ꯭ꯔꯣ ꯍꯥꯏꯗꯨꯗꯤ ꯍꯥꯏꯅꯨꯕ꯫ ꯍꯦꯃꯥ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ, ꯁꯣꯏꯗꯅ ꯅꯤꯡꯊꯧꯗꯣ ꯑꯗꯨꯝꯅ ꯊꯝꯂꯗꯤ ꯁꯤꯈ꯭ꯔꯅꯤ ꯃꯥ ꯈꯪꯉꯤ꯫ ꯐꯠ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯣꯛꯇꯕ ꯄꯥꯝꯕꯣꯝꯗꯨꯗ ꯄꯥꯏ, ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯒꯨꯝ ꯃꯇꯧꯏ꯫ ꯅꯤꯡꯊꯧ ꯃꯆꯤ ꯂꯦꯡꯕꯤꯗꯦ, ꯑꯗꯨꯃꯛ ꯂꯩ꯫ ꯍꯦꯃꯥ ꯁꯥꯎꯔꯞ ꯀꯤ, ꯃꯤꯄꯥꯏꯔꯞ ꯐꯤꯡꯂꯞ, ꯇꯍꯥ ꯇꯍꯥ ꯃꯤꯄꯥꯏꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯤ, ꯁꯤꯕꯅ ꯍꯥꯟꯈꯤ ꯇꯥꯔꯦ, ꯑꯣꯛꯇꯕ ꯏꯌꯥꯝꯁꯦ, ꯀꯨꯝꯂꯛꯑꯣ ꯍꯥꯏꯃꯤ, ꯗꯣꯛꯇꯔ ꯂꯥꯛꯏ꯫ ꯅꯤꯡꯊꯧ ꯅꯤꯡꯉꯥꯏ ꯇꯧꯏ, ꯃꯇꯥꯡꯒꯤ ꯖꯥꯠ ꯆꯥꯗꯦ꯫ ꯅꯨꯡꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯀꯥꯟ ꯃꯁꯥꯗꯤ ꯁꯤꯕꯅ ꯍꯥꯟꯈ꯭ꯔꯅꯤ ꯀꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯗꯨꯝ ꯇꯧꯔꯤ꯫ ꯗꯥꯆꯧꯕ ꯀꯧ, ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯨꯝꯃꯣꯏ, ꯍꯧꯖꯤꯛꯃꯛ ꯀꯧ꯫ ꯍꯦꯃꯥ ꯄꯦꯔꯤ ꯄꯦꯔꯤ ꯈꯪꯂꯥꯎ ꯂꯧꯈꯠꯂꯛꯏ, ꯑꯣꯛꯇꯕ ꯀꯣꯛꯆꯥꯛꯄ ꯅꯤꯡꯊꯧ, ꯁꯦ ꯊꯨꯅ ꯀꯨꯝꯂꯛꯑꯣ ꯍꯥꯏꯃꯤ, ꯁꯤꯔꯒꯦꯔꯣ? ꯁꯤꯈꯤꯔꯣꯏ, ꯅꯪꯅ ꯗꯥꯆꯧ ꯀꯧꯕ ꯇꯥꯈꯤꯗꯦ, ꯇꯥꯗ ꯋꯥꯠꯂꯦ, ꯑꯩ ꯁꯤꯈꯤꯔꯣꯏ꯫ ꯑꯣꯛꯇꯕ ꯀꯨꯝꯂꯛꯑꯣ ꯍꯥꯏꯃꯤ, ꯁꯦ ꯀꯨꯝꯂꯛꯑꯣ ꯍꯥꯏꯕ꯫ ꯗꯥꯆꯧ ꯀꯧ, ꯀꯧꯗ꯭ꯔꯤꯈꯩ ꯀꯨꯝꯂꯣꯏ, ꯉꯁꯤꯗꯤ ꯌꯥꯗ ꯌꯥꯔꯣꯏ꯫ ꯃꯍꯩ ꯌꯦꯡꯅꯔꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ꯫ ꯅꯤꯡꯊꯦꯝꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯁꯤꯈꯤꯕꯅ ꯍꯥꯟꯈꯤ ꯇꯥꯔꯦ ꯃꯥꯒꯤ ꯃꯔꯨꯞꯇꯣ꯫ ꯀꯔꯤ ꯇꯧꯅꯤ ꯈꯜꯂꯤ꯫ ꯁ꯭ꯌꯥꯝ ꯍꯣꯏꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯗꯣ ꯋꯥꯅ ꯍꯥꯏ, ꯄꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯤꯟꯈꯤ, ꯗꯥꯆꯧꯕ ꯍꯥꯏꯅ ꯍꯧꯖꯤꯛꯃꯛ ꯀꯧ꯫ ꯊꯣꯏ, ꯀꯧꯗ ꯌꯥꯔꯣꯏ, ꯁꯤꯗ꯭ꯔꯤꯉꯩꯗꯨꯗꯤ ꯑꯩ ꯇꯥꯈꯤꯒꯦ, ꯑꯗꯨꯒ ꯁꯤꯕꯤ ꯅꯃꯥꯡꯗ ꯅꯪꯅ ꯄꯥꯝꯕ ꯂꯣꯏ ꯄꯤꯒꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯁꯤꯗꯣꯛꯄꯤꯒꯦ, ꯅꯪꯅꯕꯨ ꯄꯦꯟꯅꯤ ꯍꯥꯏꯔꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯦꯠꯂꯔꯣꯏ꯫ ꯑꯗꯨꯛ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯑꯣꯛꯇꯕ, ꯃꯌꯥꯝꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯕ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯃꯇꯧꯗꯨꯗ ꯍꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯀꯞꯂꯛꯏ꯫ ꯍꯧꯅ ꯂꯥꯎꯔꯛꯏ ꯑꯃꯨꯛꯁꯨ, ꯃꯤꯡꯒꯧ ꯑꯃꯁꯨ ꯀꯧꯖꯔꯛꯏ ꯃꯥꯒꯤ ꯗꯥꯛꯇꯔ ꯀꯣꯛꯆꯥꯛꯀꯤ ꯃꯐꯝꯗ꯫
ꯅꯨꯡꯁꯤ ꯃꯤꯀꯞ ꯈꯣꯜ ꯃꯔꯛꯇꯨꯗ ꯅꯤꯡꯊꯧꯒꯤ ꯍꯦꯃꯥꯅ ꯃꯍꯥꯄꯥꯄꯤ ꯍꯣ ꯃꯍꯥꯄꯥꯄꯤ ꯅꯨꯡꯁꯤ ꯇꯦꯂꯪꯒꯥ ꯃꯇꯧꯗꯣ ꯃꯉꯥꯎ ꯊꯤꯕ ꯑꯉꯥꯡꯅ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯜ ꯊꯛꯇ ꯊꯣꯛꯂꯤꯀꯥꯟ ꯂꯧꯕꯨꯛꯇ ꯂꯃꯥꯡꯗ ꯃꯥꯏꯀꯩ ꯈꯪꯗ ꯃꯤꯂꯨ ꯑꯅꯤꯅ ꯅꯣꯡꯊꯛꯇ ꯌꯦꯡꯖ ꯃꯈꯨꯠꯅ ꯑꯃꯅ ꯇꯦꯂꯪꯒꯥꯒꯤ ꯂꯪꯂꯥ ꯃꯥꯕꯨ ꯁꯦꯟꯅꯖ ꯃꯈꯨꯠꯅ ꯑꯃꯅ ꯇꯦꯂꯪꯒꯥ ꯃꯥꯒꯤ ꯂꯪꯒꯣꯜꯗ ꯄꯥꯏꯖ ꯀꯣꯏꯆꯦꯟ ꯆꯦꯟ ꯄꯪꯅꯣꯛ ꯅꯣꯛ ꯃꯥꯏꯀꯩ ꯈꯪꯗ ꯑꯉꯧꯕ ꯃꯥꯂꯪꯂꯛꯇ ꯆꯦꯟꯗꯨꯅ ꯂꯩꯕꯗꯨꯅꯤ ꯅꯤꯡꯊꯧꯅ ꯁꯥꯟꯅꯔꯤꯕꯁꯨ ꯅꯨꯡꯁꯤ ꯂꯝꯄꯥꯛꯇꯅꯤ ꯅꯨꯡꯁꯤ ꯇꯦꯂꯪꯒꯥꯅꯤ ꯃꯈꯨꯠ ꯑꯃꯨꯛꯁꯨ ꯄꯥꯏꯔꯤꯕ ꯅꯨꯡꯁꯤ ꯂꯝꯖꯦꯜ ꯀꯥꯐꯩ ꯀꯥꯐꯩ ꯃꯈꯣꯡ ꯑꯅꯤꯅ ꯊꯥꯡꯖ ꯆꯦꯜꯂꯨꯔꯤꯕ ꯕꯣꯝ ꯑꯃꯨꯛ ꯇꯨꯁꯤꯟꯈꯤꯕ ꯆꯩꯅꯥ ꯐꯥꯎꯈꯤꯗ꯭ꯔꯕꯒꯨꯝ ꯑꯃꯨꯛꯁꯨ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯅꯨꯡꯁꯤ ꯃꯤꯠꯂꯨ ꯑꯅꯤꯅ ꯌꯦꯡꯖꯔꯤꯕ ꯅꯨꯡꯁꯤ ꯃꯇꯧꯅꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯂꯦꯞꯅꯤ ꯀꯥꯎ ꯋꯥꯗ ꯁꯥ ꯇꯥꯏꯕꯪꯄꯥꯜꯒꯤ ꯆꯩꯅꯥ ꯄꯨꯝꯕ ꯀꯥꯎꯊꯣꯛ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯅꯨꯡꯁꯤ ꯃꯔꯩꯒꯤ ꯃꯄꯨꯅꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯖꯤꯛ ꯐꯥꯎꯕ ꯈꯪꯕꯤꯗ꯭ꯔꯕꯤ ꯊꯃꯣꯏ ꯄꯥꯜꯂꯨꯏ ꯂꯦꯞꯈ꯭ꯔꯕꯤ ꯃꯥꯒꯤ ꯍꯦꯃꯥꯅꯤ ꯑꯁꯨꯝꯅꯁꯨ ꯁꯥꯎꯔꯞ ꯃꯤꯄꯥꯏꯅ ꯂꯥꯎꯔꯛꯏ ꯃꯉꯥꯎ ꯊꯤꯕ ꯃꯥꯒꯤ ꯃꯍꯥꯄꯥꯄꯤ ꯗꯥꯆꯧꯕꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯃꯕꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯗꯕ꯭ꯔꯥ ꯍꯦꯃꯥ ꯃꯥꯁꯨ ꯍꯩ ꯄꯥꯄꯤ ꯃꯍꯥꯄꯥꯄꯤ ꯊꯨꯅ ꯂꯥꯎ ꯍꯩꯃꯤ ꯅꯇꯨꯔꯣ ꯑꯩꯁꯦ ꯅꯪꯅ ꯃꯔꯩ ꯃꯔꯥꯡꯒ ꯇꯧꯔꯤꯁꯤꯕꯣ ꯑꯣꯏꯅꯔꯛꯏꯕ ꯀꯥꯏꯗꯨꯔꯣ ꯅꯇꯨ ꯑꯁꯦꯡꯕꯗꯨꯗ ꯑꯣꯏꯅꯔꯨ ꯆꯠꯂꯣ ꯃꯍꯥꯄꯥꯄꯤ ꯅꯃꯤꯠꯁꯤꯁꯨ ꯎꯏꯁꯟꯒ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯩ ꯄꯥꯄꯤ ꯅꯤꯡꯊꯧ ꯀꯨꯝꯂꯛꯑꯣ ꯍꯥꯏꯃꯤ ꯅꯃꯤꯠ ꯎꯏꯁꯟꯈꯤꯅꯨ ꯁꯦꯃꯤ ꯍꯩꯃꯥ ꯍꯩꯃꯥ ꯐꯅ ꯁꯤꯖꯅꯤꯡꯂꯁꯨ ꯁꯤꯕꯒ ꯅꯪꯗꯦ ꯁꯤꯕꯒ ꯉꯝꯗꯦꯗꯨꯅꯤ ꯃꯇꯧꯗꯣ ꯃꯃꯤꯠ ꯑꯅꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯩꯔꯨꯔꯕ ꯃꯍꯥꯄꯥꯄꯤꯗꯣ ꯃꯃꯣꯟꯗꯨꯝ ꯅꯣꯛꯁꯤꯜꯂꯛꯏ ꯋꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕꯤ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯃꯆꯤꯟꯃꯛꯅ ꯆꯩꯕ ꯉꯝꯕꯤ ꯃꯥꯒꯤ ꯍꯦꯃꯥꯗꯒ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯜꯂꯛꯏ ꯁꯤꯔꯝꯗꯥꯏ ꯌꯧꯔꯗꯨꯐꯥꯎ ꯄꯥꯃꯨ ꯋꯥꯍꯩ ꯑꯃꯅꯤꯁꯨ ꯑꯃꯨꯛꯀ ꯍꯦꯛꯇ ꯂꯥꯟꯁꯤꯜꯂꯛꯏ ꯏꯇꯨꯒ ꯂꯩꯖꯗ꯭ꯔꯦ ꯍꯣ ꯃꯤꯑꯣꯠꯄꯤ ꯅꯪꯅ ꯏꯇꯨ ꯑꯣꯏꯕꯤꯌꯨ ꯌꯥꯗ꯭ꯔꯁꯨ ꯅꯋꯥꯅꯦꯗꯤ ꯏꯇꯨꯗ ꯑꯣꯏꯅꯗꯅ ꯀꯅꯥꯗ ꯑꯣꯏꯅꯅꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯗꯥꯆꯧ ꯀꯧ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯍꯦꯛꯇ ꯃꯍꯥꯄꯥꯄꯤ ꯍꯥꯏꯕ ꯃꯤꯡꯒꯧꯁꯤ ꯑꯣꯏꯅ ꯂꯥꯟꯁꯤꯜꯂꯛꯏꯗꯤ ꯍꯣꯏꯗ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯅ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯗ ꯅꯪꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯄꯦꯔꯤ ꯄꯦꯔꯤ ꯃꯍꯥꯄꯥꯄꯤ ꯀꯧꯔꯛꯄꯁꯤꯗꯤ ꯃꯣꯏ ꯀꯅꯥꯒꯤ ꯍꯅꯤ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯗꯥꯔꯂꯤꯡ ꯀꯧꯅꯕꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯍꯥꯄꯥꯄꯤꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯤꯑꯣꯠꯄꯤ ꯍꯦꯟꯃꯜꯂꯦ ꯃꯇꯧꯗꯨ ꯈꯖꯤꯛ ꯈꯔꯥꯒꯗꯒ ꯅꯠꯇꯦ ꯄꯨꯃꯦꯟ ꯍꯦꯟꯃꯟꯕ ꯍꯥꯏꯕ ꯃꯇꯧꯗꯨ ꯑꯣꯏꯔꯕꯅꯤ ꯃꯤꯑꯣꯠꯄꯤ ꯍꯦꯃꯥ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ ꯃꯈꯨꯕꯥꯛꯅ ꯅꯤꯡꯊꯧꯒꯤ ꯌꯥꯝ ꯋꯥꯅ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯖ ꯉꯥꯡꯂꯛꯏ ꯃꯆꯤꯜꯗꯨꯗ ꯕꯣꯞ ꯕꯣꯞ ꯑꯅꯤꯔꯛ ꯍꯦꯛ ꯀꯜꯂꯞ ꯍꯦꯛ ꯊꯥꯖꯤꯟꯈꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯐꯥꯎꯕꯤꯅꯤ ꯅꯨꯄꯤꯁꯤꯁꯨ ꯅꯤꯡꯉꯥꯏ ꯈꯖꯤꯛ ꯇꯧꯖꯕ ꯅꯨꯄꯥꯗꯣ ꯈꯨꯗꯛꯇ ꯋꯥꯔꯛꯅꯤꯡꯉꯤ ꯅꯤꯡꯊꯧ ꯁꯥꯎꯕꯤꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯃꯥ ꯄꯥꯡꯊꯣꯔꯛꯇ꯭ꯔꯦ ꯋꯥꯁꯨ ꯉꯥꯡꯂꯛꯇꯦ ꯆꯩꯅꯥꯗꯨꯗꯤ ꯃꯥ ꯐꯥꯎꯏ ꯐꯨꯔꯛꯂꯒ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯄꯥꯄꯤ ꯀꯧꯕꯗ ꯐꯥꯎ ꯑꯗꯨꯛ ꯍꯔꯥꯎꯔꯗꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯃꯤꯑꯣꯠꯄꯤꯅ ꯗꯥꯆꯧꯕ ꯍꯥꯏꯅꯒ ꯅꯨꯡꯁꯤꯅ ꯀꯦꯔꯞ ꯃꯦꯡꯂꯞ ꯀꯧꯁꯤꯜꯂꯛꯑꯗꯤ ꯅꯤꯡꯊꯧ ꯃꯥꯗꯤ ꯋꯥꯟꯊꯗꯨꯅ ꯁꯤꯈ꯭ꯔꯅꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯣ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯅꯤ ꯃꯦꯟꯃꯥꯟ ꯑꯃꯁꯨ ꯇꯥꯗ꯭ꯔꯕꯅꯤ ꯀꯤꯖꯔꯨꯔꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯣ ꯑꯗꯨꯝ ꯇꯧꯅꯨ ꯍꯥꯏꯅꯗꯤ ꯐꯣꯡꯅ ꯋꯥꯀꯠꯂꯛꯇ꯭ꯔꯁꯨ ꯑꯁꯨꯝ ꯅꯨꯡꯗ ꯅꯤꯡꯊꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯇꯜꯂꯤ ꯑꯣꯏꯕ ꯉꯁꯤꯗꯤ ꯃꯥꯏꯁꯤꯗ ꯃꯈꯨꯠ ꯃꯁꯥꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯇꯁꯀ ꯄꯪꯇꯧꯗ ꯇꯧꯁꯤꯜꯂꯤ ꯃꯥꯅꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯈꯨꯄꯥꯛꯅꯒ ꯊꯥꯖꯔꯤꯕ ꯑꯩꯅꯗꯤ ꯃꯈꯨꯠꯅ ꯃꯥꯏꯗꯒ ꯁꯣꯛꯂꯛꯄꯁꯤꯗ ꯈꯠꯂꯩꯗꯕ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯁꯤꯜꯂꯛꯏꯕꯅꯤ ꯅꯤꯡꯊꯧ ꯋꯥꯅ ꯑꯃꯨꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤ ꯗꯥꯆꯧ ꯍꯥꯏꯅ ꯀꯧꯗ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦꯗꯤ ꯌꯥꯔꯣꯏ ꯃꯥꯏ ꯅꯨꯄꯥꯗꯨꯕꯨ ꯐꯩ ꯃꯋꯥ ꯍꯥꯠꯇꯧꯔꯤ ꯗꯥꯆꯧ ꯀꯧꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯡꯁꯤ ꯃꯔꯩ ꯃꯔꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯈꯣꯏꯗꯥꯖꯕ ꯃꯤꯡꯒꯧ ꯃꯍꯥꯛꯁꯨ ꯄꯥꯝꯃꯨꯕꯤ ꯈꯣꯟꯖꯦꯜꯅ ꯀꯧꯖꯕ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯍꯦꯃꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯃꯍꯥꯄꯥꯄꯤꯗꯨꯗ ꯑꯗꯨꯒ ꯃꯤꯄꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯤꯔꯦ ꯃꯍꯥꯄꯥꯄꯤꯁꯤ ꯁꯤꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯥꯎꯃꯤ ꯅꯣꯏꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯆꯤꯟꯗ ꯊꯥꯖꯤꯟꯕꯗꯨꯗ ꯁꯤꯔꯤꯔꯣ ꯑꯩ ꯃꯤ ꯍꯥꯠꯂꯕ꯭ꯔꯣ ꯃꯃꯥ
ꯃꯃꯥ ꯑꯩ ꯃꯤ ꯍꯥꯠꯂꯦ ꯍꯦꯃꯥꯗꯣ ꯀꯞꯂꯤ ꯃꯇꯧꯗꯣ ꯀꯩꯅꯣꯝꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯀꯩꯅꯣꯝꯅꯤ ꯅꯤꯡꯊꯦꯝ ꯈꯨꯗꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯅꯤꯡꯉꯥꯏ ꯃꯄꯤ ꯑꯣꯏꯔꯝꯕ ꯊꯧꯅꯥ ꯐꯕꯗꯒꯤ ꯐꯕ ꯃꯍꯥꯛꯇꯣ ꯑꯣꯏꯖꯔꯝꯕ ꯍꯧꯖꯤꯛꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧꯗꯣ ꯊꯥꯡꯖꯤꯟꯈꯤ ꯃꯅꯨꯡꯂꯣꯝꯗ ꯗꯣꯛꯇꯔ ꯑꯅꯤ ꯌꯧꯔꯛꯏ ꯈꯨꯗꯛꯇ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗꯨꯗ ꯅꯔꯁ ꯑꯅꯤ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯣꯝꯁꯤꯜꯂꯤ ꯃꯍꯥꯄꯥꯄꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯄꯨꯗ꯭ꯔꯦ ꯋꯥꯗꯣ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯈꯟꯕꯅꯤ ꯏꯔꯥ ꯂꯩꯕ ꯋꯥꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯌꯨ ꯌꯥꯔꯒꯗꯒꯦ ꯍꯦꯛꯇ ꯃꯤꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯅꯤꯅ ꯄꯥꯜꯂꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯦꯛꯇꯗ ꯀꯔꯝ ꯅꯣꯡꯃꯩ ꯄꯥꯜꯂꯤꯕꯅꯣ ꯃꯔꯝ ꯍꯪꯂꯛꯀꯅꯤ ꯏꯔꯥꯏ ꯂꯩꯕ ꯋꯥꯁꯨ ꯅꯠꯇꯦ ꯃꯤ ꯍꯥꯠꯄ ꯆꯠꯂꯨꯏ ꯑꯗꯨꯒ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯕꯗ ꯅꯤꯡꯊꯧꯗꯣ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯕ ꯋꯥ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯌꯥꯝꯅ ꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯌꯨꯝꯗ ꯑꯣꯏꯅ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯗꯣꯛꯇꯔ ꯀꯧꯔꯤꯕꯅꯤ ꯅꯤꯡꯊꯧꯕꯨ ꯐꯖꯅ ꯂꯥꯌꯦꯡꯍꯜꯂꯤꯕꯅꯤ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯃꯔꯝ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯕ ꯌꯥꯗꯕ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝꯁꯤꯡꯁꯤ ꯇꯣꯏꯅ ꯊꯣꯛꯏ ꯁ꯭ꯌꯥꯝꯒꯤ ꯏꯃꯨꯡꯁꯤ ꯑꯗꯨꯒ ꯍꯥꯟꯅꯅ ꯑꯁꯨꯝ ꯁꯣꯛꯂꯛꯄꯗ ꯂꯥꯌꯦꯡꯅꯕ ꯁꯤꯜꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯦ ꯌꯨꯝꯗꯨꯗ ꯃꯇꯥ ꯑꯃꯒꯤ ꯏꯃꯨꯡꯅꯤ ꯃꯇꯥ ꯑꯃꯒꯤ ꯃꯤꯁꯤꯡꯅꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯁ꯭ꯌꯥꯝꯇꯅꯤ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯊꯋꯥꯏ ꯄꯥꯝꯃꯨꯗ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯑꯇꯩ ꯀꯅꯥ ꯑꯃꯁꯨ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯃꯤꯄꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯕ ꯃꯆꯥ ꯂꯟꯖꯦꯟꯕꯗꯤ ꯅꯤꯡꯊꯧꯕꯨ ꯍꯩꯅꯗꯦ ꯆꯝꯅ ꯍꯩꯅꯗꯕꯒ ꯅꯠꯇꯦ ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ ꯎꯕꯗ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯤꯡꯊꯧꯗꯣ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯕ ꯄꯦꯟꯗ꯭ꯔꯤꯕꯁꯤꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯁꯤꯟ ꯃꯄꯥꯁꯦ ꯌꯥꯝꯅ ꯆꯥꯂꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯃꯥꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯎꯠꯄ ꯃꯥꯒꯤ ꯃꯇꯧꯁꯤꯡꯗꯨꯗꯅꯤ ꯑꯗꯨ ꯄꯦꯟꯗꯦ ꯂꯟꯆꯦꯟꯕ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕꯁꯨ ꯉꯝꯗꯦ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯜꯂꯨꯕꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯟꯅ ꯌꯦꯡꯗꯦ ꯁꯤꯈ꯭ꯔꯒ ꯄꯦꯟꯒꯅꯤ ꯈꯜꯂꯤꯕꯅꯤ ꯁꯤꯍꯟꯅꯤꯡꯂꯤꯕꯅꯤ ꯃꯍꯥꯄꯥꯄꯤꯗꯨꯗꯤ ꯑꯗꯨꯅ ꯂꯟꯆꯦꯟꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥ ꯂꯦꯞꯄꯤ ꯀꯞꯂꯤꯕꯗꯣ ꯊꯦꯝꯖꯤꯟꯕꯤꯔꯤ ꯍꯦꯃꯥ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯕ ꯉꯝꯗꯅ ꯑꯁꯤꯒꯤꯕꯨ ꯀꯞꯄꯤ ꯂꯥꯎ ꯌꯨꯝꯗ ꯆꯪꯉꯣ ꯄꯣꯊꯥꯔꯣ ꯂꯥꯎ ꯊꯣꯏ ꯃꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯆꯥꯕꯨ ꯈꯖꯤꯛ ꯀꯣꯟꯁꯤꯟꯕꯤ ꯀꯞꯂꯅꯨꯁꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯉꯥꯡꯗꯪꯅ ꯋꯥ ꯋꯥ ꯍꯦꯛ ꯀꯞꯄꯁꯤꯕꯨ ꯀꯔꯤꯅꯣ ꯃꯅꯨꯡꯗ ꯂꯩꯔꯨꯔꯣ ꯁꯤꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯃꯤ ꯍꯦꯃꯥ ꯃꯃꯥꯕꯨ ꯈꯪꯅꯤꯡ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯋꯥꯔꯧꯅ ꯍꯥꯏꯔꯤ ꯁꯛ ꯐꯖꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯪ ꯉꯁꯤꯗꯒꯤ ꯀꯧꯔꯛꯀꯅꯨ ꯂꯣꯏꯅꯔꯝꯅꯤꯅ ꯅꯋꯥꯗꯨꯒꯅꯦ ꯂꯩꯖꯧꯅ ꯑꯗꯨꯝꯅ ꯃꯆꯤꯜ ꯈꯨꯝꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯦꯃꯥ ꯐꯤꯡꯅ ꯑꯃꯨꯛ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯇꯨꯃꯤꯟ ꯂꯦꯞꯍꯧꯔꯤ ꯂꯟꯆꯦꯟꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯦ ꯃꯅꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯁꯨ ꯍꯥꯏꯔꯝꯗꯅ ꯁ꯭ꯌꯥꯝ ꯅꯤꯡꯊꯧꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯁꯤꯜꯂꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯦ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯃꯐꯝ ꯑꯅꯤꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯦꯛꯁꯦꯁꯤꯚ ꯕ꯭ꯂꯤꯗꯤꯡ ꯇꯧꯈ꯭ꯔꯦ ꯈꯨꯗꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯁ꯭ꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯀ ꯆꯥꯟꯅꯕ ꯏ ꯊꯧꯔꯥꯡ ꯇꯧꯍꯜꯂꯤ ꯏ ꯀꯥꯞꯂꯤ ꯃꯈꯨꯠ ꯃꯈꯣꯡꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯂꯧꯊꯣꯛꯍꯜꯂꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ ꯃꯁꯥ ꯌꯥꯎꯅ ꯅꯤꯡꯊꯧꯕꯨ ꯏꯇꯠ ꯇꯠꯇꯅ ꯁꯣꯜꯂꯤ ꯍꯥꯏ ꯅꯤꯡꯊꯧ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯀꯩꯁꯨ ꯇꯧꯍꯟ ꯌꯥꯗꯦꯀꯣ ꯑꯋꯥꯠꯄ ꯄꯨꯝꯕ ꯑꯩꯅ ꯄꯤꯒꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯃꯥꯅ ꯑꯩꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯡ 10 ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯄꯨꯡ ꯃꯝꯈ꯭ꯔꯦ ꯄꯨꯡ ꯆꯤꯛꯈ꯭ꯔꯦ ꯁ꯭ꯌꯥꯝꯒꯤ ꯌꯨꯝꯗꯣ ꯗꯣꯛꯇꯔꯁꯤꯡꯁꯨ ꯊꯣꯛꯂꯛꯏ ꯋꯥꯔꯤ ꯀꯨꯞꯊꯅ ꯁꯥꯔꯤ ꯁ꯭ꯌꯥꯝꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯤꯡꯊꯦꯝꯁꯨ ꯌꯥꯎꯔꯤ ꯀꯩꯀꯩꯅꯣ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ ꯆꯦꯛꯁꯤꯟ ꯋꯥ ꯑꯣꯏꯔꯤꯅꯤ ꯄꯣꯊꯥꯍꯟꯕꯤꯌꯨ ꯄꯥꯛ ꯍꯦꯛ ꯀꯟꯈꯠꯂꯛꯇꯧ ꯃꯥꯟꯗꯦ ꯃꯁꯥꯁꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯏꯅꯥꯎ ꯅꯤꯡꯊꯧꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯃꯆꯥ ꯑꯃꯅꯤꯅ ꯍꯥꯠꯄ ꯉꯝꯗꯧ ꯅꯠꯇꯦ ꯄꯥꯕꯨꯡ ꯍꯦꯛ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯏꯅꯥꯎꯒꯤ ꯄꯥꯕꯨꯡꯒꯤꯗꯤ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯊꯤꯟꯊꯗꯅ ꯆꯤꯟꯖꯔꯛꯀꯦ ꯋꯥꯕꯤꯒꯅꯨ ꯄꯥꯕꯨꯡ
ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯤ ꯗꯣꯛꯇꯔꯁꯤꯡꯗꯨꯒꯤ ꯅꯔꯁꯁꯤꯡꯗꯨꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯈꯤ꯫ ꯅꯣꯡꯃꯤ ꯃꯁꯥꯃꯛ ꯊꯣꯛꯂꯛꯇꯨꯅ ꯊꯤꯟꯗꯣꯛꯂꯤ꯫ ꯍꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯕꯨ ꯂꯦꯡꯒꯣꯜꯂꯤ ꯁ꯭ꯌꯥꯝꯅ꯫ ꯅꯤꯡꯊꯦꯝ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯇꯥꯏ꯫ ꯊꯕꯛꯇꯤ ꯂꯣꯏꯔꯝꯂꯦ ꯄꯥꯕꯨꯡ꯫ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯆꯠꯄꯅꯤ꯫ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯑꯗꯨ ꯅꯤꯡꯊꯧꯅ ꯂꯝꯕꯤꯗ ꯁꯝꯐꯥꯕꯤ ꯂꯩꯈꯤꯅꯤꯅ ꯒꯥꯔꯤ ꯈꯥꯝꯍꯟꯈꯤꯕꯅꯤ ꯑꯩꯕꯨ꯫ ꯑꯩꯅ ꯈꯥꯝꯕꯅꯤ꯫ ꯆꯠꯂꯨꯔꯤ ꯊꯕꯛꯇꯨꯗꯤ ꯐꯅꯌꯥꯝ ꯂꯨꯏ ꯍꯥꯏꯅ꯫ ꯌꯦꯛꯅꯕꯅ ꯏꯇꯨꯡꯗ ꯏꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯐꯅꯀꯅ ꯑꯩꯅ꯫ ꯃꯥ ꯌꯥꯗꯦ꯫ ꯃꯥꯏ ꯃꯔꯤꯗꯣ ꯈꯪꯉꯤꯗꯅ ꯄꯥꯕꯨꯡ꯫ ꯑꯗꯨꯒ ꯁꯝꯐꯥꯕꯤ ꯂꯩꯔꯤꯀꯥꯟ ꯅꯥꯔꯣꯟꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤꯅꯤ꯫ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯄꯥꯕꯨꯡ꯫ ꯌꯦꯛꯅꯕꯅꯗꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯝ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯖꯔꯒꯦ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯂꯒ ꯁꯤꯗ ꯄꯨꯖꯔꯛꯄꯅꯤ꯫ ꯁꯤꯔꯝꯅꯤꯗ꯫ ꯁ꯭ꯌꯥꯝ ꯉꯛꯅ ꯁꯝꯐꯥꯕꯤ ꯂꯩꯔꯤꯕ? ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ? ꯀꯔꯤꯒꯤ ꯁꯝꯐꯥꯕꯤ ꯂꯩꯔꯤꯕ ꯃꯥꯗꯤ? ꯇꯟꯖꯥ ꯏꯆꯥ ꯆꯥꯗ꯫ ꯃꯊꯣꯏ ꯃꯥꯡꯒꯅꯤ ꯀꯤꯔꯨꯗꯅ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯧꯖꯤꯛꯇꯗ꯫ ꯃꯥꯅꯤ ꯄꯥꯕꯨꯡ꯫ ꯁꯤꯕꯗꯤ ꯍꯥꯟꯅꯒꯨꯝ ꯀꯤꯗꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯨꯁꯨꯅꯤ꯫ ꯑꯗꯨꯝ ꯃꯀꯣꯛꯁꯤ ꯍꯥꯟꯅꯗꯧꯅ ꯆꯥꯈꯠꯂꯛꯏꯕꯁꯤꯅꯤ꯫ ꯃꯥ ꯁꯝꯐꯥꯕꯤꯗꯣ ꯃꯥꯒꯤ ꯊꯣꯏꯒꯤꯅꯤ ꯍꯥꯏ꯫ ꯂꯩꯔꯨꯁꯤꯒ ꯃꯥ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯁ꯭ꯌꯥꯝ ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯥ ꯑꯃꯨꯛ ꯆꯪꯂꯨꯏ꯫ ꯌꯦꯡꯂꯨꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ꯫ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯁꯤꯡ ꯑꯗꯨꯗ ꯁꯦꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯆꯨꯝꯃꯤ꯫ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯤꯡꯊꯧ ꯁ꯭ꯌꯥꯝꯒꯤꯗꯤ꯫ ꯑꯗꯨꯛ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯁꯨ ꯊꯕꯛ ꯑꯃ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯗꯤ ꯇꯧꯕ ꯃꯤꯗꯥꯅꯤ꯫ ꯍꯦꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ꯫ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯤꯡꯊꯧꯅ ꯌꯥꯏ꯫ ꯃꯆꯥ ꯂꯝꯆꯤꯟꯕꯅ ꯉꯝꯗꯕ, ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯥꯎꯕ ꯐꯪꯂꯔꯣꯏꯗꯕ ꯑꯔꯨꯕ ꯊꯕꯛ ꯀꯌꯥꯗꯤ ꯅꯤꯡꯊꯧꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯁ꯭ꯌꯥꯝꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯠꯀꯅꯤ꯫ ꯃꯤ ꯐꯥꯔꯨ ꯐꯥꯔꯨꯅꯤ꯫ ꯃꯤ ꯀꯤꯍꯜꯂꯨ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯜꯍꯜꯂꯨ ꯏꯜꯍꯜꯂꯨꯅꯤ ꯃꯔꯝ ꯍꯪꯗ꯫ ꯇꯣꯀꯤ ꯇꯀꯥꯏ ꯀꯩꯗꯧꯅꯨꯡꯗ ꯊꯤꯗꯅ ꯅꯤꯡꯊꯧꯁꯤ ꯑꯗꯨ ꯇꯧꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯁ꯭ꯌꯥꯝꯅ ꯈꯪꯂꯨꯔꯤꯕ꯫ ꯑꯁꯤꯃꯗꯤ ꯃꯥꯕꯨ ꯑꯗꯣ ꯅꯤꯡꯊꯧꯅ ꯂꯨꯅ ꯅꯤꯡꯖꯪꯕ꯭ꯔꯥ? ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯃꯛꯇꯒꯤ ꯍꯦꯟꯅ ꯐꯥꯎ꯫ ꯄꯪꯄꯦꯟꯗ ꯄꯦꯟꯖꯩ ꯁ꯭ꯌꯥꯝꯗꯤ꯫ ꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯔꯗꯤ ꯃꯥ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯅꯤ ꯍꯦꯃꯥꯕꯨ ꯃꯃꯥꯡꯃꯛꯇ ꯃꯤꯅꯨꯡꯁꯤꯅ ꯅꯤꯡꯊꯧꯅ ꯀꯣꯛꯆꯥꯛꯄꯣꯟ ꯃꯥꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂ ꯐꯥꯎ ꯃꯥꯅ ꯁꯥꯎꯒꯦ ꯉꯝꯂꯨꯗ꯭ꯔꯤꯕ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯑꯗꯨꯛ ꯅꯤꯡꯖꯔꯤꯕꯗꯣ ꯑꯇꯩ ꯀꯔꯤ ꯑꯇꯣꯞꯄ ꯃꯔꯝꯕꯨ ꯂꯩꯕ? ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯁ꯭ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯊꯥꯖꯕꯅꯤ ꯅꯤꯡꯊꯧꯕꯨ꯫ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯄꯣꯊꯥꯍꯟꯗꯨꯅ ꯊꯝꯂꯝꯂꯤ꯫ ꯁ꯭ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯁꯤꯃꯁꯨ ꯍꯥꯏꯔꯩ ꯉꯁꯤꯗꯤ꯫ ꯅꯍꯥꯟꯈꯩ ꯍꯥꯏꯗꯕ ꯋꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯗ, ꯍꯦꯃꯥꯒꯤ ꯃꯃꯥꯗ꯫ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯀꯩ ꯈꯜꯂꯤ ꯃꯃꯥ? ꯅꯤꯡꯊꯧꯁꯤ ꯐꯩ꯫ ꯈꯖꯤꯛꯇꯒ ꯅꯠꯇꯦ ꯃꯥ ꯌꯥꯝ ꯐꯩꯅꯦ꯫ ꯅꯪꯁꯨ ꯂꯣꯏꯅ ꯎꯔꯝꯅꯤ ꯈꯪꯂꯝꯅꯤ꯫ ꯉꯁꯤꯁꯨ ꯌꯦꯡꯉꯨ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯛꯂꯤꯕ, ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯍꯜꯂꯛꯏꯕ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯃꯥ ꯉꯥꯛꯇꯅ ꯇꯣꯛꯇꯦ꯫ ꯃꯃꯥ ꯃꯆꯥ ꯃꯄꯥ ꯃꯇꯣꯜ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯅꯤꯡꯊꯧꯅꯤ ꯃꯥꯅ ꯏꯆꯥꯊꯣꯏꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯥꯅ ꯅꯨꯡꯁꯤꯒ ꯍꯥꯏꯅꯤ꯫ ꯅꯨꯡꯁꯤꯒ ꯎꯠꯂꯤ ꯃꯇꯧꯅ ꯑꯩꯒꯤ ꯏꯆꯥꯊꯣꯏꯁꯤꯕꯨ꯫ ꯁꯤ ꯑꯔꯥꯏꯕ ꯋꯥ ꯑꯣꯏꯔꯣꯏꯅꯦ ꯃꯃꯥ꯫ ꯏꯁꯥꯃꯛꯇ ꯐꯥꯎ ꯑꯀꯤꯕ ꯂꯩꯇꯦ ꯃꯥ ꯍꯥꯏꯔꯤ꯫ ꯏꯆꯥꯊꯣꯏꯕꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯁꯤꯡꯅꯔꯛꯇꯧꯔꯤ꯫ ꯑꯩꯐꯥꯎ ꯃꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯀꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ꯫ ꯀꯔꯤ ꯈꯜꯂꯤꯅ? ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯈꯜ꯫ ꯃꯥꯅ ꯂꯩꯕꯩꯁꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯛꯅꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯈꯧ ꯄꯣꯡꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯊꯣꯏꯕꯤꯒꯤꯗꯤ ꯐꯩ ꯈꯜꯂꯤ꯫ ꯃꯉꯣꯟꯗ ꯑꯣꯏꯅ ꯏꯆꯥꯊꯣꯏ ꯍꯦꯃꯥꯁꯤ ꯊꯥꯖꯈ꯭ꯔꯁꯤ꯫ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ꯫ ꯑꯁꯨꯝ ꯇꯧꯔꯗꯤ ꯏꯆꯥꯅ ꯏꯕꯥꯅꯤꯒꯤ ꯅꯥꯛꯇ ꯑꯗꯨꯝꯁꯨ ꯂꯩꯖꯔꯅꯤ꯫ ꯅꯤꯡꯊꯧꯁꯨ ꯁꯤꯗ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯖꯔꯅꯤ꯫ ꯅꯪꯒ ꯏꯆꯥꯊꯣꯏꯒꯁꯨ ꯂꯥꯞꯊꯣꯛꯅꯔꯣꯏ꯫ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯆꯥꯊꯣꯏꯁꯨ꯫ ꯑꯗꯨꯅ ꯃꯃꯥ ꯑꯩꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤꯅꯦ꯫ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇ꯫ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤꯒꯤ ꯏꯌꯥꯅꯨꯄꯥꯒ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯊꯕꯛ ꯃꯐꯝꯁꯤꯡꯁꯤꯗ ꯀꯌꯥꯝ ꯀꯥꯟꯅꯒꯅꯤ? ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯗꯅ ꯍꯦꯟꯅ ꯆꯥꯎꯈꯠꯇꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯂꯩꯇ ꯏꯕꯥꯅꯤꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯊꯣꯏ ꯍꯦꯃꯥꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯩꯗꯤ ꯂꯦꯞꯂꯤ꯫
Nangna kari khaliba mama. Mama oibida khumde tumin lei. Khumloi khalima khumde. Siam su tumin laikre. Ayen bawadi hainingde. Adubo hairakde. Pinjana momonokna magi nupida yengzai. Mathamoida adu pinjana siamade. Tamna amo hemagi mamagi makuto magi makuna paisilei. Chetna. Magi ni matagumna. Hemagi mamado siamdo muni yenglei. Siamdo magala maminoko manuglei. Nong nini do ningthobu pothali. Siamgi mayumdagi hendokhande. Ningthemna question sene. Numit ama purani gyanta da leiruba drip kayali. Adubo he gyanta rakpaga angawbuduna drip kayan bidong mina dena drip to khangsa satui. Anamadu kali. Hawatuna chatke hai. Ningthemna wana khami. Khoiramde da khai. Ita tatana hangjai. Magi da jawbanadi. Miluani koirelei uruba maiki khuding yengzarui. Aigi nakta aigi thudobi mo phawbalakte haibako. Asingkira themba. Mabu ina asuk thini soktuna leirse phawbada inakta mo phawba malaktabako. Ningthem magi marukki matawda nungaide yengwani. Kada hendokte nangi thuthobido. Sida sum lei. Nang nanakta laktabai wani. Yum puna leiribasiri. Ningthaw asuk naknaribasiri. Amuktang lakladi phadaw. Dacho korgladi khudak naba phadawni. Sondari isasi loine kangkat kadab. Adu mumadi hanagum ebu mirai bireko. Kishukai. Adu inakta ini asum sontana leiriba kansidadi mana laklamdabako amuk phawa. Hanjan hanjan asida hangai mina lakte haridana. I karakanina. Nongwai panpamduna khutna namsilakani ko. Wayam nungangano ningthaw pothakose. Adubo ningthawdi sonji lepti. Mamit ani do waraktuna amuk amuk uirum uirum laikrasu. Ikang silaba chimbaldunadi waraw hawi magi hemabudi. Aigi thuithoibido inaktam phawbu laktabako. Ningthem kanaroi khanbra tumin lei. Asumna numit mangani hawkri. Ningthaw matomtana kuina naduna leiningle khali. Naduna leiba ma hainade. Ado doctor laktuna yengaso masado kale fareda hai. Hidaguli chaw mayade. Kananaso mabu laknaba ngamde. Laifum khangde ma tawfum khangde. Atai maram leibagi nati sigini. Magi thoithoibi uraktaba numit mangani sizankri. Nangna nakna duklapnari. Mikup ama phaw uda leibada ma wabani. Adubu numit mangani sizalakpada ma angawbu ole. Khoido pongsawdu sabat bihawkri. Sawduna ta waruduna da isaw langduna lei. Anaba mana. Wakalso muna khali. Khanba yaba khalaga mahai. Tumin kanasu tahandabi ningthemda. Makhoi ni khak leiri kana. Themba. Matam matang chapchan. Musi hai. Thuna walu shilesi themba. Kari khali bananga. Hera ngai khoda. Nasadu kanri. Nakong dufo fazana thangduna chatpa ngamrine nangbo. Matang chadrida. Tawdori thabaksi angang na dine. Ngai biyare. Thoithoibi ude yade. Matang chapchan. Ay thabak singe themba. Nang yade haigano. Ningthem mathaduk sai. Magi marupta yengli. Makut animakna masamdo khoro holi. Simade ma mayik sengna khang. Magi marupto mana khama yaro haidana. Ningthem ningthaw ayenba wadi haina kidri. Adu khaktani. Asumna numini amasu hokhi. Ayung andaduda ningthaw segli lai. Stair do kakhalai. Lanchen boiram. Mana ningthaw buthinglai. Naradi tumilayo. Sida koilang lai si nayumni khalabra. Matam khara sida sedagna laibani nangibo. Thabaki maram khakki. Nayum nati mapumsi. Sikang. Khaziktum nuksalak mahapapidun hairi. Nathaw nate ibai bungo. Itu manak chepani. Nangna thingbam thokte. Pabong na yari. Nang kaito ngamdoiba. Lanchen ba mamin ikai. Hanare kharaga sawning leibaga. Khudakta ningthawbu. Masadu sokle kanduda. Stair dagi inthaduna halasira haina poma khali. Chabyungma. Ningthaw nokmi lanchen bada yengli. Lanchen bana khali bu wakhaldo ningthaw no uba phangmanaga fadhai. Phagida thuktuna. Pabung manakta chichabani.
Ibai, saubino. Pabung na korupagi. Khajik theduk pigara. Kong siga nage. Nasil si nabu khajik pharak pusida. Mi su kana pangata haning lay tawrisi. Aduna kana halu sige haidana pabung ga wam ta tana jaruge tawsaban. Nasil na. Yaragadi khajik ta theduk piyo. Waraw yade ibai bungo. Nasil chachare ko. Nungwi chatki. Lanjenba propok chakna lehui. Lakli do yori. Tumin makok tu non tharap ningthawdi chaplepi. Haisan bani samge manakta nati mana lakpa. Magi thoigi thungjindani ningthawna lepliba. Sakpam do luthana yengli. Lonsin kraba thungduda. Chaklakna no haribra. Maphamda manakta leplunabagi ayaba ma sapirakrabi magi thungjinduda ningthawdi khongpham hongda lepli. Ningthawna tamna furit khawdagi samphabi apisak ama lakthori. Thonggi handalda thetchili. Nokmi miyam pumbada minungsi khangdaba mihatpa sagum hingba mini hainabiba nupa oibado mikuptudadi mapira chil karibu khanba hemagi da joba ningthawmadi nungsibana ngawribra soli murumuru tabina balaita sontharaba thamoiduna aroiboina nungsi wakat amadi magi hemagi maphamda waroba paudam lemlibani nungsi paudam kholdo ngasi hayang aina sikrasu simadi aroibu khudolina nafamda sinarangi nangi ngawba dachobana nangbu nungsimanbana ngawchatnarab wakal tadrabaina aibudi warongnuko dachogi thuthubi warongnuko thawai se thakraso nangbu nungsi hayrangi nungsibi wakalangi tabidraso ubidraso thuthubi chalageko nangi dachodi nafamdagi lapna tamba ngamdraba mafamduda kari oini khangdraba lamdamduda naning tamalamge nangmudi aroiboin haram nason pip nangi thungjin sida leptuna chirol tawsarami simadi kawbinuko hairam khanako nangna tabiroi khangasu hanjin aibu nungsidaba yar aigi thuithuibina magi dadrobu nungsidaba yarui aroiboina hemagi ningthawna khoidana magi hemagi ni haina puzarakiba samphabi apisaktuga nungsina makuna nalami pamuna yengsakhibani nungsibinu nungsidaba yaroi khak nafamda khonjel thokna hanjin haijabadi nungsibiroi khangbanani aigi kari itikle nungsiba ngamlaroi lotkhrabi lamna tamna laikhrabi thamoi mabu waraklubagi inakta nangbu punduna thamlubagi khanbani amuktangdi aigi maikei tamna michina yeng momo noglakhini adubu nangdi oiramna atiyagi nungjabi aigi nungsi atiya sida naning tamnadi thamlamgiko ulamgi malemda nangdi aigi pumlamagni hingi sige nangidam hairamgi nungsibiroi mayek sengna khangnasu hanjinna nokjagi miro nangi maike yengja hairamgi aroiboina amuksu nungsidaba yaroi nungsibiyoiba nungsidaba yaroi nangna dajobudi sukya yab yenglamliba midingduna ma khakni haijarambaso aduga ma tumina leiki makhong thangdokhi hema mage makadagi mikupto khakira punsigi oinara kanana khanglubadi ngamluni chakre karibu khanba ningthau chatkre mapamdo thuna thadokre tung hanna ma yenglamde michina fo madom thamlamle magi thuithuibido thamoi pandabido tumin leibido waruwi yamnadi warauki tambang ngamdraba punsi kongchat chaliba magi dachobunadi soli nokmi murum tunghanadi yenglamdana amuktangdi kawbibe yabani dachobu haida amuktangdi tahanba yabani amuktangdi phangkidre koide phanglaroi ko phanglaroi numitto hauki
ꯅꯣꯡ ꯉꯥꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯤ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗ ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯃꯌꯨꯝꯒꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯗꯨꯗꯤ ꯂꯥꯛꯇꯦ ꯃꯁꯥ ꯋꯥꯔꯤ ꯀꯣꯏꯊꯣꯛꯂꯨꯒꯦ ꯄꯣꯊꯥꯕ ꯆꯠꯄꯅꯤ ꯑꯗꯨꯈꯛ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯆꯠꯈꯤꯕꯅꯤ ꯁ꯭ꯌꯥꯝꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯊꯣꯛꯏ ꯋꯥꯈꯜ ꯂꯪꯐꯩ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕꯨ ꯁ꯭ꯌꯥꯝꯅ ꯑꯗꯨꯛ ꯊꯥꯖꯔꯤ ꯅꯍꯥꯟ ꯃꯈꯩ ꯂꯦꯞꯇꯕꯤꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯗ ꯃꯤꯍꯥꯟ ꯃꯤꯄꯨꯟ ꯃꯔꯛꯇꯨꯗ ꯍꯧꯈꯤꯕꯗꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯊ꯭ꯋꯥꯏ ꯊꯥꯒꯗꯧꯈꯩ ꯅꯤꯡꯊꯧꯅ ꯅꯣꯡꯃꯩ ꯃꯔꯨ 2 ꯄꯥꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯁꯤꯅꯤꯡ ꯆꯠꯇ ꯍꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯅ ꯁ꯭ꯌꯥꯝꯅꯁꯨ ꯅꯤꯡꯊꯧꯗꯣ ꯃꯁꯥꯒ ꯀꯟꯈꯠꯇꯕꯗꯨꯗ ꯄꯣꯊꯥꯖꯁꯅꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯕꯟꯗꯜ ꯄꯤꯔꯛꯏ ꯒꯥꯔꯤ ꯄꯤ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯂꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯔꯛꯏ ꯍꯞꯇꯥ ꯑꯃ ꯊꯕꯛ ꯇꯧꯗꯕꯤ ꯂꯩꯌꯨꯁꯨ ꯍꯥꯏꯔꯛꯏ ꯃꯥꯅꯁꯨ ꯐꯅ ꯑꯆꯤꯟꯕ ꯂꯥꯛꯑꯁꯨ ꯃꯈꯣꯏꯗꯤ ꯌꯦꯠꯂꯣꯏ ꯍꯥꯏꯅ ꯁ꯭ꯌꯥꯝꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏ ꯃꯊꯣꯏ ꯀꯥꯈ꯭ꯔꯕ꯭ꯔꯥ ꯍꯔꯥꯎꯕ ꯃꯍꯩ ꯌꯥꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯂꯝꯍꯦꯟꯕ ꯍꯦꯃꯥꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯟꯅꯒꯨꯝ ꯃꯥꯗꯤ ꯍꯥꯏꯗꯦ ꯃꯅꯥ ꯃꯟꯗꯜ ꯅꯥꯏꯗꯦ ꯍꯥꯟꯅꯒꯨꯝ ꯍꯦꯃꯥꯗꯤ ꯍꯦꯃꯥ ꯑꯣꯏꯅꯤ ꯑꯍꯣꯡꯕ ꯂꯩꯍꯟꯗ ꯍꯥꯃꯨ ꯍꯥꯃꯨ ꯂꯩꯔꯤ ꯅꯍꯥꯟꯃꯨꯛ ꯏꯅꯦ ꯀꯕꯤꯇꯥꯒꯤ ꯇꯦꯂꯔꯤꯡ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯥꯅ ꯄꯦꯟꯃꯟꯗꯗꯨꯅ ꯗ꯭ꯔꯛ ꯆꯥꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯂꯩꯌꯨꯒꯦ ꯍꯥꯏꯔꯨꯕꯒꯤ ꯈꯛ ꯃꯥꯒꯤ ꯗꯥꯆꯧꯅ ꯈꯨꯗꯛꯇ ꯏꯐꯣꯡ ꯐꯣꯡꯅ ꯗ꯭ꯔꯛ ꯆꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤꯐꯥꯎ ꯌꯨꯝꯒꯤ ꯃꯄꯥꯜꯗꯤ ꯃꯥ ꯊꯣꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝꯅ ꯌꯥꯌꯥ ꯂꯥꯎꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗ ꯍꯦꯃꯥ ꯃꯥꯗꯤ ꯑꯗꯨ ꯃꯕꯨꯡꯅꯤꯡꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯦ ꯏꯀꯥꯏꯃꯟꯕ ꯁꯥꯎꯅꯤꯡꯃꯟꯕ ꯄꯦꯟꯃꯟꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯃꯛ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯇꯨꯃꯤꯟꯅꯇ ꯂꯩꯔꯤꯕ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕꯗꯨꯁꯨ ꯂꯤꯊꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯔꯨꯗꯅ ꯍꯧꯖꯤꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯦꯃꯥ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅꯗꯨ ꯋꯥꯔꯧꯏ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯥ ꯈꯟꯗꯦ ꯂꯝꯂꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯈꯜꯂꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯦꯃꯥꯅ ꯃꯥꯒꯤ ꯃꯃꯥꯕꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯏ ꯃꯐꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯗꯤ ꯀꯅꯥ ꯅꯠꯇꯦ ꯃꯥꯅ ꯅꯍꯥꯟꯈꯩ ꯈꯟꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯃꯥꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯅ ꯍꯦꯃꯥꯅ ꯊꯥꯖꯕꯅꯤ ꯁ꯭ꯌꯥꯝꯒꯤ ꯊꯧꯑꯣꯡ ꯃꯃꯥꯅ ꯊꯤꯡꯒꯅꯤ ꯍꯦꯃꯥꯅ ꯅꯤꯡꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯗꯤ ꯇꯨꯃꯤꯟ ꯂꯩꯕꯤꯅꯤ ꯋꯥ ꯉꯥꯡꯗꯕꯤꯅꯤ ꯁꯈꯦꯟꯕꯤꯅꯤ ꯁ꯭ꯌꯥꯝꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅꯤ ꯂꯟꯆꯦꯟꯕ ꯁ꯭ꯌꯥꯝꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯊꯝꯂꯝꯕ ꯑꯉꯥꯡꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯄꯣꯛꯄꯤꯗꯨꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯦꯃꯥ ꯁ꯭ꯌꯥꯝꯒꯤ ꯃꯆꯥ ꯅꯠꯇꯦ ꯃꯃꯥꯅ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯆꯦꯜꯂꯛꯄꯅꯤ ꯍꯦꯃꯥꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯍꯦꯃꯥꯒꯤ ꯃꯃꯥꯅ ꯁ꯭ꯌꯥꯝꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ ꯁꯤꯗꯁꯨ ꯃꯥ ꯂꯩꯔꯛꯄꯅꯤ ꯆꯥꯎꯔꯛꯄꯅꯤ ꯃꯃꯥꯒ ꯄꯨꯟꯅ ꯅꯣꯡꯃꯇꯁꯨ ꯃꯥ ꯈꯟꯗꯦ ꯃꯐꯝꯗꯣ ꯃꯌꯨꯝꯅꯤ ꯁ꯭ꯌꯥꯝꯗꯤ ꯃꯥꯒꯤ ꯄꯥꯕꯨꯡꯅꯤ ꯂꯟꯆꯦꯟꯕꯅ ꯃꯥꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯍꯦꯃꯥꯅꯗꯤ ꯑꯗꯨꯅ ꯋꯥ ꯄꯨꯝꯕ ꯁ꯭ꯌꯥꯝꯅ ꯈꯪꯂꯁꯨ ꯃꯆꯥ ꯁꯛꯄꯤ ꯍꯦꯃꯥꯅ ꯅꯤꯡꯊꯧꯕꯨ ꯑꯗꯨꯛ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯇꯨꯀꯠꯆꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯨꯔꯁꯨ ꯁ꯭ꯌꯥꯝꯗꯤ ꯅꯥꯆꯨꯡꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯨꯗ ꯃꯥꯏ ꯄꯥꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯃꯥꯁꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯒꯅ ꯍꯦꯃꯥꯒꯤ ꯋꯥꯕꯗꯣ ꯃꯥꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯎꯕꯤꯔꯛꯀꯗ꯭ꯔꯥ ꯁ꯭ꯌꯥꯝꯅ ꯃꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕꯒꯤꯗꯃꯛ ꯍꯦꯃꯥꯕꯨ ꯅꯤꯡꯊꯧꯗ ꯄꯤꯒꯦ ꯈꯜꯂꯤꯕꯒꯤ ꯃꯔꯝꯁꯨ ꯍꯦꯃꯥꯅ ꯈꯪꯏ ꯃꯥꯅ ꯇꯨꯡꯗ ꯋꯥꯅ ꯂꯩꯕ ꯂꯩꯇꯕ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯑꯋꯥꯕ ꯑꯣꯏꯔꯣꯏ ꯍꯦꯃꯥꯅ ꯁ꯭ꯌꯥꯝꯒꯤ ꯃꯇꯧꯅ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯕꯨ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯅ ꯊꯥꯖꯔꯨꯕꯅꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅ ꯈꯪꯂꯝꯅꯤ ꯃꯥ ꯊꯥꯖꯔꯁꯨ ꯃꯃꯥꯅ ꯇꯨꯃꯤꯟꯅꯇ ꯁꯨꯝ ꯂꯩꯕ ꯁ꯭ꯌꯥꯝꯅ ꯍꯥꯏꯕꯗ ꯏꯟꯕꯗ ꯍꯦꯃꯥꯗꯨ ꯄꯦꯟꯗꯦ ꯑꯣꯝꯆꯥꯛꯅꯅ ꯂꯩ ꯃꯔꯝ ꯃꯌꯥꯝꯗꯨꯅꯁꯨꯅꯤ ꯅꯤꯡꯊꯧꯕꯨ ꯃꯥꯅ ꯑꯗꯨꯛ ꯍꯩꯅꯗ꯭ꯔꯤꯕ ꯁ꯭ꯌꯥꯝꯒꯤ ꯃꯤꯅꯤ ꯈꯪꯕꯒꯤꯅꯤ ꯃꯤꯆꯤꯅ ꯌꯦꯡꯂꯨꯒꯦ ꯈꯟꯗ꯭ꯔꯤꯕ ꯃꯥ ꯅꯨꯡꯁꯤꯗꯧ ꯁꯔꯨꯛ ꯎ ꯆꯥꯗꯨꯅ ꯁꯤꯖꯈꯤꯒꯦ ꯐꯥꯎ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤꯕ ꯈꯟꯐꯝ ꯊꯣꯛꯏ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯕꯤ ꯍꯦꯃꯥꯅꯤ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ ꯃꯃꯥꯅꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗ ꯍꯟꯅ ꯌꯦꯡꯕꯤꯗ ꯑꯁꯨꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯖꯤꯟꯈꯤ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯒꯤ ꯃꯃꯤ ꯉꯁꯤꯁꯨ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗ ꯇꯥꯗꯦ ꯁ꯭ꯌꯥꯝꯅꯁꯨ ꯌꯦꯠꯂꯨꯗꯦ ꯊꯕꯛꯁꯨ ꯑꯆꯤꯟꯕ ꯂꯩꯇꯕꯅ ꯄꯦꯟꯅ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤꯕ꯭ꯔꯥ ꯁ꯭ꯌꯥꯝꯁꯨ
ꯍꯦꯃꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯃꯇꯣꯝꯇ ꯍꯥꯟꯅꯒꯨꯝ ꯂꯩ ꯃꯥꯕꯨ ꯍꯥꯟꯅꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯃꯃꯥꯅ ꯇꯤꯟꯅꯍꯟꯗꯦ ꯌꯨꯝꯗꯨꯗꯇ ꯂꯩꯍꯟꯕꯅꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗꯦ ꯌꯦꯡꯅꯃ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯁꯪꯒꯣꯏꯔꯣꯝꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯍꯪꯆꯤꯛ ꯂꯥꯡꯍꯟꯕ ꯑꯣꯏꯅ ꯍꯦꯃꯥ ꯍꯪꯒꯠ ꯍꯟꯗꯥ ꯇꯞꯂꯤ ꯇꯞꯂꯤ ꯁꯪꯒꯣꯏꯗꯨꯗ ꯆꯠꯂꯤ ꯇꯞꯂꯤ ꯇꯞꯂꯤ ꯍꯦꯃꯥꯗꯤ ꯌꯨꯝꯒꯤ ꯒꯦꯠ ꯑꯆꯧꯕꯗꯣ ꯍꯥꯡꯗꯣꯔꯛꯏ ꯍꯦꯃꯥ ꯐꯂꯞ ꯌꯦꯡꯊꯣꯛꯎꯏ ꯃꯤꯍꯨꯜꯗꯣ ꯁ꯭ꯋꯥꯏꯒ ꯂꯥꯎꯔꯕꯅꯤ ꯃꯥꯒꯤ ꯀꯣꯛꯆꯥꯛꯄ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ ꯒꯥꯔꯤ ꯑꯃꯨꯕ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡ ꯃꯆꯤꯗ ꯈꯥꯝꯂꯒ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯀꯨꯝꯊꯔꯛꯏ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯈꯤ ꯇꯍꯥ ꯇꯍꯥꯅ ꯂꯟꯆꯦꯟꯕ ꯀꯨꯝꯊꯔꯛꯏ ꯍꯀꯥꯝ ꯑꯃ ꯂꯥꯎꯅ ꯆꯟꯗꯨꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯃꯈꯨꯟ ꯏꯪꯒꯤꯠ ꯇꯧꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯅꯪ ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯇꯧꯅꯤ ꯐꯅꯤ ꯇꯥꯃꯣ ꯆꯥꯛ ꯁꯦꯝꯍꯟꯖꯔꯨꯔꯥ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯥꯗ ꯆꯠꯄꯒ ꯍꯧꯖꯤꯛ ꯄꯨꯒꯗꯧꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ ꯆꯤꯊ ꯅꯥꯟꯊꯧꯅꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯗ꯭ꯔꯥ ꯅꯅꯥꯎ ꯁꯣꯏꯗꯅꯕ ꯌꯦꯡꯁꯤꯟꯖꯒꯦ ꯇꯥꯃꯣ ꯄꯥꯕꯨꯡ ꯎꯅꯕꯤꯒꯗ꯭ꯔꯥ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯉꯁꯤꯁꯨ ꯑꯍꯤꯡ ꯑꯥꯗ ꯂꯩꯔꯛꯂꯗꯕꯅꯤꯅ ꯇꯥꯃꯣ ꯌꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯅ ꯃꯥꯒꯤ ꯇꯨꯡꯗ ꯌꯦꯛꯄ ꯅꯣꯡꯃꯩ ꯄꯤꯁꯇꯣꯜꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯀꯩꯁꯨ ꯍꯥꯏꯗ ꯄꯤꯔꯛꯏ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯇꯥꯞ ꯄꯤꯁꯇꯣꯜꯗꯨ ꯂꯧꯈꯤ ꯑꯗꯨꯁꯤꯡꯗꯣ ꯃꯔꯨ ꯍꯥꯞꯆꯤꯜꯂꯨ ꯍꯣꯔꯦꯟ ꯄꯨꯗꯧꯅꯤ ꯐꯅꯤ ꯇꯥꯃꯣ ꯂꯟꯆꯦꯟꯕ ꯁꯪꯒꯣꯏꯔꯣꯝꯗ ꯐꯂꯞ ꯌꯦꯡꯂꯨꯏ ꯃꯉꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯏꯃꯨꯡꯔꯣꯝꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯈꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯆꯪꯈꯤ ꯂꯟꯆꯦꯟꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯊꯨꯅ ꯒꯝ ꯒꯝ ꯂꯥꯛꯏ ꯁꯪꯒꯣꯏꯔꯣꯝꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯤ ꯍꯦꯃꯥꯒꯤ ꯃꯅꯥꯛ ꯅꯪꯅ ꯂꯦꯞꯄꯤ ꯊꯣꯏ ꯑꯗꯨꯅꯤꯗꯅ ꯀꯥꯗꯇꯗ ꯁꯨꯝ ꯂꯩꯕ ꯐꯠꯇꯦ ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯁꯣꯛꯆꯤꯟꯅꯤꯅꯦ ꯍꯦꯃꯥ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯐꯠ ꯍꯪꯂꯛꯏ ꯃꯍꯥꯄꯥꯄꯤꯗꯨꯗꯤ ꯎꯗꯦꯅ ꯋꯥꯍꯩ ꯁꯪꯉꯤ ꯃꯥ ꯂꯩꯇ꯭ꯔꯕꯣ ꯁꯤꯗ ꯂꯥꯛꯑꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯣ ꯅꯠꯇ꯭ꯔꯒ ꯅꯍꯥꯟ ꯅꯣꯡꯃꯩ ꯄꯥꯟꯈꯤꯕꯗꯨꯗ ꯁꯤꯈ꯭ꯔꯕꯣ ꯁꯤꯔꯦꯗ ꯄꯣꯊꯥꯅꯤ ꯆꯠꯈꯤ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯨꯁꯤꯁꯦ ꯀꯩ ꯀꯥꯟꯅꯔꯨꯅꯤ ꯃꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯂꯩꯔꯤꯅꯦ ꯅꯪꯒꯤꯗꯤ ꯄꯥꯕꯨꯡꯅ ꯈꯖꯤꯛ ꯃꯥꯕꯨ ꯌꯥꯔꯛꯇꯕ ꯃꯤꯀꯨꯞꯇ ꯃꯥꯗꯤ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯅꯪ ꯀꯤꯔꯅꯨ ꯊꯣꯏ ꯃꯥ ꯂꯥꯛꯇꯧ ꯃꯥꯟꯗꯦ ꯂꯥꯁ ꯍꯟꯗꯛꯃꯨꯛꯇꯤ ꯅꯪꯗ ꯃꯥꯅ ꯎꯁꯤꯠꯇꯅ ꯉꯥꯡꯆꯩꯕꯗꯣ ꯑꯩꯅ ꯌꯥꯍꯜꯂꯨ ꯑꯩ ꯂꯩ ꯑꯩꯒꯤ ꯊꯣꯏꯒꯤꯗꯤ ꯅꯪꯒꯤ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯍꯦꯃꯥ ꯂꯨꯊꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯟꯆꯦꯟꯕꯗ ꯌꯦꯡꯉꯤ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛꯇꯣ ꯇꯞꯅ ꯑꯃꯨꯛꯈꯛ ꯅꯣꯝꯃꯤ ꯂꯟꯆꯦꯟꯕ ꯍꯦꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏ ꯀꯣꯏꯕ ꯆꯠꯁꯤꯔꯅꯦ ꯊꯣꯏ ꯑꯩ ꯁꯦꯟꯅꯒꯦ ꯊꯕꯛꯁꯨ ꯀꯣꯝꯃꯤ ꯀꯣꯏꯕ ꯆꯠꯁꯤ ꯗꯗꯥꯒ ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯅꯛꯀꯦꯔꯥ ꯂꯥꯞꯀꯦꯔꯥ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯐꯛꯆꯤꯟꯕ ꯇꯥꯔꯦ ꯑꯄꯥꯝꯕꯗ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯊꯣꯏ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯅꯨꯕ ꯋꯥꯍꯩꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯈꯜꯂꯤꯕ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕꯁꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗꯨꯅ ꯇꯥꯛꯄ ꯉꯝꯂꯝꯂꯕ ꯑꯩꯅꯁꯨ ꯉꯁꯤ ꯋꯥꯔꯝꯂꯤꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯆꯠꯅꯕꯤ ꯁꯃꯥꯖ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯅꯪꯕꯨ ꯗꯗꯥꯅꯗꯤ ꯂꯟꯆꯦꯟꯕꯒꯤ ꯋꯥꯇꯥꯗꯨꯗ ꯍꯦꯃꯥ ꯐꯠ ꯍꯥꯏ ꯗꯥꯏꯔꯦꯛ ꯃꯔꯛ ꯊꯠꯇꯨꯅ ꯋꯥꯗꯨ ꯀꯨꯏꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯆꯨꯝꯊꯣꯛꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯩꯁꯤ ꯅꯆꯜꯅꯤ ꯀꯥꯎꯕꯤꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯅꯪꯒ ꯄꯣꯛꯃꯤꯟꯅꯗ꯭ꯔꯁꯨ ꯅꯆꯜꯅꯤ ꯅꯪꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡ ꯅꯆꯜ ꯁꯛꯄꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯗꯗꯥ ꯂꯟꯆꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯅꯤ ꯃꯥꯅ ꯍꯦꯃꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯍꯦꯃꯥꯕꯨ ꯃꯐꯝꯗꯗꯤ ꯆꯠꯅꯕꯤ ꯁꯃꯥꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯃꯤꯟꯅꯔꯨꯕ ꯍꯥꯟꯅ ꯃꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯅꯔꯨꯕ ꯅꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯃꯥꯗꯤ ꯃꯐꯝꯗꯗꯤ ꯃꯆꯜ ꯁꯛꯄꯤꯅꯤ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯄꯥꯝꯖꯔꯨꯏ ꯍꯦꯃꯥꯕꯨꯗꯤ ꯃꯥꯅ ꯍꯦꯃꯥꯕꯨ ꯃꯥꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯍꯦꯛ ꯃꯥ ꯈꯟꯕꯅꯤ ꯑꯔꯨ ꯑꯔꯨꯕ ꯋꯥꯈꯜ ꯆꯠꯅꯕꯤ ꯁꯃꯥꯖ ꯄꯨꯝꯕꯁꯨ ꯁꯤꯡꯅꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯏ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯁꯨꯝꯅ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯃꯥꯏ ꯃꯃꯥꯗꯨꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯂꯩꯕꯅꯤ ꯃꯥꯁꯨ ꯑꯇꯣꯞꯄꯤ ꯃꯆꯥꯅꯤ ꯀꯔꯤ ꯀꯥꯏ ꯆꯠꯅꯕꯤ ꯁꯃꯥꯖꯅ ꯃꯥꯕꯨ ꯏꯐꯝꯗꯗꯤ ꯏꯆꯜꯅꯤ ꯍꯥꯏꯕꯤꯔꯒ ꯀꯔꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯨꯛ ꯅꯨꯡꯁꯤꯍꯜꯂꯤꯕ ꯆꯠꯅꯕꯤ ꯁꯃꯥꯖꯅ ꯅꯨꯡꯁꯤꯍꯟꯗꯕ ꯉꯝꯍꯜꯂꯨ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯍꯟꯕꯗꯤ ꯉꯝꯍꯟꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ
उरुबा येंगलुबदा हेमाना सो पुकनिंग सुमलिबा असोक माना फजरिबा अइबन अंगाव ओहेलिबा अपाम नुंसिबा पोखलिबा करी मरंगिन होखिबा ममांगी मतम सिंगसो मा लेना माबोदो करेमनना निंगथौना हेमाबु लक्नबा नुंसी खुदाजी पामजै हैना फोंगना कायबा लेता मया ममांगदा निंगथौगी मतम उलकपा लंचिनबदु पेंदी सिगी मथक्ता मागी पाबुंगना इचाउ चाउना निंगथौना हाइबा खुदिंग यारिबा हेमाबु निंगथौगी अपामबगी मतुंगिना मंगोंदा थाजनिंगबगी वाफम फावबा हाइरकपदा लचेनबा खांगबा ngamda साउनिंगी हेमादि निंगथौगी मागी ओइखद्रा हे खल्लुबदा लंचेनबा खांगबा ngamdriba निंगथौबु मकुटमतना हानिंगनिबा मागी लंबिदा येली खन लंचेनबा मुन्ना खनबनी हेमाबु पुंसिगी मबुंग अमा ओइरसु माना दुमक सेनजगे हाइना फाव पुमनमक कथोके मचल ओइना लेसनु मा चटनबिगी वांग मलालोय समाज पु सिंगनरोय अदुबु हेमागी मनाक्तदी लमलानबु कनाबुसु माना नक्सना हानिंगदे सिनी लंचेनबगी वाखलो इचम चमना हाइरबदा इचल लोइरे मयामना नमदना वहेल फरे अये इचल ओइना नंगले मबुंग ओइना इसु अदुमक लेगी पुंसिसिमगी अदबो अयगी ओइबा फंगलरोइदबा नंदी असुम लेसन अतोप कनागी सोइबिया ऐसु नंगी नमुंग ओइना पुंसिगी ओइना लेगी लंचेन ममागी अदुक तुकचबा वाखल अमुकसो अदुक लुसिनबा वाखल अंगावबा मानबा वाखल लंचेनबगी वाखलनी लोटना हाइने सिंगना मा लैरकपनी असुकुइबसी अदुबु लौसिंग लेबी हेमानदी इराय लाइन उरमनी खंगलमी लंचेनबना तुमिना खलिबा वाखल पुंबा मागी अपामबा पुंबा हेमा कैसु हाइरमदा चंखी मागी कादा लेखी लंचेनबा तुमिन लेफवी कैसु हाइबा ngamaude हेमाबु खांबा ngamaude मा इकाय यामना इकाय अदुगुंबा वाहि खरा हेमाना मफमदा हाइरम ले खनबदा लोरकपदा अतै कनादसु मा ताइनबा ngamde पुमनमक निंगथौदा ताइने अदु पुंबा निंगथौना थोखलिबनि खली मागी पाबुंगुसु लंचेनबना दुक साउनी अमा ओइरसु निंगथौबुदी हेक थेंगनबा मफमदा हातकनी चप युंगना खली लंचेनबना असमना नुमित निनी हुमनीसु हौजिनकी अहिंगनी पुंचिकची लोइना पोथानख्रे ngasidi hema mamana yamandabadagi maga tumsi haina hairi siamsu yai hema na wakal nungaita ungungdana lay isi phanakuri aduga mamana thimjin jasanu haidana siamna khali hema mage kada mamaga tumli mai onsinade mamana konbirakpada khanglawlawi safajabiya thenglakanu na ngaingonda nawaga tumugi leitro chalo ada mama oibido ngasidi karibu khanba sawrakte मचागो दुम थक्सी खासी यावदा वा हाइगनु हाइने चेरक्ति तुमिल्ले मचागी नाक्ति हिबली तुम्बदी नतेमा अहिंग नुंगाई लानसनख्रे हेमा तुम थख्रे कॉल आई लंचिनबदा कॉल आगलिबा नंबर दो निंगथौना अरुबा थबक थौरम सिंगदा कक सिजनबा तोंगाना थंबा मागी नंबर दुनी लंचिनबा हेक उबदा खंग लंचिनबा तुम्बा यादा लेरंबनी ngakni ying mamangda ningthau mongonda amu phawba call tawroktri mana su tawrudi pakhate call do aduba message ama falai hauze call lakhiba number du taki adumangni ai ningthau ni bai get hang do piu mi kawbani tadri kanamda numidang themjin krabusida ningthem ka aigalapani hauze thong hang do piu thure khara lanchen mangak ni ying kudak makha da leiba angang singda get hangu ningthau la i haiki madi famung da hipli hanagum tumba yadi pungkhai magi matung dani lanchen magi rungi thongi mapalom dagi thilai khoirang ko sauna na thong hangdore minai kana no hani aina yelakano habina tro adubu musi mengal marakta ningthem lepami lanchen bangak tingai adubu aruba emergency oiba thabak lerimlani ma khali असम मरमरकता अथुब थबक लापनी अहिंग दसो निंगथेम गसो हायरते लंचेन बदि ngaklokna khelere ningthem pagna de kshwa te khelere ningthem nokmi makuna pairamba electric teaser duna
ꯂꯟꯆꯦꯟꯕꯒꯤ ꯉꯛꯁꯝꯗ ꯈꯪꯅꯝ ꯅꯝꯁꯤꯟꯈꯤ꯫ ꯃꯈꯨꯠ ꯑꯅꯤꯅ ꯂꯟꯆꯦꯟꯕꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯂꯟꯆꯦꯟꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯉꯥꯏꯍꯥꯛꯇꯨꯗꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯐ꯭ꯂꯣꯔꯗꯨꯗ ꯇꯨꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯙꯟ, ꯃꯤꯅꯥꯏ ꯃꯆꯥ, ꯅꯣꯏ ꯂꯥꯟꯕꯤꯕ ꯂꯥꯛꯄꯅꯤ, ꯅꯪꯅ ꯃꯔꯨꯅꯤ꯫ ꯑꯁꯣꯝꯂꯣꯝꯗ ꯅꯤꯡꯊꯧ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯈꯣꯡꯗꯨꯁꯨ ꯁꯤꯒꯂꯤ ꯁꯤꯒꯂꯤ ꯂꯥꯛꯏ꯫ ꯃꯥꯒꯤ ꯄꯥꯕꯨꯡ ꯁ꯭ꯌꯥꯝꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤ꯫ ꯃꯈꯨꯠꯅ ꯊꯣꯡꯗꯣ ꯇꯞꯂꯞ ꯊꯤꯜꯂꯤ꯫ ꯍꯥꯡꯗꯣꯛꯔꯛꯇꯦ ꯊꯣꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯋꯥ ꯍꯥꯏꯗꯨꯅ꯫ ꯄꯥꯕꯨꯡ, ꯑꯩꯅꯤ, ꯅꯤꯡꯊꯧꯅꯤ, ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯂꯩꯔꯦ ꯄꯥꯕꯨꯡ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯤꯡꯊꯧꯒꯤ ꯂꯨꯈꯝꯂꯣꯝꯗ ꯌꯣꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯛꯄ ꯁꯥꯐꯨ ꯈꯟꯅ꯫ ꯅꯤꯡꯊꯧ ꯃꯥꯡ ꯍꯟꯅ ꯆꯠꯂꯤ꯫ ꯊꯣꯡꯗꯨꯗ ꯃꯀꯣꯛꯇꯣ ꯁꯨꯖꯟꯈ꯭ꯔꯦ ꯑꯃꯨꯛ꯫ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯃꯀꯣꯛꯇꯣ ꯄꯥꯏꯁꯤꯜꯂꯤ꯫ ꯏꯁꯨ ꯂꯦꯞꯇꯕꯤ ꯆꯦꯟꯊꯔꯛꯏ꯫ ꯐ꯭ꯂꯣꯔꯔꯣꯝꯗ ꯇꯨꯊꯔꯛꯏ꯫ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯦ꯫ ꯃꯃꯤ ꯁꯥꯃꯤ ꯈꯛ ꯃꯥ ꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯃꯤ ꯁꯥꯃꯤ ꯎꯏ꯫ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯈꯔꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯒꯞ ꯁꯛꯇꯝꯁꯤꯡꯗꯣ ꯂꯥꯛꯁꯤꯟꯅꯕ ꯃꯥ ꯍꯣꯠꯅꯩ꯫ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯁ꯭ꯌꯥꯝ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯦꯞꯂꯤ꯫ ꯁ꯭ꯌꯥꯝꯒꯤ ꯃꯈꯨꯠꯇꯅ ꯏ ꯇꯩꯔꯕ ꯑꯥꯏꯔꯟ ꯔꯣꯗ ꯑꯃ ꯄꯥꯏꯔꯤ꯫ ꯃꯥꯅꯤ, ꯃꯥꯅ ꯊꯣꯝꯂꯛꯄꯅꯤ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇ ꯌꯣꯠꯆꯩꯗꯨꯅ꯫ ꯁ꯭ꯌꯥꯝ ꯀꯔꯦꯝꯅꯅ ꯄꯦꯟꯖꯅ ꯅꯣꯛꯏ꯫ ꯋꯥ ꯍꯥꯏꯔꯤ ꯃꯣꯡ ꯍꯥꯗ ꯇꯞꯅ꯫ ꯅꯤꯡꯊꯧ ꯍꯥꯏꯕ ꯉꯔꯥꯡꯒꯤ ꯉꯈꯥ, ꯅꯪꯅ ꯇꯨꯃꯤꯟꯅ ꯁꯤꯟꯕ ꯂꯥꯂꯣꯡꯕꯨ ꯁ꯭ꯌꯥꯝ ꯍꯣꯏꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯒꯦ? ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯒꯨꯝꯕꯒꯤ ꯂꯥꯡꯗ ꯊꯨꯒꯗꯕ ꯁ꯭ꯌꯥꯝ ꯅꯠꯇꯦꯅꯦ꯫ ꯍꯥꯠꯀꯅꯤ, ꯅꯪꯕꯨ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯅꯪ ꯅꯤꯡꯊꯦꯝꯕꯨꯁꯨ ꯍꯥꯠꯀꯅꯤ, ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯀꯥꯎꯁꯤꯜꯂꯛꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ꯫ ꯂꯦꯞꯂꯤ꯫ ꯅꯨꯄꯥ ꯄꯨꯂꯞꯇꯣ ꯎꯝꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ꯫ ꯀꯔꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯅꯤꯡꯊꯧ? ꯅꯤꯡꯊꯦꯝꯅ ꯁꯤꯟꯗꯨꯅ ꯑꯍꯤꯡꯗꯨꯗ ꯂꯥꯛꯂꯤꯕ꯫ ꯑꯃꯨꯛꯁꯨ ꯁ꯭ꯌꯥꯝꯅ ꯀꯔꯤ ꯑꯔꯣꯟꯕꯕꯨ ꯈꯪꯂꯤꯕ? ꯀꯅꯥꯅꯁꯨ ꯈꯪꯂꯨꯕ ꯉꯝꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯛ ꯁꯥꯎꯅ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯖꯜꯂꯤꯕ ꯀꯥꯎꯁꯤꯜꯂꯤꯕ ꯏꯀꯦꯡꯂꯛꯇ ꯇꯥꯔꯕ ꯅꯤꯡꯊꯧꯗ ꯃꯈꯣꯡ ꯕꯥꯛꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯁ꯭ꯌꯥꯝ ꯃꯈꯧ ꯄꯣꯡꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯤꯅꯥꯏ ꯃꯆꯥ, ꯍꯨꯏ ꯅꯪꯅ ꯌꯣꯛꯄꯤꯕ ꯃꯄꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯥꯒꯦ ꯈꯟꯕꯒꯁꯨ ꯁꯥꯏ꯫ ꯃꯤꯅꯥꯏ ꯃꯆꯥ, ꯍꯥꯠꯂꯣ, ꯃꯁꯤ ꯍꯧꯖꯤꯛꯃꯛ ꯍꯥꯠꯂꯣ, ꯐꯨꯖꯜꯂꯨ, ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯄꯨꯡꯇꯣꯏ ꯇꯣꯏꯔ ꯐꯥꯎꯕ ꯊꯨꯒꯥꯏꯌꯨ꯫ ꯌꯣꯠꯆꯩꯁꯤꯅꯅꯦ ꯃꯈꯅꯥꯎꯗ ꯅꯝꯁꯤꯜꯂꯨ꯫ ꯑꯩꯕꯨ ꯑꯄꯪꯕꯅꯤ ꯈꯟꯕ, ꯑꯩꯕꯨ ꯂꯥꯛꯆꯕ ꯃꯤꯅꯥꯏ ꯁ꯭ꯌꯥꯝ, ꯅꯪꯗ ꯁꯤꯌꯨ, ꯁꯤꯌꯨ, ꯅꯪꯗ ꯁꯤꯌꯨ꯫ ꯑꯁꯨꯝꯅ ꯁ꯭ꯌꯥꯝ ꯁꯥꯎꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯤ꯫ ꯏꯍꯤꯡ ꯅꯥꯌꯦꯡ ꯃꯔꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯄꯂꯦꯞꯐꯝ ꯈꯪꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯨꯟꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗꯨꯗ ꯆꯠꯂꯤꯕ ꯃꯤꯀꯨꯞꯇꯨꯒꯤꯗꯤ ꯍꯦꯃꯥꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯤꯀꯨꯞꯇꯨꯗꯤ ꯌꯥꯎꯁꯪ ꯊꯥꯅꯤ ꯃꯥ ꯈꯟꯕ꯭ꯔꯥ? ꯅꯨꯡꯁꯤ ꯍꯩꯕ, ꯄꯥꯝꯖ ꯍꯩꯕ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯏꯈꯦꯡꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯨꯡꯁꯤ ꯑꯕꯦꯔ ꯑꯣꯏꯍꯟꯒꯦ ꯂꯦꯞꯂꯤꯕ꯭ꯔꯥ? ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯒꯤ ꯅꯤꯡꯊꯧꯅꯗꯤ ꯈꯨꯕꯝ ꯊꯟꯅ ꯄꯥꯏꯁꯤꯟ ꯆꯥꯔꯤ ꯊꯃꯣꯏ ꯌꯥꯎꯁꯪꯒꯣ ꯑꯉꯥꯡꯕ ꯅꯨꯡꯁꯤ ꯑꯕꯦꯔ ꯃꯥꯗꯤ ꯑꯣꯏꯍꯟꯈꯤ ꯏꯈꯦꯡꯗꯨꯅ ꯑꯕꯦꯔ ꯊꯃꯣꯏꯒꯤ ꯌꯥꯎꯁꯪ ꯊꯥ ꯅꯨꯡꯁꯤꯕꯤ ꯃꯇꯧꯕꯨ ꯃꯤꯇꯥꯖꯔꯨꯏ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯃꯥꯗꯤ ꯑꯉꯥꯎꯕ ꯍꯦꯃꯥ ꯑꯃꯁꯨꯡ ꯂꯥꯡꯒꯤ ꯏꯈꯦꯡꯂꯛꯇ ꯅꯨꯡꯁꯤ ꯃꯇꯧ ꯑꯣꯏꯒꯅꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯃꯗꯨ ꯂꯥꯛꯂꯗ꯭ꯔꯥ ꯄꯤꯈꯝꯅꯈꯗ꯭ꯔꯥ ꯄꯨꯟꯁꯤ ꯃꯥꯁꯨ ꯄꯥꯝꯃꯨꯕꯤ ꯃꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯗ ꯈꯣꯏꯗꯥꯖꯕꯤ ꯆꯤꯝꯕꯥꯜ ꯃꯥꯅ ꯈꯣꯏꯊꯨꯝꯅꯕꯤ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯈꯣꯏꯗꯥꯖꯕꯤ ꯃꯥꯒꯤꯗꯃꯛꯅꯤ ꯈꯟꯖ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯤꯡꯒꯧ ꯃꯥꯕꯨ ꯇꯥꯒꯦ ꯐꯪꯗ ꯂꯣꯏꯔꯗ꯭ꯔꯥ ꯄꯨꯟꯁꯤ ꯑꯣꯏꯔꯗ꯭ꯔꯥ ꯄꯂꯣꯏꯐꯝ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯈꯨꯠ ꯍꯟꯗꯦ ꯃꯥ ꯇꯨꯃꯤꯟ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯏꯪ ꯅꯥꯏꯡ ꯃꯔꯛꯇ ꯂꯩꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯦꯠꯁꯟꯕ ꯀꯥꯎꯁꯟꯕ ꯃꯥ ꯑꯌꯣ ꯀꯧꯕꯗ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯆꯩꯅꯥ ꯄꯨꯝꯕ ꯃꯃꯤꯠ ꯑꯅꯤ ꯃꯥꯂꯪꯗ ꯌꯦꯡ ꯈꯥꯡꯈꯤꯕꯅꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ ꯃꯤꯀꯨꯞꯇꯨꯗ ꯁꯥ ꯁꯟꯗ ꯐꯨꯕꯒꯨꯝ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯅꯦꯠꯁꯤꯟꯕ ꯀꯥꯎꯁꯤꯟꯕꯗꯨꯗꯤ ꯂꯦꯞꯇꯕꯗꯨꯗ ꯁ꯭ꯌꯥꯝꯅ ꯈꯝꯅꯩ ꯌꯥꯔꯦ ꯑꯗꯨꯅ ꯌꯥꯔꯦ ꯂꯦꯞꯄꯨ ꯑꯩꯕꯨ ꯃꯤꯅꯝꯒꯤ ꯈꯟꯕ ꯃꯤꯅꯥꯏ ꯃꯆꯥ ꯈꯪꯕ꯭ꯔꯗꯨꯅ
ꯑꯩꯕꯨ ꯁꯤꯡꯅꯒꯤ ꯍꯣꯠꯅꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯁꯤꯐꯝ ꯅꯥꯐꯝ ꯆꯥꯗꯕ ꯁꯤꯕ ꯅꯠꯇꯅꯅꯦ ꯑꯇꯩ ꯀꯔꯤ ꯑꯍꯦꯟꯕꯗꯤ ꯐꯪꯂꯨꯅꯤ ꯍꯥꯏꯒꯦ ꯑꯁꯨꯛ ꯑꯩꯕꯨ ꯃꯤꯅꯝꯕ ꯃꯤꯅꯥꯏ ꯃꯆꯥ ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯣꯏ ꯅꯤꯡꯏ ꯈꯜꯂꯨꯕ ꯋꯥꯈꯜ ꯏꯃꯥꯟꯗ ꯃꯥꯟꯅꯩ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯤꯕ ꯈꯨꯗꯤꯡ ꯈꯦꯠꯅꯕ ꯂꯩꯍꯟꯗꯦ ꯍꯦꯃꯥ ꯃꯥꯅꯗꯤ ꯈꯪꯈꯤꯗ꯭ꯔꯕꯣꯏꯀꯣ ꯃꯥꯒꯤ ꯗꯥꯆꯧ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯤꯒꯤ ꯃꯊꯛꯇ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯃꯥꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯩꯕꯤꯈꯤꯕ ꯅꯤꯡꯊꯧꯗꯤ ꯍꯤꯡꯅꯤ ꯁꯤꯡꯉꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯃꯥ ꯂꯩꯔꯝꯃꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯀꯥꯗꯣ ꯏꯉꯥꯜ ꯉꯥꯜꯂꯤ ꯈꯨꯠꯁꯦꯝꯒꯤ ꯃꯩꯉꯥꯜꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯨꯡꯇꯛ ꯊꯛꯀꯠꯂꯤ ꯃꯩꯉꯥꯜꯗꯨꯗ ꯄꯥꯡꯕ ꯄꯥꯛꯅ ꯉꯝꯗꯦ ꯃꯈꯨꯠ ꯃꯈꯣꯡ ꯃꯃꯥꯏ ꯃꯀꯣꯛ ꯏ ꯉꯥꯛꯇꯅꯤ ꯁꯣꯛꯈꯤꯕꯒꯤ ꯗꯥꯛꯐꯝ ꯉꯥꯛꯇꯅꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯁꯛꯇꯝꯗꯣ ꯃꯁꯥꯗꯣ ꯀꯟꯅ ꯐꯥꯎ ꯂꯦꯡ ꯑꯣꯠꯄ ꯃꯥ ꯉꯝꯗꯦ ꯑꯃꯨꯛꯁꯨ ꯇꯥꯔꯛꯏ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯃꯁꯜ ꯃꯔꯥꯡ ꯑꯣꯏꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯥ ꯌꯦꯡꯂꯤ ꯀꯣꯌꯦꯡ ꯍꯧꯖꯤꯛꯇꯗ ꯎꯔꯤ ꯁꯣꯐꯥꯗ ꯅꯣꯛ ꯅꯣꯛꯇꯅ ꯉꯥꯟꯊꯣꯏꯗꯨꯅ ꯐꯝꯂꯤꯕ ꯅꯣꯛ ꯅꯣꯛꯇꯅ ꯋꯥ ꯉꯥꯡꯂꯤꯕ ꯃꯈꯨꯠꯇꯅ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃꯁꯨ ꯄꯥꯏꯔꯤꯕ ꯁ꯭ꯌꯥꯝ ꯃꯅꯥꯛꯇ ꯅꯨꯄꯥ ꯈꯔꯁꯨ ꯐꯝꯂꯤ ꯏꯀꯣꯏ ꯀꯨꯏꯁꯤꯟꯅ ꯃꯣꯏꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥ ꯍꯥꯏꯔꯤ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯤ ꯃꯣꯏꯁꯨ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯅꯤꯡꯊꯧꯅ ꯅꯤꯡꯊꯦꯝꯕꯨ ꯃꯥꯒꯤ ꯃꯔꯨꯞꯇꯣ ꯃꯥꯒꯨꯝ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯂꯩꯕ इहिंग नाहिंग मरक्ता ग्यान तादा निंगथौ सोर सांग होंदोई अगोनबु होने वाना पाकना ngamde सियाम नोक्तुना खंगाई हाइरी मयाव वावा नोकलंबा वारी सारम पुंबदु सिलेपी ओई मिनाय मसा सि ग्यान ताकलेने नोय चंगसिनो मथौ सिंगस फनबु नुवाई मिनाय मसा सि ngamboy ngamदबोय अगोनबु लाकनरिसि कमदबु अहिबु सिंगनबा अहिबु मिनंबा नंगदि अदुमना वाजबा ताब नोंसागुम मसोंग फंदना कनासु लक्सबा ngamde हाइदना मखौ पोंगना लेरम निंगथौ कायदि चख कायदा मांख्रे सी हाइदना नोई स्याम अदुगा मकुना पारंबा वाइन ग्लास दुना लाक्तना लंगथोई फ्लोर दा पुंकाई कायदुना ताकी ग्लास तो यौरंबा वाइन दुसु इचाई चाइना टाइल्स फ्लोर दा हाइदोखी अदुबु स्याम दि नोकली मखौ पोंगना पेना निंगथौदा येंगली निंगथौ वाना हगोलई मसादो मखुत अनीना तुंगोमदा सौदना मा फ्लोर दा फमली मखोंग अनी सांगना तिंगथोक्तुना वाना हाइरी नोंमि नोंमिदि तौरई इकाई कायरबा इखिंग चेंथरिबा मागे चिंबालदो मथम लोय नंग चिंफम लेरोय सियाम हाइबा मिनाय हुरानबा उक्तबा सिगिजन मथम लोय सरेंडर तौ नत्रदे सियाम साउना निंगथौदा ममित अनी ई काना येंगदुना लेरमबदगी फुक हौगलई हौगना टेबल मथक्तगी वाइन बोतल अमसो पाइखतकी थुना चंगसिलई निंगथौगी मकोकता यू बोतल दो लोइन हाइजली यामना साउना नोकलम मयामदो सियामगी मतौदुदा तुमिन तुमिन लैनी सियाम साउना निंगथौगी मसमदो खंगपाई पाइदुना चिंखतुना मया क्रक चिक्तुना हाइरी तुमिले नंग तुमिले अइबु हेन हेन साउनबु सिंगन अदु खौजिकसु चिनफम लेट्रब नंगसु अइबु सिदबको खंगदरि खंगन बतारिदा अइना करी तौबु ngami हाइबदो उत्पा तारिदा मई थानी नंगबु हिंगना हिंगना हुजिक मक्सिदा मफम सिदा मई थानी खंगफम खंगदसि नरालगी दंदी अइंगोदा सिंगनरप खुदिंगदी अइना सियामना लेमना थादे मई थानी नंगबु हिंगना हिंगना सी हाइदना अमुकसो वाइन बोतल अमा थुना लौरी सियामना नोंमि नोकमि निंगथौगी मसादा ममाइना लोइना हाइजली यू सिंगदो निंगथौ तुमिन ले मची लेंबिदे सोर अमदि सांग होंदोकी अकी खंगद्रगुमना ममित अनीदो उइरुम उइरुम निसामदा तावरिगुमना सियामना हाइरिबा वादो मानदी मचित अमा फावबा थवोइद्रबगुमना सियाम अमुकसो चप मानना निंगथेमना ग्यान तादना लैदुदा वाइन बोतल अमा हाइजली निंगथेम मची लेंगक्ति निंगथेमबुसु मोइना फाजिनना थमलिनी इहिंग नाइंग सारे मासो
माबुसु श्यामना अदुक थिना ओतनै लोरकपदा श्याम मागी मीसिंगदा ओनसिलगा हौना हाई लंचेनबदी ज्ञान तादेब्रा तारे सर तामोदी निथेमाइसिना असेंग वतन जान लौदना मसादो इलेक्ट्रिक शॉक तौखिबनी हौजिकपुदी का हेने सोक्ट्रे तामोदो अदुबु ज्ञान दी ताद्री श्याम साउना अमुक ज्ञान तादा लेरिबा निंथेमदा हंजिन हंजिन मखोंग बागना कौसली नेसली निंथेम मची लेंगते श्याम अमुक फिंगना चखी साइड टेबल मथक्तगी लाइटर लखोली अदुगा तादना लेरिबा निंथौगी मनाक्ता चंगसिली मानी खुदक्तुदा मिकुप्तुदा लाइटर दो मई चमदना निंथौबु हिंगना हिंगना मई थागी खनबनी अदुगिनी निंथौ निंथेमगी मसादा यु हाइजलिबदो श्यामगी वाखल खंददबा मानबा मतौदुदा अंगांग अमना कीना माबु खमलाइगुम हाइरि पमो यु मनुंगसिदि असुंग मई थाबसे मपालमदा ओइना अखोइना हुजिक अनिसे बुथोकचौरा श्याम साउना हुजिक वा ngalakkiba nupaduri ngi nang tumilai aina tawba thabakta kanana silakan noi loina tumilai nang oina mai thawai bro ha wayang wangruna ningthau mong hadi lanjare ma haidi tingnatte श्यामगी mong matawdo hanagum thawoidana adumak leiri madi tumduna leiriba ningthemda muna ying श्याम chabyungna mikuptuda mafamduda ningthem ningthaubo hingna hingna मई थादुना हाटलगे खनबनी लाइटर चेना पाइसिन जंक्शन की मई तुमिन तुमिन करी थोकलनी खन श्यामदा कीना येंगनी येलुबदी ngamde मतौदुबु कनानासो तंजादुदा कागी थुंगदो खंगा हांगदोरकपुसु मयाम लोइना कनानो खन येंथोकनै श्याम लाइटर दो मई चमी निंथौदो लंगसिनगे तौई अदुक मी पाइबा खुंजेल अमा तारई थुंगोमदगी मोय पाबो श्याम फदिंग थोरी खंप्रे खंगी ओइरमलिबा मतौदुदा ngakna ngak yengduna mali makutagi lighter do makhada taki mairi sumuli ningthau machi lengdi श्याम ta hatya hathwa tu changsili adubu yade hemagi mamani lepamibudo ahinga aduda khanglaw lawi hek changsilakpada ai siri khau adu sumle piu nahan makai aina tumina taraga sumlei bisida nangna ibu mi oina udraba natro nangna haibada yare khamduna hanjina asumna nangna sa onba natra ngasi sunna tawsida kari ohongba leiri ngasidi aroiba wari sasi श्याम ngangna lepi munna yengi nan makai ga suman manadaba hemagi mamagi matawduda hemagi mamadi momon hiningdana nogai aduga masada makune thinja hairei ing munna yengo engonda isa ja hijinjar aban petro mai jam ai bu hana ningthau ningthem hatringaida nakut mang hat ai sel adubu wari di sasi masiri wari sada yade श्याम khanglaw lawi sana kaino nanga tawse mani sana kaino nasada kai petro haijinjari mani sana numinu ying श्याम da thajada hakto tapna hai mong hada masagi asawba pendaba pumnamak phathaduna nangi maramgi ai gi tawna ngasi asumoi ribasu si kham khumu ai ne hangbu wang khudingi pa khumna aduga ai nangi watagi kari gumba nangna mina mangang laba ayu phate haigan urabra si urabra makutana makit upmo pari mani sanado madu ubada श्याम swai lawi kari tawni khangdi adu tawna sana adu thado haibani se aina haibada yawgobana amta tawgoba adu thado hek nangna oidaba nganglaba si mai chamle khau namamaktada isai tomta mai thadun ai sijagani munna taw mayam lairi singdo yengnari ngakna nan khaine tuminta leibi wad machit ama phau haidabi mapuroibana haibada yetabi श्याम gi jintakta amuk phauba si mayaningde pamde haina khumdabi mani sanani ngasidi tumton tonganba misak ama olabi mani sanagi matawni ngasidi mikuptudasu matawdo ahongba leiti hayo chahim 15 gi mamangda aigi nupa isa thoibigi ne baba mahanang na hatkibi natra khumo ngasidi asengo pombo khai श्याम khumlei mani sana mapi tani श्याम da muni ying makuna pari maikit marudo mai chamge taw mikuptuda adu ubada श्याम to phong khangda makut ani franglong na kanduna khanglaw law aina hatbat aina
Mani, aina hatbani. Manisana mapitana Siamda chang yingli. Kari maramgi, nang nama abu hatkriba. Kari maramgi no, ha, sing hayo. Natrabadi. Nangidamo, nangbu pambagi, nangbu egi oiningbagi. Aina nangi nupa abu hatbani. Accident hai sinab. Aina hatbani. Maikito thado habani sana. Se, adu thado mama. Adugi oireko. Ngasidi, aigi chingnaram bapumbo chumlabako. Nangnani. Aigi pungsi kangkung zahen kibasu. Nangnani. Mipata nangna pumnamak asumna ohin kibani. Asukui basi. Asing basida kangnabaki ay kachikuna kangbani. Nangi nupi pabu oibani. Isabu yunbani. Aigi puroi bagi laman gidam. Adu kawgan. Siam Sutadi, Lauri, Angau Bonduna. Manisanagi wado mana yaningre matagum. Ainero. Sana, nangbu hanba aina urubada. Ay nangbu paungki. Nangbu nuksiki. Adabu matamduda nangdi mawoiram. Nachahima pauleram. Nangbu karam aigi oisigi ay kanki. Kanbayaba kalabatungda ay nangi nupado bhatpani. Natrabadi nangbu aigi karam oibangamgani. Adugini sana. Nangbu pamjaman kibana. Aina nangbu nuksiman kibana. Aina dumna tau kibana. Nangi nupabu hat kibana. Nuksibagida magdani. Se, adu thado. Haukrabadi haukredana. Karigi hauzika mo haukibawa kothokluni. Ibanigi. Aina pumna magsiliba. Ay, nang naiba kuding asipau ay siyaridana. Manisana yadi, tadi. Yam sauna mapitana. Mamit ani ikana. Makuna paido maiketo maido jamna bukhani. Siamna adumna wahiraklaga hena penda budu heli. Kangbom kangdraba minambagi China do mapu bathang mangamlaktre. Mata gumna mikuptuda ayen bo kalama mukhandharudana ma sijagragi haidana chapyuna khali. Mapureba hemagi pokpa bababu Siamna makutmakna hatlaba matungda mapureba hatpa Siamda mana leikiba. Siamgi semjin sajinaba matauksingda macha hemabu macha sakna yokpirakibasu magi datki saklon oiramle haibasi khak. Ek khallubada Manisana tofam khangdi. Mairi chamkhatna bukhonari aduk thuna sauna mapi lepa leita milu anidagi sintha ma sijakragi chakyumna leptuna tanjaduda Siam khangaw lauduna chinsinki namduna Manisanagi mukuttagi maikhet upuda munna bukhonari taunari matawduda mai tumilaini tanjadudani amukso yum pumbado mai pumamongkiba kuide minute ama phabanadi mai amu kudaktuda thangali pungal ngali hanagum yumdomo Siamna maikhet upudo munkre Manisanagi makut animak mana chena phazali Manisana o khungna aduk thamuidu jang kapli chumna masado lepa phongam lakta ma floor da tuthari upailita masamana ipapa mi phata aduk phata nangnani aingonda soklakan takutuna thenglakano sani dangdi aina chingna bukuirabani nangna ma bu hatbani isa thoigi bababu hatbani haibuna nangna sukuibasi minamduna thamlakbani nangi nupi namduna ohenkibani aibu pangan sonbini aigi hanna yengbada kanhasu leitre nangna khangbagi asuk aibu otba mi hatba sani nangdi sa aingonda sokano mi phata nangdi mi phatani Siam tumilai Manisana bu phazali laksina bu khani tanjaduna muksu nupama welele duni yenglambadagi khangai heri ngakna babo ningthau leiramre atopu nupana mu ningthemsu leiramre hojikta sida animak taatuna lehubani kudakta Siam khanglaw lauri chalo thiu kudakta thiu thengnaba mafamda mathwaila minai macha anido chalo nanto khankiba yade Kutsamnai Tambo oiba magi kusa singduna Tothot laubi nupi magi kusa singaduda Chena paisanki Nupido machileng mangamdi Mong hade masado Sor holi do fau lepkraba gaino Aduk pakatli nupidudi Nupadudi gyan tadi Kibagi nati mana gyan mangbadi Pakatpagi sinati Thawaido manglani khalubay sinati Nungsiman bagini Mikuptuda nungsibana ngawi Hemagi ning thawdo Thazada yingli mabu kuchim chimduda aduk pakana cheliba magi thawai webiduda
ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯩ꯫ ꯂꯥꯟ ꯃꯔꯛꯇ ꯔꯣꯃꯥꯟꯁꯀꯁꯨ ꯃꯩꯗ ꯅꯦꯠꯂꯤ ꯑꯩꯈꯣꯏ ꯗꯥꯆꯧꯕꯁꯤ꯫ ꯉꯥꯛꯀꯤ ꯃꯃꯥꯡꯗ ꯃꯩꯗꯣ ꯍꯦꯃꯥꯅ ꯃꯨꯊꯠꯄꯅꯤ꯫ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯤ ꯃꯌꯥꯝ ꯑꯍꯤꯡꯗꯨꯗ ꯌꯨꯝꯗꯨꯗ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟ ꯃꯥ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯥꯍꯧꯋꯤ ꯂꯣꯏꯅ ꯁ꯭ꯌꯥꯝꯅ ꯃꯄꯥ ꯍꯥꯠꯂꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯍꯦꯃꯥꯁꯨ ꯇꯥꯍꯧꯋꯤ ꯃꯃꯥꯒꯤ ꯃꯤꯀꯞ ꯈꯣꯜꯗꯨꯁꯨ ꯎꯍꯧꯋꯤ ꯇꯨꯃꯤꯟ ꯍꯨꯔꯥꯟꯅ ꯃꯃꯥꯒ ꯃꯥꯒꯅ ꯌꯦꯡꯕꯗ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕꯨ ꯁ꯭ꯌꯥꯝꯅ ꯑꯣꯠꯈꯤꯕ ꯌꯨ ꯍꯩꯖꯟꯗꯨꯅ ꯃꯩ ꯊꯥꯒꯦ ꯐꯥꯎ ꯇꯧꯈꯤꯕ ꯁ꯭ꯌꯥꯝꯒꯤ ꯑꯗꯨ ꯁꯥꯔꯝꯆꯠ ꯃꯥꯟꯕ ꯃꯇꯧꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯕꯨ ꯀꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯃꯝꯕ ꯃꯔꯛꯀꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯊꯑꯣꯏꯅ ꯍꯦꯃꯥꯅ ꯅꯤꯡꯊꯧꯕꯨ ꯀꯥꯗꯨꯗꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯥꯅ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ꯫ ꯍꯧꯖꯤꯛꯅ ꯌꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅꯒ ꯂꯣꯜꯍꯜꯂꯤ꯫ ꯍꯦꯃꯥꯅ ꯌꯥꯝ ꯄꯥꯈꯠꯆꯅ ꯃꯥꯒꯤ ꯗꯥꯆꯧꯕꯨ ꯃꯨꯁꯤ ꯃꯨꯁꯤ ꯃꯩꯉꯥꯜꯂꯛꯇ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯂꯛꯇ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯤꯍꯨꯜꯗꯣ ꯌꯥꯡꯅ ꯆꯨꯡꯂꯩ꯫ ꯃꯤꯍꯨꯜ ꯂꯝꯖꯦꯜ ꯊꯥꯕꯤꯔꯤ ꯑꯍꯤꯡ ꯃꯥꯅꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯆꯩꯔꯨꯗ꯭ꯔꯥ꯫ ꯅꯤꯡꯊꯧ ꯇꯐꯣꯡꯉꯥ ꯈꯪꯂꯨꯗ꯭ꯔꯁꯨ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯤꯗꯨ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯊꯋꯥꯏ ꯊꯥꯅꯤꯒ ꯃꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯤ꯫ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯊꯣꯏꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯅꯨꯄꯤꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯂꯥꯎꯕ ꯌꯥꯗꯦ꯫ ꯑꯅꯛꯄꯗ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯂꯥꯎ ꯂꯥꯎꯗꯅ ꯑꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯅꯕ ꯑꯣꯏꯅ ꯍꯣꯠꯅꯖꯩ꯫ ꯃꯈꯨꯠ ꯑꯅꯤꯅ ꯋꯥꯅ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯊꯕꯥꯛ ꯋꯥꯏ ꯑꯗꯨꯗ ꯊꯝꯂꯛ ꯅꯤꯡꯊꯧꯅ ꯀꯣꯟꯁꯤꯜꯂꯛꯏꯗꯨꯗꯒꯤ ꯃꯥ ꯅꯥꯟꯊꯣꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯖꯩ ꯎꯄꯥꯏ ꯂꯩꯇ꯫ ꯅꯣꯡꯃꯤ ꯅꯣꯛꯃꯤ ꯅꯨꯄꯥꯗꯨꯗꯤ ꯍꯥꯏꯔꯤ ꯍꯦꯃꯥꯒꯤ ꯃꯤꯄꯥꯏꯖꯕꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯤꯡꯊꯧꯒꯤꯗꯤ ꯅꯨꯡꯁꯤ ꯏꯅꯣꯠ ꯍꯥꯞꯈ꯭ꯔꯕꯣꯏ꯫ ꯁ꯭ꯍ ꯂꯝꯍꯦꯟꯅꯨ ꯂꯝꯍꯦꯟꯕꯤ ꯆꯠꯈꯤꯕ ꯌꯥꯗꯦ ꯉꯝꯅꯦꯗꯤ ꯅꯥꯟꯊꯣꯛꯆꯧꯅꯤ ꯑꯩꯅ ꯌꯥꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯅ ꯋꯥꯁꯤ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯏ ꯌꯨ ꯍꯩꯖꯟꯗꯨꯅ ꯃꯩ ꯊꯥꯒꯦ ꯇꯧꯋꯦꯅ ꯄꯥꯈꯠꯂꯤꯔꯣ? ꯄꯥꯈꯠꯂꯨꯅꯨꯗ ꯑꯝꯇ ꯊꯃꯣꯏ ꯆꯨꯔꯥꯟ ꯊꯥꯕꯤ ꯑꯣꯏꯕꯤ ꯂꯩꯕ ꯍꯣꯏ ꯀꯩꯝꯇ ꯇꯧꯗꯤꯌꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯦꯡꯕꯃꯛ ꯈꯪꯗꯣꯛꯍꯧꯅꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯟꯕꯅꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯋꯥꯟꯊꯁꯅꯔꯤ ꯃꯥꯟꯗ꯭ꯔꯥ ꯍꯩꯇ꯭ꯔꯥ ꯅꯪꯅ ꯋꯥꯁꯦ ꯀꯟꯅ ꯇꯧꯕ꯫ ꯅꯤꯡꯊꯧꯅ ꯉꯥꯛꯀꯤ ꯃꯃꯥꯡꯗꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯤꯕꯗꯨꯅ ꯀꯝꯗꯧꯅꯅꯣ? ꯑꯁꯨꯝꯅ ꯁꯤꯟꯈꯤꯕꯅꯤ ꯉꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯇꯥꯠꯅꯤ ꯑꯣꯏꯗꯕꯅꯤ ꯋꯥꯟꯊꯁꯅꯕꯅꯤ꯫ ꯃꯥꯁꯨ ꯅꯤꯡꯊꯦꯝꯁꯨ ꯄ꯭ꯂꯥꯟ ꯁꯤꯟꯕꯅꯤ꯫ ꯁꯤꯗ ꯑꯍꯤꯡꯗꯨꯗ ꯂꯥꯛꯂꯤꯕꯗꯨꯁꯨ ꯄ꯭ꯂꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯃꯈꯣꯏꯅ ꯍꯞꯇꯥꯃꯨꯛꯇꯣ ꯄꯣꯊꯥꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯤꯕ ꯍꯥꯏꯁꯤꯟꯅꯕꯅꯤ꯫ ꯁ꯭ꯌꯥꯝꯒꯤ ꯃꯊꯛꯇ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯅꯤ꯫ ꯍꯧꯖꯤꯛ ꯇꯟꯖꯥ ꯆꯥꯔꯦ ꯈꯟ ꯂꯥꯛꯂꯤꯕꯅꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ꯫ ꯃꯤ ꯊꯥꯅꯤ ꯇꯨꯃꯤꯟ ꯂꯩ ꯊꯥꯗꯣꯛ ꯍꯥꯏꯃꯤ ꯁꯤ ꯀꯣꯟꯁꯤꯜꯂꯛꯀꯅꯨ ꯃꯍꯥꯄꯥꯄꯤ꯫ ꯇꯨꯠ ꯇꯜꯂꯦ ꯃꯦ ꯊꯥꯗꯣꯛꯑꯣꯏ ꯆꯦꯜꯂꯅꯤ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯊꯨꯝ ꯊꯝꯃꯅꯤ ꯅꯪ ꯉꯁꯤꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯅꯤ꯫ ꯃꯍꯥꯄꯥꯄꯤ ꯊꯥꯗꯣꯛꯑꯣꯏꯕꯣ꯫ ꯃꯍꯥꯄꯥꯄꯤ ꯂꯝꯍꯦꯟꯖꯈꯤꯒꯦ ꯊꯥꯗꯣꯛꯑꯣꯏ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯍꯥꯠꯀꯦꯁꯨ ꯍꯥꯠ꯫ ꯍꯦꯃꯥ ꯁꯥꯎꯅ ꯃꯤꯄꯥꯏꯅ ꯅꯤꯡꯊꯧꯕꯨ ꯏꯟꯊꯣꯛꯅꯕ ꯂꯥꯛꯅꯔꯤ꯫ ꯌꯥꯗꯦ ꯌꯥꯍꯟꯗꯦ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯅꯨꯄꯥ ꯃꯥꯅꯗꯤ꯫ ꯁꯤꯃꯁꯨ ꯍꯦꯃꯥꯒꯤ ꯅꯥꯄ ꯃꯌꯥꯗ ꯈꯪꯆꯪ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯏꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯗꯥꯆꯧꯕꯨ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ꯫ ꯍꯦꯃꯥ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡꯗ ꯃꯈꯣꯡꯅ ꯀꯟꯅ ꯅꯦꯠꯁꯤꯜꯂꯤ꯫ ꯅꯨꯄꯥꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕꯤ ꯆꯩꯅꯥ ꯈꯥꯡꯂꯤ ꯁꯨꯛꯇꯣꯛꯇꯨꯅ ꯀꯣꯜꯂꯤꯗꯨꯗꯤ ꯊꯥꯗꯣꯛꯇꯦ꯫ ꯍꯦꯃꯥ ꯀꯞꯄꯛꯀꯗꯧꯔꯦ꯫ ꯃꯍꯥꯄꯥꯄꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯅꯇꯨ ꯄꯥꯝꯕ ꯏꯔꯥꯡ ꯐꯂꯥꯡꯒꯁꯨ ꯇꯧꯕ ꯆꯪꯅꯤꯅꯦ ꯃꯁꯦ꯫ ꯅꯨꯄꯥ ꯃꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯃꯥꯒꯤ ꯅꯥꯄ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯔꯤ꯫ ꯄꯤꯔꯛꯏ ꯄꯥꯎꯈꯨꯝ ꯑꯃ ꯊꯪꯂꯕ ꯃꯤꯀꯨꯞꯇ ꯊꯋꯥꯏ ꯊꯥꯕ ꯌꯥꯏ ꯀꯁꯨ ꯈꯜꯂꯨꯗ꯫ ꯑꯄꯪꯕꯤ ꯅꯪꯒꯤꯅꯤ ꯃꯍꯥꯄꯥꯄꯤ ꯑꯩꯁꯦ ꯁꯤꯃꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯅ ꯇꯥꯗꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯅꯥꯊꯩꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯊꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯌꯥꯝꯅ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛꯇꯣ ꯑꯩꯅꯦ ꯍꯥꯏꯔꯕꯁꯨ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏꯗ ꯑꯈꯪ ꯑꯍꯩ ꯄꯟꯗꯤꯠ ꯀꯌꯥꯅ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯊꯅꯝꯂꯕ ꯐꯠꯇꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯔꯥꯃꯥꯌꯟꯒꯤ ꯔꯥꯕꯣꯟ ꯃꯍꯥꯚꯥꯔꯠꯀꯤ ꯗꯨꯔꯌꯣꯙꯟ ꯃꯩꯇꯩ ꯈꯝꯕ ꯊꯣꯏꯕꯤ ꯋꯥꯔꯤꯒꯤ ꯅꯣꯡꯕꯥꯟ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯠꯇꯕ ꯄꯥꯞ ꯆꯦꯟꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯕꯁꯨ
ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯅ ꯉꯝꯂꯣꯏ ꯂꯦꯞꯂꯕꯁꯨ ꯁꯤꯃꯗꯤ ꯈꯪ ꯅꯪꯅ ꯐꯠꯇꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯅꯆꯤꯜ ꯃꯍꯥ ꯄꯥꯄꯤ ꯍꯥꯏꯅꯁꯨ ꯆꯩꯕꯤꯔꯤꯕ ꯑꯩꯅ ꯅꯪꯅ ꯗꯥꯆꯧꯁꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒꯤ ꯃꯤꯐꯠꯇ ꯑꯩꯅ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯥꯕꯨ ꯊꯥꯖꯔ ꯃꯔꯝꯁꯤꯃꯛꯀꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯅꯪꯅ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯇꯥꯕꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯏꯁꯣꯔ ꯃꯥꯕꯨꯁꯨ ꯏꯈꯨꯠꯃꯛꯅ ꯍꯥꯠꯄ ꯑꯩꯅ ꯉꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯃꯤꯐꯠꯇ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯃꯍꯥꯄꯥꯄꯤ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯊꯣꯏꯊꯣꯏꯕꯤ ꯁꯤꯃꯛ ꯅꯪꯅ ꯈꯪꯕꯤꯌꯨꯕ ꯅꯪꯅ ꯈꯪꯕꯤꯌꯨꯕ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯃꯐꯝꯁꯤꯗꯕꯨ ꯊꯃꯣꯏꯕꯨ ꯐꯤ ꯐꯅꯦꯛ ꯉꯥꯃꯣꯛ ꯍꯩ ꯔꯥꯒꯨꯝꯅ ꯍꯦꯛꯇꯃꯛ ꯌꯣꯜꯂꯝꯒꯗ꯭ꯔꯅꯤ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯃꯥꯅ ꯃꯃꯤ ꯁꯦꯡꯅ ꯂꯩꯔꯝꯂꯕ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯤꯕ ꯊꯃꯣꯏ ꯃꯥꯁꯨ ꯀꯩꯊꯦꯜ ꯃꯌꯣꯜꯗꯨꯗ ꯐꯝꯂꯝꯂꯕ ꯑꯁꯨꯛ ꯊꯃꯣꯏꯗꯨꯅ ꯋꯥꯈꯜ ꯍꯛꯆꯥꯡꯗꯨꯅ ꯋꯥꯖꯔꯨꯔꯤꯗꯣ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤ ꯈꯖꯤꯛꯇꯁꯨ ꯊꯃꯣꯏ ꯃꯩꯆꯥꯛ ꯃꯥꯁꯨ ꯏꯪꯊꯍꯟꯕ ꯉꯝꯂꯝꯒꯗꯕꯅꯤ ꯍꯦꯃꯥꯒꯤ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯃꯇꯧꯗꯣ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯃꯥꯗꯤ ꯊꯃꯣꯏꯒ ꯁꯦꯡꯅ ꯁꯦꯡꯕꯗꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯕꯅꯤ ꯃꯐꯝꯗꯗꯤ ꯑꯎꯕꯁꯤꯡꯅꯇ ꯃꯇꯧꯗꯨꯗ ꯁꯥ ꯉꯥ ꯑꯣꯏꯅ ꯎꯕꯤꯔꯨꯕꯒꯤ ꯋꯥꯅꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤ ꯋꯥꯍꯩꯅꯤ ꯍꯥꯏꯅꯗꯤ ꯃꯥꯅꯗꯤ ꯍꯥꯏꯖꯔꯤꯕ ꯑꯇꯥꯕ ꯃꯈꯩꯅꯗꯤ ꯗꯝꯀꯥ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕꯅꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯆꯨꯔꯣꯜꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯨꯔꯤꯕꯅꯤ ꯅꯤꯡꯊꯧ ꯍꯥꯏꯕ ꯅꯪꯕꯨ ꯅꯔꯥꯏꯕꯛꯇꯨꯕꯨ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯤꯕ꯭ꯔꯥ ꯀꯅꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯤ ꯍꯦꯃꯥ ꯍꯥꯏꯕꯤꯗꯣ ꯅꯨꯡꯁꯤꯔꯨꯕꯒꯤꯔꯥ ꯅꯨꯄꯤꯗ ꯑꯣꯏꯅ ꯇꯥꯏꯅꯔꯨꯗ꯭ꯔꯥ ꯅꯨꯄꯥꯗꯨꯗ ꯍꯥꯟꯅꯒꯨꯝ ꯃꯔꯣꯜ ꯂꯣꯟꯁꯤꯟ ꯁꯤꯖꯤꯜꯂꯨꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯃꯊꯥ ꯁꯥꯔꯦ ꯏꯉꯥꯎꯇ ꯉꯥꯎꯔꯦ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯁꯤꯡꯁꯤ ꯑꯣꯏꯅ ꯁꯤꯃꯗꯤ ꯅꯤꯡꯊꯧ ꯃꯍꯥꯄꯥꯄꯤꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯈꯪꯕ ꯉꯝꯂꯣꯏ ꯂꯧꯅꯝ ꯌꯥꯎꯗꯕ ꯃꯥꯒꯤ ꯃꯇꯧꯅꯤ ꯂꯧꯁꯤ ꯂꯩꯈꯣꯜ ꯍꯩꯇꯕ ꯃꯥꯒꯤ ꯂꯤꯆꯠꯅꯤ ꯅꯣꯡꯁꯥ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯤ ꯍꯦꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯗꯥꯆꯧꯕꯅꯗꯤ ꯍꯥꯏꯖꯕꯅꯤ ꯃꯤꯠꯌꯦꯡꯗꯨꯅ ꯂꯣꯟꯊꯣꯛꯇ ꯃꯤꯠꯌꯦꯡꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯍꯩꯅꯥꯅ ꯇꯨꯡ ꯏꯜꯂꯛꯀꯦ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯁꯨ ꯅꯨꯡꯁꯤ ꯈꯨꯠꯁꯝꯕꯤꯌꯨ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ ꯌꯥꯗꯦ ꯍꯥꯏꯅꯣ ꯑꯣ ꯂꯝꯌꯦꯟꯕꯤ ꯅꯨꯄꯤꯗꯨ ꯌꯥꯅꯤꯡꯗꯦ ꯄꯥꯡꯒꯜꯁꯨ ꯊꯣꯛꯄ ꯃꯥ ꯉꯝꯗꯦ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯒꯅꯤꯁꯨ ꯈꯪꯖꯗ ꯅꯨꯄꯥ ꯃꯥꯗꯤ ꯂꯝ ꯑꯗꯨ ꯍꯦꯟꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯁꯨꯡꯆꯥ ꯆꯥꯗ ꯂꯥꯟꯐꯝꯗꯨ ꯅꯨꯡꯁꯤ ꯂꯥꯟꯐꯝ ꯑꯣꯏꯅ ꯈꯨꯗꯛꯇꯨꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯂꯥꯟꯐꯝ ꯃꯌꯥꯏꯗꯨꯗ ꯅꯨꯡꯁꯤ ꯄꯥꯖꯩ ꯐꯤꯔꯥꯜ ꯊꯦꯠꯀꯦ ꯃꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯤ ꯖꯨꯠꯃꯦꯟ ꯏꯆꯥ ꯆꯥꯗꯕ ꯃꯌꯥꯝꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯕ ꯃꯤꯍꯨꯜ ꯃꯇꯥ ꯑꯃ ꯇꯧꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯄꯨ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯈꯨꯅꯨꯡꯁꯤꯗꯨꯁꯨ ꯃꯌꯥꯝꯗꯒꯤ ꯄꯨꯡꯈꯦꯠ ꯈꯦꯠꯅꯩ ꯃꯍꯥꯏꯁꯤ ꯑꯁꯤꯅꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯐꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯐꯩ ꯆꯠꯈꯤꯒꯗ꯭ꯔꯥ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇ ꯋꯥꯔꯣꯏꯁꯤꯟ ꯃꯥꯁꯨ ꯀꯔꯤ ꯑꯣꯏꯕ ꯀꯔꯤ ꯑꯣꯏꯅꯣ ꯀꯅꯥꯅꯗꯤ ꯈꯪꯂꯨꯅꯤ ꯍꯥꯏꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯃꯥ ꯇꯨꯃꯤꯟ ꯂꯩꯕ ꯅꯠꯇ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤꯔꯦ ꯃꯌꯥꯝ ꯎꯝꯁꯤꯜꯂꯛꯏ ꯍꯦꯛ ꯃꯈꯣꯏꯕꯨ ꯁꯤꯌꯥꯝꯅ ꯊꯥꯗꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯪꯈꯤꯕ ꯃꯤꯀꯨꯞꯇ ꯐꯨꯒꯦ ꯆꯩꯒꯦꯗꯤ ꯂꯥꯏꯔꯗꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯦꯛꯇꯒ ꯑꯗꯨꯅ ꯀꯔꯤꯒꯤꯗꯤ ꯀꯤꯔꯣꯏꯗꯒꯦ ꯀꯤꯔꯨꯔꯦ ꯍꯦꯃꯥꯁꯨ ꯑꯗꯣ ꯃꯥꯒꯤ ꯃꯍꯥꯄꯥꯄꯤꯗ ꯅꯠꯇꯦ ꯃꯥꯕꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄꯥꯕꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯇꯥꯔꯤ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯥꯒꯤ ꯗꯥꯆꯧꯕꯒꯤ ꯃꯊꯥꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯖꯈꯤꯕꯁꯤꯅ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯍꯩꯅꯃꯟꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯗ ꯃꯣꯂꯤ ꯍꯦꯃꯥ ꯈꯪꯉꯥꯏ ꯍꯥꯏ ꯅꯤꯡꯊꯧ ꯃꯍꯥꯄꯥꯄꯤꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟ ꯊꯝꯂꯤꯕꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯔꯣꯏ ꯈꯪꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯔ ꯁꯥꯐꯒꯗꯕꯁꯤ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨ ꯀꯤꯅꯁꯨ ꯎꯛꯇꯕ ꯃꯍꯥꯄꯥꯄꯤ ꯂꯛꯇꯒꯤ ꯃꯄꯤ ꯃꯀꯣꯛ ꯁꯣꯔ ꯐꯨꯟꯗꯧꯔꯦ ꯀꯣꯟꯁꯤꯟꯒꯦꯁꯨ ꯁꯤꯗꯤ ꯆꯦꯠꯃꯜꯂꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯅꯤ ꯁꯤ ꯈꯔ ꯀꯣꯝꯅ ꯑꯣꯏꯅ ꯀꯣꯜꯂꯨ ꯍꯥꯏꯃꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯥꯈꯠꯆꯩ ꯍꯥꯏꯕꯒ ꯏꯟꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯈꯖꯤꯛ ꯀꯣꯝꯅ ꯑꯣꯏꯅ ꯀꯣꯜꯂꯤ ꯁꯤꯃꯁꯨ ꯍꯥꯏ ꯃꯇꯥꯡ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯊꯥꯗꯣꯛ ꯁꯨꯛꯊꯥ ꯊꯥꯗꯣꯛ ꯃꯍꯥꯄꯥꯄꯤꯒꯤ ꯈꯨꯗꯩꯗꯒꯤ ꯅꯪ ꯉꯁꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯤꯒꯗꯤꯅꯦ
ꯅꯃꯪꯗꯐꯥꯎ ꯈꯟꯍꯨꯏ ꯍꯦꯃꯥ ꯀꯞꯀꯗꯧꯔꯤ ꯀꯞꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨ ꯌꯧꯔꯤ ꯑꯗꯨꯅ ꯀꯞꯄ ꯐꯥꯎꯕ ꯇꯟꯁꯤꯜꯂꯛꯏ ꯃꯍꯥꯄꯥꯄꯤꯒꯤ ꯃꯇꯧꯗꯨꯗ ꯑꯐꯥꯎꯕ ꯑꯉꯥꯎꯕ ꯈꯣꯏꯗꯥꯖꯧꯒꯤ ꯔꯣꯃꯥꯟꯁ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯤ ꯑꯃꯨꯛꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁ꯭ꯌꯥꯝꯒꯤ ꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯕꯨ ꯅꯤꯡꯊꯦꯝꯕꯨ ꯊꯤꯔꯤ ꯑꯁꯣꯝꯂꯣꯝꯗꯅ ꯄꯦꯟꯃꯟꯗꯕꯅ ꯁꯥꯎꯅꯤꯡꯃꯟꯕꯅ ꯃꯁꯥ ꯄꯨꯝꯕ ꯄꯦꯇ꯭ꯔꯣꯜꯅ ꯍꯩꯖꯤꯟꯗꯨꯅ ꯁꯤꯖꯒꯤ ꯊꯧꯔꯥꯡꯈꯤꯕꯤ ꯍꯦꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯅꯤ ꯁꯅꯥꯕꯨ ꯂꯥꯛꯁꯤꯟꯅ ꯈꯥꯝꯖꯤꯟꯅꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯁ꯭ꯌꯥꯝꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯂ ꯃꯥꯜꯂꯤ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯗ ꯋꯥ ꯍꯥꯏꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯁꯥꯗ ꯇꯨꯝꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯃꯅꯤ ꯁꯅꯥꯕꯨ ꯄꯪꯊꯍꯜꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯀꯞꯂꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕꯤ ꯇꯨꯝꯊꯈ꯭ꯔꯕꯤ ꯃꯅꯤ ꯁꯅꯥꯕꯨ ꯁ꯭ꯌꯥꯝꯅ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯍꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁ꯭ꯌꯥꯝꯗꯗꯤ ꯋꯥ ꯍꯩꯕ ꯉꯝꯗ ꯌꯦꯡꯅꯍꯧꯏ ꯃꯅꯤ ꯁꯅꯥꯕꯨ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯍꯟꯗꯨꯅ ꯊꯝꯃꯤ ꯁ꯭ꯌꯥꯝ ꯃꯥ ꯃꯁꯥꯃꯛꯅ ꯁꯦꯟꯅꯩ ꯇꯍꯥ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃ ꯀꯥꯗꯨꯗ ꯁ꯭ꯌꯥꯝ ꯃꯅꯤ ꯁꯅꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯝꯈ꯭ꯔꯕꯤ ꯍꯦꯃꯥꯒꯤ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯀꯤꯅ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯄꯥꯕꯨꯡ ꯀꯩ ꯇꯧꯖꯧꯒꯦ ꯅꯤꯡꯊꯧꯗꯨ ꯍꯧꯖꯤꯛ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯂꯩꯕꯁꯨ ꯃꯥꯜꯂꯤ ꯃꯤ ꯑꯍꯦꯟꯕ ꯀꯧꯈꯣ ꯐꯪꯅꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯊꯤꯌꯨ ꯃꯣꯏ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡ ꯅꯛꯅ ꯃꯤ ꯊꯥꯗꯣꯛꯎ ꯃꯣꯏ ꯑꯗꯨꯗ ꯂꯥꯛꯄꯤ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯕ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯦꯝꯅꯤ ꯁꯦꯟꯅꯧ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯎꯕ ꯐꯪꯕ ꯃꯐꯝꯗ ꯈꯨꯗꯛꯇꯨꯗꯅꯦ ꯑꯅꯤꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯣ ꯂꯧ ꯌꯥ ꯂꯥꯎꯍꯟꯒꯅꯨ ꯑꯩꯕꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯆꯦꯟꯍꯟꯒꯅꯨ ꯐꯅꯤ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈꯤ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯗꯣ ꯐꯥꯖꯟ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏ ꯅꯤꯡꯊꯦꯝꯗꯣ ꯂꯥꯛꯇꯨꯅ ꯁ꯭ꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯟꯁꯤꯜꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯅꯤ ꯁꯅꯥꯅ ꯈꯥꯝꯂꯛꯄ ꯌꯥꯔꯣꯏ ꯃꯅꯤ ꯁꯅꯥ ꯇꯨꯝꯊꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯂꯥꯛꯑꯔꯣꯏ ꯑꯗꯨꯅ ꯁ꯭ꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯅꯤꯡꯊꯦꯝꯒꯤ ꯄꯨꯟꯁꯤꯁꯨ ꯃꯤꯀꯨꯞꯇꯨꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯕ꯭ꯔꯥ ꯁ꯭ꯌꯥꯝ ꯅꯣꯛꯃꯤ ꯂꯩ ꯍꯟꯗꯛꯇꯤ ꯃꯁꯥꯗꯨ ꯐꯨꯡꯒꯠꯇꯦ ꯁꯥꯎꯒꯠꯇꯦ ꯅꯦꯅꯥ ꯇꯥꯅ ꯐꯝꯐꯝꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯏ ꯃꯆꯥ ꯅꯤꯡꯊꯧ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯝꯃꯤ ꯊꯤꯌꯨ ꯅꯤꯡꯊꯦꯝ ꯃꯤꯅꯥꯏꯁꯤꯁꯨ ꯂꯣꯠꯇꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯍꯣꯠꯅꯖꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯅꯤꯡꯊꯦꯝꯕꯨ ꯅꯤꯡꯊꯧꯅ ꯀꯩꯗꯧꯅꯨꯡꯗ ꯃꯇꯣꯝꯇ ꯂꯪꯊꯣꯛꯑꯝꯃꯒ ꯃꯥ ꯆꯠꯂꯨ ꯃꯥ ꯁꯣꯏꯗꯅ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯈꯤꯒꯅꯤ ꯃꯨꯟꯅ ꯊꯤꯌꯨ ꯒꯦꯠꯔꯣꯝꯗ ꯃꯤ ꯋꯥꯠꯇꯅ ꯂꯩ ꯌꯨꯝꯒꯤ ꯕꯥꯎꯟꯗ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯥꯏꯊꯣꯛꯇꯨꯅ ꯌꯦꯡꯉꯨ ꯋꯥꯜ ꯆꯣꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ ꯃꯥ ꯍꯤꯡꯅ ꯊꯝꯕ ꯌꯥꯗꯦ ꯃꯌꯥꯝ ꯀꯣꯏꯆꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯂꯩ ꯌꯨꯝ ꯑꯀꯣꯏꯕ ꯄꯨꯝꯕꯗꯣ ꯁꯦꯟꯅꯗꯨꯅ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯁꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯤ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯏ ꯐ꯭ꯂꯣꯔꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯇꯦ ꯁ꯭ꯌꯥꯝꯁꯨ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯤꯡꯊꯧꯕꯨ ꯉꯥꯏꯔꯝꯒꯨꯝ ꯃꯥꯅ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯊꯋꯥ ꯍꯥꯟꯅꯒꯨꯝ ꯁꯥꯗꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯇꯣꯏꯅ ꯌꯦꯡꯂꯤ ꯁ꯭ꯌꯥꯝꯒꯤ ꯃꯁꯥꯗ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯔꯛꯂꯤꯕ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯍꯣꯜꯗꯨꯅ ꯂꯥꯛꯁꯤꯟꯕꯤꯔꯒ ꯉꯥꯏꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯐꯨ ꯑꯗꯨꯒ ꯐ꯭ꯂꯣꯔꯗ ꯃꯆꯤ ꯂꯦꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯃꯈꯨꯠꯇꯅ ꯄꯤꯁꯇꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝꯕꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯍꯦꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯄꯥꯕꯨꯡ ꯍꯦꯃꯥ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯐꯥꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯁ꯭ꯌꯥꯝ ꯉꯥꯛ ꯇꯨꯃꯤꯟ ꯂꯩ ꯐꯠ ꯍꯥꯏ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯒꯦꯁꯨ ꯁꯤꯖꯁꯅꯨ ꯏꯆꯥꯁꯨ ꯅꯠꯇꯕ ꯃꯥꯅ ꯃꯤꯆꯥꯗꯨꯕꯨ ꯁꯤꯖꯁꯅꯨ ꯃꯥꯕꯨ ꯅꯤꯡꯊꯧꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯀꯤꯍꯟꯒꯦꯒ ꯈꯜꯂꯤ ꯑꯣꯏꯔꯝꯃꯤ ꯃꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯃꯅꯤ ꯁꯅꯥꯅꯁꯨ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯪꯂꯤ ꯍꯦꯃꯥꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯅꯤ ꯁꯅꯥꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯌꯥꯔꯦ ꯁꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯑꯩꯕꯨ ꯁꯥꯎꯒꯗꯕꯗ ꯃꯉꯥꯏꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯃꯥꯕꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯅ ꯁꯨꯝ ꯊꯝꯒꯅꯤ ꯐꯥꯒꯤꯔꯣ ꯃꯥꯒꯤ ꯅꯨꯄꯥ ꯍꯦꯃꯥꯒꯤ ꯃꯄꯥꯗꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯤ ꯃꯥꯅꯤ ꯃꯁꯨꯝ ꯂꯥꯡꯒꯤ ꯏꯈꯨꯠꯃꯛꯅ ꯃꯤꯌꯥꯠꯈ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯀꯤꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯑꯩꯅ ꯆꯦꯟꯒꯅꯤ ꯀꯅꯥꯁꯨ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯁꯅꯥꯅ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯂꯕꯁꯨ ꯑꯗꯨꯅ ꯑꯩ ꯍꯥꯟꯅꯒꯨꯝ ꯑꯐ ꯁꯥꯔꯣꯏ ꯍꯦꯃꯥꯕꯨ ꯏꯆꯥ ꯃꯀꯨꯝ ꯃꯤꯅꯨꯡꯁꯤ ꯎꯠꯁꯤꯟꯅꯔꯣꯏ ꯀꯩ ꯀꯥꯟꯅꯅꯤ ꯃꯤꯆꯥ ꯌꯣꯛꯄꯗ
ꯑꯩꯒꯤ ꯁꯅꯥꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯄꯪꯊꯍꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯃꯁꯨꯡ ꯂꯥꯡꯒꯤ ꯃꯤꯍꯥꯠꯄ ꯃꯤꯐꯠꯇ ꯑꯩꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯩꯒꯤ ꯑꯩ ꯀꯤꯖꯔꯨꯅꯤ? ꯃꯥꯗꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯊꯝꯃꯤ ꯑꯁꯨꯝ ꯄꯪꯊꯍꯟꯗꯨꯅ꯫ ꯍꯦꯃꯥꯗꯤ ꯃꯋꯥ ꯂꯧꯗꯦ, ꯁꯤꯒꯤꯁꯨ ꯁꯤꯖꯈꯤꯁꯅꯨ꯫ ꯅꯤꯡꯊꯧ ꯇꯥꯏ ꯁ꯭ꯌꯥꯝꯅ ꯃꯈꯧ ꯄꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ꯫ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯊꯥꯖꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯐꯠ ꯍꯧꯔꯞꯅ ꯍꯥꯏ, ꯁꯣꯔ ꯋꯥꯅ ꯋꯥꯅ ꯍꯣꯟꯗꯨꯅ, ꯃꯋꯥꯅ ꯁꯦꯟꯅꯖꯈ꯭ꯔꯦ ꯍꯦꯃꯥꯗꯤ꯫ ꯃꯤꯐꯠꯇ ꯅꯪꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯂꯩꯈ꯭ꯔꯦ ꯍꯦꯃꯥꯒꯤꯅꯤ꯫ ꯁ꯭ꯌꯥꯝ ꯁꯥꯎꯅ ꯐꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯃꯅꯤꯡꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯁꯨꯖꯟꯈꯤ ꯁꯥꯐꯨ ꯀꯟꯅ꯫ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯍꯟꯗꯦ, ꯃꯑꯣꯡ ꯍꯥꯗꯦ꯫ ꯃꯃꯥꯏꯗꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨꯗꯒꯤ ꯏ ꯆꯦꯟꯊꯔꯛꯂꯤꯕꯗꯨꯗ ꯍꯟꯅ ꯃꯥ ꯌꯦꯡꯂꯨꯗꯦ꯫ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯃꯥ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯆꯩꯅꯥ ꯄꯨꯝꯕꯁꯨ ꯈꯪꯂꯤ꯫ ꯑꯃꯨꯛꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯔꯤ, ꯁ꯭ꯌꯥꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛ, ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛꯇꯣ ꯏꯃꯥ ꯃꯅꯤꯁꯅꯥ, ꯍꯦꯃꯥꯒꯤ ꯃꯃꯥꯡꯗ ꯅꯁꯥꯃꯛꯅ ꯎꯞꯂꯤꯕ ꯗꯥꯏꯒꯤ ꯃꯈꯨꯝꯗꯣ ꯍꯥꯡꯗꯣꯛꯍꯟꯗꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛꯇꯣ ꯏꯃꯥꯒꯤ ꯃꯃꯥꯡ ꯎꯠꯍꯟꯒꯦ ꯈꯟꯅ ꯁꯤ ꯄꯨꯝꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯖꯨꯅꯨꯕ ꯃꯤꯐꯠꯇ ꯍꯦꯃꯥꯒꯤꯗꯤ ꯋꯥꯒꯅꯨ, ꯅꯁꯛ ꯁꯛꯇꯥꯗꯨꯒ ꯃꯤꯒꯤ ꯅꯨꯄꯥ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤꯗ ꯑꯗꯨꯛ ꯆꯣꯞꯄ, ꯊꯨꯏ ꯇꯨꯀꯠꯆꯩꯅꯦ ꯁ꯭ꯌꯥꯝ ꯍꯥꯏꯕ ꯆꯣꯞ ꯆꯣꯞꯄ ꯅꯪꯁꯦ꯫ ꯏꯃꯥ ꯃꯅꯤꯁꯅꯥꯒꯤ ꯅꯨꯄꯥ ꯍꯦꯃꯥꯒꯤꯅ ꯕꯕꯥ ꯑꯣꯏꯕꯗꯁꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕ ꯑꯁꯨꯛ ꯀꯨꯏꯕ ꯏꯃꯥꯕꯨ, ꯍꯦꯃꯥꯕꯨ ꯃꯤꯅꯝꯗꯨꯅ ꯑꯄꯜ ꯁꯥꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯃꯅꯤꯁꯅꯥꯕꯨ ꯍꯦꯃꯥꯕꯨ ꯅꯪꯅ ꯁꯦꯟꯅꯕꯤꯕ ꯁꯥꯗꯨꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯏꯃꯥꯒꯤ ꯃꯃꯤꯠꯇ ꯎꯠ ꯆꯥꯏꯗꯨꯅ ꯅꯪ ꯂꯩꯔꯕꯅꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯅꯁꯥꯒꯤ ꯁꯛꯇꯤ ꯄꯩꯁꯥ ꯄꯩꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯅꯪꯅ ꯃꯥꯡꯍꯟꯈꯤꯕ, ꯑꯗꯨꯒ ꯅꯪꯅ ꯃꯌꯥꯝꯗꯨꯒꯤ ꯏꯈꯤꯡꯒꯤ ꯃꯃꯜꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤꯕ ꯁꯛꯇꯥꯗꯨꯒ ꯃꯤꯐꯠꯇ ꯌꯣꯠꯄ ꯅꯪꯅ꯫ ꯁ꯭ꯌꯥꯝ ꯑꯗꯨꯛ ꯁꯥꯎꯔꯦ ꯅꯣꯡꯃꯩꯗꯣ ꯄꯥꯏꯗꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯃꯇꯧꯗꯣ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛꯁꯨ ꯇꯟꯖꯥ ꯆꯥꯅ ꯅꯤꯡꯊꯧ ꯂꯥꯛꯏ꯫ ꯃꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯥ꯫ ꯀꯩꯗꯧꯅꯤꯡꯗ ꯃꯥ ꯑꯀꯤꯕꯕꯨ ꯌꯦꯛꯅꯕꯒꯤ ꯃꯃꯥꯡꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯈꯟꯗꯦ, ꯃꯤꯔꯣꯠ ꯑꯣꯏꯒꯦ ꯈꯟꯗꯦ, ꯃꯇꯣꯝꯇꯅꯤ ꯂꯥꯛꯄ꯫ ꯍꯦꯃꯥꯕꯨ ꯃꯥꯅ ꯃꯈꯨꯠ ꯁꯝꯂꯤ ꯆꯦꯠꯅ ꯄꯥꯏꯔꯤ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯅꯤꯡꯊꯧꯅ꯫ ꯁ꯭ꯌꯥꯝ ꯅꯣꯡꯃꯩꯗꯣ ꯀꯥꯞꯇꯦ, ꯇꯨꯃꯤꯟ ꯅꯤꯡꯊꯧꯗ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯦꯝ ꯄꯦꯟꯖꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯧꯅꯁꯨ ꯅꯤꯡꯊꯦꯝꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯁ꯭ꯌꯥꯝꯅ ꯃꯃꯤꯠ ꯑꯅꯤ ꯏ ꯀꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯅꯨꯡꯁꯥꯒꯨꯝ ꯃꯥꯅ ꯂꯦꯞꯂꯤ꯫ ꯍꯦꯃꯥ ꯃꯄꯤꯔꯥ ꯆꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯁ꯭ꯌꯥꯝꯗ ꯄꯦꯟꯗꯅ, ꯑꯩꯒꯤ ꯕꯕꯥꯕꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯅꯤ ꯈꯟꯕ꯭ꯔꯥ? ꯏꯃꯥꯕꯨꯁꯨ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯃꯤꯐꯠꯇ꯫ ꯁ꯭ꯌꯥꯝ ꯅꯣꯡꯏ ꯅꯣꯡꯏ ꯍꯥꯏꯔꯤ ꯍꯦꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ, ꯑꯩ ꯑꯉꯥꯡ ꯄꯦꯇꯋꯥ, ꯅꯪꯅ ꯆꯕꯦꯡ ꯆꯕꯦꯡ ꯋꯥ ꯉꯥꯡꯒꯅꯨ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯄꯥꯗꯣ ꯑꯩꯅ ꯍꯥꯠꯂꯒ? ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯅ ꯍꯥꯠꯄꯤꯈꯤꯕꯅꯤꯅꯦ ꯅꯄꯥꯗꯣ, इखुदमꯛꯅ ꯍꯥꯠꯂꯤꯕ ꯌꯥꯔꯕ꯭ꯔꯥ? ꯅꯃꯥꯁꯦ ꯄꯥꯝꯕꯒꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯃꯇꯝꯗꯨꯗ ꯎꯏꯁꯨ ꯑꯣꯏꯈꯤꯅꯤ꯫ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯪꯕꯒꯤ ꯍꯤꯡꯅ ꯀꯛ ꯊꯝꯂꯣ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯗ ꯋꯥ ꯂꯣꯏꯔꯕ꯭ꯔꯥ ꯁ꯭ꯌꯥꯝ? ꯁ꯭ꯌꯥꯝ ꯃꯩꯍꯧꯅ, ꯍꯩ ꯀꯅꯥ ꯂꯩ? ꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯍꯨꯝꯁꯦ ꯐꯥꯖꯤꯜꯂꯨ ꯍꯧꯖꯤꯛꯃꯛ꯫ ꯁ꯭ꯌꯥꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯔꯣꯝꯗ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯃꯌꯥꯝꯗꯣ ꯆꯪꯁꯤꯜꯂꯤ ꯅꯤꯡꯊꯦꯝ, ꯅꯤꯡꯊꯧ, ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯅꯨꯄꯥ ꯑꯃꯅ ꯍꯦꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦꯅ, ꯌꯥꯔꯣꯏꯅ꯫ ꯅꯤꯡꯊꯧꯅ ꯐꯠ ꯍꯦꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠꯇꯣ ꯐꯥꯗꯨꯅ ꯈꯨꯗꯛꯇꯨꯗ ꯊꯨꯗꯦꯛꯏ ꯄꯨꯝꯂꯩ ꯂꯩꯊꯦꯛꯇꯨꯅ ꯁꯥꯐꯨ ꯀꯟꯅ꯫ ꯍꯦꯃꯥ ꯃꯥꯒꯤ ꯗꯥꯖꯧꯒꯤ ꯃꯇꯧꯗꯨꯗ ꯀꯤꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯇꯣꯞꯄꯗꯨꯁꯨ ꯊꯨꯗꯦꯛꯀꯦ ꯇꯧꯕꯅꯤ꯫ ꯍꯦꯃꯥꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯌꯥꯝ ꯄꯥꯈꯠꯅꯅꯤ ꯎꯔꯤꯕ ꯃꯇꯧꯗꯣ ꯃꯌꯥꯝꯗꯨꯗ꯫ ꯃꯈꯨꯠ ꯑꯇꯣꯞꯄ ꯅꯥꯝꯃꯗꯨꯗꯤ ꯊꯨꯗꯦꯛꯑꯅꯨ, ꯌꯥꯔꯦ ꯑꯃ ꯊꯨꯗꯦꯛꯂꯨꯗꯨꯅ ꯌꯥꯍꯜꯂꯨ꯫ ꯃꯍꯥꯄꯥꯄꯤ ꯇꯥꯃꯤꯜꯒꯤ ꯍꯦꯔꯣꯒ ꯑꯃꯨꯛ ꯅꯨꯄꯤ ꯃꯥꯡꯗ ꯁꯥꯒꯦ ꯈꯜꯂꯅꯨꯕ꯫ ꯁꯦ ꯃꯈꯨꯠ ꯅꯥꯝꯃꯗꯨꯗꯤ ꯊꯨꯗꯦꯛꯄꯤꯔꯅꯨ ꯍꯥꯏꯃꯤ꯫ ꯄꯥꯃꯨꯕꯤ ꯆꯤꯝꯕꯥꯜꯒꯤ ꯅꯨꯡꯁꯤ ꯌꯥꯊꯪꯗꯨ ꯏꯜꯂꯤ ꯐꯅ ꯁꯥꯎꯅꯤꯡꯂꯁꯨ꯫ ꯅꯤꯡꯊꯧ ꯐꯠ ꯊꯥꯗꯣꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯇꯣꯞꯄꯗꯨꯗꯤ ꯊꯨꯗꯦꯛꯈꯤꯗ꯭ꯔꯤ ꯑꯃꯗꯨꯃꯗꯤ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ ꯅꯨꯄꯥꯗꯣ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔ ꯃꯥꯅ ꯊꯥꯗꯣꯛꯂꯨꯔꯕ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯑꯃꯨꯛ ꯆꯦꯟꯅ ꯄꯥꯏꯔꯛꯏ꯫ ꯍꯦꯃꯥ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯥꯆꯧꯅ ꯌꯥꯗꯦ, ꯊꯥꯗꯣꯛꯇꯦ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡꯗꯣ꯫ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯅ ꯆꯥꯅꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯣ
ꯅꯤꯡꯊꯧꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯍꯦꯃꯥ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟ ꯌꯦꯛꯅꯕꯁꯤꯡꯅ ꯏꯀꯣꯏ ꯀꯨꯏꯁꯤꯟ ꯀꯤꯅ ꯂꯦꯞꯂꯤ꯫ ꯅꯤꯡꯊꯧ ꯃꯥꯗꯤ ꯃꯁꯣꯡ ꯐꯅ ꯑꯀꯤꯕ ꯂꯩꯇ ꯂꯦꯞ ꯁꯥꯎꯅ ꯍꯧꯅ ꯁ꯭ꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, "ꯑꯃ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨ, ꯈꯨꯗꯛꯇ ꯅꯊ꯭ꯋꯥꯏꯗꯨ ꯂꯧꯒꯗꯕ꯫ ꯈꯪꯉꯨ, ꯅꯔꯤꯜ ꯂꯩꯔꯗꯤ ꯑꯩꯒꯤ ꯊꯣꯏꯗ ꯅꯈꯨꯠꯇꯨꯅ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯃꯤꯠꯁꯤꯡꯗꯨꯅ ꯐꯥꯎ ꯀꯟꯅ ꯌꯦꯡꯕ ꯑꯩꯅ ꯌꯥꯔꯣꯏ꯫ Hey, Syam, in 30 seconds, what can I do?" ꯁ꯭ꯌꯥꯝ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯃꯇꯣꯟꯗꯣ ꯅꯤꯡꯊꯧꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯥꯞꯂꯒꯦ ꯈꯟꯕꯅꯤ꯫ ꯅꯤꯡꯊꯧꯕꯨ ꯈꯨꯗꯛꯇꯨꯗ ꯃꯥꯅ ꯍꯥꯠꯂꯒꯦ ꯅꯤꯡꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁ꯭ꯌꯥꯝꯒꯤ ꯃꯈꯨꯠꯇꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯟꯈꯤ, ꯑꯗꯨꯛ ꯍꯩꯅ ꯑꯗꯨꯛ ꯊꯨꯅ꯫ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨ ꯁ꯭ꯌꯥꯝꯒꯤ ꯃꯀꯣꯛꯇ ꯅꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁ꯭ꯌꯥꯝꯒꯤ ꯃꯤꯁꯤꯡꯗꯣ ꯆꯦꯟꯁꯤꯜꯂꯛꯄ ꯉꯝꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯣꯏ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯦ ꯁ꯭ꯌꯥꯝꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇꯣ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯗꯣꯔꯛꯄ, ꯒꯥꯔꯤ ꯃꯔꯤ ꯃꯔꯤ ꯊꯧꯖꯤꯜꯂꯛꯄ, ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯔꯤ ꯃꯔꯤ ꯆꯦꯟꯁꯤꯜꯂꯛꯄ꯫ ꯁ꯭ꯌꯥꯝꯒꯤ ꯒꯦꯠꯇ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯤ ꯈꯔꯗꯨꯁꯨ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯊꯨꯅ, ꯃꯈꯨꯠꯇ ꯍꯦꯟꯀꯐ ꯆꯟꯗꯨꯅ ꯊꯝꯈꯤꯕ꯫ ꯃꯍꯩ ꯃꯍꯩ ꯎꯄꯥꯏ ꯂꯩꯅꯗꯦ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯉꯥꯏꯍꯥꯛꯇꯨꯗ ꯃꯄꯥꯟꯂꯣꯝꯗꯨꯗ꯫ ꯁ꯭ꯌꯥꯝ ꯅꯤꯡꯊꯧ ꯍꯣꯏꯅ ꯂꯩꯔꯤꯕꯗꯣ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯅꯤ, ꯏꯀꯣꯏ ꯀꯣꯏꯁꯜꯂꯤ ꯉꯥꯏꯍꯥꯛꯇꯨꯗ ꯂꯩꯔꯤ ꯃꯌꯥꯝꯗꯣ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗꯨꯅ ꯂꯥꯎꯔꯤ, "Surrender yourself! Drop your weapons! ꯈꯨꯠꯂꯥꯏ ꯊꯥꯗꯣꯛ! ꯅꯈꯨꯠ ꯊꯥꯡꯒꯠꯂꯨ!" ꯈꯨꯗꯛꯇ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯄꯗꯨꯗ ꯁ꯭ꯌꯥꯝꯒꯤ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯀꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅꯗꯅ ꯐ꯭ꯂꯣꯔꯗꯨꯗ ꯊꯥꯗꯈꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯤ꯫ ꯁ꯭ꯌꯥꯝꯒꯤ ꯃꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯂꯦꯞꯄꯤ, ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ, ꯁ꯭ꯌꯥꯝꯗ ꯄꯦꯄꯔ ꯑꯃ ꯎꯠꯇꯨꯅ, "Mr. Syam, you are under arrest. ꯁꯤꯗ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯂꯩꯖꯔꯤ. You have the right to remain silent and the right to an attorney. ꯁꯤ ꯈꯪꯕꯤꯌꯨ. Anything you do or say now can be used against you in the court." ꯆꯠꯁꯤ ꯁ꯭ꯇꯦꯁꯟꯗ꯫ ꯈꯨꯗꯛꯇ ꯏꯒꯥ ꯇꯧꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯂꯩꯔꯤꯕ ꯁ꯭ꯌꯥꯝꯗꯣ ꯍꯦꯟꯀꯐ ꯆꯜꯂꯤ꯫ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯦꯝꯅ ꯐꯠꯍꯩꯔꯤ, "ꯁꯔ, ꯁꯣꯝꯗ ꯑꯃꯁꯨ ꯋꯥꯠꯂꯤꯅꯤ, ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯝꯅꯤ, ꯃꯆꯥꯅꯨꯄꯥ ꯑꯐꯥꯎꯕ ꯂꯟꯆꯦꯟꯕ ꯍꯥꯏꯗꯣ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯝꯅꯤ, ꯑꯗꯨꯁꯨ ꯄꯨꯕꯤꯀꯣ, ꯍꯧꯒꯠꯂꯒꯅꯦ ꯄꯦꯄꯥ ꯄꯦꯄꯥ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ." ꯁ꯭ꯌꯥꯝꯅ, "Shut up, you bastard! Nonsense! ꯑꯩꯅ ꯑꯁꯨꯝ ꯅꯣꯏ ꯈꯔꯅ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯕ ꯁꯥꯏ꯫ ꯑꯩ ꯈꯛ ꯀꯩꯒꯤ ꯑꯁꯨꯝꯅ ꯑꯣꯏꯕ ꯌꯥꯅꯤ? ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯅꯅꯤ ꯃꯤ ꯀꯌꯥ ꯀꯌꯥ ꯍꯥꯠꯈꯤꯕ, ꯑꯩꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯕꯨꯗꯤ ꯀꯩꯒꯤ ꯐꯥꯗꯦ?" ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯃꯆꯤꯜ ꯀꯥꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯈꯨꯠ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯃꯔꯛ ꯊꯠꯂꯤ, "ꯄꯨꯈ꯭ꯔꯣ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯦ, ꯎꯅꯤꯡꯗꯦ, ꯔꯣꯃꯥꯟꯁꯀꯤ ꯕꯤꯠ ꯍꯟꯒꯦ ꯇꯧꯏ, ꯆꯠꯂꯣ ꯑꯥꯗ꯫ ꯅꯣꯏ ꯅꯣꯡꯃꯩ ꯃꯌꯥꯝꯗꯨ ꯎꯕꯗꯅꯦ ꯑꯩꯒꯤ ꯊꯣꯏ ꯄꯥꯈꯠꯈ꯭ꯔꯦ, ꯆꯠꯂꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯦ ꯑꯩꯁꯨ, ꯆꯠꯂꯣ." ꯁꯂꯥꯝ ꯀꯣꯜꯂꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯅꯤꯡꯊꯧꯗ ꯐꯠ ꯍꯥꯏ, "ꯌꯦꯁ ꯁꯔ." ꯈꯨꯗꯛꯇꯨꯗ ꯃꯔꯤ ꯃꯔꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁ꯭ꯌꯥꯝ ꯃꯥꯒꯤ ꯃꯤꯁꯤꯡ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯌꯨꯝꯗꯣ ꯁꯔꯆ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯖꯤꯜ ꯍꯨꯝꯖꯤꯜꯂꯤ, ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯀꯣꯏꯆꯥꯏ ꯆꯥꯏꯔꯦ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯒꯠꯈꯤ, ꯈꯣꯝꯖꯤꯟꯗꯨꯅ ꯄꯨꯂꯤꯁ ꯇꯤꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯈꯤ ꯁ꯭ꯌꯥꯝ ꯃꯥꯒꯤ ꯃꯤꯁꯤꯡ, ꯃꯆꯥ ꯂꯟꯖꯦꯟꯕꯁꯨ꯫ ꯌꯨꯝꯗꯣ ꯃꯤ ꯏꯇꯥꯛ ꯇꯥꯛꯍꯧꯔꯦ꯫ ꯍꯦꯃꯥꯗꯤ ꯇꯨꯃꯤꯟ ꯂꯦꯞꯂꯤ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯣ ꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯈꯪꯅꯤꯡ ꯑꯃꯨꯛ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯈꯨꯗꯛꯇꯨꯗ ꯃꯃꯥꯗꯨ ꯀꯝꯗꯧꯔꯝꯅꯤ ꯈꯟꯕꯗ ꯊꯋꯥꯏ ꯑꯗꯨ ꯋꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗꯤ ꯃꯥꯏ ꯗꯥꯆꯧꯕꯅ ꯉꯁꯥꯏꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ, ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯐꯣꯡ ꯐꯣꯡꯅ ꯄꯥꯏꯕꯅꯤ, ꯊꯥꯗꯣꯛꯇ꯭ꯔꯤ ꯃꯤꯀꯨꯞꯁꯤꯗꯁꯨ꯫ "ꯁꯤ ꯊꯥꯗꯣꯛ." ꯅꯤꯡꯊꯧ ꯉꯛꯂꯞꯅ, ꯀꯩꯒꯤꯅꯣ, ꯀꯥꯏ ꯆꯠꯀꯦꯒꯦ?" ꯅꯤꯡꯊꯦꯝꯁꯨ ꯂꯩꯍꯧꯔꯤ, ꯊꯥꯖꯗ ꯃꯥꯏ ꯃꯔꯨꯞꯇ ꯌꯦꯡꯂꯤ꯫ ꯍꯦꯃꯥ ꯁꯥꯎꯔꯥꯡꯅꯅ, "ꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯃꯍꯥꯄꯥꯄꯤ." "ꯀꯩꯒꯤꯅꯣ ꯃꯍꯥꯄꯥꯄꯤꯒꯤ ꯃꯇꯨ ꯑꯣꯏꯕꯤ, ꯀꯩꯒꯤ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯑꯩꯅ ꯍꯪꯂꯤ ꯆꯥꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯁꯨꯡꯊꯥ ꯑꯩꯅ ꯊꯥꯗꯣꯛꯑꯣꯏ, ꯋꯥꯔꯧ ꯌꯥꯗꯦꯍꯦ ꯊꯋꯥꯏ ꯑꯣꯏꯕꯤ." "ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ, ꯊꯥꯗꯣꯛ ꯍꯥꯏꯃꯤ, ꯃꯌꯥꯝ ꯂꯩꯔꯤꯁꯤꯒꯤ ꯅꯃꯤꯠ ꯑꯅꯤꯗꯨ ꯎꯗ꯭ꯔꯣ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯑꯉꯥꯎ ꯑꯐꯩ ꯑꯣꯜꯂꯒ ꯀꯔꯤꯗ ꯀꯥꯟꯅꯕ ꯐꯪꯒꯤ?" "ꯀꯥꯟꯅꯕ ꯐꯪꯅꯕ ꯎꯠꯄ ꯏꯇꯧ ꯅꯠꯇꯦ, ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯉꯥꯎ ꯑꯐꯩ ꯃꯥꯜꯂꯤꯕ ꯏꯇꯧꯁꯦ
ꯅꯨꯡꯁꯤ ꯏꯇꯧ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤꯁꯦ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯣ ꯂꯥꯎꯁꯦ ꯑꯩꯒ ꯆꯠꯁꯤ ꯋꯥꯔꯕ꯭ꯔꯥ ꯊꯥꯡꯗꯨꯅ ꯅꯄꯨꯒꯤ ꯅꯪ ꯗꯥꯆꯧꯕꯅ ꯀꯤꯕ ꯐꯠꯇ꯭ꯔꯤꯕ ꯃꯤ ꯅꯣꯡꯃꯩ ꯄꯥꯏꯗ꯭ꯔꯦ ꯑꯩꯗꯣ ꯇꯨ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯆꯠꯂꯟꯈ꯭ꯔꯦ ꯀꯤꯕꯤꯒ ꯇꯧꯋꯦ ꯁꯤꯒꯤꯕꯨ ꯂꯥꯎ ꯀꯥꯏꯗꯅꯣ ꯆꯠꯁꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛ ꯍꯥꯏ ꯋꯥꯅꯤ ꯁꯤ ꯊꯥꯗꯣꯛꯑꯕ ꯅꯣ ꯑꯩ ꯉꯝꯂꯣꯏ ꯑꯗꯨꯃꯗꯤ ꯊꯋꯥꯏꯁꯨ ꯋꯥꯔꯤꯀꯥꯟꯁꯤꯗ ꯅꯈꯨꯠ ꯊꯥꯗꯣꯛ ꯍꯥꯏꯔꯛꯂꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕ ꯇꯥꯕꯅꯤ ꯁꯤꯐꯥꯎ ꯈꯪꯕꯤꯗꯦ ꯃꯤꯑꯣꯠꯄꯤ ꯅꯪ ꯁꯤ ꯊꯥꯗꯣꯛꯎꯔꯗꯤ ꯏꯅꯥꯛꯇꯒꯤ ꯑꯃꯨꯛ ꯆꯦꯟꯈꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯑꯃꯨꯛ ꯂꯣꯠꯈꯤꯅꯤ ꯑꯗꯨꯝ ꯇꯧꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯀꯣꯟꯁꯤꯟꯅꯈ꯭ꯔꯝꯅꯤ ꯏꯕꯥꯅꯤ ꯆꯦꯜꯂꯨ ꯋꯥ ꯂꯣꯏꯔꯦ ꯏꯇꯨ ꯑꯣꯏꯔꯝꯅꯤ ꯅꯪꯁꯦ ꯅꯤꯡꯊꯦꯝꯗꯣ ꯍꯧꯅ ꯅꯤꯡꯊꯧ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯅꯨ ꯅꯪ ꯍꯥꯜꯂꯨꯔꯅ ꯏꯃꯥꯒꯤ ꯃꯈꯨꯠꯇꯣ ꯊꯨꯅ ꯊꯥꯗꯣꯛ ꯁꯦ ꯃꯤ ꯑꯉꯥꯡꯗꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯛ ꯐꯖꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯀꯥꯏꯔꯒꯦꯅ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨꯀꯣ ꯅꯤꯡꯊꯧ ꯅꯤꯡꯊꯦꯡꯗ ꯄꯥꯏꯔꯞ ꯌꯦꯡꯉꯛꯏ ꯀꯩꯅꯣ ꯏꯇꯨꯅꯦ ꯃꯥꯁꯦ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯣꯟꯁꯤꯟꯅꯔꯦꯕꯨ ꯀꯣꯟꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯀꯅꯥꯝ ꯃꯋꯥ ꯂꯧꯗꯦ ꯀꯩ ꯀꯥꯏꯐꯝ ꯂꯩꯒꯦ ꯑꯣꯛꯇꯕꯗꯤ ꯆꯠꯂꯨꯕ꯭ꯔꯥ ꯑꯩꯕꯣ ꯊꯦꯝꯕꯥ ꯃꯌꯥꯝ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯃꯅꯤ ꯀꯣꯊꯣꯛꯑꯦ ꯏꯕꯥꯅꯤ ꯀꯣꯟꯁꯤꯟꯅꯔꯒ ꯀꯨꯏꯅ ꯂꯩꯔꯨꯔꯝꯅꯤ ꯀꯣꯊꯣꯛꯑꯦ ꯑꯗꯨꯒ ꯈꯨꯗꯥꯡ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯂꯥꯎ ꯀꯥꯏꯗ ꯆꯠꯁꯤꯒꯦ ꯍꯦꯃꯥ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯏꯗ ꯑꯆꯧꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯤ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯥ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯈꯔꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯥꯅ ꯈꯨꯗꯥꯡ ꯊꯥꯗꯣꯛꯎ ꯌꯥꯗ ꯊꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯃꯣꯏ ꯈꯜꯂꯤꯕꯁꯤ ꯉꯛꯂꯤꯕꯅꯤ ꯑꯗꯨ ꯅꯤꯡꯊꯧꯁꯨ ꯉꯛꯅ ꯃꯥꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯃꯇꯥꯒꯨꯝ ꯍꯦꯃꯥꯗ ꯌꯦꯡꯂꯤ ꯁꯣꯔꯤ ꯃꯔꯨꯞ ꯃꯔꯨꯞ ꯀꯃꯥꯏ ꯊꯦꯝꯅꯤꯁꯤꯗꯤ ꯑꯁꯨꯛ ꯃꯄꯤ ꯅꯧꯕꯁꯤꯕꯣ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯗ꯭ꯔꯤꯕꯣ ꯁ꯭ꯋꯤꯠ ꯍꯛ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯏꯇꯨ ꯀꯞꯆꯤꯠꯄꯤꯁꯤ ꯊꯦꯝꯂꯗ꯭ꯔꯅꯦꯕ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤꯗ ꯑꯃꯨꯛꯀ ꯀꯣꯟꯁꯤꯟꯕꯤꯔꯒ ꯊꯦꯝꯕ ꯍꯥꯏꯗꯨꯅꯤꯁꯦ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧ ꯍꯥꯜꯂꯨꯔꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯅꯨ ꯍꯥꯏꯕꯅꯤ ꯍꯦꯃꯥ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯄꯦꯟꯃꯟꯗꯕꯒ ꯄꯥꯄꯤ ꯂꯛꯄꯒꯤ ꯃꯍꯥꯄꯥꯄꯤ ꯄꯥꯄꯤ ꯃꯀꯣꯛꯅꯤ ꯅꯪꯗꯤ ꯑꯩꯗꯤ ꯁꯤꯈ꯭ꯔ ꯐꯗꯧꯅꯤ ꯁꯤꯅꯤꯡꯉꯦ ꯑꯩ ꯅꯤꯡꯊꯧ ꯈꯨꯖꯤꯡꯉꯛꯏ ꯃꯥꯒꯤ ꯊꯣꯏꯗ ꯌꯦꯡ ꯑꯣꯏꯅꯔꯞ ꯍꯥꯏꯔꯛꯏ ꯅꯥꯁꯨꯟ ꯄꯤꯛꯅ ꯍꯟꯗꯛꯃꯨꯗꯤ ꯀꯅꯥꯁꯨ ꯇꯥꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯑꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯀꯞꯇꯨꯅꯒ ꯇꯧꯏ ꯌꯦꯡꯉꯨꯅꯦ ꯉꯥꯎꯔꯦ ꯑꯩ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯆꯥꯊꯣꯛꯅꯤꯡꯉꯤ ꯅꯪꯕꯨ ꯅꯇꯧꯗꯨ ꯂꯦꯞꯄꯣ ꯃꯥꯅꯤ ꯑꯣꯏꯅꯔꯤꯅꯤ ꯅꯪꯒꯤꯗꯣ ꯅꯪꯒꯤ ꯅꯥꯆꯧꯅ ꯂꯣꯏꯅ ꯈꯪꯉꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯇꯧꯗꯣ ꯑꯩꯅ ꯂꯣꯏꯅ ꯎꯏ ꯃꯤꯑꯣꯠꯄꯤ ꯑꯣꯜꯂꯅꯨꯕ ꯑꯩꯕꯣ ꯁꯦ ꯀꯞꯄ ꯐꯔꯣꯅꯦ ꯊꯣꯏꯊꯣꯏꯕꯤ ꯀꯅꯥꯁꯨ ꯃꯇꯧꯗꯨꯅ ꯊꯃꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯋꯥ ꯂꯧꯕꯤꯗꯦ ꯅꯤꯡꯊꯧꯅꯗꯤ ꯍꯥꯟꯅꯒꯨꯝ ꯃꯤꯀꯨꯞꯇꯨꯗꯁꯨ ꯎꯠꯂꯤꯕ ꯄꯨꯝꯕ ꯄꯥꯃꯨ ꯃꯇꯧꯅꯤ ꯍꯥꯏꯅ ꯃꯥꯅꯗꯤ ꯂꯦꯞꯄꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯉꯥꯎ ꯑꯐꯩꯅꯤ ꯀ꯭ꯔꯤꯛ ꯁꯨꯕꯅꯤ ꯁꯣꯅꯣꯅꯤ ꯃꯍꯥꯄꯥꯄꯤ ꯃꯤꯐꯠꯇꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯕꯁꯨ ꯃꯥꯒꯤ ꯍꯦꯃꯥꯅꯕꯨ ꯃꯅꯥꯛꯇ ꯂꯩꯔꯕ ꯅꯤꯡꯊꯧ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯗꯦ ꯑꯗꯨꯅ ꯃꯇꯧꯗꯨꯅ ꯀꯞꯍꯜꯂꯤꯕꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯀꯞꯄ ꯊꯦꯝꯂꯒ ꯂꯦꯞꯈ꯭ꯔꯦ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯈꯨꯗꯥꯡ ꯊꯥꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ ꯀꯞꯄ ꯊꯦꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯃꯨꯛꯁꯨ ꯍꯤꯒꯤ ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯍꯦꯛꯇ ꯅꯤꯡꯊꯧ ꯃꯍꯥꯄꯥꯄꯤꯅ ꯀꯣꯟꯁꯤꯜꯂꯛꯏ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯤ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯍꯦꯃꯥ ꯍꯦꯟꯅ ꯀꯞꯂꯛꯏ ꯃꯥꯒꯤ ꯃꯤꯀꯞ ꯈꯣꯜꯂꯛꯇ ꯇꯥꯔꯛꯏ ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯈꯣꯟꯖꯦꯜꯁꯨ ꯁꯨꯁꯨ ꯀꯞꯆꯦꯠꯄꯤ ꯑꯩꯒꯤ ꯃꯤꯑꯣꯠꯄꯤ ꯀꯞꯄ ꯐꯔꯣ ꯁꯨꯃꯥꯏ ꯀꯣꯟꯁꯤꯟꯕꯗ ꯀꯞꯄ ꯐꯠꯇ꯭ꯔꯕꯀꯣ ꯑꯗꯨꯗꯤ ꯐꯅꯕꯅꯦ ꯊꯥꯡꯗꯨꯅ ꯑꯣꯏꯅ ꯄꯨꯔꯒꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯅꯤꯗ ꯀꯣ ꯐꯅꯤꯀꯣ ꯂꯣꯏꯅꯕ ꯂꯦꯞꯄꯣ ꯁꯤ ꯂꯦꯞꯄꯣ ꯃꯤ ꯁꯨꯁꯨ ꯀꯞꯄ ꯐꯔꯣꯅꯦ ꯗꯥꯆꯧꯒꯤ ꯊꯣꯏꯕꯤ ꯑꯣꯏꯔꯕꯅꯤ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯗꯟꯗꯤꯒꯤ ꯃꯄꯨ ꯑꯣꯏꯒꯤ ꯃꯄꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨ ꯅꯪꯒꯤ ꯗꯟꯗꯤꯁꯤꯒꯤꯁꯨ ꯃꯄꯨ ꯄꯤꯌꯣ ꯗꯟꯗꯤ ꯑꯣꯠꯂꯣ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯑꯣꯏꯍꯜꯂꯨ ꯃꯤꯄꯥꯡꯗ ꯄꯥꯡꯗꯕ ꯃꯤꯉꯝꯗꯕ ꯃꯍꯥꯛꯁꯨ ꯅꯣꯛꯅ ꯌꯥꯠ ꯅꯈꯨꯠꯅ ꯄꯤꯕ ꯅꯨꯡꯁꯤ ꯗꯟꯗꯤ ꯄꯥꯝꯃꯨ ꯗꯟꯗꯤ ꯄꯨꯝꯕꯒꯤ ꯆꯩꯅꯥꯁꯨ ꯏꯐꯝꯗ ꯄꯥꯝꯃꯨꯕꯤ ꯅꯇꯧ ꯅꯪꯒꯤꯅ ꯖꯦ ꯑꯩꯒꯤꯅ ꯅꯨꯡꯁꯤ ꯆꯩꯅꯥ ꯑꯣꯠꯂꯅꯨꯕ ꯑꯩꯕꯣ ꯑꯣꯠꯂꯅꯨꯕ ꯀꯔꯤꯅꯣꯗ ꯍꯣ ꯍꯦꯟꯃꯜꯂꯦ ꯅꯨꯄꯥꯒꯤ ꯃꯇꯧ ꯃꯥꯁꯨ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯅꯠꯇꯦ ꯑꯗꯨꯁꯨ ꯍꯦꯟꯖꯤꯟꯈꯩ ꯍꯦꯛꯇ ꯍꯦꯟꯃꯟꯕꯗꯒꯤ ꯍꯦꯟꯃꯟꯕ ꯍꯥꯏꯗꯨꯗꯤ ꯀꯅꯥꯅꯗꯤ ꯈꯪꯕꯤꯅꯤ ꯍꯥꯏꯒꯦ
ꯃꯥꯅ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯇꯧꯗꯨꯗꯤ ꯑꯎꯕꯁꯤꯡꯅꯗꯤ ꯈꯟꯕꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯣꯛꯇꯕ ꯃꯇꯧꯅꯤ, ꯂꯨꯖꯗꯕ ꯃꯇꯧꯅꯤ, ꯇꯧꯍꯩꯗꯕ ꯃꯥꯒꯤ ꯁꯥꯖꯠꯅꯤ, ꯍꯦꯛꯇ ꯍꯥꯏꯅꯕꯤꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯦꯃꯥꯒꯤ ꯗꯥꯆꯧꯕ ꯃꯍꯥꯄꯥꯄꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨꯗꯤ ꯁꯪꯁꯥꯔꯒꯤ ꯑꯋꯥ-ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛꯇ ꯁꯤꯅꯤꯡꯆꯠꯇ ꯍꯤꯡꯂꯛꯂꯤꯕ ꯃꯊ꯭ꯋꯥꯏꯅꯤ ꯍꯥꯏꯁꯨ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯑꯗꯨꯃꯛ ꯍꯦꯃꯥꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯏꯁꯤꯟ ꯊꯝꯕꯤꯈ꯭ꯔꯕꯅꯤ, ꯁꯨꯡꯊꯥꯒ ꯊꯥꯗꯣꯛꯇꯦꯗ꯫ ꯈꯨꯗꯥꯡ ꯊꯥꯗꯣꯛꯎ ꯅꯨꯄꯥ ꯃꯥꯗ ꯍꯥꯏꯖꯔꯨꯕꯗ, ꯅꯨꯄꯥ ꯃꯥꯅ ꯃꯌꯥꯗ꯭ꯔꯕꯗ, ꯍꯦꯃꯥꯅ ꯍꯦꯛ ꯍꯦꯛ ꯀꯞꯂꯛꯑꯕꯗ ꯀꯞꯄ ꯊꯦꯝꯕꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯍꯦꯛꯇꯗ ꯂꯥꯏꯃ ꯏꯀꯥꯏ ꯈꯪꯗꯦꯗ, ꯃꯤꯔꯛ ꯅꯥꯔꯛ ꯎꯗꯦꯗ ꯃꯁꯤꯒꯤ ꯃꯍꯥꯄꯥꯄꯤ ꯅꯤꯡꯊꯧ ꯍꯥꯏꯁꯤꯃ꯫ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯊꯥꯗ ꯊꯦꯝꯖꯔꯨꯕꯗꯨꯗꯁꯨ ꯍꯦꯃꯥ ꯃꯥꯅ ꯍꯦꯟꯅ ꯀꯞꯂꯛꯑꯕꯗ ꯅꯤꯡꯊꯧꯅ ꯍꯦꯛꯇ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯊꯦꯝꯂꯒꯦ ꯈꯟꯈꯤ꯫ ꯍꯦꯛꯇ ꯍꯦꯃꯥꯕꯨ ꯃꯥꯅ ꯊꯥꯡꯗꯨꯅ ꯄꯨꯒꯦ ꯍꯥꯏꯅꯁꯨ ꯂꯦꯞꯂꯤꯕ ꯀꯣꯛꯆꯥꯛꯄ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯁꯨꯈꯪ ꯈꯪꯗ, ꯍꯟꯅ ꯇꯨꯅ ꯇꯨꯡꯃꯥꯡ ꯁꯨꯛꯌꯦꯡ ꯌꯦꯡꯗ ꯃꯥꯗꯤ ꯃꯛꯊꯕꯅꯤ, ꯃꯍꯥꯄꯥꯄꯤꯅꯤ, ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯅꯤꯅ ꯐꯔꯦꯗ꯫ ꯍꯦꯃꯥ ꯃꯥꯗꯤ ꯏꯀꯥꯏ ꯊꯤꯒꯟꯕꯤꯅꯤ, ꯃꯃꯥꯏ ꯁꯣꯟꯕꯤꯅꯤ꯫ ꯑꯗꯨꯅ ꯍꯦꯃꯥ ꯑꯣ ꯈꯣꯡꯅ ꯃꯈꯣꯡ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯛꯇꯦ ꯍꯥꯏꯕꯗꯨ ꯌꯧꯏ꯫ ꯍꯦꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯅꯤꯡꯊꯧꯅꯗꯤ ꯈꯪꯕꯤꯗꯦ꯫ ꯁꯤꯗꯕꯨ ꯍꯦꯃꯥꯒꯤ ꯗꯥꯆꯧꯕꯗꯨꯕꯨ ꯒ꯭ꯔꯤꯛ ꯆꯨꯕ ꯀꯣꯛꯆꯥꯛꯄꯅꯤ ꯍꯥꯏꯔꯨꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯗꯒꯤ ꯇꯥꯕ ꯒ꯭ꯌꯥꯅꯦꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯗ꯭ꯔꯥ? ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯅꯨꯄꯤꯗꯨ ꯏꯀꯥꯏꯈꯤꯅꯤꯁꯨ ꯅꯨꯄꯥ ꯃꯥꯅ ꯈꯟꯐꯝ ꯊꯣꯛꯂꯁꯨ ꯈꯟꯕꯤꯗꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏ ꯁꯦꯡꯒꯗꯕꯅꯤ, ꯑꯗꯨꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯟꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯈꯨꯠ ꯄꯥꯏꯁꯤꯟꯕ, ꯀꯣꯟꯁꯤꯟꯅꯕ, ꯊꯥꯡꯗꯨꯅ ꯄꯨꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ꯫ ꯒ꯭ꯔꯦꯛꯁꯤꯅꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯀꯨꯞꯇꯨꯗꯁꯨ ꯆꯠꯅꯕꯤ, ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯃꯐꯝꯗ ꯑꯔꯥꯏꯕꯅꯤ, ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯂꯩꯕ ꯃꯤꯗꯥꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯇ꯭ꯔꯤꯛꯇꯤ ꯁꯦꯡꯖꯕ, ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗꯗꯤ ꯄꯨꯝꯂꯥ ꯂꯥꯟꯕ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯍꯦꯃꯥ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯌꯥꯝ ꯂꯩꯔꯤꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯨ ꯁꯃꯥꯖꯁꯤꯗ ꯅꯨꯄꯥ ꯃꯥꯗꯤ ꯐꯩ ꯍꯥꯏꯅꯔꯤ, ꯅꯨꯄꯤ ꯐꯥꯎ ꯌꯥꯎꯅ ꯃꯆꯤꯜꯅ ꯊꯣꯛꯅ꯫ ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ, ꯅꯨꯄꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯗ ꯃꯥꯡꯂꯕꯤꯅꯤ꯫ ꯁꯃꯥꯖꯁꯤꯅ ꯁꯦꯝꯕ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯤꯡꯊꯧꯒꯤ ꯂꯨꯖꯗꯕ ꯃꯇꯧꯅꯤ ꯍꯦꯃꯥꯅ ꯈꯜꯂꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯃꯥꯅ ꯈꯪꯕꯅ ꯑꯗꯨꯝ ꯃꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯤꯀꯨꯞꯇꯨꯗꯁꯨ ꯍꯦꯃꯥꯗꯤ ꯈꯜꯂꯤ, ꯈꯟꯐꯝ ꯁꯨꯗꯣꯛꯄꯅꯤ ꯑꯁꯨꯝ꯫ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟ ꯍꯦꯃꯥꯅ, ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯄꯤꯌꯨꯕ, ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯅꯪ ꯇꯧꯅꯨ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣ ꯑꯩꯒꯤ ꯏꯖꯠꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨꯕ, ꯑꯎꯕ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ? ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯐꯩ, ꯑꯩꯗꯤ ꯅꯨꯄꯤꯅꯤ, ꯁꯦ ꯊꯥꯗꯣꯛꯄꯤꯌꯨꯕ ꯑꯃꯨꯛꯇ꯫ ꯅꯤꯡꯊꯧꯗꯤ ꯊꯋꯥ ꯁꯥꯕꯤꯗꯦ, ꯑꯍꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯎꯠꯂꯒꯦ ꯈꯟꯖ꯫ ꯉꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯋꯥ ꯃꯥꯅ ꯇꯥꯈ꯭ꯔꯔꯣꯏ, ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗꯨꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯄꯤꯍꯜꯂꯔꯣꯏꯅꯤ꯫ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯅꯤꯡꯗꯗꯤ ꯊꯥꯗꯣꯛꯈꯤ꯫ ꯈꯨꯗꯥꯡ ꯄꯥꯏꯁꯤꯟꯕꯗꯨꯁꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯍꯦꯃꯥ, ꯅꯨꯄꯥꯗꯨꯅ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯨꯏ꯫ ꯀꯞꯂꯤꯕꯗꯣ ꯈꯖꯤꯛ ꯐꯥꯖꯤꯟꯖ ꯃꯥꯅ ꯉꯝꯖꯔꯨꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯛꯆꯥꯛ ꯅꯤꯡꯊꯧꯗꯣ ꯍꯧꯖꯤꯛꯇꯗ ꯍꯦꯃꯥꯒꯤ ꯋꯥ ꯇꯥꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯛꯂ ꯃꯥꯜꯂꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯄꯤꯁꯤꯅ ꯇꯧꯊꯣꯔꯛꯄ ꯃꯇꯧꯅ ꯄꯨꯡꯇꯣꯟ ꯇꯣꯉꯥꯟꯕꯅꯤ꯫ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯤꯡꯅꯔꯨꯕꯅꯤ, ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯊꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯃꯃꯥꯏ ꯉꯥꯡꯁꯤꯟ ꯀꯤꯊꯤ ꯀꯤꯔꯨꯞꯅ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯊꯨꯏꯕꯨ ꯈꯨꯗꯛꯇꯨꯗ ꯊꯥꯡꯗꯨꯅ ꯄꯨꯔꯒꯦ ꯑꯣꯏꯅ ꯈꯟꯈꯤꯕꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯇꯧꯔꯤ꯫ ꯃꯥꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜꯗꯨꯅ, ꯅꯥꯇꯩ ꯆꯥꯗꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯒ꯭ꯔꯦꯛꯇꯨꯒꯤ ꯃꯇꯧꯗꯨꯗ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯅ ꯍꯦꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯔꯛꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯍꯦꯃꯥ ꯃꯥꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯁꯥꯐꯨ ꯀꯟꯅ ꯒ꯭ꯔꯦꯛꯇꯨꯒꯤ ꯊꯕꯥꯛꯋꯥꯏꯗꯨꯗ ꯊꯝꯂꯛꯏ, ꯏꯜꯂꯛꯏ꯫ ꯈꯪꯉꯦꯟ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯟꯊꯣꯛꯈꯤ, ꯑꯗꯨꯒ ꯁꯥꯎꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯃꯥ ꯃꯥꯅ ꯂꯥꯛꯅꯕ ꯉꯝꯗꯕ,
ꯆꯠꯅꯕꯤ ꯁꯃꯥꯖ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯕ ꯀꯅꯥꯕꯨꯁꯨ ꯃꯋꯥ ꯂꯧꯗ꯭ꯔꯕ ꯃꯥꯒꯤ ꯗꯥꯆꯧꯕꯨ ꯋꯥꯔꯛꯈꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯍꯦꯃꯥꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯅ ꯅꯤꯡꯊꯦꯝ ꯃꯥꯅꯁꯨ ꯈꯜꯂꯤꯕ꯭ꯔꯥ? ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯌꯥꯝꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯤꯡꯊꯧ ꯍꯦꯃꯥꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯌꯦꯡꯅꯗꯨꯅ ꯂꯩꯅꯩ꯫ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯂꯦꯞꯄꯤ, ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯗ, ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ꯫ ꯊꯥꯗꯣꯛꯈ꯭ꯔꯦ, ꯍꯦꯃꯥꯅ ꯊꯥꯗꯣꯛꯍꯟꯈ꯭ꯔꯦ ꯃꯥꯒꯤ ꯈꯨꯗꯥꯡ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕꯗꯣ꯫ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯦꯃꯥ ꯃꯄꯤ ꯇꯥꯅ꯫ ꯃꯩꯆꯥꯛꯅ ꯌꯣꯝꯂꯕꯤꯅꯤ ꯃꯥꯗꯤ, ꯃꯤꯀꯨꯞꯇꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯤ, ꯇꯥꯏꯅꯐꯝ ꯈꯪꯗ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ, ꯉꯁꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯈꯪꯂꯕꯗ ꯃꯥꯒꯤ ꯑꯄꯣꯛꯄ ꯕꯕꯥꯕꯨ ꯁ꯭ꯌꯥꯝꯅ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯃꯥꯕꯨꯅ ꯁ꯭ꯌꯥꯝꯅ ꯂꯥꯏ ꯐꯗꯤꯕꯤꯒꯨꯝ ꯃꯤꯅꯨꯡꯁꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯥꯅꯁꯨ ꯃꯃꯥꯕꯨ ꯇꯥꯊꯤ ꯇꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯤ, ꯂꯥꯟꯅ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯛꯄꯅꯤ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯫ ꯑꯗꯨꯕꯨ ꯃꯥꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯃꯥꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯋꯥꯅ ꯍꯤꯡꯂꯛꯄꯅꯤ ꯈꯪꯂꯛꯄ ꯅꯤꯡꯊꯧꯗ ꯇꯥꯏꯅꯐꯝ ꯂꯩꯇꯕꯒꯤ ꯄꯨꯂꯞ ꯇꯥꯏꯅꯩ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯑꯁꯨꯝ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯗ ꯅꯈꯨꯠꯅ ꯊꯦꯡꯂꯛꯀꯅꯨ꯫ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯪ ꯑꯣꯏꯅꯤꯡꯕ ꯑꯣꯏꯌꯨ, ꯁꯛꯇꯤ ꯂꯩꯕꯗꯒꯤ ꯂꯩꯕ ꯃꯍꯥꯛꯇꯨꯅ ꯅꯪꯅ ꯑꯣꯏꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯦ, ꯑꯁꯨꯝ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯕ ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯑꯩ ꯇꯨꯀꯠꯆꯩ ꯅꯪꯁꯦ, ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ꯫ ꯅꯆꯤꯜꯗꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯖꯕ ꯁꯥꯏ, ꯁꯤꯃꯁꯨ ꯈꯪꯉꯨ ꯅꯪꯗꯤ ꯃꯍꯥꯄꯥꯄꯤꯅꯤ꯫ ꯑꯩꯕꯨ ꯋꯥꯍꯟꯅꯕ, ꯑꯩꯕꯨ ꯑꯣꯠꯅꯕ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯅꯕ ꯂꯥꯏ ꯐꯠꯇꯕ ꯃꯍꯥꯛꯇꯨꯅ ꯊꯥꯔꯛꯂꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯒꯤꯗꯨꯗꯤ, ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯁꯤ ꯅꯁꯥꯅ ꯍꯥꯟꯅ ꯈꯪꯖꯧ꯫ ꯑꯁꯨꯝ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯕꯗꯤ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ? ꯄꯥꯝꯃꯣꯏ, ꯌꯥꯝꯅ ꯄꯥꯝꯃꯣꯏ꯫ ꯅꯆꯤꯜꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯅꯇꯧꯅ ꯑꯃ ꯁꯤ ꯀꯥꯎꯅꯨ, ꯅꯃꯥꯡꯃꯛꯇꯗ ꯁꯤꯕꯤꯕ ꯉꯝꯕ ꯑꯩꯅꯤ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦꯅ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯌꯥꯔꯤꯈꯩ ꯇꯧꯒꯦ ꯈꯟꯕ ꯅꯠꯇ꯭ꯔꯥ? ꯍꯦꯃꯥꯗꯣ ꯍꯤꯒꯤ ꯀꯞꯄꯤ꯫ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯃꯥꯒꯤ ꯀꯞꯂꯤꯕꯤ ꯍꯦꯃꯥꯗ꯫ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯥ ꯍꯥꯏꯔꯗ꯭ꯔꯤ꯫ ꯍꯦꯃꯥ ꯊꯨꯅ ꯆꯪꯈ꯭ꯔꯦ, ꯁ꯭ꯇꯦꯔꯣꯝꯗ ꯆꯦꯟꯈꯠꯈꯤ, ꯃꯃꯥꯒꯤ ꯀꯥꯔꯣꯝꯗ ꯃꯃꯥꯕꯨ ꯌꯦꯡꯕ, ꯃꯄꯤ ꯇꯩꯊꯣꯛꯅ꯫ ꯅꯤꯡꯊꯦꯝꯅ ꯍꯦꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ, ꯅꯤꯡꯊꯧꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ, ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ, ꯃꯁꯥꯗꯣ ꯃꯆꯤ ꯂꯦꯡꯗꯅ꯫ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧꯗꯨ ꯎꯔꯨꯕ ꯑꯩꯅꯗꯤ ꯑꯁꯤꯈꯛ ꯈꯪꯕ ꯉꯝꯃꯤ ꯃꯌꯦꯛ ꯁꯦꯡꯅ꯫ ꯊꯣꯏꯒꯤ ꯗꯥꯆꯧꯕꯗꯣ ꯃꯥꯒꯤ ꯊꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ, ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯅ ꯃꯥꯕꯨ ꯍꯥꯟꯅꯁꯨ ꯉꯁꯤꯁꯨ ꯃꯤꯔꯥꯏꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯇꯧ ꯎꯠꯆꯔꯨꯕꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯅꯕ ꯑꯣꯏꯔꯝꯂꯕꯣꯏ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯑꯗꯨꯛ ꯋꯥꯔꯧꯍꯧꯏ, ꯃꯥ ꯂꯣꯟꯊꯣꯛꯇꯕ ꯑꯣꯏꯍꯧꯏ꯫ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯝꯈ꯭ꯔꯒ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯁ꯭ꯌꯥꯝꯕꯨ ꯉꯁꯤ ꯐꯥꯈ꯭ꯔꯤꯕ? ꯅꯤꯡꯊꯧꯅ ꯀꯅꯥ ꯑꯣꯏꯔꯤꯕ? ꯑꯗꯨꯒ ꯑꯁꯨꯛꯀꯤꯕ ꯃꯇꯝꯁꯤ ꯁ꯭ꯌꯥꯝꯒꯤ ꯑꯆꯝꯕ ꯃꯅꯥꯏ ꯁꯥꯗꯨꯅ ꯃꯥꯅ ꯀꯔꯤꯒꯤ ꯂꯩꯔꯛꯂꯤꯕ? ꯁ꯭ꯌꯥꯝꯒꯤ ꯃꯇꯥꯡ ꯊꯦꯡꯀꯥꯡ ꯈꯨꯗꯤꯡ ꯃꯥꯅ ꯄꯥꯡꯂꯛꯂꯤꯕ ꯀꯔꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟ ꯅꯤꯡꯊꯧ ꯃꯥꯅ ꯂꯧꯔꯤ? ꯅꯤꯡꯊꯦꯝꯁꯨ ꯀꯅꯥꯅꯣ? ꯁꯤꯃ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯁꯤ꯫ ꯁ꯭ꯌꯥꯝ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯍꯥꯛꯇꯨꯅꯤ꯫ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯆꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯤ ꯈꯟꯕꯅꯤ, ꯇꯨꯃꯤꯟ ꯂꯥꯂꯣꯡ ꯄꯨꯝꯕ ꯁꯤꯟꯕꯅꯤ, ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯅ꯫ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ, ꯃꯤꯆꯝꯒꯨꯝ ꯂꯩꯔꯛꯄꯅꯤ, ꯒꯨꯟꯗꯥ ꯗꯥꯀꯨꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯤ꯫ ꯁ꯭ꯌꯥꯝꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯆꯪꯁꯤꯟ ꯑꯍꯥꯟꯕꯗ ꯁ꯭ꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯑꯗꯨꯛ ꯃꯥꯜꯍꯟꯗꯨꯅ꯫ ꯀꯣꯟꯅꯗꯤ ꯃꯣꯏꯒꯤ ꯃꯇꯧꯁꯤꯡꯗꯨꯗ ꯄꯦꯟꯖꯔꯕ ꯁ꯭ꯌꯥꯝꯅ ꯃꯣꯏꯕꯨ ꯊꯥꯖꯔꯗꯨꯅ ꯃꯌꯨꯝꯗꯒ ꯊꯝꯗꯨꯅ ꯊꯕꯛꯁꯤꯡꯗ ꯌꯥꯎꯍꯟꯗꯨꯅ ꯆꯍꯤꯃꯨꯛ ꯍꯦꯟꯕꯗꯣ ꯂꯩꯔꯛꯄꯅꯤ꯫ ꯃꯣꯏ ꯇꯞꯅ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯤꯈꯩ ꯌꯥꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯇꯨꯅ ꯁ꯭ꯌꯥꯝꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯈꯣꯏꯗ ꯊꯝꯍꯜꯂꯕ ꯃꯇꯨꯡ ꯁ꯭ꯌꯥꯝꯒꯤ ꯑꯔꯣꯟ ꯑꯊꯣꯛ ꯄꯨꯝꯕ ꯈꯪꯗꯣꯛꯏ꯫
असुम लेरकपदा श्यामना चथकिबा क्राइमसिंगी मरमदा मरी मकोंग मोइना कुप्थना थिजिनबदा खंगलकपनी हेमागी बाबागी वारीसु मयाम पुमनमकना हेमागी बाबादो एक्सीडेंट सिखिबनी थाजनरबसु श्यामना हातकिबनी हाबदो निंगथौना हेमाबो अदुक नुंसिखिबनी नुंसिबा हितबा माना नुंसिबा करिनो खंगजदबा माना अदुमा खरा साउजरगा साथीरगदा लेबनीमा मसागी ओइना निंथेमसु पुमनमक ngakibani निंगथौना नुपीदा लुप्तुनगा लेबा उबदा अदुना मतंग चप चारे खन निंगथौना श्यामबो लांग थाकपनी मसा सोंजनबा सादना श्यामबो मचिलमकना माने हेमागी बाबा हातखिबनी हायनबनी वाफमदो मनीसना हेमाबुसु ताहनबनी असेंबदो करिनो खंगनबनी अदुगा हुजुकना नमथाबिनबा लेत्रबा श्यानगी अरुण अथुप माना तौखिबा अरानबा अमोटपा थबक पुंबगी रेकॉर्डसिंग एविडेंस का लोइनना चेनबा ngamlaroi मोंगदा पुलिस सिनाबनी मसाना निंगथौना हौजिक श्याम फाख्रे पाउदुना हयेंदी लेबाक सरा सलनी मा चेनफम लेरु निंगथौना लेहलोय अदुबु थबकति माय पाकले नुंसिलान फमददी निंगथौ निंगबा गाय निंगथेम ममुगलाई लेहोबा ऑफिसर अमदा हाइरी वाफम अमना ममांगना लेकिद्राइना सनोखिबा मिसिंग पाबुंग श्यामगी अपाम्बगी मतुंगिना नोइगी सर निंगथौगा आइगना हातपनी हाइना थाजहनखिबा मिसिंग अखोइना लोटुना थम्बनी महागी मी ngaktani मोइसु मरालगी दंदी पिसी मिफते सिंगना चथगिबा क्राइम सिंगी एविडेंस लोइना ले मोइगिसु अमुदोंदगी हौरगा कई कईनो कुप्थना वारी क्या सारी मखाताना हेमादी ममागी मनाक्ता ले लंचेनबसु पुख्रबनी अदुमक ज्ञान हेक तारकपगा एरेस्ट वारेंट मसादा उतुना मासु चप माने मपागी मतुंग इनबिनी अदुक फत्तबा लगता चनबनी मासु चलमदाइदुदा पुलिसना माबो पुखिरमदाइदुदा लंचेनबा मासु हौनौना लाउरमी थुथुबी ऐ नंबु थादुक्तुना चलोई थोय थुथुबी ऐ हलखिनी थादो थादो हेमाताई अदुबु खुमलक्ति हन्ना येंगलक्ति हप्ता मुक्तो पुंगलांगलांग लेबाक सरा सल्लबा श्यामबो फाखिबगी पाउदना माना तरुण अरोनबा अफुंगबा मराल मयामदो माइके खुदिंगमक्तगी फोंदोंनरई अमगी मथंग अमा लोइबा नाइदे पाउ चेसिंगदा श्याम फाबगी हेमा पाउ चेदा उई पाउदा तारी यावरी निंगथौगी फोटो निंगथेमगिसु मयाम मरक्तुदा हेमा मानसु मयेक सिंगना ngasiदा उई तुमिन येंगी मागी नहान मखैदी इचम चमना तलहेउबा इंगांग वक्सिनबा मसाना मसाबो हन्ना येंगसिनद्रबा चमोनबा मसमकोई सांग सांगना लेरंबा मागी दाचौदो ngasiदी पाउचे सिंगदा अरानबा मयेक सिंगना ममी ओइना यावरकले मसा तरु तरुबा मसमकोई सिनाना चुंगफिराल चारबा नुपादा नुपा मालबा नोंसा साबानदुदा यूनिफॉर्म ग सेतुना ngasiदी पाउचे सिंगदा अराबा मयेक सिंगना ममी ओइना यावरकले मसा तरु तरुना मसमकोई सिनाना चुंगफिराल चारबा नुपादा नुपा मालबा नोंसा साबानदुदा यूनिफॉर्म ग सेतुना पुमतोंग तोंगानबा मागी दाचोगी ममीदो हेमाना येंगजरुई हानगोम माना मागी दाचोबु नाथैदुना थमख्रबदा अदुमक्सु ngasiदी पाउचेदा फोटो यावरकपा टीवी चैनल सिंगदा माना दुक स्मार्ट ओइना कनाबुसु अकीबा लेतना श्याम फाखिबगी केस तुगी मतांगदा प्रेस कॉन्फ्रेंस न चिंगबदा वांगांगलकपा केस तुगी मयेक लानसु पाउचे सिंगदा असमनसु निंगथौगी फोटो सिंगी मखादा अंगांगबा मुकना थारी हेमान उई मागी दाचौबगी असेंगो मसक्ति ममित अनीना उरुरिबा सिंगदो CID इंस्पेक्टर निंगथौ M टॉप अंडरकवर एजेंट सिदा नते निंगथेमसु अदुगुम मीनी निंगथौगो पुन्ना केसटो मागा पाइबनी असुकुइबसे निंगथेम निंगथौना लुचिंगदना मिचम सादना श्यामबो फानबो खनरपनी हेमाना खंगले मागी बाबाबुसु श्यामना हातखिबनी हाइना निंगथौनसु फोंदोरे अदुगी मतिक चाबा खुदम चांगम पीदुना तागली असुकुइबसे मागी बाबाना लेखिदबगी मरम खंगबा ngamda लाखिबनी ngasiदी माना महापापी क्रिक चुबा कुकचाकपनी चेबिरिबा मागी दाचौना मागी बाबागी लमन खुंबिरकली श्यामबु दंदी पीरी मागी ममाबु माबु मिफत्ता श्यामगी मकुत्तकी कनबिरी
ꯋꯥꯐꯝꯁꯤꯃꯗꯤ ꯐꯅ ꯃꯥꯅ ꯅꯤꯡꯊꯧꯕꯨ ꯌꯥꯅꯤꯡꯗꯗꯅꯁꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯍꯦꯃꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯕꯔꯗꯨꯗ ꯃꯨꯟꯅ ꯌꯦꯡ, ꯃꯥꯒꯤ ꯗꯥꯆꯧꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯁꯦꯠꯄ ꯃꯃꯤꯗꯨꯗ ꯌꯦꯡꯏ꯫ ꯁꯤआꯏꯗꯤ ꯑꯣꯏꯔꯤꯕ ꯑꯣꯏꯔꯦ, ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯅꯪꯗꯤ ꯂꯩꯔꯤꯕꯀꯣ꯫ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯥꯅꯕꯒꯤ ꯂꯥꯛꯈꯤꯕ, ꯑꯗꯨꯒ ꯆꯨꯝꯅ ꯅꯊꯧꯗꯨ ꯇꯧꯒꯦ ꯍꯥꯏꯔꯗꯨꯅ ꯅꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨꯅꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯜꯍꯟꯈꯤꯕ, ꯃꯤ ꯀꯌꯥ ꯍꯥꯠꯂꯤ ꯐꯨꯔꯨꯏ ꯍꯥꯏꯖꯤꯟꯈꯤꯕ, ꯑꯩꯕꯨꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯀꯣ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤ ꯑꯣꯏꯅ ꯎꯠꯀꯦ ꯈꯟꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯁꯤꯗꯕꯨ ꯅꯪꯕꯨ ꯃꯍꯥꯄꯥꯄꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯧꯔꯨꯗ꯭ꯔꯗꯤ ꯅꯪꯕꯨ ꯃꯔꯝꯃꯛꯄ ꯍꯥꯏꯅ ꯀꯧꯔꯨꯒꯗ꯭ꯔꯥ? ꯌꯥꯔꯣꯏ, ꯁꯤꯗꯅ ꯂꯦꯝꯖꯕ ꯁꯥꯔꯤꯕ ꯌꯨꯅꯤꯐꯣꯔꯝꯒ ꯁꯦꯠꯆꯟꯗꯅ ꯃꯀꯣꯛꯇꯣ ꯄꯨꯡꯆꯥꯛ ꯆꯥꯛꯏꯗꯤ ꯑꯣꯏꯗ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤ꯫ ꯊꯥ ꯃꯨꯛꯇꯨꯗ ꯁ꯭ꯌꯥꯝ ꯇꯨꯃꯤꯟ ꯂꯩꯇꯦ꯫ ꯑꯐꯥꯎ ꯑꯐꯥꯎꯕ ꯂꯣꯌꯔ ꯀꯌꯥ ꯇꯥꯟꯅꯗꯨꯅꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯇꯦ꯫ ꯃꯔꯥꯜꯒꯤ ꯕꯗꯟꯗꯤ ꯐꯪꯕ ꯇꯥꯏ, ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯃꯥꯒ ꯂꯣꯏꯅꯕ ꯃꯌꯥꯝꯗꯨꯁꯨ ꯕꯦꯜꯗ ꯐꯥꯎ ꯊꯥꯗꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯦ꯫ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ, ꯀꯦꯁꯀꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡꯗ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯦꯁꯇꯨ ꯊꯨꯅꯗꯨꯃꯛ꯫ ꯅꯤꯡꯊꯦꯝꯅ ꯁ꯭ꯌꯥꯝꯕꯨ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯈꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯂꯟꯆꯦꯟꯕ ꯑꯇꯩ ꯁ꯭ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤꯕ ꯑꯇꯩ ꯃꯤꯁꯛ ꯈꯔꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯨꯗꯁꯨ ꯄꯣꯊꯥꯕ ꯐꯪꯈꯤꯗꯦ, ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯅ꯫ ꯃꯥꯅ ꯑꯗꯨꯛ ꯁꯛꯇꯤ ꯂꯩꯔꯕ ꯁ꯭ꯌꯥꯝꯕꯨ ꯊꯦꯡꯅꯈꯤ, ꯃꯥꯌꯣꯛꯅꯈꯤ꯫ ꯑꯁꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯨꯛꯆꯥꯛꯄ ꯀ꯭ꯔꯦꯛꯅꯤ ꯍꯥꯏꯕꯤꯔꯤꯕ ꯍꯦꯃꯥꯒꯤ ꯗꯥꯆꯧ ꯅꯤꯡꯊꯧꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯐꯠꯇꯕ ꯃꯍꯤꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯐꯠꯇꯕ ꯃꯔꯨ ꯑꯃ ꯃꯈꯨꯠꯅ ꯃꯔꯥ ꯐꯪꯅ ꯃꯨꯊꯠꯄ ꯉꯝꯈꯤ꯫ ꯅꯤꯡꯊꯦꯝꯅ ꯑꯇꯩ ꯃꯥꯒꯤ ꯁꯕꯣꯔꯗꯤꯅꯦꯠꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯁꯨꯝ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝꯗꯗꯤ ꯅꯤꯡꯊꯧꯅ ꯃꯥꯏ ꯄꯥꯛꯈꯤ, ꯄꯖꯦꯡ ꯐꯤꯔꯥꯜ ꯄꯥꯏꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯥꯒꯤ ꯅꯨꯡꯁꯤ ꯂꯥꯟꯕꯝꯗꯗꯤ ꯃꯥꯏꯊꯤꯈ꯭ꯔꯕ꯭ꯔꯥ? ꯃꯥꯒꯤ ꯍꯦꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯥ? ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯨ ꯍꯦꯃꯥꯒꯤ ꯃꯐꯝꯗ ꯎꯍꯟꯕ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯥ? ꯑꯃꯝꯕ ꯀꯥ ꯑꯃ, ꯀꯥꯆꯤꯜꯋꯥꯏꯗꯨꯗ ꯑꯥꯔꯝꯆꯤꯌꯔ ꯑꯃꯗ ꯃꯇꯣꯝꯇ ꯃꯁꯥꯗꯣ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯃꯥꯗꯤ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯗꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯈꯖꯤꯛ ꯐꯪꯂꯤ, ꯅꯇꯣꯝꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯤ, ꯊꯕꯛ ꯈꯖꯤꯛ ꯀꯣꯝꯂꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯋꯥꯈꯜꯗꯨ ꯆꯨꯊꯣꯛꯍꯟꯕ ꯉꯝꯂꯝꯕꯅꯤ꯫ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯕꯨ ꯂꯥꯞꯅ ꯃꯐꯝꯗꯒꯤ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯅꯤꯡꯊꯧꯅ ꯅꯥꯊꯩꯍꯟꯗꯨꯅ ꯊꯝꯈꯤꯕ ꯉꯝꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯔꯝꯅ ꯑꯆꯤꯛꯄꯅ ꯃꯥꯕꯨ ꯑꯣꯜꯂꯤꯕ꯭ꯔꯥ? ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯕꯤꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯩꯁꯥ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯡꯂꯕ꯭ꯔꯥ? ꯅꯤꯡꯊꯧ ꯇꯨꯃꯤꯟꯅ ꯐꯝꯂꯤ, ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯁꯨ ꯃꯥ ꯆꯤꯡꯏ, ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯂꯥꯟꯃꯤꯒꯨꯝ, ꯃꯄꯥꯡ ꯌꯥꯎꯗ꯭ꯔꯕ ꯃꯒꯨꯝ꯫ ꯅꯤꯡꯊꯦꯝ ꯀꯥꯗꯨꯗ ꯆꯪꯂꯛꯏ, ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡ, ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯊꯩ, ꯃꯥꯏ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ꯫ ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦ, ꯃꯊꯪ ꯗ꯭ꯌꯨꯇꯤ ꯄꯤꯔꯛꯀꯦ꯫ ꯑꯣꯔꯗꯔ ꯊꯣꯛꯏ ꯍꯧꯖꯤꯛꯈꯛ, ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯄꯨꯜꯂꯤ꯫ ꯍꯟꯗꯛꯀꯤ ꯀꯦꯁꯁꯤꯗꯤ ꯀꯦꯔꯂꯥꯗꯅꯤ, ꯁꯦꯝ ꯁꯥꯔꯣ ꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯄꯤꯔꯤꯌꯔꯁꯤꯡ ꯌꯥꯎꯕ ꯃꯤꯇꯤꯡ ꯑꯃꯁꯨ ꯊꯨꯅ ꯁꯤꯜꯂꯛꯑꯅꯤ, ꯅꯪꯁꯨ ꯑꯗꯨꯗ ꯌꯥꯎꯗꯧꯅꯤ꯫ ꯅꯤꯡꯊꯧ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ, ꯁꯤꯃꯁꯨ ꯅꯪꯗꯤ ꯈꯪꯂꯝꯈꯤꯔꯣꯏꯗ ꯅꯤꯡꯊꯧ, ꯅꯪꯒꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯁ꯭ꯌꯥꯝꯒꯤ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯤ, ꯃꯃꯥꯒꯤ ꯔꯦꯟꯇ ꯑꯣꯏꯅ ꯂꯩ ꯍꯥꯏꯅꯦ꯫ ꯆꯠꯂꯨꯁꯤꯔꯣ? ꯑꯃꯨꯛꯇ ꯀꯩꯀꯩ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯕꯗꯤ ꯆꯨꯝꯕꯅꯤ꯫ ꯃꯥꯏꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯁꯣꯝꯕꯤꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯁꯨ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯪꯅ ꯀꯩ ꯈꯟꯕ? ꯅꯤꯡꯊꯧ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ, ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯇꯨꯃꯤꯟ ꯂꯩ, ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯤꯡ ꯄꯟꯒꯅꯨ, ꯊꯦꯝꯕꯥ, ꯊꯣꯏꯊꯣꯏꯕꯤ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯕꯤꯗꯕꯤ ꯃꯥꯅꯤ, ꯃꯤꯡ ꯀꯜꯂꯛꯀꯅꯨ꯫ ꯑꯩ ꯃꯤ ꯍꯥꯠꯅꯤ, ꯃꯉꯣꯟꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗꯦ, ꯑꯗꯨꯅ ꯏꯇꯣꯝꯇ ꯑꯩ ꯂꯩꯐꯝ ꯈꯪꯗ ꯂꯩ꯫ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ, ꯅꯨꯡꯁꯤ ꯏꯇꯧ ꯎꯠꯂꯨꯕ, ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛ ꯐꯠꯇꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯥꯡꯗ ꯏꯃꯥꯏꯁꯤꯗ ꯈꯨꯕꯥꯛꯅ ꯐꯥꯎꯕ ꯃꯥꯗꯤ ꯊꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅꯗ ꯈꯟꯕꯗꯤ ꯃꯥꯗꯤ, ꯂꯥꯟꯅꯗ ꯑꯩꯕꯨ ꯃꯥꯅ ꯎꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯩ, ꯄꯤꯁꯛ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗ ꯂꯩꯔꯛꯄ ꯅꯤꯡꯊꯧꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯁꯤꯡꯅꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕꯗꯗꯤ ꯍꯦꯃꯥꯅ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯅꯤꯡꯊꯧꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯄꯅꯤ꯫ ꯑꯇꯩ ꯑꯣꯏꯔꯝꯂꯕ ꯈꯨꯗꯛꯇ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯈꯖꯤꯛ ꯁꯣꯛꯂꯛꯄ ꯃꯤ ꯐꯥꯎ
ꯃꯈꯨꯠ ꯃꯈꯣꯡ ꯈꯨꯗꯛꯇ ꯃꯥ ꯊꯨꯗꯦꯛꯂꯝꯒꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ꯫ ꯃꯤꯗꯨ ꯅꯤꯡꯊꯧꯅ ꯂꯦꯝꯅ ꯊꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯇꯧꯗꯣ ꯍꯦꯃꯥꯕꯨ ꯃꯥꯅ ꯑꯗꯨꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯁꯤꯠꯇ-ꯐꯨꯏ, ꯃꯥꯒꯤ ꯏꯖꯠ ꯁꯣꯛꯍꯜꯂꯤ, ꯃꯤꯅ ꯎꯁꯤꯠꯍꯟꯗꯦ ꯍꯥꯏꯅ ꯁꯥꯎꯕ ꯅꯠꯇꯦ꯫ ꯋꯥꯔꯧꯕꯅꯤ, ꯑꯗꯨꯛ ꯋꯥꯔꯧꯕꯅꯤ꯫ ꯃꯥꯅꯗꯤ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯒ, ꯅꯨꯡꯁꯤꯈꯛ ꯏꯆꯝ ꯆꯝꯅ ꯎꯠꯆꯔꯨꯔꯒ ꯍꯦꯃꯥꯅꯗꯤ ꯑꯗꯨꯃꯛ ꯂꯥꯟꯅ ꯈꯟꯕꯤ ꯍꯥꯏꯅ꯫ ꯋꯥꯔꯧꯔꯤ ꯅꯤꯡꯊꯧ, ꯌꯥꯝꯅ ꯋꯥꯔꯧꯔꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨꯗꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ? ꯃꯃꯤꯡ ꯐꯥꯎ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯃꯣꯏꯗꯣ ꯑꯗꯨꯛ ꯀꯟꯒꯦ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ? ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯃꯥꯒ ꯃꯥꯒꯗ ꯂꯩ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯍꯦꯃꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯃꯅꯤꯁꯅꯥ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯅꯕꯣꯛꯈꯣꯏꯗ ꯑꯣꯏꯅ ꯆꯠꯁꯤꯔꯣ? ꯏꯃꯥꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯁ꯭ꯌꯥꯝꯒꯤ ꯃꯤ ꯂꯣꯠꯇꯨꯅ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯅꯪꯕꯨ ꯂꯃꯟꯒꯤꯗꯃꯛ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯀꯔꯤ ꯑꯣꯏꯅꯤ ꯃꯣꯏ ꯂꯥꯛꯑꯕꯗꯤ? ꯑꯩꯗꯤ ꯐꯔꯦ꯫ ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯃꯃꯥꯒꯤ ꯊꯣꯏ꯫ ꯍꯦꯃꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯖꯩ ꯈꯨꯝꯃꯤ ꯏꯔꯥꯜ ꯂꯩꯊꯣꯛꯅ꯫ ꯑꯕꯣꯛꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯔꯁꯨ ꯃꯥ ꯃꯄꯨꯀꯪꯕꯁꯤꯡꯗꯨꯅꯗꯤ ꯂꯩꯍꯟꯅꯤꯡꯉꯣꯏꯌꯦ꯫ ꯃꯤꯒꯤꯁꯨ ꯏꯃꯨꯡ ꯄꯥꯟꯖꯔꯤꯕꯅꯤꯅ꯫ ꯁꯦ ꯀꯩꯁꯨ ꯈꯟꯅꯨ, ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯩ ꯐꯨꯔꯤꯠ ꯇꯨꯕ ꯌꯥꯝ ꯍꯩꯔꯤꯁꯤꯕꯨ, ꯗꯨꯀꯥꯟꯗꯁꯨ ꯌꯥꯎꯔꯁꯤꯗꯤ, ꯄꯩꯁꯥ ꯊꯣꯛꯂꯤ꯫ ꯏꯕꯥꯅꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯕ ꯉꯝꯃꯗꯣꯏꯅꯤꯁꯦ꯫ ꯏꯃꯥ ꯀꯩꯁꯨ ꯈꯟꯅꯨ ꯍꯥꯏꯃꯤ꯫ ꯃꯅꯤꯁꯅꯥ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ꯫ ꯑꯍꯤꯡꯗꯅꯤ꯫ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯇꯞꯂꯞꯅ꯫ ꯃꯅꯤꯁꯅꯥꯗꯤ ꯇꯨꯝꯂꯤ꯫ ꯍꯟꯗꯛ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯗꯨꯅ ꯄꯣꯊꯥꯕ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯊꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯤꯗꯥꯛꯀꯤ ꯃꯌꯥꯏꯅ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯍꯦꯃꯥ ꯃꯆꯤꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯕꯁꯨ ꯀꯤꯗꯤꯗꯨ ꯀꯤꯕꯅꯤ ꯔꯦꯟꯇꯨꯗ꯫ ꯈꯪꯅ ꯆꯥꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯃꯥ ꯃꯆꯥ ꯈꯛ ꯑꯗꯨꯛ ꯇꯣꯟꯅ ꯂꯩꯕꯗꯨꯗꯗꯤ꯫ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏꯕꯗꯣ ꯃꯥ ꯇꯥꯏ꯫ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯝꯕꯅꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ꯫ ꯊꯣꯡ ꯃꯌꯥꯗꯨꯗ ꯂꯦꯞꯄꯤ꯫ ꯀꯅꯥ ꯑꯣꯏꯔꯝꯒꯕ? ꯃꯥ ꯑꯗꯨ ꯀꯤꯔꯤ꯫ ꯍꯥꯡꯗꯣꯛꯄ ꯄꯥꯛ ꯉꯝꯗꯦ꯫ ꯌꯨꯝꯕꯨ ꯑꯣꯏꯔꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ? ꯀꯩ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ? ꯊꯣꯡꯗꯣ ꯑꯗꯨꯃꯛ ꯇꯞꯂꯤ ꯇꯞꯂꯤ ꯍꯟꯖꯟ ꯍꯟꯖꯟ ꯄꯣꯊꯥ ꯊꯤꯜꯂꯤ꯫ ꯍꯦꯃꯥ ꯇꯨꯝꯂꯤꯕꯤ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯧꯅꯥ ꯂꯥꯛꯏ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯦꯡꯅꯒꯦ ꯈꯜꯂꯤ꯫ ꯂꯥꯛꯂꯤꯕꯗꯣ ꯃꯤ ꯑꯣꯏꯔꯁꯨ ꯂꯥꯏ ꯑꯣꯏꯔꯁꯨ ꯃꯥꯅ ꯊꯦꯡꯅꯅꯤꯃ ꯈꯜꯂꯤ꯫ ꯐꯠ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯃꯈꯨꯠꯅ ꯄꯥꯏ꯫ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯈꯨꯠꯅ ꯆꯦꯠꯅ ꯊꯥꯡꯗꯣ ꯄꯥꯏꯗꯨꯅ ꯂꯦꯞꯄꯤ꯫ ꯍꯦꯃꯥ ꯃꯨꯟꯅ ꯌꯦꯡꯉꯤ, ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯨ ꯐꯨꯜꯗ ꯉꯥꯎ ꯊꯛꯏ꯫ ꯆꯨꯝꯅ ꯂꯦꯞꯄꯛꯄ ꯉꯝꯗ ꯍꯥꯏꯔꯤ ꯃꯁꯥꯗ ꯂꯦꯞꯄꯤ꯫ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠ ꯑꯅꯤ ꯀꯨꯞꯇ ꯌꯦꯡꯉꯤ꯫ ꯃꯔꯣꯜ ꯃꯔꯤ ꯄꯨꯡꯐꯥꯏ ꯐꯥꯏ꯫ ꯍꯥꯏꯔꯤ ꯇꯞꯅ꯫ ꯑꯍꯤꯡꯗꯨꯅ ꯍꯦꯃꯥꯒꯤ ꯗꯥꯆꯧꯕꯅ ꯅꯥꯁꯣꯟ ꯄꯤꯛꯅ꯫ ꯑꯗꯨꯛ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗꯨꯗ ꯑꯩꯁꯦ ꯅꯪꯒꯤ ꯗꯥꯆꯧꯁꯦ ꯍꯧꯖꯤꯛꯅꯦ ꯅꯪ ꯐꯕ ꯂꯩ꯫ ꯁꯣꯟꯗꯧ ꯂꯥꯏ ꯁꯣꯜ ꯍꯩ ꯍꯩꯌꯥ ꯍꯩ꯫ ꯑꯩ ꯍꯌꯦꯡ ꯀꯦꯔꯂꯥ ꯆꯠꯇꯧꯅꯤ꯫ ꯅꯪ ꯐꯥꯔꯒ ꯄꯨꯔꯒꯦ ꯑꯩ ꯆꯥꯕꯦꯡꯅ ꯈꯜꯂꯦ꯫ ꯅꯨꯡꯁꯤ ꯈꯪꯗꯕꯤ, ꯊꯃꯣꯏꯗꯣ ꯁꯦꯄ꯭ꯔꯤ ꯅꯥꯄꯩ ꯄꯥꯟꯕꯤ꯫ ꯅꯋꯥꯏꯕꯨ ꯍꯦꯛꯇ ꯅꯪꯅ ꯉꯝꯂꯦ ꯃꯇꯥꯒꯣ ꯊꯋꯥꯏ ꯎꯁꯤꯠꯇ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗ ꯐꯨꯕꯤ꯫ ꯈꯪꯒꯅꯤ ꯐꯥꯔꯒꯅꯤ ꯋꯥꯔꯛꯀꯦꯗꯅ꯫ ꯀꯥꯏ ꯆꯦꯟꯗꯣꯔꯦ? ꯅꯤꯡꯗꯧ ꯂꯥꯏ ꯂꯣꯏ ꯅꯤꯡꯉꯨ꯫ ꯍꯧꯖꯤꯛꯃꯛꯅꯦ ꯅꯪ ꯑꯩꯅ ꯄꯨꯔꯅꯤ꯫ ꯀꯩ ꯈꯜꯂꯤ? ꯑꯩ ꯂꯝꯀꯦꯠ ꯑꯃ ꯍꯥꯏꯕꯤ꯫ ꯐꯥꯔꯣ ꯍꯧꯖꯤꯛꯃꯛ꯫ ꯐꯥꯔꯒꯦꯀꯣ? ꯋꯥꯔꯧ ꯌꯥꯗꯦꯍꯦ꯫ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯨꯏꯅ ꯁꯥꯎꯕꯒ ꯋꯥꯔꯧꯕꯒ ꯉꯝꯗꯦ꯫ ꯅꯪꯒꯤ ꯗꯥꯆꯧꯅ ꯐꯥꯔꯒꯦꯀꯣ? ꯀꯞꯂꯛꯀꯅꯨꯀꯣ ꯀꯣꯊꯣꯏꯊꯣꯏꯕꯤ ꯀꯣ ꯈꯨꯝꯃꯨꯁꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯔꯣꯏꯅꯦ ꯈꯟꯖꯔꯨꯕ ꯑꯣꯏꯔꯝꯂꯦꯀꯣ ꯑꯩꯗꯤ ꯂꯝꯂꯥꯟꯕ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯟꯗꯟꯒꯨꯝ ꯉꯥꯜꯂꯝꯕ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯕ ꯅꯪꯒꯤꯗꯤ ꯅꯨꯡꯁꯤ ꯑꯇꯤꯊꯤ꯫ ꯊꯦꯝꯖꯤꯟꯅꯤꯡꯂꯨꯕꯅꯤ ꯑꯁꯨꯝꯅꯗꯤ ꯋꯥꯔꯧꯔꯤꯕ ꯃꯍꯥꯛꯄꯨ꯫ ꯃꯥꯡꯗ ꯂꯦꯞꯂꯕ ꯃꯣꯃꯣ ꯅꯣꯛꯂꯕ ꯑꯣꯏꯔꯕꯣꯏ ꯅꯪꯗꯤ ꯃꯤꯀꯨꯞꯁꯤꯒꯤꯅ ꯃꯣꯃꯣ ꯅꯣꯛꯂꯤꯕ ꯑꯇꯤꯊꯤ꯫ ꯑꯣꯏꯔꯕꯣꯏ ꯅꯪꯗꯤ ꯊꯃꯣꯏꯁꯤꯒꯤꯅ ꯅꯨꯡꯁꯤ ꯑꯇꯤꯊꯤ꯫ ꯍꯦꯃꯥ ꯀꯩꯕꯨ ꯈꯟꯕ ꯃꯄꯦꯔꯥ ꯆꯦꯜꯂꯛꯏ꯫
ꯀꯞꯅꯤꯡꯂꯛꯏ ꯈꯪꯀꯞ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯄꯣꯛꯆꯥꯛꯄꯅꯤ ꯍꯥꯏꯅ ꯆꯩꯕꯤꯈꯤꯕ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯥꯒꯤ ꯌꯨꯉꯥꯎꯕ ꯗꯥ ꯆꯧꯕꯗꯤ ꯍꯥꯏꯔꯤ ꯃꯣꯂꯤ ꯃꯣꯂꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯊꯣꯡ ꯆꯥꯖꯗ ꯈꯖꯤꯛ ꯈꯔꯥꯛ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟ ꯋꯥꯔꯛꯈ꯭ꯔꯕꯁꯨ ꯃꯔꯝ ꯃꯣꯛꯄꯤꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯣꯏ ꯀꯞꯄꯁꯨꯅꯦ ꯀꯩꯝ ꯀꯥꯟꯅꯔꯣꯏꯍꯦ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯅꯝꯗꯅ ꯐꯥꯔꯒꯦ ꯈꯟꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕ ꯅꯪ ꯅꯨꯄꯥꯁꯦ ꯏꯃꯥꯁꯤꯗꯤ ꯀꯝꯗꯧꯅꯦ ꯏꯅꯦꯝꯕꯣꯛꯁꯦ ꯃꯇꯣꯝ ꯊꯅꯝꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯅꯦ ꯀꯝꯗꯧꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯑꯩꯅ ꯐꯥꯔꯒ ꯍꯥꯟꯅ ꯄꯨꯔꯒꯦ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗꯥꯏꯗꯨꯅ ꯏꯅꯦꯝꯕꯣꯛꯁꯦ ꯁꯦꯟꯅꯍꯟꯁꯤ ꯌꯥꯕ꯭ꯔꯥ ꯀꯩ ꯈꯜꯂꯦ ꯂꯝꯀꯦꯜꯂꯝꯃꯥꯏꯕꯤ ꯍꯦꯃꯥ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏ ꯃꯍꯥꯄꯥꯄꯤ ꯁꯤꯗ ꯀꯃꯥꯏ ꯆꯪꯂꯛꯏ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯕꯨꯙꯨꯕꯤ ꯀꯥꯎꯔꯕ꯭ꯔꯣ CID ꯏꯟꯁꯄꯦꯛꯇꯔꯅꯤ ꯅꯪꯒꯤ ꯃꯍꯥꯄꯥꯄꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯍꯟꯗ ꯆꯪꯂꯛꯄꯗꯤ ꯆꯤꯔꯥꯏꯒ ꯆꯥꯅꯤꯌꯦ ꯑꯁꯤꯕꯨ ꯈꯪꯗꯦ ꯅꯨꯡꯅ ꯅꯨꯡꯁꯤꯔꯤꯕ ꯄꯪꯅ ꯄꯪꯂꯤꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯁꯦ ꯆꯠꯁꯤꯀꯥꯟꯗꯦ ꯄꯪꯊꯍꯜꯂꯒꯅꯦ ꯑꯗꯨ ꯑꯣꯏꯅ ꯅꯪꯕꯨ ꯄꯨꯔꯒ ꯅꯠꯇ꯭ꯔꯒ ꯅꯁꯥꯅ ꯌꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯪꯕు ꯐꯥꯎꯔ ꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯗꯨꯅ ꯑꯃꯨꯛꯁꯨ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯔꯛꯏ ꯎꯠꯂꯤ ꯍꯦꯃꯥꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯡꯒꯠꯂꯛꯇꯨꯅ ꯇꯨ ꯎꯔꯕꯁꯦ ꯄꯪꯊꯍꯟꯕꯤꯗꯒ ꯁꯤꯗ ꯌꯥꯝ ꯍꯥꯞꯂꯛꯑꯕꯅꯤ ꯅꯆꯤꯜꯗꯨꯗꯅꯦ ꯁꯤ ꯔꯨꯃꯥꯜꯁꯤꯅ ꯐꯠ ꯃꯦꯟꯁꯤꯜꯂꯒꯅꯦ ꯉꯥꯏꯍꯥꯛ ꯊꯝꯕꯗ ꯅꯪ ꯗꯨꯝ ꯇꯨꯝꯊꯈ꯭ꯔꯗꯣꯏꯅꯤ ꯑꯗꯨꯒ ꯐꯥꯗꯣꯏꯅꯤ ꯗꯨꯝ ꯐꯥꯔꯒ ꯅꯪꯒꯤ ꯃꯍꯥꯄꯥꯄꯤ ꯑꯩꯅꯅꯦ ꯅꯪꯕꯨ ꯄꯨꯔꯅꯤ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯗꯥꯛ ꯍꯥꯞꯇꯕꯤ ꯑꯣꯏꯅ ꯅꯪꯅ ꯂꯥꯎꯕ ꯀꯅꯥꯅꯁꯨ ꯇꯥꯗꯅꯕ ꯈꯨꯠꯁꯤꯅꯅꯦ ꯅꯆꯤꯜꯗ ꯑꯃꯨꯛ ꯃꯦꯟꯁꯤꯜꯂꯒ ꯑꯣꯏꯅ ꯐꯥꯎꯔ ꯅꯣꯡꯃꯩ ꯎꯜꯂꯒ ꯀꯤꯍꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯥꯡꯂꯒ ꯑꯣꯏꯅ ꯄꯨꯔꯥ ꯀꯣꯟꯁꯤꯜꯂꯦꯅ ꯈꯨꯄꯥꯛꯅ ꯃꯃꯥꯏꯁꯤꯗ ꯊꯥꯖꯤꯟꯕꯤꯗꯧꯔꯤꯔꯣ ꯍꯥꯠꯀꯦꯁꯨ ꯍꯥꯠꯆꯧꯋꯦ ꯍꯥꯠꯍꯟꯕꯤꯅꯤꯌꯦ ꯑꯗꯨꯕꯨ ꯅꯪ ꯉꯁꯤ ꯐꯥꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯄꯥꯝꯕ ꯈꯜ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯤ ꯀꯔꯝꯕ ꯈꯨꯐꯥ ꯄꯥꯝꯃꯤ ꯍꯦꯃꯥ ꯁꯣꯔ ꯑꯃ ꯁꯥꯟꯅ ꯍꯣꯟꯗꯣꯛꯏ ꯌꯨꯉꯥꯎꯕꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯆꯨꯝꯗꯦ ꯃꯥ ꯈꯟꯕ꯭ꯔꯥ ꯁꯥꯎꯔꯛꯇꯦ ꯉꯁꯤꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯨꯄꯤꯁꯤ ꯇꯞꯅ ꯍꯥꯏ ꯍꯌꯦꯡ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤ ꯀꯥꯏꯗꯕꯣ ꯀꯩꯗ ꯆꯠꯇꯣꯏꯕ ꯀꯅꯥꯕꯣ ꯑꯩꯕꯨꯔꯣꯅꯦ ꯅꯪ ꯀꯦꯔꯂꯥꯗ ꯆꯠꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯗ ꯆꯠꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯣ ꯅꯨꯡꯊꯤꯜꯗ ꯐ꯭ꯂꯥꯏꯠ ꯄꯨꯡ 1ꯒꯤꯅꯤ ꯅꯪꯁꯨ ꯑꯩ ꯁꯦꯒꯥꯁꯤꯗ ꯌꯦꯞꯁꯤꯜꯂꯒ ꯄꯨꯗꯧꯅꯤ ꯇꯤꯀꯦꯠ ꯄꯨꯂꯞ ꯀꯛꯑꯦ ꯇꯤꯀꯦꯠꯀꯗꯣ ꯌꯦꯡꯖꯒꯦꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯔꯣ ꯉꯁꯤꯗꯤ ꯑꯩ ꯄꯦꯟꯅ ꯇꯨꯝꯍꯧꯈꯤꯒꯦ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯔꯣ ꯉꯁꯤꯗꯤ ꯑꯍꯤꯡꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯅꯤꯡꯊꯧ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯥꯎꯅ ꯍꯦꯃꯥꯗ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯂꯛꯅꯔꯦ ꯃꯇꯥꯒꯨꯝꯅ ꯃꯥꯅ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯃꯇꯥꯒꯨꯝꯅ ꯅꯣꯛꯁꯤꯜꯂꯤ ꯗꯠ ꯀꯗꯔꯒꯁꯨ ꯇꯧꯏ ꯌꯦꯡꯉꯨ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯕꯤꯔꯅꯨ ꯀꯥꯏꯅ ꯄꯨꯐꯠꯇ ꯍꯌꯦꯡ ꯐꯥꯖꯧ ꯀꯥꯏꯅ ꯇꯨꯠ ꯅꯪꯅ ꯍꯧꯖꯤꯛ ꯂꯣꯠꯈꯤꯗꯣꯏꯅꯤ ꯑꯩꯅ ꯈꯪꯂꯗꯧꯅꯤ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯐꯥꯗꯧꯅꯤ ꯍꯌꯦꯡ ꯐꯥꯔꯣꯀꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯔꯣ ꯑꯁꯦꯡꯀꯤ ꯐꯥꯟꯕꯤꯅꯤꯗ ꯀꯗꯔ ꯇꯧꯕ ꯅꯠꯇꯦ ꯅꯪꯕු ꯂꯛꯅꯕ ꯅꯠꯇꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕꯤ ꯃꯤꯆꯝꯅꯤ ꯅꯪꯗꯤ CID ꯏꯟꯁꯄꯦꯛꯇꯔꯅꯤ ꯍꯥꯏꯖꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯗꯕꯨ ꯑꯩꯅ ꯀꯗꯥꯏꯗ ꯆꯦꯟꯈꯤꯗꯣꯏꯕ ꯌꯣꯠꯈꯤꯕ ꯉꯝꯒꯅꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯔꯣ ꯉꯁꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯐꯠ ꯍꯥꯏꯔꯛꯏ ꯑꯣꯀꯦ ꯑꯗꯣ ꯄꯨꯡ ꯀꯌꯥꯗ ꯐꯥꯕꯁꯤ ꯂꯥꯎꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯣ ꯉꯜꯂꯤꯈꯩ ꯌꯥꯏ ꯅꯣꯡꯗꯤ ꯉꯥꯜꯂꯒ ꯑꯣꯏꯅ ꯂꯥꯛꯑꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯣꯀꯦ ꯉꯟꯇꯥꯅ ꯐꯥꯕ ꯂꯥꯛꯀꯦꯀꯣ ꯌꯦꯡꯗꯨꯅ ꯁꯨꯝ ꯃꯤꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯐꯣꯡꯅ ꯐꯥꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯌꯨ ꯊꯛꯄ ꯌꯨꯉꯥꯎꯕꯗꯣ ꯍꯦꯃꯥ ꯇꯞꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯤ ꯅꯤꯡꯊꯧ ꯍꯥꯏꯕ ꯏꯜꯂꯤ ꯆꯠꯈꯤ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡꯅ ꯃꯐꯝꯗꯣ ꯊꯨꯅ ꯊꯥꯗꯣꯛꯈꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯅꯨꯄꯤ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯐꯥꯒꯗꯧꯔꯤꯕ
ꯊꯃꯣꯏꯅ ꯑꯗꯨ ꯈꯣꯏꯗꯥꯖꯔꯨꯔꯤꯕ ꯍꯦꯃꯥ ꯃꯁꯥꯗꯨꯁꯨ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯗꯣꯡ ꯗꯣꯡ ꯍꯦꯛ ꯍꯥꯏꯗꯣꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯁꯣꯏꯗꯅ ꯐꯥꯅꯤꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯊꯃꯣꯏꯗꯣ ꯁꯦꯡꯗꯤꯗꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ? ꯑꯃꯨꯛꯁꯨ ꯃꯇꯧꯗꯣ ꯇꯧꯍꯣꯏꯗꯕꯅꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ CID ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕꯒꯤ ꯁ꯭ꯀꯤꯜ ꯄꯨꯝꯕ ꯂꯥꯟꯅꯒ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯤꯡꯗꯨꯗ ꯑꯎꯕ ꯃꯤꯅ ꯍꯦꯃꯥꯕꯨ ꯀꯩ ꯍꯥꯏꯅꯈꯤꯅꯤꯁꯨ ꯍꯥꯟꯅꯒꯨꯝ ꯈꯟꯕꯤꯗ ꯃꯤꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯌꯨ ꯑꯔꯩꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯤꯅꯤ꯫ ꯑꯉꯥꯎꯕ ꯅꯨꯡꯁꯤꯕꯅꯤ, ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯄꯨꯅꯤ ꯍꯦꯃꯥꯒꯤ ꯗꯥꯆꯧꯗꯣ꯫ ꯍꯦꯃꯥ ꯑꯍꯤꯡꯗꯨ ꯇꯨꯝꯂꯤ ꯋꯥꯈꯜ ꯃꯨꯟꯅ ꯃꯥ ꯈꯟꯕꯅꯤ꯫ ꯇꯨꯝꯂꯤꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯃꯥꯕꯨꯁꯨ ꯍꯧꯗꯣꯛꯇꯦ꯫ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯑꯍꯤꯡꯗꯨꯗ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏꯗꯣꯛꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥ ꯃꯥꯗꯤ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯇꯨꯝꯊꯧ ꯌꯥꯗꯅ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯍꯦꯃꯥ ꯃꯣꯏꯅ ꯂꯩꯔꯤꯕ ꯔꯦꯟꯠꯀꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯅꯤ꯫ ꯌꯥꯝꯅ ꯉꯜꯂꯤ, ꯄꯨꯡ 5 ꯇꯥꯗ꯭ꯔꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯥꯒꯤ ꯗꯥꯆꯧꯕ ꯂꯦꯞꯄꯝꯃꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯅ ꯑꯗꯨꯛ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯥꯎ ꯂꯦꯞꯄ ꯉꯝꯗ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯃꯐꯝꯗꯨꯗ ꯂꯦꯞꯂꯝꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯍꯦꯃꯥꯅꯗꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯦꯞꯄꯝꯃꯤꯕ ꯃꯥꯒꯤ ꯃꯍꯥꯄꯥꯄꯤꯗꯨꯗꯤ ꯌꯨ ꯉꯥꯎꯗ꯭ꯔꯦ ꯈꯪꯏ꯫ ꯀꯗꯥꯏꯗꯒꯤ ꯑꯗꯨꯇꯁꯨ ꯅꯠꯇꯦ, ꯃꯁꯥꯗꯣ ꯍꯥꯏꯒꯠꯇꯅ ꯅꯥꯜꯂꯤ꯫ ꯕ꯭ꯂꯦꯛ ꯁꯨꯠꯅꯤ ꯁꯦꯠꯂꯝꯃꯤꯕ, ꯃꯁꯝ ꯇꯥꯈꯠꯇꯅ ꯀꯛꯂꯝꯃꯤ, ꯃꯀꯣꯏꯒ ꯁꯤꯠ ꯅꯥꯜꯂꯤ꯫ ꯑꯗꯨꯛ ꯂꯦꯝꯖꯩ, ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯑꯎꯕ ꯅꯨꯄꯤ ꯃꯈꯩꯅꯒ ꯍꯦꯛꯇ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯅꯗꯧꯕ ꯅꯨꯄꯥꯒꯤ ꯃꯁꯛ ꯃꯇꯧ ꯁꯕꯥꯟ ꯅꯠꯇꯦ꯫ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯅꯨꯡꯁꯥ ꯁꯕꯥꯟ ꯀꯥꯏꯗꯨꯅꯤ꯫ ꯃꯀꯣꯛꯇꯨꯗ ꯈꯖꯤꯛ ꯆꯥꯛꯄꯗꯣ ꯐꯔꯝꯂꯗꯤ ꯐꯗꯧꯕ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯣꯛꯆꯥꯛꯄꯁꯦ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯤꯝꯕꯥꯜꯗꯨꯃꯒ꯫ ꯑꯃꯨꯛꯁꯨ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯞ ꯃꯥꯒꯤ ꯍꯦꯃꯥꯗ ꯌꯦꯡꯂꯛꯂꯤꯕ, ꯈꯨꯗꯥꯡ ꯌꯦꯠꯇꯣ ꯈꯖꯤꯛ ꯊꯥꯡꯒꯠꯂꯛꯇꯨꯅ ꯁꯤꯔꯤꯕ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯂꯦꯝꯖꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯍꯦꯃꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯔꯣꯏꯁꯤꯗꯤ, ꯌꯥꯍꯧ ꯊꯦꯡꯁꯤꯗꯤ꯫ ꯌꯥꯍꯧꯕꯨ ꯑꯁꯨꯛ ꯊꯦꯡꯉꯨ ꯀꯅꯥꯅ ꯍꯥꯏꯒꯦ? ꯇꯨ ꯑꯩ ꯁꯤꯗ ꯂꯦꯞꯄꯦ, ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯐꯥꯕ ꯂꯥꯛꯏ꯫ ꯆꯠꯂꯁꯤ ꯂꯥꯎ꯫ ꯇꯨꯝꯕ ꯑꯣꯛꯇ꯭ꯔꯒꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯒꯦꯁꯦ, ꯅꯥꯎꯁꯨꯡꯕ ꯁꯛꯄꯤꯒꯦꯅꯦ ꯍꯦꯛꯇ꯫ ꯀꯩ ꯈꯜꯂꯤꯕ? ꯏꯃꯥꯗꯤ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯅꯪꯁꯦ ꯐꯥꯖꯔꯒꯦꯅ ꯍꯥꯏꯔꯝꯒꯦ, ꯕꯦꯕꯥꯔ ꯃꯆꯥ ꯃꯨꯠꯄ ꯑꯣꯏꯅ꯫ ꯀꯥꯏꯗꯦꯀꯣ? ꯌꯥꯏꯀꯣ ꯗꯥꯆꯧꯒꯤ ꯊꯣꯏꯊꯣꯏꯕꯤ? ꯍꯦꯃꯥꯗꯤ ꯃꯥꯒꯤ ꯗꯥꯆꯧꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯈꯤ꯫ ꯅꯤꯡꯊꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗꯣ ꯀꯔꯤꯅꯣ, ꯃꯁꯥꯅ ꯌꯥꯅꯤꯡꯂꯤꯔꯥ ꯌꯥꯅꯤꯡꯗ꯭ꯔꯤꯔꯥ ꯈꯪꯕꯁꯨ ꯉꯝꯂꯨꯗꯅ ꯉꯔꯥꯡꯗꯤ ꯃꯁꯥꯅ ꯌꯥꯈꯤꯕꯅꯤ, ꯐꯥꯕ ꯂꯥꯛꯎ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟ ꯍꯦꯟꯅ ꯃꯀꯣꯛꯀꯗꯣ ꯅꯣꯟꯊꯔꯛ ꯋꯥꯡꯗ꯭ꯔꯪ ꯋꯥꯡꯕ ꯃꯁꯥꯗꯣ ꯀꯣꯜꯂꯞ ꯂꯦꯞꯂꯛꯏ꯫ ꯃꯥꯒꯤ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯏ꯫ ꯌꯨ ꯉꯥꯎꯗ꯭ꯔꯦ ꯑꯩꯁꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯅꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯝꯂꯝꯃꯔꯣꯏ꯫ ꯄꯥꯈꯠꯂꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯗꯣ ꯑꯩꯁꯦ ꯂꯥꯟꯖꯔꯦ, ꯑꯍꯤꯡꯗ ꯐꯥꯕ ꯉꯔꯥꯡ ꯂꯥꯛꯄꯗꯨꯒꯤꯗꯤ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯦ ꯌꯨ ꯉꯥꯎꯃꯟꯕꯒꯤ꯫ ꯅꯪꯗꯣ ꯅꯤꯡꯁꯤꯡꯕ ꯁꯨꯝ ꯁꯨꯝ ꯍꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯀꯩꯅꯣ ꯋꯥ ꯃꯌꯥꯝꯁꯨ ꯍꯥꯏꯈ꯭ꯔꯦ, ꯁꯥꯎꯔꯛꯀꯅꯨꯀꯣ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯣ ꯑꯩ ꯌꯨ ꯈꯔ ꯉꯥꯎꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯌꯨ ꯐꯅ ꯉꯥꯎꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯤ ꯑꯃ ꯐꯥꯎꯕ ꯀꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯁꯦꯝ ꯁꯥꯎ, ꯐꯥꯔꯒꯦ, ꯏꯅꯦꯕꯣꯛꯇ ꯍꯥꯏꯔꯝꯁꯤꯔꯥ, ꯍꯥꯏꯔꯒꯨꯝꯁꯤꯔꯥ? ꯍꯦꯃꯥ ꯅꯨꯄꯥꯗꯣ ꯅꯨꯡꯗꯥꯡ ꯐꯥꯎ ꯋꯥꯁꯨ ꯉꯥꯡꯗꯨꯅ ꯂꯩꯈ꯭ꯔꯅꯤ ꯈꯟꯕꯒꯤꯔ ꯃꯃꯥꯏꯗꯣ ꯁꯠ ꯇꯨꯡꯂꯣꯝꯗ ꯆꯠꯊꯣꯛꯏ꯫ ꯁꯨꯛꯂꯞ ꯄꯤꯁꯨꯝ ꯑꯅꯤꯗꯨꯒ ꯊꯨꯅ ꯁꯤꯃꯈꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯄꯥꯄꯤ ꯏꯕꯨꯡꯉꯣ, ꯕ꯭ꯔꯁ ꯐꯥꯎ ꯇꯧꯖꯗ꯭ꯔꯤ, ꯆꯠꯂꯣ ꯑꯁꯤꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯕꯤꯔꯝꯃꯨ꯫ ꯅꯤꯡꯊꯧ ꯃꯆꯤ ꯂꯦꯡꯗꯦ ꯍꯦꯃꯥꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯤ꯫ ꯏꯃꯥ ꯍꯧꯒꯠꯂꯅꯤ ꯍꯥꯏ ꯋꯥꯅꯤ, ꯆꯠꯂꯣ ꯃꯄꯥꯟꯂꯣꯝꯗ ꯅꯪ ꯂꯩꯔꯝꯃꯨ, ꯑꯩ ꯊꯨꯅ ꯊꯣꯛꯂꯛꯀꯦ꯫ ꯅꯤꯡꯊꯧ ꯐꯠ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯍꯥꯏꯈꯤꯕ ꯏꯟꯈꯤꯕꯁꯤꯅ ꯅꯨꯄꯤ ꯐꯥꯗꯧꯔꯤꯕꯅꯤꯅ ꯃꯨꯠ ꯃꯩꯗ ꯅꯤꯛꯈꯥꯏꯔꯤꯕꯅꯤ꯫ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯐꯠ ꯑꯃꯨꯛ ꯈꯖꯤꯛ ꯃꯃꯥꯏꯗ ꯂꯩꯊꯣꯔꯛꯏ꯫ ꯅꯋꯥꯁꯦ ꯋꯥꯔꯕꯅꯤ ꯌꯥꯝ, ꯅꯪꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯄꯤꯕꯒꯤ, ꯃꯥꯏꯗꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯤꯕꯒ, ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯍꯟꯒꯦ ꯈꯟꯅꯨꯀꯣ, ꯈꯔ ꯊꯨꯕ ꯄꯥꯝꯃꯦ, ꯀꯦ ꯈꯣꯠꯇꯅꯒ ꯂꯩꯔꯛꯀꯅꯨꯀꯣ꯫ ꯑꯃꯨꯛ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯍꯦꯃꯥ ꯆꯠꯈ꯭ꯔꯤꯕ ꯑꯉꯥꯎꯕ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯛ ꯂꯩ꯫ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯀꯦꯗꯦ ꯃꯥ,
ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯃꯃꯥ, ꯑꯩ ꯕꯦꯀꯔꯤ ꯍꯥꯡꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦꯀꯣ, ꯆꯥ ꯊꯥꯡꯒꯠꯂꯝꯕꯅꯤ, ꯐꯠꯊꯨꯅ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦ꯫ ꯃꯅꯤꯁꯅ ꯃꯆꯥꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯦꯡꯉꯤ꯫ ꯂꯥꯞꯅꯒ ꯆꯠꯈ꯭ꯔꯅꯨꯀꯣ, ꯐꯠ ꯍꯜꯂꯛꯎ꯫ ꯍꯦꯃꯥ ꯊꯣꯛꯂꯛꯏ, ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ꯫ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯏ꯫ ꯎꯔꯦ, ꯅꯤꯡꯊꯧ ꯂꯦꯞꯄꯝꯃꯤ, ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯃꯁꯥꯗꯣ ꯉꯥꯊꯔꯞ ꯇꯨꯃꯤꯟ꯫ ꯍꯦꯃꯥ ꯊꯣꯛꯂꯛꯄ ꯎꯏ꯫ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯗꯣꯛꯏ, ꯀꯩꯁꯨ ꯍꯥꯏꯗ꯫ ꯀꯥꯔꯛꯎ ꯂꯥꯎ, ꯆꯠꯂꯁꯤ ꯍꯥꯏꯒꯨꯝ, ꯐꯥꯔꯒ ꯄꯨꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯒꯨꯝꯅ꯫ ꯍꯦꯃꯥꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯒꯝ ꯒꯝ ꯃꯥꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡꯒꯁꯨ ꯅꯤꯡꯊꯧꯅ ꯍꯥꯡꯗꯣꯛꯂꯤꯕ ꯒꯥꯔꯤꯗꯣ ꯊꯩꯗꯣꯛꯇꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ, ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ꯫ ꯅꯤꯡꯊꯧꯗꯣ ꯈꯖꯤꯛ ꯉꯛꯅ ꯃꯥꯏ ꯒꯥꯔꯤꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯝꯃꯒ ꯍꯦꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯍꯦꯃꯥ ꯑꯅꯛꯄꯗ ꯂꯩꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯆꯠꯈꯤ, ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯃꯤꯟ꯫ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯍꯦꯃꯥ ꯅꯤꯡꯊꯧꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯍꯪꯂꯛꯏ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯂꯣꯏꯅ ꯍꯥꯏ, ꯂꯣꯏꯅ꯫ ꯀꯩ ꯄꯥꯝꯃꯤ ꯑꯩꯉꯣꯟꯗꯒꯤ? ꯅꯤꯡꯊꯧ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯈꯨꯝꯂꯛꯏ, ꯅꯪ ꯄꯥꯝꯃꯤ, ꯅꯪꯈꯛ꯫ ꯀꯔꯝꯕ ꯈꯨꯄꯥꯝꯅꯣ ꯄꯥꯝꯂꯤꯕꯁꯦ? ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯅꯪꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯅꯪꯈꯛ ꯅꯠꯇꯦ, ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ, ꯏꯪꯈꯣꯜ, ꯅꯪꯅ ꯂꯣꯏꯕ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯑꯩꯅ ꯄꯥꯝꯃꯤ꯫ ꯅꯪ ꯅꯨꯡꯁꯤ, ꯄꯥꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯑꯩ ꯑꯣꯏꯅ ꯍꯥꯏꯒꯦ, ꯑꯩ ꯏꯁꯥꯁꯤ ꯅꯪ ꯄꯥꯝꯕ꯭ꯔꯥ? ꯅꯤꯡꯊꯧ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯐꯠ ꯈꯨꯝꯃꯤ, ꯁꯤꯅꯤꯅꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ, ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧ ꯈꯨꯝꯗꯦ꯫ ꯍꯦꯃꯥ ꯈꯖꯤꯛꯀ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ, ꯃꯉꯛꯇꯣ ꯅꯣꯟꯈꯠꯇꯨꯅ ꯃꯄꯤꯔꯥ ꯆꯦꯟ ꯍꯥꯏꯔꯤ, ꯄꯤꯊꯣꯛꯀꯦ, ꯍꯧꯖꯤꯛꯃꯛ, ꯂꯧꯖꯧ, ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯑꯩꯕꯨ ꯉꯁꯤ ꯅꯪꯅ ꯄꯥꯝꯕ ꯃꯐꯝꯗ ꯑꯩꯅ ꯌꯦꯠꯂꯨ꯫ ꯅꯪꯒꯤ ꯑꯣꯏꯌꯨ ꯑꯩꯁꯦ꯫ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯅꯀꯨꯞꯄꯦꯅ ꯁꯥꯟꯅꯧ, ꯑꯩ ꯇꯨꯃꯤꯟ ꯂꯩꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯐꯪꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯅꯨ꯫ ꯑꯩ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯂꯩ꯫ ꯍꯦꯃꯥ ꯀꯞꯂꯦ, ꯆꯥꯛꯅ ꯀꯞꯂꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥ, ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ꯫ ꯃꯃꯥꯏ ꯄꯨꯂꯞ ꯅꯣꯟꯊꯅ ꯀꯞꯂꯤꯕꯗꯨ ꯐꯥꯖꯤꯟ꯫ ꯑꯁꯨꯛꯇꯣꯟ ꯍꯤꯡꯕ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯑꯩ ꯍꯤꯡꯕꯅꯤ꯫ ꯀꯔꯤ ꯑꯣꯏꯅꯤ, ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯩ ꯑꯗꯨꯝ ꯈꯟꯕꯅꯤ꯫ ꯁꯍꯤꯡ ꯆꯥꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯀꯟꯖꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯏꯃꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯕꯅꯤ, ꯃꯥꯒꯤ ꯃꯇꯧ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯪꯅꯁꯨ ꯑꯃꯨꯛ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯜꯂꯤ, ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤ ꯍꯥꯏꯅꯨ, ꯀꯥꯏꯗ ꯅꯨꯡꯁꯤ? ꯑꯩ ꯄꯥꯝꯕꯅꯤ ꯅꯪꯗꯤ꯫ ꯏꯁꯥꯁꯦ ꯄꯤꯊꯣꯛꯂꯒ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯗꯧꯅꯤ, ꯅꯠꯇ꯭ꯔꯥ? ꯄꯨꯗꯨꯅ ꯆꯠꯂꯨ ꯑꯩꯕꯨ, ꯅꯅꯤꯡꯇꯝꯅ, ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ, ꯂꯥꯏ ꯐꯗꯤꯕꯤꯒꯨꯝ ꯅꯪꯅ ꯎꯔꯤꯕ ꯑꯩꯁꯦ ꯁꯥꯟꯅꯧ꯫ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯁꯤ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯧ ꯃꯃꯤꯠ ꯀꯨꯞꯇ ꯍꯦꯃꯥꯗ ꯌꯦꯡꯉꯤ, ꯅꯣꯛꯇꯦ, ꯁꯥꯎꯗꯦ ꯃꯥ꯫ ꯀꯩꯕꯨ ꯈꯟꯕ? ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯇꯞꯅ ꯍꯥꯏ, ꯑꯗꯨꯝꯅ ꯈꯟꯕꯀꯣ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯪꯅ ꯑꯗꯨꯃꯛ ꯈꯟꯕ? ꯐꯔꯦ, ꯑꯩ ꯌꯦꯠꯂꯣꯏ, ꯅꯪꯉꯣꯟꯗ ꯌꯦꯠꯂꯣꯏ꯫ ꯁꯤꯈꯛꯅꯤ ꯍꯥꯏꯔꯝꯕ, ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯅꯤꯡꯊꯧ, ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯍꯦꯃꯥꯁꯨ ꯀꯞꯍꯧꯔꯤ, ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ꯫ ꯃꯥꯂꯪꯗ ꯃꯃꯤꯠ ꯑꯅꯤꯃꯛꯀꯤ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯇꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯇꯥꯒꯨꯝ꯫ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯃꯥ ꯀꯞꯄꯤ꯫ ꯃꯥꯒꯤ ꯗꯥꯆꯧꯕꯗꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯃꯛ꯫ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ, ꯍꯦꯃꯥꯗꯣ ꯒꯝ ꯒꯝ ꯂꯥꯛꯏ, ꯁꯣꯜꯂꯤ ꯑꯉꯥꯎꯕꯤꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ꯫ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ, ꯏꯃꯥ ꯃꯇꯣꯝ ꯉꯥꯏꯔꯝꯂꯅꯤ꯫ ꯆꯦꯟꯗꯨꯅ ꯂꯥꯛꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ, ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ, ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯉꯛꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯃꯤꯠꯃꯥꯡꯗꯨꯗ, ꯍꯧꯖꯤꯛꯇ ꯑꯗꯨꯛ ꯋꯥꯔꯧꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕ ꯃꯥꯒꯤ ꯗꯥꯆꯧꯕꯗꯣ ꯃꯅꯤ ꯁꯅꯥꯒꯤ ꯃꯈꯣꯡꯒ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ, ꯋꯥ ꯇꯞꯅ ꯇꯞꯅ ꯃꯥ ꯍꯥꯏꯔꯤ꯫ ꯂꯨꯊꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯍꯦꯃꯥ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯧ ꯍꯦꯃꯥ ꯂꯥꯛꯏ ꯎꯏ, ꯌꯦꯡꯂꯛꯇꯦ ꯑꯃꯨꯛ ꯐꯥꯎꯗꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯒ, ꯑꯗꯨꯗꯤ ꯃꯥ ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯀꯣꯏꯆꯥꯗꯤ꯫ ꯅꯤꯡꯊꯧ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈꯤ, ꯍꯦꯃꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯍꯦꯃꯥꯕꯨ ꯊꯩꯗꯨꯅ ꯆꯠꯈꯤ꯫ ꯍꯦꯃꯥ ꯇꯥ ꯇꯥ ꯆꯪꯁꯤꯜꯂꯤ, ꯍꯪꯖꯩ ꯃꯃꯥꯗ,
Kay wari sari no ima. Asimu kay haramino. Kihalamira imabu samana. Nang phage na laure. Nang buki halure. Aduna ma yamna lanjare. Nang yamna saure. Aina khara thimbiyu. Nang nakappa ma yengba ngamdi. Ma yam lale. Wakal khandarud. Ade kay no mayamasu hairamida. Hema tumilay. Mani sanaso machada muna yengduna. Tumina nga haklay. Aduga hairai. Ningthause mi ataygadi manadi. Adubu ma hataba midi nati. Mamagi thoi mana nangu nungsibani. Pamba khak nati. Nungsi haina matawnadi utpa ma haitabani. Haujiksu hanasu. Mana may fataba oiramlab. Asum aigi nakta ningamdana laktuna. Aduk thamoy singna ma ingonda wa hairamlu. Lale hairamlu. Kana laytrabi nangbu mana hantana yenglamladi. Tasing usilamradi. Asuk sakti layba mana. Nangbu na hana sarak tamlamlani. Ma fataba midi nati zathoi. Hema tumin lay. Ngaktuda hema gate ki wangmadi lalakti. Aduba gate lomda chepthadi ma yengsay. Mathak lomdagi. Magi thongnaw mayaduda curtain marumdagi lona. Laybu udri ningthawgi gari di. Gari mapudusu laybu udri. Ngayaki mangda angawa matawduga loinana nungmi lepambado. Udri. Hema toina yengsay makharomda. Kashudi ma hairakti. Pung muki matung hemagi fonda message ama lai. Hema ui yengi. Nangna yengido aibu natra. Ai lotbani. Nangna aibu thirakra yengi haidan. Huranbi. Mibo adum hekta koithi thiba hongnabra. Ai chatri. Thuna lao. Sida lolaga leizaribudo noi heroidi. Hema khangpre khangi. Fadhanda mukti message sali. Mahapapira nangbo. Nawani. Yarba. Halurana. Sida lao. Aduga ibu haning mamongda halulaw. Natradi nungsina hauna laksalagani. Hema khara mu intharuraga hoidawa mung sawgali. Chatepa. Waruriba nupadubu themluge khandi. Anam kali nupi lamke lamai bidusu. Adubu ikan kanadana khudaktuda ahobu nupagi khunjel amatari. Ai nangbu nungsi. Dachawuna magi thoibu nungsi. Hema kangpre khangi. Mani sanaso. Atay layri mi singdu. Kagi mapandagi thongnari. Yengnay ko yeng. Khunjel dugi maikaida. Ningthaw lambi matay duda leptuna laukthari. Lepidi. Mini yengle kain. Kanamta moa hannaga lobidi. Mani sana ui. Machana fingna stair layri duda jenthakiba. Pakani yingzahui machagi matawdo. Amuk lambi nakalda. Nungsi haina lauriba ningthawda yengi. Hema sordo thabe hon lepi maida chawbagi manakta ningthaw hanbide lauri hanjin Hema na manakta lepaso da chawna magi thoibu nungsi iham nungsi ma pamba khangnati ai oktabu nate thoidangni aina nungsiba atai nupi amata ai hana yengakte thoi nungsi iham nungsi Hema fat jangsanduna yengi mayamduda adugi mangda amu ikaiduna Ningthawi khudangdo fatpaiduna chingduna pui. Ngamboi ngamdaboi gari manungduda namduna phamali. Nupa kuchakto. Nupa dudi yam harauji nukchari. Chelisi yariko. Wari sasi gari thopiyar. Talle. Mahapapia kuilaw laukidra hayo. Laukini. Kerala chachibo sida laukini. Nangna nungsi aindripo nungsi aikini. Hanbidong nupa nati edi. Hema upay laytana nang nupa madi nupa phajinduna tapthaduna matawna khirang khoisauna halabi nupi mabu thimjinbiri sese sawbo pharu phagi zaizer lauzer konsinzer mi mama nangbu ikaisine ikaihenjer adaye ahingda nanak talak slakjar sidang de hai da choba nang gyan taro hain huzung hai Kudakdane, ay gyan patro namang mugtada tabi. Gyan taro. No, da chogo. Tali. Go there. Ngamare. Tongda nupiya. Tali habani. Konsilagaya. Tali jo.
ꯐꯥꯔꯒꯦ ꯇꯜꯂꯤ ꯑꯗꯨꯅ ꯍꯦꯟꯅ ꯆꯣꯐꯜꯂꯒꯦ ꯇꯜꯂꯤ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯍꯦꯃꯥꯔꯣꯝꯗ ꯃꯁꯥꯗ ꯄꯨꯔꯥ ꯂꯩꯁꯤꯟꯅ ꯐꯝꯂꯛꯏ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯅꯪꯅ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯀꯣꯛꯆꯥꯛꯄꯒꯨꯝ ꯂꯩꯇꯕꯗꯣ ꯌꯥꯝ ꯂꯦꯝꯃꯨꯅ ꯁꯨꯃꯥꯏꯅ ꯆꯀꯠ ꯆꯀꯠ ꯇꯧꯅ ꯄꯥꯝꯃꯨ ꯌꯥꯝ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯒ꯭ꯌꯥꯟꯗꯤ ꯑꯩꯅ ꯍꯦꯟꯅ ꯇꯥꯅꯤꯡꯂꯤꯕꯅꯤ ꯃꯤꯑꯣꯠꯄꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯁꯨꯡꯂꯥꯡꯒꯤꯅꯤ ꯑꯩꯅ ꯀꯣꯛꯆꯥꯛꯄ ꯑꯣꯏꯔꯤꯁꯤ ꯆꯒꯠ ꯆꯒꯠ ꯂꯥꯎꯔꯤꯁꯤꯁꯨ ꯅꯪꯉꯣꯟꯗ ꯈꯛꯇꯅꯤ ꯑꯇꯩ ꯅꯨꯄꯤ ꯑꯃꯠꯇꯗ ꯑꯩꯅ ꯉꯁꯤꯁꯨ ꯍꯟꯅꯁꯨ ꯌꯦꯡꯗꯦ ꯊꯣꯏꯊꯣꯏꯕꯤ ꯑꯩꯅ ꯁꯨꯝ ꯀꯣꯛꯆꯥꯛꯄ ꯑꯣꯏꯅ ꯂꯩꯔꯗꯤ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯑꯩꯅ ꯇꯥꯗ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯅꯁꯝ ꯐꯣꯏꯗꯠꯅꯤ ꯏꯀꯨꯠꯃꯛꯅ ꯅꯔꯨ ꯀꯣꯛꯊꯣꯛꯑꯒꯅꯦ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯊꯥꯒꯅꯤ ꯑꯁꯦꯡꯀꯤ ꯁꯦ ꯁꯝꯐꯣꯏꯔꯣꯁꯦ ꯑꯥꯏ ꯂꯥꯏꯛ ꯏꯠ ꯇꯁ ꯃꯤ ꯁꯣꯛꯂꯣ ꯑꯩꯒꯤ ꯏꯁꯥ ꯂꯣꯏꯅ ꯌꯥꯏꯌꯦꯅ ꯅꯪꯒꯤ ꯑꯣꯏꯖꯔꯣꯏꯁꯦ ꯐꯣꯏꯖꯔꯨꯁꯦ ꯁꯝꯈꯨꯠꯁꯤꯁꯨ ꯅꯪꯒꯤꯅꯤ ꯁꯤꯁꯨ ꯉꯥꯏꯔꯦ ꯍꯩꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯕꯅꯤ ꯗꯥꯆꯣꯀꯣ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯅꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯔꯩ ꯌꯦꯠꯅꯔꯤ ꯀꯣꯟꯅ ꯊꯪꯗ ꯍꯦꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯈꯪꯉꯤ ꯑꯗꯨ ꯀꯦꯔꯂꯥ ꯆꯠꯅꯤ ꯍꯥꯏꯗꯣ ꯆꯠꯄꯤꯔꯨꯀꯣ ꯍꯥꯟꯅ ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦ ꯅꯇꯣꯝ ꯊꯅꯝꯒꯨꯝꯕ ꯉꯁꯤꯕꯨꯅ ꯆꯠꯁꯤ ꯏꯃꯥꯁꯨ ꯄꯨꯁꯤ ꯇꯜꯂꯤ ꯍꯥꯠꯂꯦ ꯅꯪ ꯑꯩꯅ ꯍꯥꯠꯆꯣ ꯊꯣꯏ ꯍꯥꯎ ꯅꯅꯨꯡꯒꯁꯨ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯥꯒꯤꯅꯤ ꯑꯩ ꯑꯣꯛꯇꯕ ꯑꯣꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯑꯣꯟꯒꯅꯤ ꯀꯔꯤ ꯑꯣꯏꯌꯨꯒꯦ ꯅꯨꯡꯁꯤ ꯍꯩꯕ ꯑꯣꯏꯌꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯩꯕꯨ ꯁꯦꯟꯅꯕꯤꯌꯨ ꯋꯥꯍꯟꯕꯤꯔꯅꯨ ꯑꯩꯕꯨ ꯈꯤꯠ ꯀꯩ ꯍꯥꯏꯕꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯍꯥꯏꯔꯤꯕ ꯊꯣꯏ ꯍꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯔꯣꯏ ꯎꯝꯒꯤ ꯑꯥꯔꯊꯁꯦ ꯁꯦꯡꯅ ꯈꯪꯍꯜꯂꯨ ꯅꯋꯥꯁꯤ ꯀꯣꯛ ꯍꯥꯟꯅꯗꯩ ꯈꯔꯒ ꯆꯥꯛꯄꯅꯤ ꯅꯪꯅ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯄꯤꯕꯗ ꯀꯣꯛꯁꯦ ꯄꯨꯡꯆꯥꯛ ꯇꯧꯔꯤ ꯆꯥꯛꯂꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯎꯝꯗꯣ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯤꯔꯣ ꯑꯩꯕꯨ ꯁꯦꯟꯅꯕꯤꯌꯨ ꯋꯥ ꯂꯣꯏꯔꯦ ꯍꯜꯂꯨꯗ꯭ꯔꯣ ꯌꯦꯠꯄꯤꯔꯅꯨ ꯈꯤꯠ ꯍꯥꯏꯈ꯭ꯔꯦ ꯊꯣꯏ ꯍꯥꯎ ꯊꯣꯏꯊꯣꯏꯕꯤ ꯍꯥꯎ ꯑꯩꯕꯨ ꯑꯣꯠꯄ ꯂꯦꯞꯄꯨꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯕ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯅꯪ ꯅꯤꯡꯊꯧ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯁꯦ ꯀꯗꯥꯏ ꯋꯥꯔꯨꯕꯁꯨ ꯉꯝꯗ ꯍꯦꯟꯅꯗꯤ ꯅꯨꯡꯁꯤꯁꯜꯂꯛ ꯍꯦꯃꯥꯗꯨ ꯆꯥꯊꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯥꯎꯔꯤ ꯑꯗꯨꯛ ꯅꯛꯅꯒ ꯃꯅꯥꯛꯇꯒ ꯐꯝꯁꯤꯜꯂꯦ ꯏꯀꯥꯏ ꯃꯆꯤꯜ ꯃꯆꯥꯗꯨꯅ ꯃꯣꯂꯤ ꯃꯣꯂꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩꯒ ꯈꯨꯝꯂꯛꯄꯗꯨꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯨ ꯃꯅꯥꯛꯇꯨꯗ ꯐꯥꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯒ ꯊꯝꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯤ ꯃꯀꯣꯛꯇꯨ ꯍꯦꯟꯅ ꯆꯥꯈꯠꯂꯛꯏ ꯍꯦꯃꯥ ꯑꯔꯣꯏꯕꯗ ꯐꯠ ꯍꯥꯏꯔꯝꯃꯤ ꯐꯖꯅ ꯆꯠꯂꯣ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯅꯝꯕꯔꯗꯨꯅ ꯑꯩꯅ ꯕ꯭ꯂꯣꯛ ꯄꯤꯔꯔꯣꯏ ꯃꯤ ꯐꯠꯇꯕ ꯂꯥꯛꯑꯗꯤ ꯑꯩ ꯐꯠ ꯍꯥꯏꯖꯔꯛꯀꯦ ꯆꯠꯂꯦ ꯏꯟꯅꯔꯛꯀꯅꯨꯀꯣ ꯂꯛꯅꯔꯛꯀꯅꯨ ꯗꯥꯆꯣ ꯀꯧ ꯍꯥꯏ ꯋꯥꯅꯤ ꯑꯃꯨꯛꯇꯪ ꯄ꯭ꯂꯤꯖ ꯍꯦꯃꯥ ꯈꯨꯝꯂꯝꯗꯦ ꯐꯠ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯈꯤ ꯅꯤꯡꯊꯧ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯇꯧꯏ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒꯦ ꯂꯥꯛꯅꯤ ꯐꯤꯡꯅ ꯍꯦꯃꯥ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯈꯨꯗꯛꯇ ꯇꯣꯛꯅꯔꯦ ꯈꯪ ꯀꯣꯏꯅꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯨꯃꯥꯏꯅꯒ ꯃꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗ ꯈꯨꯗꯥꯡꯗꯒ ꯍꯥꯟꯅꯒꯨꯝ ꯄꯥꯏꯔꯛꯑꯕꯗꯤꯅꯦ ꯅꯪ ꯇꯣꯛꯅꯔꯦ ꯈꯪ ꯂꯝꯃꯦ ꯈꯦꯟꯕꯗ ꯅꯤꯡꯊꯧ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯇꯧꯅꯨꯗ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯪꯕꯣ ꯍꯦꯃꯥꯗꯣ ꯋꯥ ꯉꯥꯡꯂꯝꯗꯦ ꯒꯦꯠꯔꯣꯝꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯧ ꯁꯥꯎꯅ ꯒꯥꯔꯤꯗꯨꯗ ꯃꯈꯣꯡꯅ ꯍꯟꯖꯤꯟ ꯀꯥꯎꯁꯤꯜꯂꯤ ꯇꯧꯐꯝ ꯈꯪꯗ ꯃꯥ ꯂꯩ ꯄꯨꯡꯈꯥꯏꯃꯨꯛ ꯃꯥ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯂꯩ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯦꯁꯦꯖ ꯂꯥꯛꯏ ꯐꯣꯟꯗ ꯌꯦꯡꯉꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯥꯒꯤ ꯆꯤꯝꯕꯥꯜꯗꯣ ꯃꯊꯛꯂꯣꯝꯗ ꯔꯦꯟꯂꯣꯝꯗ ꯃꯥꯒꯤ ꯊꯣꯏꯊꯣꯏꯕꯤ ꯍꯣꯏꯒꯤ ꯔꯦꯟꯀꯤ ꯃꯊꯛꯂꯣꯝꯒꯤ ꯀꯥꯗꯨꯗ ꯃꯥ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯃꯥꯗꯤ ꯍꯜꯂꯣ ꯍꯥꯏꯃꯤ ꯒꯦꯠ ꯁꯪꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯦ ꯍꯜꯂꯣ ꯊꯨꯅ ꯌꯧꯔꯒ ꯍꯥꯏꯔꯛꯑꯣ ꯃꯍꯥꯄꯥꯄꯤ ꯑꯅꯤꯁꯨꯕ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯁꯝꯐꯥꯕꯤ ꯑꯃ ꯅꯍꯥꯟꯃꯨꯛ ꯅꯪꯅ ꯄꯤꯔꯝꯕꯗꯣ ꯅꯪꯅ ꯃꯊꯪ ꯏꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯁꯝꯁꯤꯗ ꯐꯥꯔꯒ ꯂꯩꯔꯝꯒꯦ ꯁꯝꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯐꯥꯐꯝ ꯊꯣꯛꯄꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯒꯤ ꯑꯗꯣ ꯂꯩꯒꯤ ꯅꯥꯆꯣꯝꯗꯧꯅ ꯅꯪꯒꯤ ꯁꯝꯐꯥꯕꯤꯁꯦ ꯌꯦꯠꯔꯣꯝ ꯊꯪꯕ ꯁꯝꯁꯤꯗ ꯑꯣꯏꯅ
ꯐꯥꯔꯁꯤꯔꯩꯕꯣ ꯁ꯭ꯋꯥꯏ ꯂꯧꯏ ꯅꯨꯄꯥꯗꯣ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇꯨꯗ ꯅꯨꯄꯤ ꯂꯝꯀꯤ ꯂꯝꯍꯥꯏꯕꯤꯗꯨꯒꯤ ꯃꯔꯣꯜꯗꯣ ꯂꯧꯁꯤꯟꯐꯝ ꯈꯪꯂꯨꯗꯦ ꯀꯣꯟꯅ ꯊꯪꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯅꯨꯡꯁꯤꯅ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯖꯈꯤꯕ ꯁꯝꯐꯥꯕꯤ ꯃꯥꯕꯨ ꯂꯩꯒꯤ ꯅꯥꯆꯣꯝ ꯑꯣꯟꯊꯣꯛꯄ ꯃꯥꯒꯤ ꯍꯦꯃꯥꯅ ꯄꯥꯝꯃꯤ ꯑꯗꯨꯁꯨ ꯌꯦꯠꯀꯤ ꯅꯥꯞꯄ ꯃꯌꯥꯗ ꯐꯥꯔꯁꯤꯔ ꯍꯥꯏꯔꯛꯄ ꯃꯄꯨ ꯄꯥꯜꯂꯕꯤꯅꯤ ꯇꯥꯛꯅꯤꯡꯂꯤꯔ ꯅꯨꯄꯤ ꯃꯥꯗꯤ ꯃꯧꯅ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯆꯤꯟꯕꯒꯨꯝ ꯃꯥꯒꯤ ꯍꯦꯃꯥꯅꯁꯨ ꯑꯗꯨꯝꯅ ꯄꯥꯝꯂꯤꯕ꯭ꯔꯥ ꯁꯝꯐꯥꯕꯤ ꯅꯥꯆꯣꯝꯗꯨꯒꯤ ꯃꯄꯨꯅ ꯅꯤꯡꯊꯧꯅ ꯑꯣꯏꯔꯤ ꯑꯗꯨꯛ ꯄꯦꯟꯖꯩ ꯍꯔꯥꯎꯖꯩ ꯅꯨꯄꯥ ꯑꯣꯏꯕꯗꯣ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯃꯤꯁꯦꯁꯇꯨꯗꯅ ꯑꯁꯨꯝꯅ ꯍꯩ ꯗꯥꯆꯧꯕ ꯍꯣ ꯗꯥꯆꯧꯕꯧ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯅꯪ ꯅꯤꯡꯊꯧ ꯃꯨꯟꯅ ꯌꯦꯡꯖꯩ ꯐꯅ ꯀꯨꯏꯅ ꯑꯔꯣꯏꯕꯒꯤ ꯄꯥꯎꯗꯝꯂꯛꯄ ꯃꯄꯥꯎꯗꯨꯗꯁꯨ ꯅꯤꯡꯊꯧ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯗꯛꯇ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯏ ꯍꯥꯏꯔꯤ ꯑꯩ ꯀꯦꯔꯂꯥꯗ ꯅꯣꯏꯅ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯊꯦꯝꯕ ꯁꯤꯗ ꯑꯣꯏꯅ ꯊꯕꯛ ꯃꯐꯝ ꯑꯣꯟꯅꯅꯕ ꯍꯣꯠꯅꯒꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯊꯕꯛ ꯀꯣꯛ ꯇꯣꯛꯊꯣꯛꯄꯤꯔꯒꯦ ꯈꯜꯂꯤ ꯅꯪ ꯁꯥꯎꯋꯦꯗꯍꯦ ꯆꯠꯂꯔꯣꯏ ꯅꯤꯡꯊꯦꯝ ꯀꯩꯀꯩꯅꯣ ꯂꯥꯎꯔꯛꯏ ꯌꯥꯝꯅ ꯃꯤꯅꯥꯏ ꯑꯣꯛꯇꯕ ꯅꯪ ꯑꯩꯅ ꯂꯥꯛꯑꯒ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡꯁꯨ ꯌꯥꯎꯕ ꯂꯥꯛꯇꯕ ꯃꯤꯅꯥꯏ ꯅꯪ ꯅꯤꯡꯊꯧ ꯊꯋꯥꯁꯥꯗ ꯀꯣꯜꯗꯣ ꯐꯠꯀꯛꯏ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯃꯥꯒꯤ ꯊꯣꯏꯅ ꯑꯀꯣꯟꯕꯗ ꯊꯥꯔꯛꯄ ꯃꯦꯁꯦꯁꯇꯨꯗ ꯃꯥ ꯌꯦꯡꯂꯨꯏ ꯎꯔꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯅ ꯑꯃꯨꯛꯈꯛ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯅ ꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯃꯤꯡꯒꯧꯗꯨꯗ ꯗꯥꯆꯧꯕ ꯋꯥꯍꯩꯗꯨꯅ ꯊꯃꯣꯏꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯤꯜ ꯇꯨꯝꯂꯕ ꯃꯌꯥꯏ ꯀꯜꯂꯕ ꯅꯨꯡꯁꯤ ꯍꯨꯒꯨꯝ ꯅꯨꯡꯁꯤ ꯑꯃꯤꯇ꯭ꯔꯒꯨꯝ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯨꯗ ꯄꯥꯜꯂꯤ ꯎꯔꯤꯕ ꯋꯥꯍꯩꯗꯨꯅ ꯃꯤꯡꯒꯧꯗꯨ ꯈꯛꯅ ꯅꯤꯡꯊꯧ ꯃꯥꯗꯤ ꯄꯦꯜꯂꯛꯇꯦ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯒꯤ ꯍꯦꯃꯥꯒꯤ ꯃꯔꯝ ꯃꯣꯛꯄ ꯃꯍꯥꯛꯇꯣ ꯑꯣꯏꯔꯒ ꯅꯤꯡꯂꯨꯔꯕꯁꯨ ꯍꯦꯟꯅ ꯂꯝ ꯍꯦꯟꯅꯤꯡꯉꯛꯏ ꯅꯨꯄꯥ ꯃꯅꯤꯡ ꯇꯝꯂꯛꯏ ꯈꯨꯗꯛꯇꯨꯗ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯊꯃꯣꯏ ꯆꯨꯔꯥꯟ ꯊꯥꯕꯤ ꯃꯥꯒꯤ ꯍꯦꯃꯥꯕꯨ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯅꯨꯡꯁꯤ ꯁꯖꯥꯏ ꯄꯤꯅꯤꯡꯂꯛꯏ ꯑꯃꯨꯛꯁꯨ ꯇꯥꯅꯤꯡꯉꯛꯏ ꯍꯦꯃꯥꯅ ꯇꯞꯅ ꯃꯦꯡꯅ ꯇꯊꯛ ꯇꯊꯛꯄꯤ ꯃꯤꯠꯌꯦꯡꯅ ꯃꯥꯕꯨ ꯍꯥꯟꯅꯒꯨꯝ ꯌꯦꯡꯗꯁꯥ ꯍꯨꯔꯥꯟ ꯌꯦꯡꯂꯛ ꯗꯥꯆꯧꯕ ꯍꯥꯏꯕ ꯃꯤꯡꯒꯧꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯐꯝꯗ ꯀꯧꯔꯛꯄ ꯅꯤꯡꯊꯧ ꯃꯥꯗꯤ ꯑꯏꯕ ꯋꯥꯍꯩꯗꯨ ꯈꯛꯅ ꯄꯦꯜꯂꯛꯇꯦ ꯄꯦꯟꯊꯣꯛꯄ ꯃꯥ ꯉꯝꯗꯦ ꯈꯜꯂꯤ ꯋꯥꯈꯜ ꯃꯥꯁꯨ ꯀꯧꯍꯟꯈꯤꯅꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥꯍꯩ ꯈꯛ ꯑꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯃꯁꯤꯅ ꯄꯦꯟꯗꯦ ꯐꯅꯌꯥꯝ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯅ ꯑꯣꯏꯒꯦ ꯈꯜꯂꯁꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯪꯅ ꯅꯝꯗꯨꯅ ꯂꯝꯍꯦꯟꯕ ꯑꯣꯏꯍꯟꯕꯤꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯥꯆꯧꯒꯤ ꯊꯣꯏꯊꯣꯏꯕꯤ ꯑꯣꯏꯈꯤꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯂꯝꯍꯦꯟꯕ ꯄꯦꯜꯂꯨ ꯃꯥꯒꯤꯅꯤ ꯃꯤꯡꯒꯧꯁꯦ ꯃꯇꯣꯝꯗꯒꯤꯅꯤ ꯍꯧꯖꯤꯛꯃꯛ ꯎꯆꯤꯜ ꯑꯃꯨꯛꯀ ꯀꯣꯏꯔꯕꯁꯨ ꯗꯥꯆꯧ ꯍꯥꯏꯅ ꯀꯧꯍꯟꯈꯤꯅꯤ ꯈꯪꯒꯅꯤꯗꯨ ꯂꯝꯍꯦꯟꯕꯤ ꯁꯤꯔꯒꯁꯤ ꯍꯤꯡꯂꯒ ꯍꯤꯡ इखुद पेना वारक्लमगेदो मसिदि अदुगा फोनदुदा मेसेज अममुक थाजली नुंगसिरांग हाइगतना फगत मकोकतो अरेके चाखत कोइनबा मिकुप खरगी ममांगदा हौबदा ngai अदुबो हाइयेदबा वा हाइना हाइबा हौरि निंथवाइदुदि पपी पामे पपी बिरु लाउथुना इसादा नखुना सोगलपा दाचौना हुजुमा पामी नत्रगा लोइना शॉर्टकट तौरसे नंगा यादबा थबक अमतै तौ केरलादसो हुजुक तुमिना चखिगे संभाबीदसो हितकी समजीदुदा इखुद मंगना फारमलै सिमदी यादब यार अई हुजुमक मरमुक ज्ञान ताबोयो हारदि संभाबी हितकी नाबद अइना फारमबगी खुदोलोइना चहेमगी मनुंगदा इचामबी सिबु नंगा यार ओइगेदे ज्ञान ताबदगी ताब ज्ञानेश्वर मासु थुना अइगी चाबी थोइथोइबी असोमलमदा मेसेजतो हेमाना खुदक्ता येंगली इकाइबना सिगे तौइमा नुंगसिनाबा फाव यौद्रि संभाबी समजीदा फावरा हंगलुबता ngai अदु मागी नुंगसि हैबा मयांगा मानदबा दाचौबनदी मचापी उनिंगाइ तक्सलपना हानख्रे अदुबो हेमासो हानगुम साउनिंगलुद्रे वाचोय हाइरक्लिबा लमदु खेलक्लिबा मागी दाचौगी नंबरदुसु हानगुम ब्लॉक पिरुद्रे इकाइना हेमा ममाइदो मकुननीना खुमजंजा अमुक मोमोन नोकचे ममा मनी सनाना मचागी मतौदो उसिनदा सालेनी मोमोन नोक्तुना निंथौ माना ताबो फंखिद्रबसो पिकुप्तुदा मागी हेमानदी इकाइ नुक्सियानना थमोइ लमहेनबी माबु थिमजंजा मपीरा चेन नुंसिबना अंगाउबी ओइ सोंजखिबनी कौजखिबनी
ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯕ ꯃꯥꯕꯨꯗꯤ ꯗꯥꯆꯧꯕ ꯑꯩꯒꯤ ꯗꯥꯆꯧ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯨꯒꯕ